Krumjare SKTV News Yingbiri Bisungu Ahan Mukta Kumantem Jantana Taram Nukshiri Hokiba Namini Humidiki Horakanda Manipur Akan Mamonga Sukiba Nung Maram Warakanda Aduga Hosishuma Katana Adumak Mapam Karada Parapna Shidagi Horakanda Mai or Pamonga Adumak Nung Suwigi Adugumba Pibam Lady Aduna Tang Kuntareki Masiga Ahing Nungai Traganumida Waram the Gishidagi Hokiba Akan Nong Shin Mapam Krada Nong Shika Yawi Aduna, Sigi Nong Shin Maramaka, the Manipuri, Tuan Mapam Singda, could sing the Isao Tokus Yaure Natragana, Mahosana Kwigi, Turel Sing, Tampaki Lam Pauna Siliba, Kwigi Turel Sing, Sigi Imai Wankalakba, Machina Maramakanda, Overflow or Akanda, Manak Padaleba, Nageta Leba, Kwigi Kungang Singda, Hariba, Kwigi Turel, Ising Patro, Posina Sensala Kanda, Yam Chown Isao Toki Pibama, Narang Ayuk, Kwigi Numidang, Ayutaki Kagahore. Aduna Sigi Pibam si ngarang numidang athim of Pawda Yamna Pibam Tina Sokshin Bahibadu Adumak or the Habitat Maroina Imphal Manungi Akutpam Pum Sing Aduga Turel Sing Sina Power Gataliba Zagasing Sida Maroina Isauksi Masigi Saiting Yam Sound of Mayonari Imphal Turel Gi Quigi Paring Sida Marilla Sida Quigi Tuan Ba Mapam Zagasing da Tureli Lerai Kai Kiba Nataragana Turili Ising Duna, Turilgi, Quigi Laragi Wang with the Hengalakuna Quigi, Patu Okanda, not yet the labor, Kungang the Sensala Kanda, Ku Powa Yona, Imungsi, Quigi Yunkama, Tumsin Kiba, Maduna Maramorakanda, Muikia, Sapagadam upon the Hondo Honsin Tokibagi, Shakta Makui, Miamna Dumak, Narang Numidang the Gate, Uwafange, Bapamka the Gate, Quigi, Muikiama, Tuan Bat, Hodo Tuiba, Pumpsing Sita Satuna, Mating Pam, get a Boxum Satari. Relief and Disaster Management Authority की मायके दिगिसु SDRF NDRF के कोई टीम सिंह डिप्लॉय तौरगांदा अदुगा मणिपुर पुलिस का लोइदना फायर सर्विस यावरी लोकल वॉलंटियर सिंह यावरी मखोइना कोई रेस्क्यू एंड ऑपरेशन शिप पार्क से सथरी अदु हौजिकसु फिबम से दुमक याम काहेना साफा बाहायबदु ओइद्री मफम खरदा एलिस होय फुट अमा नि कितंग हंदगिबा तारगसु अयाम मफम सिंह याम पार्कसन हौजिक इसिंगना थुमजिलगा लैबगी फिबम दु लैरी अदुगा सिगी फिबम से मरोइना खोइना SKTV की टीमना हाइपेट चतुनि यंगजरु मतमदा Imphal Manungi Kara Akutpamafam, even Tidim Lambigi, Sigi Sarukta, Kaisam Patagi Horokana Kwakatil Pawgi, Sigi Marksida, Maning Tangba Saruki, Kogi, Lambigi, Main Road Ki Highway, Sigi Paring Sida, even a Kogi, Kubu Pawiona, Ising Tumzindana, Aduga Madudi, Hendorpa Ising Duna, Nakanda, Kogi Yumsing, the Sankshala Kanda Yam Chow Nadumba, Kudong Shadaba, Mayunaki Aduna, Housing Madugi, Pibam Sodomak Lady, and the Garisa Toxa Sinta with the Siam Nuaitaba. Aduga drain kaya akogi punjalakan ising senta bangam daba maduna marmorakan dasu ayamba sigi zagasing sidadi adumak hek sai khudingi natragasu nong khajikdang suwa matam da dumak thoi aduga atopa mafam sing maroina akogi Imphal Turel gi saruk da lairing bam laikai gi da salan thongi haikru makhongi area swai sidasu ising je patho kanda nakanda leiba yum sing da laikai da changchandana atuki mati akogi khudong cha daba mamai una ke aduga ising si Turel gi ising si Yam Kudong Tiningai Oiba Taki, Matakta the Maxiel Sienbagi, Pibum do Shudumak Lady Mayonari, Adu Masida Natana, Wigi Asan Bigagi, Sarukara the Su, Hariba, we Imphal Turengi, Sarukagi Ising Patrokanda Nakanda Leba, Tanana Leba, Yumsing locality, Kogi, Singsida Ising Sangela Kanda, Hosing Muikiama, Sapagadam from the Maroina, Luang Sambanda, Relief Games in Handuakanda, Hariba Relief Games in Sida Kogi, Muikiama, Hondoktana, Hosing. Sapagadam from the Tangoki Pibam Lady, Aduba Hosisi, Manipur gi Tampaki, Ayam Pumpsing, Kogi, Loktak Parkum, Haitare, Sing the Partak Leda Tumzilla Kanda, Hek Yang with a Trick Lanakoi Parkum, Ubi Satam, the lady said, Kari the Siki Pibam said, my own Ribbon Habiso, the Muk, Nainava, Aduga Kangadasu, Nomagadama Polamania, Mapam Kiada, Narang the Horkanda, SKTV. Live for another real-time coverage, Peter Kanda, Miam, the Siguma Pibama, Sigima Pumps the Mayonari, Sigumba, Condition of Siguma Pumps the lady. How's it going to be Pibam Sikarino, Makatan and Nung Surakari, Quikari Pibam, or Piabageka, Habadumba, Pibam Mayamako, Miam, the Tamkibadugi, Makata, Tarpoint and Gassiso, the Yamka and Pibam Sipagapoid, Aduna Mapamka, the Su Ising Tumsin Bagi. How's it show the Awa Mayonari, Kudong Shadow Mayonari, Turel Gi Isinka, Nambul Turel, Imphal Turel, Konguturel, Iril Turel, Sewai Turel, Toan Ba Quigit, Tampalam Power Celibate Turel, Kiasiki Isingsi, Kudong Tina over Taki, Matata Maxiel Lady Aduna, Wigi, Naranumidang, Pung Nipan, the Nipan Taram, they try to get Horokanda, Quigi, Kekru Parki, Lady Zagashiki, Sorkek, Tainana, Lady Basiki, Walsi, Kairakanda, Madu Aswantagi, Turel de Patro, Ising Dune, Hembalakana, Madu Walgi Sarukara, Pugarakanda. Kanglagi, Awang Tangba, Getsiga,
aduga north east sigi pareng swagi lambi gi saruk mapasida ising si adukki matik irai kana phudorokpa maduna maram orkanda yam chauna madwaida turel gumna koigi ising sienbagi saktam ubo phangi aduna phibam madu kari phibam da leiribage haibasu koi dum makha tana miyam da thamjage update loinana cyclone koigi remalgi koigi iwai inilda toan ba north east ki state singda misi mina thon ba aduga yam chauna khudong thiba thon bagi thogdok aduma mayunari mizoram da stone crusher ma koi ningharakpada maduda miyoi mapan hena sikiba aduga overall puna manipur da di hauji hairiba cyclone sige iwai inilna har tare sigi thoiba thogdok mayam sida koigi misi mina thokpi paudi hauji phawgi di ta phangdri yamna laibak phaboina adubu north east ki na overall yengpam tam da miyoi 15 mukti laikhidre habigi phibam sine adubu sigi phibam si sigi cyclone piri ba sai thingi oheliba phibam si makhata na dumak leiba yabagi dumak condition de dumak leitabnate India Meteorological Department ki maike de piba adugumba report ki matung ina su koigi nong chubugi sangse dumak yam wangna leikibani aduna sigi phibam si kari oidun webse koi makhata na sung khangmina se duga maruina Manipur gi lifeline oriba Imphal jiribam nambi Imphal Dimapur nambi sigi maraksida Imphal jiribam nambi singarang phawna ba yadadana Kotlen yoram daida koigi Senam village sigi manaksida lambi sembagi hana leijaramba adugumba mafam saruktu ningthina semadi loisandriba aduga under construction da leiriba on process da leiriba work in progress da leiribani aduna madugi jagadu da singdagi sendarakpa khoi isum mayam ising mayam sin maram orkanda lambi si sendagiba namdhagiba maduna maram orkanda lambi saruk adu da khamaga leiba potchai puba nuba truck ama madu lokha da ondhagibagi thongdok leikre aduna madugi matungda lambi si phawna ba yadaba aduga si khakta natana hairiba national highway sigi toan ba mafam kya da lambi namthakiba landslide masa thokpana maram orkanda lambi si karop tawgra hai tare phawna ba yadre aduna sigi leiriba phibam si semjinaba aduga hanagi lambi do amuk chathok chasin phawna ba yanabagi phibam duni yam kana hona ki NSIDCL aduga mari lenaba authority na kogi heavy machinery sing koi madu fawba maximum koi level da madu deploy torkanda sem sabgi thawti dum chathare adugo matam khargi matungda lambi se muk phawna ba yabagi phibam so dum dai aduna hojik maroina ngasigi oina ngarang dagi ising chawk siam chawna sigi phibam se mayong nabnina hojik kari phibam leri toan bam pham singda karamba phibam da ising chawgi khudong chadaba adumba ogok sing thoi kari phibam leri haibdu akhoi gi SKTV gi video journalist sing toan ba khoi mafam singda leire madugi makhoi gi oiba live report ama real time report ama real time khoi gi exclusive oina miyam da piba aduma pawda makhoi miyam da kudol tamjage ahan boina khoi gi bital yambem hairiba SKTV gi video journalist asi ongoing field da leire bital yambem na leiri basi khoi gi basikong kongba irong gi sigi jaga si da ne duna mafam aduda kari phibam leri ngarang dagi na horakanda kari phibam leri hoji khoina dum ubu phangda miyam si laikai gi miyam aduga toan ba khoi gi agency singi authority singi makhoi gi miyoi singa loina turel gi lounamba turel gi mapan si semjinaba yam kana honari aduna sigi oriba basikong irong kongbugi saruk sida ori phibam si kari phibam da leiri aduga hojik hena mipainingai oira ibra natragana hanadi tang safarabra kar phibam leiri haibido khoi bital yambem ni khangmina se bital tabibra bital ngarang dagi haurakanda akhoi mafam adugi akoibagi mafam sing haitare basikong kongba sigi jaga sing sida Imphal turel gi saruk sing sida ising si aduki matik wangna akhoi khudong thinai oibagi thaki mathakta chelakpana maram markanda mafam kya da ising pasan ba leirai namthagiba adugba toan ba thogdong mayam adi dumak ngarang so khoi adum report phangkiba leiduna ngasi noala phagi phibam sina kari phibam oiri bital da hosik leiri sina karamba jaga no duga karamba maungda honari miyam si sem sabka kari phibam gi section thorang lokhat pire chapchaba khoi minubo pawdom ma thambiyo gentle aini leisure mafam si basikong kungbairong haina khangnariba mafam adu maktadini huji khoi mangda uniba toren asi khoi Imphal turen haina khangnariba turel adu maktadi adubu marang handigi leptana nong turakona maram oiraga khoi gi sigi toren jigi haidi toren jiga khangnan leiba lambi asi khoi ising chawbana helakona kai be henjalakpa haiba tare lambi ji hana pakna leiram bai tare huju adu sing chawkba amadi ilai kan bana helakona khoi lambi si ningai ga pikhela ga haidi sing ji kai bagi ta wang na leiba haiba tare sing jina kai ko ta bi khoi mafam masida leiba yung kai si pulap thum doine adubu sing asi kai dana ba khona ba maram mari leina khoi gi club amadi khoi lekai gi mioi khara amadi khoi gi arambai tengul gi sinau khara lagraga khoi gi sing asibu thingnaba
ꯀꯟꯅ ꯍꯣꯠꯅꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯃꯥꯡꯒ ꯆꯥꯎꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯗꯣ ꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤ ꯆꯤꯡꯕ ꯉꯝꯍꯧꯗꯕ ꯇꯥꯔꯕꯗꯤ ꯅꯣꯡ ꯈꯔ ꯀꯟꯅ ꯆꯨꯔꯛꯄ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯀꯥꯏꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯕꯒꯤ ꯐꯤꯕꯝ ꯑꯗꯨꯃꯛꯇꯗꯤ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯀ꯭ꯂꯕꯀꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯑꯁꯤ ꯊꯤꯡꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯁꯤ ꯂꯩꯌꯦ ꯖꯦꯟꯇꯔ ꯑꯗꯨꯒ ꯕꯤꯇꯜ ꯉꯔꯥꯡꯒꯤ ꯑꯣꯏꯈꯤꯕ ꯐꯤꯕꯝ ꯏꯁꯤꯡꯒꯤ ꯏꯃꯥꯏꯒꯤ ꯐꯤꯕꯝꯗꯨ ꯉꯁꯤꯁꯤꯅ ꯈꯔ ꯍꯟꯊꯔꯛꯑꯦꯅ ꯂꯧꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯔꯥꯡꯒꯤꯗꯨꯗꯒꯤ ꯍꯦꯟꯒꯠꯂꯛꯏ ꯅꯠꯇ꯭ꯔꯒꯅ ꯉꯔꯥꯡꯒꯤ ꯐꯤꯕꯝꯗꯨ ꯑꯗꯨꯃꯛ ꯍꯥꯏꯐꯦꯠ ꯃꯥꯟꯅꯅ ꯂꯩ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯂꯩꯕ꯭ꯔꯥ ꯏꯁꯤꯡꯒꯤ ꯏꯃꯥꯏꯁꯤ ꯈꯤꯇꯪ ꯍꯟꯊꯔꯛꯑꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯖꯦꯟꯇꯔ ꯏꯁꯤꯡ ꯑꯁꯤꯗꯤ ꯉꯔꯥꯡꯗꯒꯤ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯄꯒꯤ ꯆꯥꯡ ꯌꯥꯝ ꯍꯦꯟꯒꯠꯂꯛꯄꯒꯤꯅ ꯍꯦꯜꯂꯦ ꯍꯟꯊꯗꯤ ꯍꯟꯊꯗ꯭ꯔꯦ ꯉꯔꯥꯡ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯍꯦꯟꯒꯠꯍꯧꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯣꯡꯉꯥꯜꯂꯛꯄꯒ ꯅꯨꯡꯗꯥꯡꯗꯒꯤ ꯅꯣꯡꯉꯥꯜꯂꯛꯑꯒ ꯏꯁꯤꯡꯁꯤ ꯌꯥꯝ ꯍꯦꯟꯒꯠꯂꯒ ꯂꯩꯔꯥꯏꯁꯤ ꯆꯦꯈꯥꯏꯕꯒꯤ ꯆꯥꯡꯁꯤ ꯍꯦꯟꯒꯠꯂꯤ ꯏꯁꯤꯡꯒꯤꯗꯤ ꯍꯟꯊꯕꯒꯤ ꯆꯥꯡꯁ ꯂꯩꯇꯦ ꯍꯦꯟꯒꯠꯂꯛꯄꯒꯤ ꯁꯔꯨꯛꯅ ꯑꯌꯥꯝꯕ ꯑꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯤ ꯅꯣꯡꯁꯤ ꯁꯨꯝ ꯂꯦꯞꯇꯅ ꯇꯥꯕ ꯑꯣꯏꯔꯗꯤ ꯏꯁꯤꯡꯁꯦ ꯁꯣꯏꯗꯅ ꯀꯥꯏꯕ ꯌꯥꯅꯤ ꯍꯥꯏꯅ ꯂꯩꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯁꯤꯁꯨ ꯃꯈꯣꯏꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯄꯧꯔꯥꯒꯨꯝꯕ ꯈꯥꯒꯗꯕ ꯏꯁꯤꯡ ꯉꯥꯛꯀꯗꯕ ꯄꯣꯠꯁꯤꯡ ꯋꯥꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛꯁꯤ ꯇꯧꯕ ꯉꯝꯗꯅ ꯑꯃꯁꯨ ꯂꯩꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯁꯣꯛꯍꯜꯂꯤꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯅ ꯁꯣꯛꯍꯜꯂꯤꯕꯁꯤꯡꯁꯤ ꯀꯔꯝꯕ ꯂꯩꯀꯥꯏꯁꯤꯡꯅꯣ ꯀꯔꯝꯕ ꯑꯦꯔꯤꯌꯥꯅꯣ ꯆꯥꯎꯔꯥꯛꯄ ꯃꯗꯨꯃꯁꯨ ꯊꯝꯕꯤꯕ ꯌꯥꯔꯗꯤ ꯊꯝꯕꯤꯌꯨ ꯖꯦꯟꯇꯔ ꯑꯩꯈꯣꯏꯁꯦ ꯁꯣꯛꯍꯜꯂꯤꯕ ꯖꯒꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯀꯣꯡ ꯀꯨꯡꯕꯩꯔꯣꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯤꯌꯥꯝꯒꯩꯒ ꯂꯣꯟꯅꯔꯒ ꯆꯦꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯁꯤꯅꯤ ꯁꯤꯗ ꯁꯣꯛꯍꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯁꯥꯏꯠꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯔꯥꯎ ꯐꯥꯎꯕ ꯌꯥꯈꯤꯕ ꯂꯝꯕꯤꯁꯤꯗ ꯂꯣꯏ ꯁꯣꯛꯍꯜꯂꯦ ꯂꯝꯕꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯗꯤ ꯃꯆꯥ ꯑꯃꯇ ꯆꯠꯄ ꯌꯥꯗꯅ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯃꯄꯥꯟ ꯅꯛꯅ ꯂꯩꯕ ꯌꯨꯝꯁꯤꯡꯗꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯐꯤ ꯌꯣꯝꯗꯨꯅ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯄꯨꯂꯞ ꯂꯩꯅꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯄ ꯈꯣꯠꯄ ꯂꯩꯕ꯭ꯔꯥ ꯌꯦꯡꯁꯤꯟꯕꯒꯤ ꯐꯤꯕꯝ ꯂꯩꯕ꯭ꯔꯥ ꯃꯈꯣꯏ ꯂꯩꯔꯒꯗꯤ ꯃꯈꯣꯏꯗꯤ ꯀꯔꯤ ꯑꯍꯦꯟꯕ ꯀꯔꯤ ꯔꯤꯄꯣꯔꯠ ꯐꯪꯕ ꯌꯥꯕꯒꯦ ꯃꯈꯣꯏ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯠꯇꯨꯗ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯝ ꯊꯦꯡꯅꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯉꯔꯥꯡꯗꯒꯤ ꯂꯩꯕꯁꯤꯗ ꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯉꯔꯥꯡꯗꯒꯤ ꯂꯩꯔꯛꯄꯗ ꯃꯐꯝ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗꯤ ꯑꯃꯠꯇ ꯂꯥꯛꯄ ꯎꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯀ꯭ꯂꯕꯀꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯕꯦꯡꯒꯣꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗꯤ ꯑꯝꯇ ꯂꯥꯛꯄ ꯎꯗ꯭ꯔꯤ ꯃꯐꯝꯁꯤꯗ ꯑꯣꯀꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯕꯤꯇꯜꯒꯤ ꯀꯩꯅꯣꯁꯤ ꯁꯤꯒꯤ ꯖꯒꯥꯁꯤꯗꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯇꯨꯔꯦꯜꯒꯤ ꯂꯧꯅꯝꯕꯥꯜꯁꯤꯡꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯁꯣꯏꯗꯅ ꯑꯀꯣꯏꯕ ꯖꯒꯥ ꯈꯔꯗꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤꯅ ꯈꯜꯂꯤ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯏꯃꯥꯏꯁꯤ ꯌꯥꯝ ꯆꯥꯎꯅ ꯋꯥꯡꯅ ꯆꯦꯟꯕꯅꯤꯅ ꯑꯗꯨꯅ ꯃꯈꯥ ꯇꯥꯕ ꯑꯍꯦꯟꯕ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯠ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯔꯒ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯊꯦꯡꯛ ꯌꯨ ꯕꯤꯇꯜ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ ꯕꯤꯇꯜ ꯌꯥꯝꯕꯦꯝꯅ ꯊꯝꯈꯤꯕ ꯔꯤꯄꯣꯔꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯡꯕ ꯏꯔꯣꯡꯒꯤ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯁꯤꯒꯤ ꯁꯔꯨꯛꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜꯒꯤ ꯂꯧꯅꯝꯕꯥꯜꯁꯤꯁꯨ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯅ ꯂꯩꯕ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯤꯡꯊꯈꯤꯕ ꯄꯨꯂꯞ ꯀꯥꯏꯈ꯭ꯔꯀꯥꯟꯗ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯗ ꯆꯦꯟꯊꯈ꯭ꯔꯀꯥꯟꯗ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯂꯩꯀꯥꯏꯁꯤꯡꯁꯤꯗ ꯍꯦꯛ ꯇꯨꯔꯦꯜꯒꯤ ꯃꯄꯥꯟꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯁꯤꯗ ꯍꯦꯟꯅ ꯏꯁꯤꯡꯁꯤ ꯄꯥꯁꯜꯂꯛꯑꯀꯥꯟꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯗꯨꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯎꯈꯤꯕ ꯐꯤꯕꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯔꯩꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯂꯣꯀꯦꯜ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯀ꯭ꯂꯕꯀꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯏꯚꯟ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯀꯥꯟꯗ ꯑꯗꯨꯒ ꯃꯤꯌꯥꯝ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯃꯤꯌꯥꯝꯁꯤꯡꯁꯤꯅ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯀꯥꯟꯗ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤ ꯁꯦꯝꯖꯤꯟꯅꯕꯒꯤ ꯑꯔꯩꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯔꯒ ꯍꯣꯠꯅꯕꯒꯤ ꯐꯤꯕꯝꯗꯣ ꯑꯗꯨꯃꯛ ꯎꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯏꯆꯥꯎꯒꯤ ꯑꯋꯥꯕꯁꯤ ꯑꯗꯨꯃꯛ ꯃꯥꯌꯣꯛꯅꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯖꯔꯅꯦꯂꯤꯁ SKTVꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯂꯒꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯏꯪꯈꯣꯜꯁꯤꯁꯨ ꯃꯍꯥꯛꯀꯤ ꯂꯩꯀꯥꯏꯁꯤꯁꯨ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯐꯤꯕꯝ ꯃꯥꯌꯣꯛꯅꯈꯤꯕꯅꯤ ꯉꯔꯥꯡꯗꯒꯤ ꯍꯧꯔꯀꯥꯟꯗ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯤꯂꯥꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯆꯤꯡꯈꯩꯅꯦ ꯃꯈꯣꯏꯅꯤꯅ ꯅꯝꯕꯣꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯀꯣꯔꯦꯁꯄꯣꯟꯗꯦꯟꯗꯒꯤ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯔꯤꯌꯥꯁꯤꯡꯗ ꯀꯔꯤ ꯐꯤꯕꯝ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯤ ꯅꯤꯂ ꯇꯥꯕꯤꯕ꯭ꯔꯥ ꯇꯥꯖꯔꯦ ꯖꯦꯟꯇꯔ ꯑꯣꯀꯦ ꯇꯥꯕꯤꯕ꯭ꯔꯥ ꯖꯦꯟꯇꯔ ꯅꯤꯂꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯆꯞ ꯆꯥꯅ ꯀꯋꯥꯏ ꯖꯒꯥꯅꯣ ꯀꯔꯝꯕ ꯃꯐꯝꯗꯅꯣ ꯑꯗꯨꯒ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯀꯔꯤꯅꯣ ꯆꯥꯎꯔꯥꯛꯄ ꯊꯝꯕꯤꯌꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯅꯝꯕꯣꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯅꯝꯕꯣꯜ ꯁꯕ ꯂꯩꯀꯥꯏ ꯃꯃꯥꯡ ꯂꯩꯀꯥꯏꯗꯅꯤ ꯍꯧꯖꯤꯛ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯆꯥꯎꯔꯥꯛꯅ 100 ꯃꯊꯛꯇ ꯍꯦꯟꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ 8 ꯅꯠꯇ꯭ꯔꯒ 9 ꯍꯦꯟꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯩꯔꯛꯁꯤ ꯌꯨꯝ
loinamak isingna thumjinkhre aduga sigi chatliba akoigi channel amasu lei channel du pura pathokre aduga yum khudimakta changabane ga ising okay leiriba phibam du akoigi miyam singsi adubak yam chawna khudong chado mai only haibani aduna mane karamba jaga dagi ising se chadaba okay nila karamba jaga dagi ising se pathorpo oidoino karamba turel dagi oidoino ising chawtho isi sumnagi water logging oidoira natragana turel dagi pathorpo ising na thumjin bo oidoira karamba phibam dagi sigi phibam se mai ona bane na khanbi nongmudi yam kana sukibdaini oire isi du darsu hoi ising se koi nambol turel lagi pathorpo ising na ayamba taruk oigani aduga ngarang ti kabo wakting amadi balang kun haiba asisu nambol assembly constitution ki manung chan leiba adugum laba khulamane makoi ki khulsida hana ising te ngarang de aduki matik wana ising saw mayong na khabani moidagi taktar pa ising chinaju akoi ki khulsida amuk makhata ising saw tholapan ada hojik lai phibam se hena khara phagal kani na khanbi bra na targan hena phibam sokchalak pagi phibam da ubra kamai ta wi phibam se phagal pagi phibam ude nong se tumuk suri bra kamai ta wi khara hangra bra ngarang bhaudi ya hojik nong suri hojik nong kana churi nong churi haibli hojik okay aduga atopa ton mafa atopa jaga sing de chapiro bra hojiki hairi bisina ahan boy dura hojiki akoigi nambol thab lekai haiba akoigi lekai sida nambol thab lekai digi nawen taba isok taba di kongkham taba lambi siju isingna thumbragi gari amata thona bangamre aduga lambi do sik thingjalle gari ente koi chalanre aduga kabok sikta lambi siju singna loinamak thumjingre mioi aduga mafam dugi miyam singdi atopa sapaga mafam singda hongdok khibagi phibam se karam mafam da khoi madu thangdok khiba lai hojik sina madu ising se almost pathoga sensal akanda madu thumjali bani na athuba matam da ising se handagini haibagi di thoina adum udi hai tare nilagi khoigi visual sida leite aduna mafam dugi rescue operation hai tare search di natre rescue gi thabak si karam phibam da leiri kamai tawri hojik rescue ki phibam mat uba leite adubu ekoi lekai gi class asira koi relief ke mama koi gi nambol sab lekai community hall da relief ke mama hamdoi haibagi koi masayukna koi pau phangkre adubu hojik fogi oledi relief ke hanguna koi gi akanaba thorang mat lokapagi mami di taba leiti aduga atopa ton ba district asigi ton mafam singda koi koina salakanda kari phibam leibage haibusu aduma akoida paudam biro loina makha ta ba update ngairi habisi kaubigno haib tare thank you nila okay welcome okay koigi Bishnupur district ke Nambol assembly constituency ke manung sana leriba koigi namong sabal lekai kabu waxing sigi Nambol naurem sigi akoiba sigi jaga sing sidani oriba phibam seduna ising sedumak akoigi lambi na karambano aduga drain na karambano kari na karambano ba gyam ta adrabani hojik leri phibam se ising pungong ngom kiba okay aduna akoigi sports journalist oitargasu phibam asidadi ai sports ne haibagi madugi hedona koi yam chawna thodang lor kanda even miyam awana tar kan sida koi sigi phibam si leiri habisi miyam na pawdami bani loina na makha ta nai koi gi Bishnupur district ge koi ahen ba report longna badam hona jage hek phangba koi miyam da karamba ahen ba kari phibam leiri habido koi thamjage duna hojik leiri ba phibam sidani mayam ubiri basi hek hobudagi lab se hobudagi leiri ba phibam si yam ka hena mafam khudi makta koi phibam si phagat pa habido mukti oidri aduna sigi phibam si makha tana dmok mayong tar khati miyam si karamba makhal gi awabano thengna du si aduga kamaina tawrkanda sigi phibam si koi manage tawgata ga habisi authority gi khutta leiri bani aduna hojik leiri ba phibam sida su ekoi gi maroina Manipur gi ising chawba ikang thokpa sugumba okay baraktana ekoi gi Bishnupur district gi ekoi gi correspondent dana huidrom leire dana huidrom dagi ahen ba district asigi ton pham sin kari leiri habdo koi hamuni si dana tabibra Dana tabi bro. Tayo dati chal tayo. Okay. Dana ki camera do rotate to biom ta. Oo.
Dana tarabra. Tai garing ta. Okay. Dana na hujik leiriba mafam sina kadai waino karamba jagano aduna leiriba mafam dugi oiriba phibam na karino ngarang handagi horkanda kari phibam oiraki hujik phawbuna kari phibam da leiri kari progress lei hena worse oibra kamai tawi thambio. Gajental aina hujik lai Imphal se aigi district maki natre. Adubu aina lai Imphal se Imphal West district le konthok jom kem ko manung chan ba ko gi pangtiek ka khabi ga taina bum dun aina lai se. Aduda hujik oi phibam se ngarang bokti sim je ka haina di smaina pathuk ko se oi da bani adubu ngasi di ngasi yu tam yang angan ba to lambi ne mayam chani se lambi je sat pa gari bo lan ba ya da phibam ne uri de hujik aduga lai ba pham mayam se kai dana moi ngak yokse banga sing loi chakre hojik lai phibam dida lambi buk chatpa mayam chatpa wana bai phibam ne yum mayam ba moi khabi gi ago duga thangti ki hojik lai ba phibam sina som chakhi jina khabi oi jona som sina thangti ne adubu khabi gi de ayam ba thungdel ap phibam ne aduga ising jina som sigana pathok ko chini henjalak ta di akoi gi sadal lai ba akoi gi bamdia aduga akoi gi terama ko moi se mu thungdel ka doine sidai hena pasala ko duna amuk ti dim lambi da haidar ka doine. Okay, aduga phibam adu khoi ngarang dagi horokpra ngasi khatang amadu oirakpra ngarang dagi dum ising je thumba horobra kamai tawi karama phibam no leiri se thumba se sigi nanna bada lei khun se sigi he maning da haitu jam khaidem lei bako sigi khaidem se ising pa ba je nga han de hogani aduga haitu jam su pa di pa raga ising se ka hena di chau da ble aduga thingau dana ngarang hing hong do lepin tasila kadagi rei be phibam kogi ising se ka hena pathok ka dole oi phibam je le karamba turel maril dagi karamba kong maril dagi oiduna ayamba sida isau thui si maram haitare ising se karom dagi hajal se ko ji tabun thailand dagi la ko turel do oi dine mase ada hojik se makha tabiyo to ada kai se ko ji turel pali do oi dine ada makha da kitna ui se Okay, adudi hojik leiriba phibam aduda miyam se nga phawis dumuk unai nga su dum yam da amdong mali adubu leiriba phibam aduda koigi mai isingi oiba yamna chawbu khudong cha dabam sung mai unan guni miyam gi punsi haitare maduda soliba phibam se kamai tawi miyam se dumak khara su leiba ui khara su dumak aikogi ising chaw yengba tholpa man ba su dum ui khara madi yam question chen amdong mali miyam di kamaina kari phibam da leibiri relief camp ka hangtu ga leiba khotpa yaw pra thangdok na khipagi adum khangna sana ba dum leiribra ka karma phibam ubi hojik makki di ko je relief camp hang ba khotpi adu makki u bo phang bi adu bo manam je safa ga da ba haibadi nung thungel pa yaw bani na safa ga da wa mafam di khaga thegdong na bi hoba ma le moi lei phibam adu bo ko ising chaw ga sida lam da ki su ising chaw ga yeng bala ka mi su ayamba mi me am dum la ai ta. Okay, ising chaw ko yeng balak pasum ya ma dum leire aduna ising sudum chaw ri yeng balak pasum leire okay makha ta na khoi gi atopa mafam sing adumak khoi hoi maruina khoi gi dana da hajening isi khabi gi area se sigi khabi gi area si mamang da su adumak yam toini ising chawgon ba mafam ne ba sahi kya da khoi gi nongju tha matam kitang yorok pada na tragana karu mai mek to da ising yam toina chawgon mafam ne ba khabi se aduna khabi sigi area sigi akoi besida leiri ba miyam gi kogi local people gi oi ba makogi wafam if madugi khudong chaba leitar ga di makogi warul singa makogi wafam kari phungdo ei haibado koi SKTV gi khuthang da lamdam sigi miyam da khangna na ba tahan na ba gi adum khudong chabam su launa ba hona bi aduga ahen ba dana khaktana tana koi field library ba video journalist sing sina koi gi live oina koi da join tor padu khaktana tana ahen ba koi gi site lei ba video sing aduga phibam sing adu koi gi record tawbirakanda newsroom da fit tawbiu koi newsroom da gi amuk madu miyam da ahen ba exclusive oina ngasigi live tu khatang gi nataba miyam da thadung koi hona jage masigi wafam sima tham jage dana thagat chari ahen ba makha ta ba pau koi gi bibi rengam gi damak ta du hona bi koi khorang ngai jare tare thank you very much dana thank you David. Okay. We lady ba phibam si Imphal West district ki manung sen mani konthokjam kendra gi aduna konthokjam khavi aduga koi gi thangtek si jaga si almost aduma koi nakna ba yam ka hena lapna na te khara khara dam koi nakna ba jaga ngak tene aduna si gi mafam si kitang su kutha ba jaga so dama khara su oi ba mafam yaw bani na aduga maroina khavi gi area si hauki ba sahi kya da
ising isausi toina dum mayoknaba mafam ama oiri hantak kaktana te mamangi sahi da su khoi nongju tha matam da su ising isau thokpa dum yaugre yam toina khabi da adna sigi phibam se Imphal West district da su si mayoknari bani atopa ton district khodimakta isau mayoknari even Ukrul district da phawa isau gi chaitheng se mayoknari ne aduna sigi phibam si matau karam na ko on gadage haiba potuma khoi puthokpam su mathau tai masi mari lene ba authority ne yam kumni yang selakanda isau toina thokpa mafam aduga isau hek thokpa matamda ekhoi thoanda su yaba mahausa na dumak ekhoi yam chauna thokpa makhala bani adubo thonda ba yadaba thonda ba yaba pot khara haitare madu phibam du uhen ba targadi miyam se khara di adumak sa phabo gedabani khusim gi oiba isau thokpa mayam leri mafam kya da koi turel gi longnam bal kai ba na targana turel ising do pa thokanda sin badu hoi almost madu khusim gi khara su yaw targasu yaw de hai targasu madu khara saita thamakanda tasena akutba jaga khara mafam khara de ayamba Imphal city manungi area sing sidadi khusim bi isau si adumak yam toina thokpagi phibam sidum thenai even akhoi tidim line paring sida nong khajitang chuba matamda surok si ising thomjela kanda akhoi lambi chapa ya da phibam ama adumok mayong nei masi akhoi mahausa da taina ba yaroi masi de akhoi da taina jaga dabani maram di akhoi na thonjaba isau ni kaisam park ki area ji khangna te atopa mafam mayam su leiri aduna drainage ningthina thamdaba aduga akhoi town planning ki sigi posida su yam chawma akhoi sigi su maram ama oidaba nate haiba tare hojiti akhoi yumsi aduki matik yam khale Imphal manungi leiri basi krik inana leiri bani akhoi ising se karom da chela kanda karom da ta gi no karma mafam dagi ising si thar ka do sigi drainage proper drainage system si yum di sar ga su hap da mayam su leiri aduna sigum basina artificial flood se da mak thok da banate adu turel gi khonung sida oitar ga su turel khonung thengalakpa turel gi lairai si ningthina khoi gi retaining wall san da bu oiro na targa na lairai si sum sasan gi boiro ising isel sina maram marka na sium badagi kai thar kanda thok mayam su leiri maram aduna khoi gi asonba jaga yamna irai laina kai gi bana targana sen thaba ya ba turel gi mafam khara sungba sidadi hairi ba khoi gi retaining wall se ningthina chanbi ba sudamang mathau tai ana ising gi level se sai khuding gi nong yam kana suba matamda ayam ba turel gi ising gi imai si adumak khudong thinai obagi thak ta dumuk chen manena sigi phibam se oi tar ga di sahi khuding gi sigi phibam se mayong na tar ga di akhoi karam section thorong la khot ka da ga basi si su lengak ta dum la ka duini aduga miyam na masida mateng pang kan da support or kan da puna thabak tong mina bugi phibam dum adum hausi mathau tari aduna maruina sida mungang na risi ithai virus ni Manipur gi oina lairiba sigi ising chawba sawdaba ising punamak si sigi regulate to busi ithai virus su asokba sigi role ma yauri ni aduna ithai virus ki gate number 3 singrang makoina piba reporter even chief minister N Birena mahaki x ta thagalakpa mahaki posta social media x ta kano tawda post ama thagal kuma tamda hairi si 30 cm masi akoi ge gate number 3 si hang to e aduna masigi ising se ahen mathado khre phunjalaga leba mayama senda ba haure haibasni makhata ba leiriba phibam si yengchelakanda kari tawba ya bage haibadu khana gane haiba wafum ne adu ba hojik phawbi yone de akoi ahen ba gate sing se hang do kanda ising si thado khinabagi adu ba thorang lokholabra lokhole haibigi chapcha ba khoi bodu phangu ngamdri madu akoi hek phangbaga miyam du sudmak sigi update si lai habdu takse ge marak thana akhoi ge video journalist koi Premsal line da leire Premsal tabibra Premsal tabibra Premsal tabibra gentle lagi sound clear when tabra gentle. Okay, hojik seng na tare Premsal na leibiri si karamba area dono karamba koi ge mafam hai tare akoi ba chawrak pa mafam se karamba jaga no khwai dagi hena su adumak adum yengba phibam sida phibam songna dum ubasu ngame koi visual sida aduna mafam dugi oiba hojik oire phibam si ngarang dagi horkan da yam chawn isau gi awab si mayung na banina ngarang karamba phibam da pe leram bang sina kari anuba development no leiri si aduga hojik gi oiba latest akoi gi mafam adugi akoi ba gi report se kamaina thambibe yai Gentle lady ba mafam masi pagi lagi wang lekai da turel gi torban Imphal turel torban kai khaba matung da oi phibam moduni miyam hojik u phang bigani yum sing ayam thumjun khre
ꯑꯗꯨꯒ ꯊꯨꯝꯖꯤꯟꯕ ꯍꯥꯏꯔꯤꯁꯤ ꯆꯨꯝꯅꯒꯤ ꯈꯨꯔꯨ ꯐꯥꯏꯒꯟ ꯌꯧꯕ ꯅꯠꯇꯦ ꯌꯨꯝꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯦꯞ ꯍꯦꯟꯕ ꯃꯈꯩ ꯍꯥꯏꯕ ꯇꯥꯔꯦ ꯏꯔꯦꯞ ꯍꯦꯟꯕ ꯃꯈꯩ ꯊꯨꯝꯕ ꯀꯥꯟꯗ ꯍꯧꯖꯤꯛꯁꯤ ꯃꯤꯌꯥꯝ ꯌꯨꯝꯗ ꯂꯩꯕ ꯌꯥꯗꯕꯗꯒꯤ ꯄꯣꯠ ꯆꯩ ꯍꯣꯟꯗꯣꯛꯅꯕ ꯋꯥꯔꯁꯨ ꯋꯥꯅ ꯆꯪꯗꯕ ꯌꯥꯗꯕ ꯄꯣꯠꯂꯝꯁꯤꯡ ꯌꯨꯝꯗꯒꯤ ꯍꯣꯟꯗꯣꯛꯅꯕꯒꯤ ꯐꯤꯕꯝ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯎꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏ ꯂꯥꯏꯔꯦꯝꯕꯝ ꯂꯩꯀꯥꯏ ꯂꯥꯏꯔꯦꯝꯕꯝ ꯑꯋꯥꯡ ꯂꯩꯀꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟ ꯀꯥꯏꯈꯤꯕ ꯃꯐꯝ ꯑꯗꯨꯒ ꯏꯂꯥꯞ ꯂꯥꯞꯅꯗꯅ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯨꯝ ꯑꯌꯥꯝꯕ ꯂꯣꯏ ꯊꯨꯝꯖꯤꯟꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯁꯣꯝꯗ ꯂꯥꯛꯆꯔꯤꯁꯤꯅ ꯇꯨꯔꯦꯜ ꯀꯥꯏꯐꯝ ꯂꯣꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯕꯣꯔꯗꯤꯡ ꯁ꯭ꯀꯨꯜꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯂꯩ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯄ꯭ꯔꯦꯝꯆꯥꯟ ꯈꯤꯇꯪ ꯂꯥꯏꯟꯁꯦ ꯈꯤꯇꯪ ꯁꯦꯡꯕ ꯋꯥꯠꯂꯦ ꯑꯃꯨꯛꯀ ꯍꯟꯕꯤꯔꯛꯑꯣ ꯍꯧꯖꯤꯛꯀꯤ ꯃꯇꯦꯛꯇꯨ ꯈꯤꯇꯪ ꯔꯤꯄꯤꯠ ꯇꯧꯕꯤꯔꯛꯑꯣ ꯖꯦꯟꯇꯜ ꯅꯦꯠꯋꯥꯔꯛꯀꯤ ꯖꯦꯟꯇꯜ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯣꯔꯕꯥꯟ ꯀꯥꯏꯔꯤꯕ ꯁꯥꯏꯠ ꯍꯥꯏꯕ ꯇꯥꯔꯦ ꯇꯣꯔꯕꯥꯟ ꯀꯥꯏꯔꯤꯕꯁꯤ ꯂꯥꯏꯔꯦꯝꯕꯝ ꯂꯩꯀꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯁꯔꯨꯛ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯇꯣꯔꯕꯥꯟꯅꯤ ꯃꯁꯤ ꯀꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡ ꯁ꯭ꯀꯨꯜ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯉꯥꯡꯁꯤꯡ ꯂꯧꯊꯣꯛꯄ ꯌꯥꯅꯕꯒꯤꯗꯃꯛꯇ ꯂꯣꯀꯦꯜ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯅ ꯍꯤ ꯇꯣꯡꯂꯒ ꯑꯉꯥꯡꯁꯤꯡ ꯍꯣꯟꯗꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯉꯤ ꯃꯐꯝ ꯑꯗꯨꯃꯅꯤ ꯆꯪꯍꯟꯖꯔꯛꯏꯁꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯑꯀꯣꯏꯕꯗ ꯂꯩꯕ ꯌꯨꯝꯁꯤꯡ ꯑꯁꯤ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯈꯪꯕꯤꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯨꯝꯃꯤꯕ ꯃꯑꯣꯡ ꯑꯁꯤ ꯌꯨꯝꯒꯤ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯅ ꯊꯨꯝꯖꯤꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯀꯅꯥꯝꯇ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯆꯦꯟꯊꯣꯛꯅꯔꯛꯂꯦ ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯃꯔꯨ ꯑꯣꯏꯕ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯑꯥꯏꯇꯦꯝ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯐꯔꯅꯤꯆꯔ ꯑꯣꯏꯕ ꯌꯥꯏ ꯀꯌꯥ ꯑꯃ ꯑꯃꯥꯡ ꯑꯇꯥ ꯅꯪꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩ ꯃꯈꯥ ꯇꯥꯅ ꯆꯪꯍꯟꯖꯒꯦ ꯖꯦꯟꯇꯜ ꯑꯗꯨꯒ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯐꯤꯕꯝꯁꯤ ꯖꯦꯟꯇꯜ ꯍꯧꯖꯤꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯃꯥꯏ ꯋꯥꯡꯅ ꯂꯩꯔꯤ ꯃꯐꯝ ꯈꯔꯗ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯁꯤ ꯀꯥꯏꯔꯦ ꯍꯥꯏꯗꯨꯅꯁꯨ ꯏꯁꯤꯡ ꯍꯟꯊꯕ꯭ꯔꯥ ꯍꯥꯏꯗꯤ ꯍꯟꯊꯗ꯭ꯔꯤ ꯃꯔꯝꯗꯤ ꯅꯣꯡ ꯆꯨꯕꯒꯤ ꯆꯥꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ IMD ꯏꯝꯐꯥꯜ ꯁꯦꯟꯇꯔꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯁꯨ ꯃꯐꯝ ꯀꯌꯥꯗ ꯃꯔꯨꯑꯣꯏꯅ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯅꯣꯡ ꯀꯟꯅ ꯆꯨꯒꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯤꯗꯤꯛꯁꯟꯁꯨ ꯄꯤꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯑꯩ ꯃꯈꯥ ꯇꯥꯅ ꯆꯪꯍꯟꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯐꯤꯔꯣꯜ ꯆꯪꯗꯕ ꯌꯥꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯛꯅꯔꯛꯄꯒꯤ ꯃꯃꯤꯗꯨꯅꯤ ꯃꯤꯌꯥꯝꯅ ꯎꯕꯤꯔꯤꯕ ꯑꯁꯤ ꯑꯌꯥꯝꯕ ꯊꯨꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯄ꯭ꯔꯦꯝꯆꯥꯟ ꯑꯩꯈꯣꯏꯗ ꯎꯕꯗ ꯚꯤꯖꯨꯋꯦꯜꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯌꯥꯝ ꯆꯥꯎꯅ ꯏꯆꯥꯎꯁꯤ ꯃꯥꯌꯣꯛꯅꯕ ꯑꯗꯨꯒ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎ ꯐꯥꯎꯕ ꯑꯣꯜꯃꯣꯁ ꯃꯗꯨ ꯇꯪꯈꯥꯏ ꯌꯧꯅ ꯑꯩꯈꯣꯏꯒꯤ ꯊꯨꯝꯕꯒꯤ ꯐꯤꯕꯝꯁꯨ ꯎꯈꯤ ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯃ ꯏꯃꯨꯡꯗ ꯂꯦꯞꯄꯒ ꯂꯩꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯂꯦꯞ ꯌꯧꯕ ꯐꯥꯎꯕ ꯑꯉꯥꯡ ꯑꯣꯏꯕꯁꯤꯡꯗꯗꯤ ꯑꯩꯈꯣꯏꯗꯣ ꯏꯔꯥꯛꯅꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗꯅꯤ ꯌꯥꯝ ꯆꯥꯎꯅ ꯃꯥꯌꯣꯛꯅꯒ꯭ꯔꯤꯁꯤ ꯏꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯖꯦꯇꯜ ꯚꯣꯂꯨꯝꯁꯦ ꯑꯩ ꯌꯥꯝ ꯆꯥꯎꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯖꯔꯛꯀꯦ ꯑꯣꯀꯦ ꯂꯧꯕꯤꯌꯣ ꯌꯨꯝꯒꯤ ꯑꯗꯨꯒ ꯌꯨꯝꯕꯨꯁꯤꯡ ꯀꯔꯤ ꯑꯣꯏꯗꯣꯏ ꯋꯥꯐꯝ ꯅꯠꯇ꯭ꯔꯣ ꯊꯝꯕꯤꯔꯦ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯊꯣꯛꯂꯛꯈꯤꯕꯅꯣ ꯌꯨꯝꯒꯤ ꯃꯥꯟ ꯆꯥꯡ ꯀꯔꯤ ꯀꯔꯤ ꯂꯧꯊꯣꯛꯄ ꯅꯪꯍꯧꯗ꯭ꯔꯕ꯭ꯔꯥ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯎꯝ ꯌꯥꯡꯕ ꯈꯣꯠꯄ ꯀꯔꯤ ꯀꯔꯥ ꯈꯔ ꯂꯧꯊꯣꯛꯄ ꯐꯤꯔꯣꯜ ꯈꯔ ꯂꯧꯊꯣꯛꯄ ꯅꯠꯇꯅ ꯒ꯭ꯌꯥꯁ ꯈꯔ ꯑꯗꯨꯝ ꯐꯔꯅꯤꯆꯔꯒꯨꯝꯕꯒꯤꯗꯤ ꯀꯩꯝ ꯉꯝꯗ꯭ꯔꯦ ꯏꯁꯤꯡ ꯊꯛꯅꯕ ꯁꯤꯟꯇꯦꯛꯁ ꯀꯩꯀꯥ ꯂꯩꯕꯁꯤꯡꯁꯤꯀꯣ ꯏꯁꯤꯡ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯃꯊꯟꯇ ꯑꯗꯨꯝ ꯆꯥꯎꯈꯠꯂ ꯑꯗꯨꯝ ꯆꯨꯔꯒ ꯑꯗꯨꯝ ꯂꯨꯏ ꯑꯗꯨꯃꯥꯏꯅ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯍꯧꯖꯤꯛꯁꯤ ꯂꯩꯐꯝꯁꯦ ꯀꯗꯣꯝꯗ ꯑꯣꯏꯅ ꯆꯠꯄꯤꯒꯗꯧꯔꯤ ꯀꯗꯥꯏꯗ ꯂꯩꯒꯗꯧꯔꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯏꯒꯗ꯭ꯔꯥ ꯔꯤꯂꯤꯐ ꯀꯦꯝꯞꯗꯤ ꯂꯩꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯀꯩ ꯑꯦꯔꯦꯟꯖ ꯇꯧꯕ ꯎꯗ꯭ꯔꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯀꯗꯥꯏꯗ ꯆꯠꯀꯦꯅ ꯇꯧꯔꯤ ꯀꯔꯥꯏꯔꯣꯝ ꯁꯥꯏꯠ ꯁꯤꯗ ꯂꯥꯏꯔꯤꯛꯐꯝ ꯂꯩꯀꯥꯏ ꯆꯤꯡꯉꯦꯅ ꯀꯔꯥꯏꯔꯣꯝ ꯁꯥꯏꯠ ꯑꯣꯀꯦ ꯃꯔꯤ ꯃꯇꯥ ꯑꯣꯏꯗꯣꯏꯔꯥ ꯑꯧ ꯑꯣꯀꯦ ꯖꯦꯟꯇꯜ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯒꯤ ꯌꯨꯝꯁꯤꯡꯗ ꯆꯠꯅꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯐꯝꯁꯤꯡꯗꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯔ ꯂꯣꯀꯦꯜ ꯑꯣꯊꯣꯔꯤꯇꯤꯅ ꯁꯤꯟꯕ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯊꯝꯂꯛꯂꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜ ꯀꯥꯏꯐꯝ ꯂꯣꯝꯗ ꯆꯪꯁꯤꯟꯖꯒꯦ ꯖꯦꯟꯇꯜ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ ꯂꯥꯏꯟꯗ ꯂꯩꯔꯒꯗꯤ ꯃꯈꯣꯏꯗꯒꯤꯁꯨ ꯃꯈꯥ ꯑꯣꯀꯦ ꯇꯥꯅ ꯂꯧꯕꯤꯅꯕ ꯍꯥꯏꯖꯔꯤ ꯍꯧꯖꯤꯛꯁꯦ ꯖꯣꯟꯁꯟꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯑꯩ ꯄ꯭ꯔꯦꯝꯆꯥꯟꯗꯒꯤ ꯃꯈꯥ ꯇꯥꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯒꯦ ꯀꯣꯏꯁꯟ ꯑꯃꯇꯪꯒ ꯄ꯭ꯔꯦꯝꯆꯥꯟꯗ ꯀꯩꯅꯣ ꯇꯧꯍꯧꯒꯦ ꯉꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯝ ꯂꯩꯀꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯄꯥꯊꯣꯛꯄ ꯇꯨꯔꯦꯜꯒꯤ ꯂꯧꯅꯃꯥꯟꯁꯦ ꯈꯔ ꯅꯝꯊꯈꯤꯕ ꯀꯥꯏꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯤ ꯃꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯌꯥꯝꯕ ꯊꯣꯛꯇꯣꯏꯔꯥ ꯀꯔꯝꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯒ ꯀꯌꯥꯝ ꯁꯥꯡꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯂꯩꯕꯅꯣ ꯍꯥꯏꯐꯦꯠ
ꯆꯥꯎꯔꯥꯛꯄ ꯏꯁꯥꯅ ꯉꯁꯤ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯗ ꯌꯧꯕ ꯃꯇꯝꯗ ꯀꯔꯤ ꯐꯤꯕꯝ ꯎꯈꯤ ꯖꯦꯟꯇꯜ ꯃꯔꯨ ꯑꯣꯏꯅ ꯉꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ 8 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯥꯏꯔꯛꯄꯅꯤ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯔꯦꯁꯤꯗꯦꯟꯁ ꯃꯌꯥꯝꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯨ ꯑꯣꯏꯅ ꯃꯈꯣꯏꯅ ꯐꯣꯡꯗꯣꯔꯛꯂꯤꯕꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯍꯧꯅꯗꯤ ꯑꯩꯈꯣꯏꯒꯤ ꯇꯣꯔꯕꯥꯟꯁꯤ ꯏꯐꯨꯠ ꯂꯥꯛꯄ ꯏꯁꯤꯡ ꯆꯤꯊꯣꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯈꯨꯜ ꯀꯌꯥꯗꯒꯤ ꯏꯁꯤꯡ ꯊꯣꯔꯛꯄꯁꯤ ꯊꯦꯡꯅꯕꯗꯒꯤ ꯃꯌꯥꯝ ꯆꯪꯗꯅ ꯀꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯍꯥꯏꯕꯗꯤ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯒꯤ ꯑꯣꯏꯕ ꯌꯥꯏ ꯃꯇꯦꯡ ꯂꯥꯛꯑꯝꯃꯒꯗꯤ ꯃꯁꯤ ꯀꯥꯏꯔꯝꯗꯕꯁꯨ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯊꯝꯅꯔꯛꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯅꯣꯡꯁꯤ ꯂꯦꯞꯇꯅ ꯆꯨꯔꯛꯄ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯀꯥꯏꯈ꯭ꯔꯕ ꯇꯣꯔꯕꯥꯟꯗꯨ ꯑꯃꯨꯛ ꯃꯗꯨ ꯊꯤꯡꯖꯤꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯈꯔꯗꯤ ꯑꯔꯨꯕ ꯑꯣꯏꯒꯗꯧꯔꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯀꯥꯏꯈ꯭ꯔꯤꯕ ꯁꯔꯨꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯀꯥꯏꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯍꯥꯏꯕ ꯇꯥꯔꯦ ꯂꯝꯕꯤꯗꯒꯤ ꯈꯤꯇꯪ ꯆꯠꯊꯔꯀꯥꯟꯗ ꯍꯣꯔꯛꯄꯗꯒꯤ ꯄꯨꯂꯞ ꯑꯣꯏꯅ ꯅꯤꯡꯈꯥꯏꯔꯒ ꯆꯠꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯂꯧꯅꯝꯕꯥꯜ ꯑꯗꯨ ꯀꯥꯏꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯄ꯭ꯔꯦꯝꯆꯟ ꯃꯈꯥ ꯇꯥꯅ ꯑꯍꯦꯟꯕ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯎꯕꯤꯔꯝꯒꯅꯤ ꯈꯜꯂꯤ ꯃꯈꯥ ꯇꯥꯅꯁꯨ ꯑꯩꯈꯣꯏ ꯂꯥꯏꯟ ꯂꯧꯖꯔꯛꯀꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯔꯦꯝꯆꯥꯟꯅ ꯊꯝꯕꯤꯕꯒꯤ ꯁꯛꯇꯝꯁꯤꯡ ꯚꯤꯖꯨꯋꯦꯜꯁꯤꯡ ꯑꯩꯈꯣꯏ ꯎꯕ ꯐꯪꯉꯦ ꯑꯗꯨꯒ ꯄ꯭ꯔꯦꯝꯆꯥꯟꯅ ꯄꯤꯔꯛꯄ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯌꯥꯝ ꯆꯥꯎꯅ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯃꯥꯌꯣꯛꯅꯔꯦ ꯈꯨꯗꯣꯡꯊꯤꯕꯁꯤ ꯊꯣꯛꯑꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯍꯦꯟꯕ ꯔꯤꯄꯣꯔꯠ ꯂꯧꯅꯕ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯍꯣꯠꯅꯖꯔꯛꯀꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯂꯩꯔꯝꯕꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯔꯤꯄꯣꯔꯠ ꯄꯤꯕꯒꯤꯗꯃꯛ ꯄ꯭ꯔꯦꯝꯆꯥꯟꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯄ꯭ꯔꯦꯝꯆꯥꯟ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟꯗ ꯂꯩꯔꯤꯁꯤ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ ꯖꯣꯟꯁꯟ ꯅꯣꯡꯊꯣꯡꯕꯝ ꯂꯩꯔꯦ ꯖꯣꯟꯁꯟꯗꯒꯤ ꯑꯍꯦꯟꯕ ꯀꯔꯤ ꯑꯃꯨꯛ ꯂꯩꯕꯒꯦ ꯖꯣꯟꯁꯟꯒꯤ ꯂꯩꯔꯤꯁꯤꯅ ꯀꯔꯝꯕ ꯃꯐꯝꯅꯣ ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯀꯔꯤ ꯑꯣꯏꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯤ ꯖꯣꯟꯁꯟ ꯇꯥꯕꯤꯕ꯭ꯔꯥ ꯑꯣꯀꯦ ꯖꯣꯟꯁꯟ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯁꯤ ꯀꯔꯝꯕ ꯃꯐꯝꯅꯣ ꯑꯗꯨꯒ ꯑꯣꯀꯦ ꯚꯦꯔꯦꯁ ꯑꯃꯁꯨ ꯂꯩꯕ ꯎꯏ ꯑꯗꯨꯅ ꯀꯔꯝꯕ ꯃꯐꯝꯅꯣ ꯀꯔꯤ ꯃꯐꯝꯗꯨꯒꯤ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯔꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯉꯔꯥꯡꯗꯒꯤ ꯍꯧꯔꯛꯀꯥꯟꯗ ꯀꯔꯤ ꯐꯤꯕꯝ ꯂꯩꯔꯤ ꯊꯝꯕꯤꯌꯨ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯗꯣꯂꯥꯏ ꯊꯥꯕꯤ ꯗꯥꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯤꯜ ꯇꯨꯔꯦꯜꯒꯤ ꯃꯊꯛꯇ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯗꯥꯝ ꯑꯃꯁꯨꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯗꯥꯝ ꯑꯁꯤ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯀꯟꯕ ꯑꯣꯏꯗ꯭ꯔꯒꯁꯨ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯆꯨꯔꯛꯈꯤꯕ ꯅꯣꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯥꯝ ꯑꯁꯤ ꯄꯨꯔꯥ ꯍꯥꯏ ꯂꯦꯚꯦꯜꯗ ꯆꯦꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯉꯁꯥꯏ ꯑꯌꯨꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯂꯦꯚꯦꯜꯁꯦ 8.3 ꯄꯣꯏꯟ ꯁꯝꯊꯤꯡ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯦꯚꯦꯜꯁꯦ 8.2 8.0 ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗꯒꯤ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯖꯒꯥ ꯑꯃꯁꯨ ꯑꯣꯏꯔꯤ ꯃꯐꯝ ꯑꯁꯤ ꯖꯣꯟꯁꯟ ꯇꯥꯕꯤꯕ꯭ꯔꯥ ꯇꯥꯏ ꯖꯦꯟꯇꯜ ꯇꯥꯏ ꯃꯈꯥ ꯇꯥꯕꯤꯌꯨ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯗꯣꯂꯥꯏ ꯊꯥꯕꯤ ꯗꯥꯝꯁꯦ ꯀꯩꯅꯣꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯒꯦꯠ ꯅꯝꯕꯔ 6 ꯐꯥꯎ ꯂꯩꯕꯅꯦ ꯑꯗꯨꯕꯨ 6 ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯒꯦꯠ ꯅꯝꯕꯔ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯒꯦꯠ ꯅꯝꯕꯔ 1 ꯁꯤꯇꯪ ꯑꯩꯈꯣꯏ ꯃꯊꯣꯡꯁꯦ ꯆꯤꯡꯈꯠꯂꯒ ꯏꯁꯤꯡ ꯌꯥꯝ ꯀꯟꯅ ꯊꯥꯔꯤ ꯑꯗꯨꯕꯨ ꯊꯥꯕꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯦꯆꯤꯟ ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯅꯝꯕꯔ ꯑꯃꯗꯤ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯤ ꯐꯪꯕ ꯇꯥꯔꯒꯁꯨ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯖꯒꯥ ꯑꯃꯁꯨ ꯑꯣꯏꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯅꯣꯡꯁꯤ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯇꯥꯔꯤ ꯑꯩ ꯏꯁꯥꯃꯛꯁꯦ ꯍꯧꯖꯤꯛ ꯑꯩ ꯁꯥꯇꯤꯟ ꯇꯨꯞꯂꯒ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯔꯤꯄꯣꯔꯠ ꯀꯟꯅ ꯂꯧꯖꯔꯤꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤ ꯃꯃꯥꯡꯗ ꯎꯔꯤꯕ ꯏꯔꯤꯜ ꯇꯨꯔꯦꯜꯒꯤ ꯄꯥꯛꯂꯕ ꯍꯦꯛ ꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏ ꯗꯣꯂꯥꯏ ꯊꯥꯕꯤ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯈꯨꯟꯒꯤ ꯖꯒꯥ ꯑꯃꯁꯨꯅꯤ ꯑꯗꯣ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯃꯤ ꯆꯪꯕ ꯉꯝꯗꯗꯅ ꯂꯩꯔꯤ ꯃꯃꯥꯡꯒꯤ ꯑꯩꯈꯣই ꯏꯔꯥꯡ ꯍꯧꯔꯛꯄꯗꯒꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯩ ꯊꯥꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯁꯨ ꯃꯐꯝꯁꯤꯗ ꯆꯪꯕ ꯉꯝꯗꯗꯅ ꯕꯐꯔ ꯖꯣꯟ ꯈꯥꯏꯗꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ARꯅ ꯉꯥꯛꯑꯒ ꯂꯩꯔꯤꯕ ꯖꯒꯥ ꯑꯃꯁꯨꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯖꯦꯟꯇꯜ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯖꯣꯟꯁꯟ ꯑꯗꯨꯒꯤ ꯕꯦꯔꯦꯖꯀꯤꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯗꯣꯂꯥꯏ ꯊꯥꯕꯤꯗꯨꯒꯤ ꯕꯦꯔꯦꯖꯇꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯡ ꯈꯔ ꯅꯛꯅ ꯂꯩꯕ ꯈꯨꯜꯁꯤꯡꯗ ꯏꯁꯤꯡ ꯏꯆꯥꯎꯁꯤ ꯇꯁꯦꯡꯅ ꯃꯗꯨꯒꯤ ꯐꯤꯕꯝꯅ ꯀꯔꯤ ꯂꯩꯒꯦ ꯑꯗꯨꯒ ꯉꯔꯥꯡ ꯖꯣꯟꯁꯟꯅ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯒꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯄꯥꯡꯒꯩ ꯔꯣꯗꯁꯦ ꯁꯥꯏꯀꯜ ꯔꯣꯗꯁꯦ ꯁꯤꯗ ꯆꯠꯄꯤꯕ ꯃꯇꯝꯗ ꯖꯣꯟꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯨ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯂꯩꯕꯅꯤꯅ ꯉꯔꯥꯡ ꯎꯈꯤꯕ ꯐꯤꯕꯝꯗꯨ ꯉꯔꯥꯡ ꯊꯦꯡꯅꯕ ꯐꯤꯕꯝꯗꯨ ꯉꯁꯤꯗꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯦꯅ ꯈꯟꯕꯤ ꯑꯀꯣꯏꯕꯒꯤ ꯃꯐꯝꯗꯨ ꯍꯣꯏ ꯗꯣꯂꯥꯏ ꯊꯥꯕꯤꯒꯤ ꯕꯦꯔꯦꯖꯁꯤ ꯏꯁꯤꯡꯁꯤ ꯋꯥꯡꯉꯦ ꯋꯥꯡꯕꯗꯨꯅ ꯒꯦꯠꯁꯦ ꯅꯝꯕꯔ 1 ꯊꯥꯗꯣꯛꯑꯦ
loinamukti thadokpa natri taruk tu mungda ama thadokpasida isingse almost kharadi dum salamani sa taragasu akoibada leiriba phibamdu tasena isau sengna thobra natargana ngasagi asomda ngarang Johnson thengnagiba tongan tongan mafamsingda koi lambi thumjinba aduga ipak oina aikogi khungang ke asu isingse thumjan khibge phibam sudumak ubunina karamba phibam thengnabi gentle thum dolai thagi pukhaw rom sati oinadi koigi ichau jina maram moraga yum kaya thumjan hogi pawdi leite adubu karan aina koigi report ama pibagi pibadudi koi Imphal Cycle Road ki koigi yunong phano amade samboi haiba jaga adugane jaga ati koigi kongwa maru la famlendagi chenpharakba kongwa toren haiba tare kongwa toren ri pathoraklaga koigi Imphal Cycle Road lambi asi yam thum yam kai tare ya koi haigan yauna isingje thungudagi mayamda chathok sing yadaba amadi khudong yamna chadaba haibadu ngarang du oithre adu ngasi su aina report lawu matandadi ngasi su adumuk thumni haiba tari adubu ngarang gi fiyam dumaki gari koi gari macha sing lanthok lansing tawgudi dum yare haibagi paudi phangi ngarang khigi ogiba phibam du maroina kongba maru laifam lenlondagi sentharakpa isingduna marom orakada madagi pathorokpa isingduna khigi lambi sorok thumba aduga yum kai kya ising pathorokpa isingduna chenjala kanda thumjin bigi phibam din uridu hoi ngasi khara handaram bana tragana heng kari phibam lei haibadu makha tane khoi madusu khigi khangning haitare aduna Johnson ahenba higi dolai thabi veres ki sima leire ahenba area Imphal iski kunapum assembly constituency ki manungsana Johnson cover tawba yaba adum area leiragadi makha tana madugi update to pina hona biwa haiba wafam thamjage thank you very much Johnson ke leiriba phibam se anoboda khigi dolai thabi veres ki oina leiridu ising si mayamna ugi khibudune hojik yamna ising je hata overflow torganda mafam da akoibada khigi keno torkanda ising thumjala kanda madugi khudong cha daba adumbadi makti thokpadi leitri adubu hena pam daba natargana khudong thiba thodok thoktana bugi damakta section thorong lokot poina veresigi gate amadi akoigi hangdo kanda ising je thaba hore haibasini duga ngarang akoina Imphal Cycle Road ta laikiba phibam du thena phibam du kongba maru lai famlen londagi kongba turelgi akoigi hor phomlomdagi chentharakpa ising duna hena akoi yamna keno torkanda pathoroktana madudai chenthorakpa haidorokpa ising duna thumjin khibani haiba wafam duni leire se dune makha tana akoigi video journalist Benson nongthongbam su leire line da duna Benson dagi mo kari phibam leibe du khangmina se Benson tabibra Tazi jadal yam clear loud and clear tazi. Okay, Benson gi yum su ising south yori ni kai phibam leibi ge ngarang dagi Gentle ngarangi kenosi ising ukai Imphal turil lagi ising pathorpagi kenosi disaster singaran si isagi personal experience oina koi yam akiba phawe habdi punsida smaina koi amda thengnar tri bahai tare maru oina koi longnambal kari ba jaga si koi minu thongdigi haidaraga koi laing tho awang ba mapa habtare laing tho awang ba mapa digi khajitang haigalaga koi sangit kala sangam koi lamlong haidaram dagi sangit kala sangam gi makha pangba maning pangba lambi mapa maya hetare atai da koi longnambal se karakoni hari ba longnambal karakasi koi tungan ba koi MLA yauna koi wangkai gendra MLA yauna masamuk yauna longnambal koi pan thingna bhona ba da masamuk su yawi amadi koi lekai gi chinaw maya am koi honaraga koi pan thingna bu thonei adubu pan thingbasi yamna waki habtare ayam ba ising si lamlong lom da senthaki lamlong lom da senthakra ising si muk pathropadi sonda koi minu thom da haglak koi lain thawang baina aina zik lejari bo phomasi hai ba jaga sidani hai ba ai maning do ri bo phomasi koi maning si turian habtare turian ona chendani duna hai ba jaga sida turian ising si wangkhalapatagi ngarang si mapam ani hong thongna koi turian longlaman kaibi thodu kopani madi hairiba ai samaki yimju jariba ire kai jariba hairiba khurai thangjam laikai madi khurai thodam laikai si yumaya mangrang si khu mathak yongna ising thumbagi yamna laibak thiba natural calamities natural disaster lungang do thoena haijage okay hojik Benson na leiriba chapchaba mafam se nakanda turel su leire adu hojik chapchana Benson na leiri se karamba area odona leikai odino
ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕꯁꯤ ꯖꯦꯟꯇꯜ ꯀꯩꯅꯣꯅꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯑꯋꯥꯡꯕ ꯈꯨꯔꯥꯏ ꯊꯥꯡꯖꯝ ꯂꯩꯀꯥꯏ ꯑꯃꯗꯤ ꯈꯨꯔꯥꯏ ꯊꯧꯗꯥꯝ ꯂꯩꯀꯥꯏ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯖꯒꯥꯅꯤ ꯃꯐꯝ ꯑꯁꯤꯗꯅꯤ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯅ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯒꯤ ꯂꯧꯅꯝꯕ ꯑꯁꯤ ꯀꯥꯏꯔꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯥꯎꯔꯥꯛꯅ ꯌꯨꯝꯊꯣꯡ ꯆꯍꯨꯝ ꯍꯥꯏꯕ ꯇꯥꯔꯦ ꯆꯍꯨꯝ ꯆꯥꯝꯃꯔꯤꯃꯨꯛ ꯂꯩꯔꯤꯁꯤ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨ ꯌꯧꯅ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯪ ꯊꯦꯡꯅꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨ ꯉꯔꯥꯡꯗꯤ ꯊꯦꯡꯅꯔꯦ ꯍꯥꯏꯕꯗꯨ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯐꯤꯕꯝ ꯂꯩꯔꯦ ꯏꯁꯤꯡ ꯉꯔꯥꯡꯒꯤ ꯂꯧꯅꯝꯕꯥꯜꯁꯨ ꯀꯥꯏꯔꯀꯥꯟꯗ ꯏꯁꯤꯡꯗꯨ ꯄꯥꯊꯣꯔꯀꯥꯟꯗ ꯆꯦꯟꯁꯤꯜꯂꯀꯥꯟꯗ ꯊꯨꯝꯖꯤꯟꯈꯤꯕꯅꯤ ꯍꯧꯖꯤꯛ ꯃꯗꯨ ꯑꯌꯥꯝꯕ ꯁꯦꯝꯖꯤꯟꯕꯒꯤ ꯍꯥꯏꯐꯦꯠ ꯀꯩꯅꯣꯁꯨ ꯑꯗꯨꯃꯛ ꯎꯕ ꯐꯪꯉꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯏꯃꯥꯏꯒꯤ ꯏꯁꯤꯡ ꯏꯃꯥꯏꯗꯨꯒꯤ ꯐꯤꯕꯝꯗꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯏꯁꯤꯡꯁꯤ ꯄꯥꯊꯣꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯂꯧꯅꯝꯕꯥꯜꯁꯤ ꯀꯥꯏꯔꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝꯒꯨꯝꯕ ꯂꯩꯕꯤꯕ ꯊꯦꯡꯅꯕ꯭ꯔꯥ ꯀꯔꯝꯕ ꯐꯤꯕꯝ ꯎꯕꯤ ꯖꯦꯟꯇꯜ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯥꯏꯔꯤꯕ ꯅꯣꯡ ꯑꯁꯤ ꯇꯝꯄꯥꯛꯇ ꯇꯥꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯄꯥꯊꯔꯛꯄꯒꯤ ꯆꯥꯡꯁꯤ ꯐꯅ ꯑꯩꯈꯣꯏꯒꯤ ꯋꯥꯡꯂꯕꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒꯤ ꯆꯥꯡꯁꯤ ꯇꯨꯔꯦꯟꯁꯤ ꯋꯥꯡꯂꯕꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯥꯊꯔꯛꯄꯒꯤ ꯆꯥꯡꯁꯤ ꯀꯌꯥ ꯊꯣꯛꯀꯟꯗꯦ ꯃꯃꯥꯡꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯣꯡ ꯃꯔꯨꯒ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯖꯦꯟꯇꯜ ꯉꯁꯥꯏ ꯄꯟꯕꯤꯈꯤꯕ ꯃꯐꯝꯗꯨꯗꯒꯤ ꯑꯩꯈꯣꯏ ꯅꯣꯡꯁꯤ ꯑꯇ ꯈꯝ ꯂꯩꯇꯅ ꯆꯨꯔꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡ ꯄꯥꯊꯔꯛꯄꯅꯤ ꯍꯥꯏꯕ ꯇꯥꯏ ꯏꯁꯤꯡ ꯆꯥꯡꯒꯤ ꯏꯁꯤꯡ ꯋꯥꯡꯕ ꯏꯁꯤꯡ ꯇꯨꯔꯦꯜ ꯏꯁꯤꯡ ꯋꯥꯡꯕꯒꯤ ꯆꯥꯡꯁꯤ ꯍꯦꯟꯒꯠꯂꯛꯄꯅꯤ ꯍꯥꯏꯕ ꯇꯥꯏ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯑꯋꯥꯡꯕ ꯑꯩꯈꯣꯏꯒꯤ ꯁꯪꯂꯦꯟ ꯑꯗꯨꯅꯤ ꯍꯥꯏꯔꯤꯕ ꯁꯪꯂꯦꯟ ꯑꯁꯤ ꯇꯪꯈꯥꯏ ꯍꯦꯟꯅ ꯍꯧꯖꯤꯛ ꯂꯨꯞꯄꯦ ꯑꯗꯣ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯅꯣꯡꯖꯨ ꯊꯥꯗ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯂꯥꯏꯁꯪ ꯑꯁꯤ ꯑꯗꯨꯝ ꯊꯨꯝꯕꯅꯤ ꯑꯗꯨꯕꯨ ꯏꯁꯤꯡ ꯄꯥꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯆꯦꯟꯊꯔꯛꯄ ꯑꯗꯨꯒ ꯇꯨꯔꯦꯜ ꯂꯧꯅꯃꯜ ꯀꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯐꯖꯗꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯑꯊꯤꯕ ꯃꯑꯣꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡꯗ ꯉꯔꯥꯡꯗꯤ ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯣ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯕꯦꯟꯁꯟ ꯑꯀꯣꯏꯕ ꯂꯩꯀꯥꯏ ꯑꯗꯨ ꯃꯔꯛ ꯊꯠꯅ ꯂꯩꯔꯤꯕ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗꯨ ꯇꯨꯔꯦꯜꯒꯤ ꯃꯄꯥꯟꯗꯨ ꯈꯔ ꯅꯛꯁꯜꯂꯀꯥꯟꯗ ꯂꯩꯔꯤꯕ ꯐꯤꯕꯝꯗꯣ ꯍꯥꯏꯐꯦꯠ ꯎꯠꯄꯤꯔꯛꯎ ꯀꯔꯝꯕ ꯐꯤꯕꯝ ꯑꯩꯈꯣꯏꯁꯨ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯡꯖꯒꯦ ꯖꯦꯟꯇꯜ ꯂꯩꯅ ꯀꯦꯃꯦꯔꯥ ꯃꯅꯤꯡ ꯑꯣꯜꯂꯒ ꯑꯩꯈꯣꯏ ꯅꯝꯖꯔꯤꯁꯤ ꯑꯣꯀꯦ ꯉꯔꯥꯡꯒꯤ ꯂꯧꯅꯝꯕꯥꯜ ꯈꯥꯏꯕꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕ ꯍꯥꯏꯇꯥꯔꯦ ꯂꯧꯅꯝꯕꯥꯜꯗꯨ ꯏꯁꯤꯡ ꯀꯥꯏꯊꯔꯛꯄꯗꯨ ꯊꯤꯡꯅꯕ ꯍꯣꯠꯅꯕꯒꯤ ꯀꯩꯅꯣꯗꯨꯅꯤ ꯃꯃꯤꯗꯨꯅꯤ ꯇꯥꯔꯤꯕꯁꯤ ꯑꯣꯀꯦ ꯇꯨꯔꯦꯜ ꯂꯣꯝ ꯊꯥꯡꯕꯒꯤ ꯁꯥꯏꯠꯇꯣ ꯑꯗꯨ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯒꯗꯤ ꯖꯦꯟꯇꯜ ꯍꯧꯖꯤꯛ ꯎꯔꯤꯕ ꯁꯛꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯑꯋꯥꯡꯕ ꯁꯪꯂꯦꯟꯅꯤ ꯃꯁꯤꯒꯤ ꯃꯅꯤꯡꯗ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯔ ꯌꯥꯡꯈꯩ ꯍꯨꯝꯐꯨ ꯆꯠꯂꯒ ꯇꯨꯔꯦꯟꯁꯤ ꯂꯩꯒꯗꯕꯅꯤ ꯄꯥꯊꯔꯛꯄꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯤ ꯄꯥꯊꯣꯛꯅ ꯄꯥꯊꯣꯔꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯂꯥꯏꯁꯪ ꯑꯁꯤꯁꯨ ꯇꯨꯔꯦꯟꯒꯤ ꯃꯄꯥꯟ ꯑꯣꯏꯅ ꯇꯥꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯟꯅ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯔꯔꯣꯏ ꯑꯗꯨ ꯍꯥꯏꯖꯒꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯄꯥꯊꯕꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯄꯥꯊꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛꯇꯤ ꯂꯦꯞꯈ꯭ꯔꯕ꯭ꯔꯥ ꯄꯥꯊꯣꯛꯈꯤꯕ ꯏꯁꯤꯡꯗꯨꯅ ꯊꯨꯝꯖꯤꯜꯂꯒ ꯑꯗꯨꯝ ꯂꯩꯕꯒ ꯑꯣꯏꯗꯣꯏꯔꯥ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯀꯩꯅꯣ ꯇꯧꯕꯗꯣ ꯖꯦꯟꯇꯜ ꯉꯔꯥꯡꯒꯤ ꯏꯁꯤꯡ ꯄꯥꯊꯔꯛꯄꯒꯤ ꯄꯨꯡꯁꯤꯡꯁꯤ ꯏꯁꯤꯡ ꯀꯥ ꯍꯦꯟꯅ ꯄꯥꯊꯔꯛꯄꯒꯤ ꯄꯨꯡꯁꯤꯡꯁꯤ ꯑꯔꯥꯎꯟ ꯑꯩꯈꯣꯏꯒꯤ ꯄꯨꯡ 8:30 ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯄꯨꯡ 8:30 ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯔꯛꯄꯗꯨꯅ ꯍꯥꯏꯔꯤꯕ ꯏꯁꯤꯡꯁꯤ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡ ꯏꯔꯩ ꯆꯦꯟꯕꯒꯨꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯆꯦꯜꯂꯤ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯈꯨ ꯌꯧꯅ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯏꯃꯨꯡꯁꯤꯡꯁꯤ ꯑꯔꯥꯎꯟ ꯑꯩꯈꯣꯏꯒꯤ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 2-3 ꯑꯗꯨꯋꯥꯏꯐꯥꯎꯗ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯊꯨꯝꯕꯒꯤ ꯊꯧꯗꯣꯛꯇꯨ ꯊꯣꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯕꯨ ꯑꯔꯥꯎꯟ ꯑꯩꯈꯣꯏꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯐꯥꯎꯕꯗꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯀꯪꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯃꯨꯡꯁꯤꯡ ꯑꯗꯨꯗꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯑꯃꯥꯡ ꯑꯇꯥ ꯑꯩꯈꯣꯏꯒꯤ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯀꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯕꯦꯟꯁꯟ ꯉꯔꯥꯡꯒꯤꯗꯒꯤ ꯍꯧꯔꯀꯥꯟꯗ ꯖꯦꯟꯇꯜ ꯊꯣꯛꯏꯕ ꯇꯥꯕꯤꯕ꯭ꯔꯥ ꯕꯦꯟꯁꯟ ꯇꯥꯕꯤꯕ꯭ꯔꯣ ꯕꯦꯟꯁꯟ ꯇꯥꯕꯤꯕ꯭ꯔꯣ ꯖꯦꯟꯇꯜ ꯇꯥꯕꯤꯕ꯭ꯔꯥ ꯑꯣꯀꯦ ꯂꯟ ꯊꯨꯝ ꯃꯥꯡ ꯇꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯉꯔꯥꯡꯗꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯇꯨꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯥꯡ ꯇꯥꯛꯈ꯭ꯔꯦꯅ ꯈꯟꯕꯤ ꯏꯁꯤꯡ ꯊꯨꯝꯖꯤꯟꯕ ꯍꯣꯏ ꯑꯗꯨꯝ ꯂꯩꯔꯦ ꯄ꯭ꯔꯣꯄꯔꯇꯤ ꯗꯦꯃꯦꯖꯁꯦ ꯆꯥꯎꯔꯥꯛꯄ ꯀꯃꯥꯏꯅ ꯎꯕꯤ ꯄ꯭ꯔꯣꯄꯔꯇꯤ ꯗꯦꯃꯦꯖꯀꯤ ꯃꯇꯥꯡꯗꯅꯤ ꯖꯦꯟꯇꯜ ꯑꯩ ꯍꯧꯖꯤꯛ ꯀꯦꯃꯦꯔꯥꯁꯤ ꯕꯦꯛ ꯆꯠꯆꯔꯛꯀꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯔ ꯌꯣꯟꯕ ꯍꯥꯔꯒꯤ ꯑꯦꯖꯦꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯥꯎꯠꯂꯦꯠ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯍꯥꯔ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗꯨꯅꯤ ꯁꯤꯗꯩꯁꯤꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯅ ꯋꯥꯀꯔꯁꯤꯡꯁꯤꯅ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯔꯤꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯑꯩꯈꯣꯏ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯒꯤ ꯐꯤꯕꯝ ꯑꯗꯨꯅꯤ ꯂꯩꯔꯤꯕꯁꯤ ꯌꯦꯡꯕꯤꯌꯨ
ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯖꯦꯟꯇꯜ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯦꯁꯇꯥꯕ꯭ꯂꯤꯁꯃꯦꯟ ꯃꯆꯥ ꯃꯆꯥꯁꯤꯡꯁꯨ ꯏꯁꯤꯡꯁꯤꯅ ꯊꯨꯝꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯒꯤꯁꯨ ꯐꯤꯕꯝꯁꯨ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯍꯧꯖꯤꯛ Okay, ꯐꯥꯎꯒꯤꯗꯤ ꯑꯣꯟ ꯔꯦꯀꯣꯔꯗ ꯂꯩꯇꯕꯅꯤꯅ Okay, Benson yam nungaijare akhoi leiriba Benson lebiriba mafamdugi oiriba phibam ngarang oikiba aduga hausi phauda leiriba phibam du akhoi ne yengjam tamda hoi ngarang Benson hausi ji leibiba lambi chaliba lambi duda turel gumni sing selami haibani hausi kharadi phagre oi ising thumjin gi ba mafam jaga yam chauna akhoi gi laibung phau ising thumjalaga leiba dum uri adubu turel gi ising si makhatana pathok taragadi amuksu mukhudong thiba thokduni adubu madu longnam bal si kano tok taragdi semjan taragdi aduga leiri si miyam hona dana local MLA fawu la kan hona kanda ising ji thingna ba hona pibi saktam so dum uba phange duna makhata ba ahen ba report sing update sing leiraga de dum pi ba koi sem saduna leibiu SKTV gi mic ke gi Benson bu khorang ngai duna leijaram gi hausi phawgi di Benson thank you very much Imphal district ki mafam ayam bada dum ekhoi yam chauna isau gi mayong ne base leire duna ngasai mamang da su ekhoi na ꯂꯧꯖꯈꯤꯕ ꯅꯝꯕꯣꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ ꯂꯩꯈꯤꯕ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯅ ꯅꯤꯂꯗꯒꯤ ꯔꯤꯄꯣꯔꯠ ꯂꯧꯈꯤꯕꯗꯨ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯑꯍꯦꯟꯕ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯑꯞꯗꯦꯠ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯅꯤꯂ ꯂꯥꯏꯟꯗ ꯂꯩꯔꯦ ꯅꯤꯂ ꯇꯥꯕꯤꯕ꯭ꯔꯥ ꯇꯥꯖꯔꯦ ꯅꯤꯂꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯀꯔꯝꯕ ꯃꯐꯝꯗ ꯑꯃꯨꯛ ꯂꯩꯔꯕꯒꯦ ꯑꯗꯨꯒ ꯃꯐꯝꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏ ꯇꯧꯕꯅꯣ ꯉꯔꯥꯡꯒꯤ ꯍꯧꯔꯛꯏꯕ ꯀꯩꯅꯣꯁꯤ ꯏꯆꯥꯎꯁꯤꯒꯤ ꯐꯤꯕꯝꯁꯤꯅ ꯍꯧꯖꯤꯛ ꯃꯐꯝꯗꯨꯗ ꯀꯔꯤ ꯐꯤꯕꯝ ꯂꯩꯔꯤ ꯅꯝꯕꯣꯜ ꯃꯥꯏꯕꯝ ꯑꯃꯗꯤ ꯅꯝꯕꯣꯜ ꯁꯕ ꯂꯩꯀꯥꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯆꯛ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯅꯤ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯑꯗꯨꯝ ꯇꯤꯗꯤꯝ ꯂꯝꯕꯤ ꯑꯁꯤ ꯑꯗꯨꯝ ꯊꯨꯝꯃꯒ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯃꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯠꯇꯅ ꯌꯦꯡꯁꯤꯟꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯕ ꯂꯩꯇ꯭ꯔꯤ ꯍꯟꯗꯛꯁꯨ ꯊꯨꯝꯃꯤ ꯑꯗꯨꯒ ꯍꯧꯈꯤꯕ ꯃꯃꯥꯡ ꯆꯍꯤ ꯀꯌꯥꯗꯁꯨ ꯅꯤꯂ ꯇꯥꯕꯤꯕ꯭ꯔꯥ ꯅꯤꯂ ꯇꯥꯕꯤꯕ꯭ꯔꯣ ꯅꯤꯂꯒꯤ ꯂꯥꯏꯟꯁꯤ ꯑꯃꯨꯛ ꯔꯤꯀꯅꯦꯛ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯂꯥꯏꯟꯁꯤ ꯇꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯥꯎꯟꯁꯤ ꯐꯪꯗ꯭ꯔꯦ ꯑꯗꯨꯅ ꯂꯩꯔꯤꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯗꯨꯒ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯒ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯏꯁꯤꯡꯅ ꯊꯨꯝꯖꯤꯜꯂꯒ ꯂꯩꯕꯒꯤ ꯐꯤꯕꯝ ꯎꯔꯤ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯒꯤ ꯅꯤꯂꯅ ꯑꯩꯈꯣꯏꯒꯤ ꯎꯠꯈꯤꯕ ꯚꯤꯖꯨꯑꯦꯜꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯅꯤꯂꯒꯤ ꯐꯨꯇꯦꯖꯇꯒꯤ ꯑꯩꯈꯣꯏꯅ ꯐꯪꯕꯁꯤ ꯂꯩꯔꯤꯁꯤ ꯏꯚꯟ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯣꯏꯔꯤꯕ ꯇꯤꯗꯤꯝ ꯂꯝꯕꯤꯁꯤꯒꯤ ꯃꯊꯛꯁꯤꯗ ꯏꯁꯤꯡꯁꯤ ꯆꯦꯜꯂꯀꯥꯟꯗ ꯃꯌꯥꯝꯁꯤꯡ ꯒꯥꯔꯤ ꯊꯧꯅꯕꯒꯤ ꯐꯤꯕꯝꯁꯨ ꯑꯗꯨꯃꯛ ꯎꯕ ꯐꯪꯉꯤ ꯑꯗꯨꯅ ꯃꯐꯝ ꯀꯌꯥꯗ ꯑꯀꯨꯠꯄ ꯃꯐꯝꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅꯗꯤ ꯉꯥꯒꯤ ꯐꯥꯔꯝ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨ ꯏꯁꯤꯡꯁꯤꯅ ꯄꯨꯂꯞ ꯑꯩꯈꯣꯏꯒꯤ ꯆꯦꯟꯊꯈꯤꯗꯅ ꯉꯥꯁꯤꯡꯁꯤ ꯌꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝꯗꯨꯗ ꯌꯣꯛꯑꯒ ꯊꯝꯃꯤꯕ ꯉꯥ ꯃꯌꯥꯝ ꯑꯃ ꯂꯣꯏꯅ ꯃꯥꯡꯕꯒꯤ ꯆꯦꯟꯊꯣꯛꯈꯤꯕꯒꯤ ꯃꯗꯨꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯁꯨ ꯑꯗꯨꯃꯛ ꯃꯥꯌꯣꯛꯅꯔꯤ ꯃꯤꯌꯥꯝꯒꯤ ꯂꯩꯐꯝ ꯂꯩꯇꯕ ꯑꯗꯨꯒꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯂꯩꯇꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯋꯥꯕ ꯑꯃꯅꯤ ꯏꯁꯤꯡꯒꯤ ꯀꯩꯅꯣꯁꯤꯗ ꯏꯄꯥꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤ ꯀꯪꯉꯥꯎꯅꯗꯨꯅ ꯂꯩꯕꯒꯤ ꯐꯤꯕꯝꯅꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤ ꯍꯥꯏꯕꯒꯤ ꯐꯤꯕꯝꯅꯤ ꯑꯗꯨꯕꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯛ ꯊꯣꯛꯄ ꯃꯐꯝꯁꯨ ꯂꯩ ꯑꯗꯨꯒ ꯌꯥꯝ ꯆꯥꯎꯅ ꯏꯆꯥꯎ ꯊꯣꯛꯑꯀꯥꯟꯗ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯄꯁꯨ ꯂꯩ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯅꯤꯂꯒꯤꯁꯦ ꯑꯃꯨꯛ ꯃꯊꯪ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯀꯥꯟꯗ ꯂꯥꯏꯟꯁꯦ ꯂꯧꯅꯕ ꯍꯣꯠꯅꯖꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯥꯏꯔꯦꯡꯕꯝ ꯂꯩꯀꯥꯏꯗ ꯃꯃꯥꯡꯗ ꯔꯤꯄꯣꯔꯠ ꯄꯤꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ ꯂꯥꯏꯟꯗ ꯑꯃꯨꯛ ꯍꯧꯖꯤꯛ ꯖꯣꯏꯟ ꯇꯧꯔꯒ ꯂꯩꯔꯦ ꯑꯗꯨꯅ ꯄ꯭ꯔꯦꯝꯆꯥꯟꯗꯒꯤ ꯑꯍꯦꯟꯕ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯣ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ ꯄ꯭ꯔꯦꯝꯆꯥꯟ ꯇꯥꯕꯤꯕ꯭ꯔꯥ ꯄ꯭ꯔꯦꯝꯆꯥꯟ ꯍꯧꯖꯤꯛ ꯖꯦꯟꯇꯜꯒꯤ ꯈꯣꯟꯖꯦꯜꯁꯦ ꯐꯖꯅ ꯇꯥꯕꯤꯕ꯭ꯔꯥ ꯑꯣꯀꯦ ꯁꯦꯡꯅ ꯇꯥꯔꯦ ꯄ꯭ꯔꯦꯝꯆꯥꯟ ꯉꯁꯥꯏꯒꯤꯗꯨꯒꯗꯤ ꯍꯧꯖꯤꯛ ꯈꯔ ꯈꯦꯠꯅꯔꯦ ꯍꯧꯖꯤꯛꯇꯤ ꯈꯔ ꯋꯥꯡꯕ ꯃꯥꯜꯂꯦ ꯏꯁꯤꯡꯁꯦ ꯑꯗꯨꯅ ꯌꯥꯝ ꯆꯥꯎꯅ ꯏꯁꯤꯡꯁꯤ ꯊꯨꯝꯕ ꯃꯐꯝꯗꯅꯤ ꯄ꯭ꯔꯦꯝꯆꯥꯟꯅ ꯂꯩꯕꯤꯔꯤꯁꯤ ꯌꯥꯝ ꯁꯦꯡꯅ ꯎꯕ ꯐꯪꯉꯦ ꯑꯗꯨꯅ ꯀꯔꯝꯕ ꯃꯐꯝꯗꯅꯣ ꯖꯦꯟꯇꯜ ꯀꯃꯥꯏꯅ ꯇꯧꯕ ꯃꯐꯝꯁꯦ ꯃꯐꯝꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯖꯒꯜ ꯃꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯥꯏꯔꯦꯡꯕꯝ ꯂꯩꯀꯥꯏꯒꯤ ꯂꯥꯏꯔꯦꯡꯕꯝ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯀꯥꯏꯈꯤꯕ ꯇꯣꯕꯟ ꯀꯥꯏꯈꯤꯕ ꯑꯗꯨꯒꯤ ꯏꯅꯛ ꯅꯛꯅ ꯂꯩꯕ ꯂꯩꯔꯛ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯃꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯎꯈꯤꯕꯗ ꯑꯗꯨꯝ ꯁꯥꯡꯅ ꯌꯥꯝ ꯊꯨꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯤꯗ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯃꯍꯩꯔꯣꯏꯁꯤꯡ ꯄꯨꯊꯣꯔꯛꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯄꯨꯊꯣꯔꯛꯏꯕꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯤꯌꯥꯝ ꯂꯣꯀꯦꯜ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯃꯣꯇꯣꯔ ꯕꯣꯠ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯌꯨꯕꯅ ꯁꯥꯕ ꯕꯣꯠ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯃꯍꯩꯔꯣꯏꯁꯤꯡ ꯂꯧꯊꯣꯛꯄꯒꯤ ꯊꯕꯛꯁꯤ ꯆꯠꯊꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯗꯤ ꯕꯣꯔꯗꯤꯡꯗ ꯂꯩꯍꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯂꯧꯊꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯑꯗꯨꯒ
ꯑꯌꯥꯝꯕꯅ ꯃꯐꯝꯁꯤ ꯇꯨꯔꯦꯜ ꯀꯥꯔꯤꯕ ꯃꯐꯝꯗꯨꯒ ꯅꯛꯅꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯨꯝꯖꯤꯟꯈꯤꯕ ꯑꯁꯤꯅ ꯌꯨꯝꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯜꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯌꯨꯝꯒꯤ ꯂꯩꯔꯤꯕ ꯕꯦꯔꯦꯟꯗꯥ ꯑꯁꯤꯒꯤ ꯇꯪꯈꯥꯏ ꯐꯥꯎꯕ ꯌꯧꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯏꯕꯁꯤꯡ ꯑꯁꯤ ꯍꯥꯏꯐꯦꯠꯇꯪ ꯑꯣꯟꯊꯣꯛꯑꯒ ꯑꯃꯨꯛ ꯎꯍꯟꯖꯒꯦ ꯆꯪꯁꯤꯜꯂꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯍꯧꯔꯤꯕ ꯑꯍꯜ ꯂꯃꯟ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯃꯊꯧ ꯇꯥꯕꯁꯤꯡ ꯏꯁꯦꯟꯁꯤꯌꯦꯜ ꯊꯤꯡꯁꯤꯡ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯒꯤ ꯂꯩꯍꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯈ꯭ꯋꯥꯡ ꯌꯧꯁꯤꯜꯂꯛꯄ ꯈ꯭ꯋꯥꯡ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯑꯗꯒꯤ ꯄꯋꯥꯔ ꯕꯦꯡꯛ ꯑꯗꯨꯒ ꯍꯦꯗꯐꯣꯟꯅꯆꯤꯡꯕ ꯌꯥꯎꯔꯤꯕꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯁꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯗꯨ ꯂꯩꯕꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯪꯁꯤꯟꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯣꯇꯣꯔ ꯕꯣꯠꯁꯤꯗ ꯀꯔꯤꯒꯨꯝꯕ ꯇꯟꯖꯥ ꯆꯥꯔꯒꯗꯤ ꯑꯗꯨꯗ ꯑꯃꯨꯛ ꯌꯥꯎꯔꯀꯥꯟꯗ ꯀꯔꯝꯕ ꯃꯐꯝꯁꯤꯡꯗ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯅ ꯂꯩꯔꯤꯕꯒꯦ ꯀꯌꯥ ꯌꯥꯝꯕ ꯃꯤꯑꯣꯏꯁꯤꯡ ꯊꯣꯛꯇ꯭ꯔꯤꯕꯒꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁꯦꯐ ꯄ꯭ꯂꯦꯁꯇ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯄꯤꯖꯒꯦ ꯖꯦꯟꯇꯦꯜ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯐꯝ ꯑꯌꯥꯝꯕ ꯂꯩꯔꯛꯐꯝ ꯂꯩꯀꯥꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯐꯝ ꯑꯌꯥꯝꯕ ꯊꯨꯝꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯃꯥꯌꯣꯛꯅꯔꯤ ꯑꯣꯀꯦ ꯂꯥꯏꯔꯤꯡꯕꯝ ꯂꯩꯀꯥꯏꯒꯤ ꯊꯨꯝꯖꯜꯂꯤꯁꯤ ꯏꯁꯤꯡꯁꯤ ꯑꯃꯨꯛ ꯆꯤꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯐꯦꯠ ꯈꯔ ꯆꯦꯟꯊꯣꯛꯈꯤꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗꯨ ꯊꯦꯡꯅꯗꯕ꯭ꯔꯥ ꯑꯗꯨꯃꯛ ꯃꯁꯤ ꯁ꯭ꯇꯦꯒꯅꯦꯟ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯕꯒꯤ ꯐꯤꯕꯝꯗꯨ ꯎꯕꯤꯕ꯭ꯔꯥ ꯖꯦꯟꯇꯦꯜ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯂꯥꯏꯟ ꯑꯣꯐ ꯏꯝꯄꯦꯛ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯏꯁꯤꯡꯁꯤꯅ ꯍꯦꯛ ꯀꯥꯏꯕ ꯃꯇꯝꯗ ꯊꯦꯡꯅꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯁꯤꯡꯁꯤ ꯂꯦꯞꯇꯅ ꯆꯦꯟꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯐꯝ ꯑꯁꯤ ꯑꯗꯨꯃꯛ ꯊꯨꯝꯃꯒ ꯂꯩꯔꯤ ꯍꯟꯊꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯍꯥꯟꯅ ꯂꯩꯔꯤꯕ ꯆꯥꯡ ꯑꯗꯨꯒꯤ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯃꯤꯗꯤ ꯇꯥꯔꯤꯕ ꯑꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯦꯡꯕꯗ ꯁꯤꯗ ꯑꯣꯟꯁꯤꯟꯕꯤꯔꯀꯥꯟꯗ ꯍꯥꯏꯕ ꯇꯥꯔꯦ ꯒꯦꯠꯁꯤ ꯑꯗꯨꯝ ꯎꯕꯗ ꯈꯪꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯃꯁꯤ ꯇꯨꯔꯦꯜ ꯃꯄꯥꯟꯒꯤ ꯈꯔ ꯋꯥꯡꯕ ꯃꯐꯝꯅꯤ ꯑꯗꯨꯕꯨ ꯈꯔ ꯋꯥꯡꯕ ꯃꯐꯝ ꯑꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯑꯩꯒꯤ ꯈ꯭ꯋꯥꯡ ꯌꯧꯒꯗꯧꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯈ꯭ꯋꯥꯡ ꯌꯧꯒꯗꯧꯔꯦ ꯒꯦꯠꯁꯤꯒꯤ ꯇꯪꯈꯥꯏ ꯌꯧꯁꯤꯜꯂꯛꯑꯦ ꯃꯁꯤ ꯐꯥꯎꯕꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯋꯥꯡꯉꯕ ꯍꯥꯏꯕ ꯇꯥꯔꯦ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟ ꯍꯥꯏꯕꯁꯤꯗꯕꯨ ꯈꯔꯕꯨ ꯑꯗꯨꯝ ꯋꯥꯡꯒꯜꯂꯤ ꯃꯁꯤ ꯌꯧꯁꯤꯜꯂꯛꯑꯕꯅꯤ ꯑꯗꯨꯃꯛꯄꯨ ꯃꯁꯤ ꯐꯥꯎꯕꯗ ꯁꯤ ꯌꯧꯔꯁꯤꯅꯗꯤ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟꯗꯒꯤ ꯈꯔ ꯆꯠꯊꯈꯤꯕ ꯁꯣꯝ ꯊꯪꯕ ꯁꯥꯏꯠꯀꯤ ꯃꯐꯝ ꯑꯁꯤꯗꯗꯤ ꯈ꯭ꯋꯥꯡ ꯍꯦꯟꯕ ꯑꯥꯗ ꯎꯕꯤꯔꯤꯕꯁꯤ ꯌꯦꯁ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯁꯤꯅ ꯖꯨꯝ ꯇꯧꯕ ꯋꯥꯔꯒꯁꯨ ꯊꯕꯥꯛ ꯌꯧꯕ ꯃꯈꯩ ꯊꯣꯔꯛꯏꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯌꯥꯔꯤꯕ ꯃꯈꯩ ꯆꯪꯍꯟꯅꯕ ꯍꯣꯠꯅꯖꯒꯦ ꯀꯔꯤꯒꯨꯝꯕ ꯃꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡꯁꯤ ꯃꯁꯤ ꯄꯥꯏꯔꯒ ꯆꯠꯄ ꯌꯥꯔꯤꯕ ꯃꯐꯝ ꯐꯥꯎꯕꯗꯤ ꯁꯨꯝ ꯆꯪꯍꯟꯖꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯛꯄꯨ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯆꯪꯁꯤꯜꯂꯀꯥꯟꯗ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡꯁꯤ ꯀꯩꯒꯨꯝꯕ ꯑꯆꯣꯠꯄ ꯅꯪꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯆꯪꯍꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯆꯪꯉꯤꯁꯤ ꯑꯗꯨꯝ ꯎꯕ ꯐꯪꯕꯤꯒꯅꯤ ꯌꯦꯡꯉꯣꯁꯦ ꯚꯣꯂꯨꯟꯇꯤꯌꯔ ꯃꯌꯥꯝ ꯑꯃ ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯜꯒꯤ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔ ꯃꯌꯥꯝ ꯑꯃ ꯀꯛꯁꯜꯂꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯡ ꯌꯧꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯏ ꯍꯥꯏꯕꯗꯤ ꯇꯨꯔꯦꯜ ꯃꯄꯥꯟ ꯇꯣꯔꯕꯥꯟꯗꯒꯤ ꯆꯪꯍꯟꯈꯤꯕꯗ ꯃꯤꯇꯔ ꯑꯩꯈꯣꯏꯒꯤ 20-30 ꯐꯥꯎꯕꯗ ꯈ꯭ꯋꯥꯡ ꯌꯧꯁꯤꯅꯗꯤ ꯃꯁꯤꯗꯒꯤ ꯃꯤꯇꯔ 50-100 ꯌꯧꯈꯤꯕꯗꯗꯤ ꯑꯗꯨꯝ ꯊꯕꯥꯛ ꯌꯧꯕ ꯑꯩꯈꯣꯏꯒꯤ ꯏꯔꯦꯛ ꯊꯨꯝꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯐꯤꯕꯝꯗꯨꯅꯤ ꯑꯗꯨꯒ ꯑꯗ ꯊꯣꯔꯛꯏꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯍꯧꯔꯤꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯄꯨꯊꯣꯔꯛꯑꯒ ꯃꯈꯣꯏꯅ ꯂꯐꯨꯅ ꯑꯩꯈꯣꯏꯒꯤ ꯄꯣꯡ ꯁꯥꯕ ꯑꯗꯒꯤ ꯇꯥꯌꯔꯒꯤ ꯇ꯭ꯌꯨꯕꯅ ꯑꯩꯈꯣꯏꯒꯤ ꯇꯥꯎꯅꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯁꯥꯔꯒ ꯑꯗꯨꯒ ꯃꯣꯇꯣꯔ ꯕꯣꯠꯇꯤ ꯑꯃꯈꯛꯇꯅꯤ ꯃꯗꯨ ꯇꯧꯔꯒ ꯃꯌꯥꯝꯁꯤ ꯀꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯂꯥꯛꯏꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯁꯤꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯑꯃꯨꯛ ꯂꯧꯖꯒꯦ ꯑꯗꯨꯕꯨ ꯆꯪꯁꯟꯕ ꯌꯥꯕꯁꯤ ꯖꯦꯟꯇꯔ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ ꯍꯧꯖꯤꯛ ꯑꯣꯜꯔꯦꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯡ ꯌꯧꯔꯦ ꯍꯥꯏꯕ ꯇꯥꯏ ꯑꯣꯀꯦ ꯈꯔ ꯆꯦꯛꯁꯤꯟꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯏꯁꯤꯡꯁꯨ ꯌꯥꯝ ꯆꯥꯎꯕꯅꯤꯅ ꯑꯗꯨꯅ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯑꯩꯈꯣꯏ ꯏꯐ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯌꯥꯝ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯀꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯍꯣꯏ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯣ ꯚꯣꯂꯨꯟꯇꯤꯌꯔ ꯑꯃꯒꯤ ꯔꯦꯁꯀ꯭ꯌꯨअꯔ ꯑꯃꯒꯤ ꯀꯩꯅꯣ ꯂꯩꯔꯒꯗꯤ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯖꯦꯟꯇꯔ ꯑꯁꯤ ꯊꯣꯔꯛꯏꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯅꯦꯁꯦꯁꯔꯤ ꯑꯣꯏꯕ ꯏꯁꯦꯟꯁꯤꯌꯦꯜ ꯊꯤꯡꯁ ꯈꯔ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨ ꯄꯨꯊꯣꯔꯛꯑꯒ ꯊꯣꯔꯛꯄꯒꯤ ꯐꯤꯕꯝꯗꯨꯅꯤ ꯑꯣꯀꯦ ꯑꯗꯨꯒ ꯃꯔꯛꯊꯗ ꯄ꯭ꯔꯦꯝꯆꯥꯟ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯂꯩꯔꯤꯁꯤꯗ NDRF SDRFꯀꯤ ꯑꯗꯨꯒꯨꯝꯕ ꯃꯈꯣꯏꯒꯤ ꯇꯤꯝꯁꯤꯡ ꯖꯣꯏꯟ ꯑꯣꯄꯔꯦꯁꯟꯁꯤꯗ ꯌꯥꯎꯕ ꯎꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤ ꯂꯣꯀꯦꯜ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯂꯣꯏ ꯇꯧꯕ꯭ꯔꯥ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯁꯤꯡꯅ ꯇꯧꯔꯒ ꯂꯣꯀꯦꯜ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯑꯗꯨꯝ ꯇꯧꯔꯤꯕ꯭ꯔꯥ ꯌꯦꯁ ꯑꯩꯈꯣꯏꯒꯤ ꯁꯦꯠꯀꯤ ꯑꯣꯏꯕ ꯑꯗꯨꯒ NDRFꯀꯤ ꯑꯣꯏꯕ ꯚꯣꯂꯨꯟꯇꯤꯌꯔ ꯈꯔ ꯈꯔ ꯌꯥꯎꯔꯒꯁꯨ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝꯁꯤ ꯌꯥꯝꯕꯅꯤꯅ ꯆꯥꯏꯊꯣꯛꯅꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯐꯝ ꯑꯃꯠꯇꯗ ꯃꯈꯣꯏ ꯀꯟꯐꯥꯏꯟ ꯇꯧꯔꯒ ꯂꯩꯕꯒꯤ ꯃꯃꯤꯗꯤ ꯇꯥꯗꯦ ꯑꯣꯀꯦ ꯈꯤꯇꯪ ꯊꯨꯅ ꯑꯃ ꯌꯥꯔꯒꯗꯤ ꯐꯪꯉꯒꯗꯤ ꯂꯧꯕꯤꯔꯣ ꯑꯃ ꯅꯥꯎ ꯀꯩꯅꯣꯝꯇ ꯍꯪꯖꯍꯧꯒꯦ ꯃꯐꯝꯁꯤ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔ ꯀꯔꯝꯕ ꯂꯨꯞꯀꯤꯅꯣ ꯁꯤꯗ ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯡꯁꯦ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯁꯤꯡꯁꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯜ ꯌꯨꯅꯤꯠ 11ꯒꯤꯅꯦꯕꯀꯣ ꯌꯨꯅꯤꯠꯀꯤ ꯑꯗꯣ ꯍꯥꯏꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯒꯗꯤ ꯃꯥꯅ ꯀꯣꯟꯕ ꯖꯒꯥ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯠꯇꯅꯤ ꯏꯔꯝꯗꯝ ꯀꯟꯒꯦꯅ ꯊꯣꯛꯂꯛꯄꯅꯤꯅ ꯍꯥꯏꯗꯤ ꯃꯐꯝ ꯑꯝꯗ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯪꯒꯅꯤ ꯍꯥꯏꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯜ ꯍꯥꯏꯗꯤ ꯃꯤꯌꯥꯝꯒꯤ ꯊꯣꯛꯂꯛꯑꯕꯅꯤꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯑꯉꯥꯡ ꯀꯌꯥꯃꯨꯛꯇꯤ ꯄꯨꯊꯣꯔꯛꯄ ꯉꯝꯈ꯭ꯔꯦ ꯕꯣꯔꯗꯤꯡꯗꯒꯤ ꯑꯉꯥꯡꯁꯤꯡ ꯂꯧꯊꯣꯛꯑꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ
ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯌꯥꯝꯃꯦ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯍꯥꯏꯗꯤ ꯃꯁꯤꯡꯗꯤ ꯑꯩꯈꯣꯏ ꯆꯥꯎꯔꯛꯄꯗꯤ ꯈꯪꯕ ꯉꯝꯗꯦꯕ ꯌꯥꯝꯕꯅꯤꯅ ꯃꯅꯨꯡꯗ ꯑꯍꯟ ꯂꯩꯍꯧꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨ ꯂꯧꯊꯣꯛꯄ ꯆꯪꯗꯦ Okay. Okay, ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ NDRF SDRF ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯈꯔ ꯂꯥꯛꯑꯒ ꯁ꯭ꯋꯥꯏꯗ ꯃꯐꯝ ꯈꯔꯗ ꯆꯥꯏꯊꯣꯛꯅꯒꯦ ꯍꯥꯏꯕꯗꯤ ꯇꯥꯏ ꯃꯐꯝꯁꯤꯗꯗꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯂꯥꯛꯄꯒꯤ ꯄꯥꯎ ꯇꯥꯕꯤꯕ꯭ꯔꯥ? ꯑꯗꯨꯒꯤ ꯄꯥꯎꯗꯤ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯂꯩꯇ꯭ꯔꯤ Okay. ꯔꯤꯄꯣꯔꯠ ꯑꯃꯗꯤ ꯊꯥꯗꯔꯛꯄ ꯍꯧꯔꯦ Okay, okay. Okay, makha tara Okay, makhoi gi SDRF. rescue operation dum satha jarasanu aduga premsan marak thana akhoi na ngasai digi keno tawri si yengi si ayambana miyam si sapagada mpham da thangdokpagi phibam duni adubu akhoi atopa jiba sing khoi yengde ade sasan sing aduga yumda loiba mayam su yam chawlu khudong cha do soi mayong na rangone na khali kari phibam ubi ꯃꯔꯨꯑꯣꯏꯅ ꯖꯦꯇꯜ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯃꯝ ꯂꯩꯀꯥꯏꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯣꯔꯣꯃꯣꯅꯤ ꯔꯣꯏ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯀꯨꯟꯅꯤ ꯈꯛꯇꯪ ꯉꯥꯏꯔꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥꯎ ꯁꯟꯕꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯅꯥꯎ ꯎꯅꯒꯗꯕ ꯃꯆꯥ ꯄꯣꯛꯀꯗꯧꯕ ꯅꯨꯃꯤꯠ ꯀꯨꯟꯅꯤ ꯈꯛꯇꯪ ꯉꯥꯏꯔꯕ ꯁꯟꯕꯤ ꯑꯃ ꯏꯁꯤꯡꯅ ꯆꯦꯟꯊꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯌꯥꯝ ꯅꯤꯡꯉꯝꯗꯅ ꯐꯣꯡꯗꯣꯔꯛꯈꯤ ꯑꯗꯨ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯑꯇꯣꯞꯄ ꯁꯟ ꯑꯃꯁꯨ ꯍꯥꯏꯔꯤꯕ ꯏꯆꯥꯎꯁꯤ ꯊꯣꯔꯛꯄꯒꯤ ꯃꯌꯥꯝ ꯂꯥꯡꯅꯔꯛꯄ ꯆꯤꯟꯅꯔꯛꯄꯗ ꯈꯣꯡꯕꯥꯟꯗ ꯇꯥꯁꯤꯟꯕꯒꯤ ꯐꯤꯕꯝ ꯑꯃꯁꯨ ꯊꯦꯡꯅꯔꯛꯏ ꯍꯥꯏꯕ ꯇꯥꯏ ꯃꯗꯨꯃꯛ ꯑꯩꯈꯣꯏꯒꯤ SKTV ꯅ꯭ꯌꯨꯁꯀꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯑꯦꯛꯁꯀ꯭ꯂꯨꯁꯤꯚ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯥꯖꯈꯤꯕꯅꯤ ꯃꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯤꯌꯥꯝꯗ ꯎꯍꯟꯕ ꯐꯪꯒꯅꯤ ꯊꯥꯖꯕ ꯂꯩ ꯃꯔꯨꯑꯣꯏꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕꯁꯤꯡꯕꯨꯅ ꯅꯪꯍꯧꯕ ꯀꯥꯡꯕꯨꯁꯤꯡꯅ ꯄꯨꯊꯣꯔꯛꯈ꯭ꯔꯦ ꯍꯨꯏ ꯍꯧꯗꯣꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯥꯅꯨ ꯌꯦꯟꯒꯨꯝꯕ ꯑꯗꯨꯒ ꯅꯪꯍꯧꯗꯕ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯏꯁꯤꯡꯁꯤ ꯍꯦꯛ ꯀꯥꯏꯔꯛꯄꯗ ꯆꯦꯟꯊꯈꯤꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤ ꯁꯟꯕꯤ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯀꯨꯟꯅꯤꯃꯨꯛꯇ ꯉꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯁꯅꯥꯎ ꯎꯅꯒꯗꯧꯕ ꯆꯥꯛ ꯄꯣꯛꯀꯗꯧꯕ ꯅꯨꯃꯤꯠ ꯀꯨꯟꯅꯤ ꯈꯛꯇ ꯉꯥꯏꯔꯕ ꯑꯗꯨꯒꯨꯝꯕ ꯁꯟꯕꯤ ꯑꯃ ꯆꯦꯟꯊꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤꯃꯗꯤ ꯐꯪꯉꯦ ꯍꯥꯏꯔꯤꯕ ꯁꯟ ꯑꯁꯤꯁꯨ ꯒꯚꯔꯟꯃꯦꯟꯇ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕ ꯁꯟꯅꯤ ꯁꯟꯒꯤ ꯃꯄꯨꯅ ꯂꯥꯏꯔꯤꯛ ꯌꯦꯡꯐꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯥꯏꯔꯤꯛ ꯌꯦꯡꯐꯝ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯃꯣꯅꯤ ꯔꯣꯏ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤꯗꯤ ꯖꯦꯟꯇꯔ Okay, thank you very much, Premchan. Makha taba akhoi atopa video journalist sing akhoi line da lebisu yauri aduna kon amuk akhoi matang tarakpada ahenba paudom sing loina na madu line long na honjan jarake yamna nuai taba phibam su uba phange naupuri ba aduga pokadaroba matam pisalaktraba akhoi sanau loina na akhoi pibung da yauri ngai da madu handaki khudong thibusida leikidabagi phibam su re yam nuai taba thodongni mioi ba khakta nate akhoi sasan khudimak su thawai pana jiba khudimak su masigi awa sai thing se mai unari bane haiba tare. Thank you very much, Premchan. Hojik paubi yone de khoi makata namung line long no bhona jarke. Thank you. Okay, larik yambam laikai gi lairi ba mafam sing si hojik u khibiduni miyam na even khoi gi mafam khara da di khwang yoba yaure aduga khwang khatana te yumda thummi ba magi level du yeng kanda yam chauna khoi gi ising si level chen wang hai tare thumjan bagi phibam uri aduga sasan siba phawba dum yaure yam nuai taba thodoni khoi mioi ba ngai dagi khoina hobudagi khoina wari sari si khoi mioi karama phibam da lere kamaina hongdokhre kamaina thangdokhre ba phibam dene dubu jiba atai makhal mayam su leri makhoi si thawai pan ba jibani mioi baga puna leiminari ba makhoi gi na kari phibam leiba haibadu khoi hoji miyam thamuduni yam nuai taba dum sakta mane aduna rescue tawbasi makhoi su yaringai ngamagadi makhoi su tahoba sisu sungune duga lenga ki maiketegi ji leri si amang da thamigi da arambai tengol gi khoi gi sigi volunteer sing adum leire local volunteer sing mateng yam chauna tawri makhoi gi yam chaurbu thodang leiri aduna sisigi apunbagi khoi gi mi hondo honjin thangdokpagi rescue gi thabak tuni leiri si aduna lenga ki maiketegi su ahelba khoi gi resourcing थादरकांदा मसी याम थुना याम थिंथदबिदा अखोगी मियोइसिंगसी सापगदम फमदा थंबा मियोइबगी लनथुमसी खर कलहोनबा पुंसी अमसुंग लनथुमसी ngaksenबा होनबिबा फगनेना खाली होसो होनरगबनी अदुबो मफम खरदा अखोगी मियामसे अवाबा कमथेना माय उनबसी अखोगी लेंगाकी अथॉरिटी की मी लाकनी ऑफिशियल लाकनी हाबदु खक्ति ngaइबा यादबनिना थवाई हिंदे यादबनिना मदु होनबि फिल्मनी मखादना अखोई ngasai line da अखोगी लेरमकांदा अमुक तानददना network sector nuaitadana khoi chatkibadu nila amuk hana join tawduna leire nila karam pham dono ngasai dun leibiri bra duga hojik kari phibam duna leiri sit thambiyo okay nila hobiro yare nila isagi mafam do tapiro duga ori phibam do thambiro apoi ke technical problem khal lai jagi tang gap lai How's the day now? Well, this is I got number my book some of the some like that. Really got
ओके नीला साउंड से फजन सुताब भंग्रे अमुक मुक तले अदुबु कोई वांगांग मुदु कनो तौद्रगसु जगह जे खोइना चराप खंग मफम ददुम ओइरबनिना कोई तिदिम लंबी की कोई ओयेट की फिबम दु नागेट की फिबम दु अमत सांगना कोई कैमरा दु ओनसल कान दम त कनो तो फोकस बेबी अमत सक्तम दम त यिंग जगे लेरि फिब नेशनल हाईवे ओके सोमना खंदा लबुक से कोई पुंगों मोरे पाट का चमानरे इसिंग से याम चाउन थुमजिंग्रे सिसे मरम मरकांदा असोमना खंदा साइट लेरिब खुंगं खरदि सोइदना दमक मसी इसिंग सोइ थुमजलंगने न खले अदुगा हारिबा लबुक की सरुक सिदा इसिंग थुमजलिसु खरा कुथा बजगा सोइबा अदु कुथा तारगसु मसी ओस पुखरी गा चाप मानारे पाट का मानारे याम इसिंग सदमक लुना लेरंगने न खले दुना नाकंदा उरिबा युम सिंगसी सोइदना असे अदुमक अखोई अयाम मफमदी सोइदना इसिंग थुमजलंगने अदुगा हौजिकसी लेरिसिदा ओके ओके नीला लंबी दुगा अदुगा लबुक की दुगा कितंग मानना हो ओके यारे अदुदा थंबिरो अदुगा सिलेरिसिनी नेस तिदिम लंबी सिगी परिंग सिगी कोइलास थारी सिगा नाकन की नापी खरा हुरसिना सोरोंपानी सिगी हेक नाकंदा खोंगबा लेरगा लबुक लेदुनी अदुबु अनिसी करमनो ज्ञान तादरे मयाइदा रोड मेडियन गा लेबगा सुदु मानबगी फिबम दुनी दुम लेरिसे अदुबु सिसी यामना खुदोंग थिनाय ओइबा फिबमनी मियामना गाड़ी थौबा चाथोक चासिन तौबा मतमदा कनो तौरिसी नाकंदा खितंग हाइदोखि मतमदा खुदोंग थिबा थोकपा याबा अदुमुक लेरि इसिंगसी उदमनिना मखासिदा करिनो हाइबसी उदमनिना आदा लेरिसी खोगी माइबुं लोपसिंगी दु लेरिबनी असि यौरमदाइगी सिगी मतेक्सि याम चाउना थुमजनबगी फिबमनि लेरिसी अदुना नाक सोम नाकंदगी खोगी मनिलोम सांगबा साइडगी सोमदा सेंथरक पुथरक इसिंगसिना सोमदा सेंसनखिबगी फिबमदो उरे अदुना सिसिना मरम ओरकांदा सोम नाकंदा दुकान सिगी वांग रोमदा लेबा मफम खरददी सोइदना इसिंग अदुमक खोगी सोइदना थुमजिलमगने अदुना मदुगी खुदोंग चादबदु मायुनबगी फिबमदि दum ओइरनी लंबी मपानदा इबन खोई इनसोलगा nga फाबगी फिबम सुदुमक उरी अदा गाड़ी सुदुम चली मियाम सुदुम nga फारी खरसु सेक्शन बा मथौ ताइ हाइबा तारे आदि यामना अवाबा फिबम दा लेबा मतमनिना गाड़ी ओइदुनो खुदोंग थिबाइसे तमबंग बनते मियाम सुकरा सेक्शन ना कोई इसिंग चावबदा कोई हरावबा नतबा मदुगी फिबमदु कोई खरा सेक्शन मिना साइबो अफम से थमजगे नीला मखाताना अहेनबा सिगी जगह सिदगी खरा हाइदोरकांदा खरा हेना इसिंग कनो तौबा जगह जुदा अमुक अते अते मफम सिदा खरा कवर तौना बहोना बियु हौजिक फाउगे नदी साउंड याद्रगसु कोई विजुअल सिना यामना कोई मतेंग ओइर हाइतारे थैंक यू नीला मखाताना खोगी अमुक लाइलोंनो बहोना जरके के ngasai mamangda खोगी स्पोर्ट्स जर्नलिस्ट खोगी SKTV की मांगना ngasidi स्पोर्ट्स सी हौजिक लेरिब फिबम सी स्पोर्ट्स यादबनिना अदुना हौजिक खोगी फील्ड कुमकांदा मियांगी चप चाब अदुगुंबा करी फिबम मायोनरी हाइबदु खोई संसंगना मियाम मांगदा थंबिरे असेंबा मदुगी लाइव रिपोर्टनी अदुना हौजिक लेरिब फिबम दुमक हौजिक सुदुम मफम दुदा ओरिब फिबम दुना ताकपदी खोगी अयाम मफम सिंगदा लो लाइंग एरिया सिंगसि हौजिक इसिंगना दम थुमजलगा लेरि अदुना मसिदगी थुमजलक इसिंग जु सेंथरक इसिंगदुना थुमजन तारगसु हेन सुम इसिंग जे सेंथरक हेलकपनिना मदुदे पाथोरकांदा लंबी से लाना चेलाकांदा फाउना लाकांदा ओगी लंबी सु अदु लबुकसु पुलप थुमकान इसिंगजना पुंगों ओरकांदा यामना खुदोंग चादबा नेशनल हाईवे मोइना गाड़ी से चतुनी गाड़ी याम चतपसिदा ओगी मियामना गाड़ी थौजिन तौबदा अदुगसु वन वे ओइबसु नतबा वन वे नेशनल हाईवे दनिना खोगी मेडियन खाइदो कांदो वन वे ओनरगदि मुखरसु फगदा मदुसु नतबनिना यामना खुदोंग चादबा माइनगदबा फिबमनि अदुना खरा मियामना खरा हेना सेक्शन लेबा मथौ ताइ इसिंग से कोइना हेक खुदक्ता सितोकपा नत्रगा अदु तौबसु याबसु नते मसिदि नेचुरल गे खोगी केनोनी नेचर गी ओइबा कनोदुना लेरिबा टोपोग्राफी गी फिबमसिना लैंड खोगी लैंडफॉर्म सिगी मागी मसक मोंगदुना मरम ओरकांदा लो लाइंग एरिया खितंग तोंखटपा अदुंबा मफमसिंदा ओरगदि मुखा फबा चप चाना खोगी अकुट मफमदै थुमजलकान इसिंग जे पाथोरकनिना याम खुदोंग चादबा माइउनबसु याय लोइना खोगी लेरिसिदा ngarang फावबदा खोगी लमदमसिदा थोइबा इसाउसिना मरम ओरकांदा मणिपुरदा लेरिबा मियामगी खुदोंग चादबा खुदोंग थिबा मयाम नंगप मतमदा खोई मियाम सि कराइदा कमाइना हाइगदगे ngahake खोगी खुदकी रेस्क्यू ऑपरेशन अदुगा मियाम पुनसिम सुन लंथुम कलहोनबा अदुमगी थबक थोरमदि खुदक्ता मफम खुदिमक्ता दुम पाइखनरी अदुबो तसेना अखोई कनादा ऑफिशियल ओइना कनादा करी करम इमरजेंसी लागदे हाइगदगे हाइबदुनी
Water Resources Department Government of Manipur dagi thokpa office order gi matungina koigi koina contact toba yaba posikra lere due to heavy rainfall pertaining in the state of Manipur as a consequences of the cyclone Remal, the following executive engineers of this department are instructed to monitor and mobilize available resources to help mitigate the flood havoc under their jurisdiction. Jaga jaga sing da makoina ko liba mafam sing sida leiriba miyam duda akina koi mating pano ba yengsina ba geduma hap kibani lady say particular the executive engineer FCD 1 gida koi heights Rojika ni Imphal is Juri Bam Senapati Kangpokpi sigi magi jurisdiction makha da leiduni aduga magi contact details na 8770195306 ni amukana koi Imphal is Juri Bam Senapati Kangpokpi hariba sigi area sigi oina policy karana pudoina haibuda executive engineer heights Rojika haisina pudoini aduga magi contact details 8770195306 ni aduga Imphal West None Tamenglong Tenopal Ukrul hariba mafam sigi oina executive engineer FCD division 2 Druba oinam haisina pudoini aduga magi contact details na 9856208829 ni contact details amkana thamjage 9856208829 Imphal West None Tamenglong Tenopal Ukrul sigisni baroin si Water Resources Department ki site gi lokalakpa kenoni khongthang ni Thobal Kaksing Sandil gi oina koigi EE Lystrom Mahenjo singna paidwini aduga masi magi contact details na 8798471505 oidwini Thobal Kaksing Sandil paidwini aduga Bisnupur ne Surachanpur ne sigisna KH Dinesh Chandra Singh executive engineer aduga magi contact details na 70055202274 70055202274 sisna oidwini masi khoigi Water Resources Department gi chief engineer Remai Alimaina thokpa order ni ngarang thokibani aduga lairi se Manipur gi oina hojik oriba phibam masida cyclone Remal gi iwai inilna khoi tholiba hojik oriba phibam ising chawbai phibam sina maram orkanda miyoi kya lepham leitaba ising thumjinba sino maram orkanda khoigi school college sing thong hangba yadaba mahi tamba yadaba mayam asi khudong chadaba si mayok nabnina aduga miyam gi lanthumam sung punsi sina hena maru oibagi phibam duni hojik lairisi aduna Manipurenga ki education S department ki oi director L Nandakumar na thokiba cherolongi matungina tang kunmapan ne kunthra ne kunthra thoine namit humni si Manipur da leiriba government aided private kogi school college sing chuti kogi school sing college na higher education na thokcha bani ana sigi government aided ne private ne leiriba school sing si koi namit humni si chuti thadok le haina koi chuti oirani na ngarang lauthokiba leire aduga makhata na hujik ekoigi ahen ba karam mafam singda kari leiribge habeduni nasai khoi lareng bam lekai gi phibam su ure aduga Bisnupur district ki mafam khara sure khabi gi then konthong jam gi area dugi jaga su aduma khoi mafam du ore ba phibam ure aduga madugi bangoina na khoi gi Nambol assembly constituency ki manung san ba khoi gi Nambol Naurem Kabu Waxing sigi mafam singda su uri sine duna Nambol Bisnupur district ko ina di yam chauna masigi khudong cha da ma hai targadi ising chawbugi awaba sumayong na ba aduga district asigi oina khoigi nga yok pasina yam chawba sinpham amasu oiri ne aduna nga yok fa mayama pathokiba nga kya sakhiba por mayam su lere ata akoi la kai jang yon bal chao koi bom tu tau tu egen koi mo de mayam namji khoigi sigi uriba visual sida dumuk lere even khoigi se Tawak yona pawba khoi ising se thumjin bagi phibam sini leiri se sida kamaina yumda leidori bano aduna leiba yadrabnina mafam kaya da wi saphagadam pham singda hondoga miyam singsi tekta kaidana thamna bagi adugumba thabak thorum ngarang yam kan honori even Manipur police ki fire service ki team singna yam kana honabagi leiri masida local volunteer sing aduga khoi arambai tengol haina su khangnari ba sina su yam chauna mating pangbagi adugumba saktam da dum uba phangli Okay, makata na khoigi Benson nong thongbam dagi hairiba hojik leiriba phibam sing karai da kari phibam mung leiri ngasai mamang da piram bari portugi matungina
ꯍꯧꯖꯤꯛ ꯀꯔꯝꯕ ꯑꯞꯗꯦꯠ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯈꯪꯃꯤꯟꯅꯁꯤ ꯕꯦꯟꯁꯟ ꯇꯥꯕꯤꯕ꯭ꯔꯥ ꯑꯣꯀꯦ ꯕꯦꯟꯁꯟ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯑꯃꯨꯛ ꯀꯗꯥꯏꯋꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯇꯨꯔꯦꯜ ꯃꯄꯥꯟꯒꯨꯝꯕꯗ ꯃꯥꯜꯂꯤ ꯑꯗꯨꯅ ꯖꯒꯥ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤꯒꯤ ꯑꯦꯛꯖꯦꯛ ꯃꯗꯨꯒꯤ ꯃꯐꯝ ꯑꯃ ꯍꯥꯏꯕꯤꯔꯣ ꯑꯗꯨꯒ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯃ ꯆꯥꯎꯔꯥꯛꯄ ꯑꯃ ꯊꯝꯕꯤꯔꯣ ꯖꯦꯟꯇꯜ ꯑꯩꯅ ꯂꯩꯖꯔꯤꯕꯁꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯈꯨꯔꯥꯏ ꯂꯝꯂꯣꯡ ꯍꯥꯏꯊꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯨ ꯊꯣꯡꯂꯣꯝꯗꯒꯤ ꯂꯥꯛꯄ ꯂꯩꯋꯥꯡꯕ ꯑꯩꯅ ꯉꯁꯥꯏ ꯂꯥꯏꯐꯇ ꯆꯪꯖꯔꯝꯕ ꯃꯇꯝꯗ ꯎꯠꯂꯕ ꯃꯐꯝꯗꯨ ꯑꯗꯥꯏꯗ ꯂꯧꯅꯝꯕꯥꯜ ꯀꯥꯏꯕ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯦꯖꯔ ꯕ꯭ꯔꯦꯛ ꯊ꯭ꯔꯨ ꯑꯣꯏꯅ ꯉꯔꯥꯡ ꯈꯨꯔꯥꯏ ꯃꯥꯏꯀꯩꯗ ꯍꯥꯏꯕ ꯇꯥꯔꯦ ꯈꯨꯔꯥꯏ ꯊꯥꯡꯖꯝ ꯂꯩꯀꯥꯏ ꯑꯃꯗꯤ ꯈꯨꯔꯥꯏ ꯊꯧꯗꯥꯝ ꯂꯩꯀꯥꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯂꯧꯅꯝꯕꯥꯜ ꯑꯁꯤꯗ ꯈ꯭ꯋꯥꯏ ꯑꯩꯈꯣꯏꯒꯤ ꯆꯥꯎꯅ ꯂꯧꯅꯝꯕꯥꯜ ꯀꯥꯏꯕ ꯃꯐꯝ ꯖꯒꯥꯗꯨꯗꯅꯤ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯃꯅꯤꯡꯗ ꯂꯩꯖꯔꯤꯕꯁꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯅꯤ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯧꯅꯝꯕꯥꯜ ꯀꯥꯏꯕꯗꯒꯤ ꯑꯌꯥꯝꯕ ꯏꯁꯤꯡꯁꯤ ꯃꯔꯨꯑꯣꯏꯅ ꯈꯨꯔꯥꯏ ꯂꯝꯂꯣꯡ ꯕꯖꯥꯔꯔꯣꯝꯗ ꯍꯥꯏꯊꯈꯤꯕ ꯑꯃꯗꯤ ꯈꯨꯔꯥꯏ ꯊꯧꯗꯥꯝ ꯂꯩꯀꯥꯏꯅ ꯀꯣꯟꯕ ꯖꯒꯥ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯑꯌꯥꯝꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛ ꯌꯨꯝꯁꯤꯡ ꯑꯗꯨ ꯉꯔꯥꯡ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯡꯇꯣꯛꯄꯒꯤ ꯃꯃꯤ ꯑꯗꯨꯅꯤ ꯉꯁꯤ ꯇꯥꯔꯤꯁꯤ ꯑꯩꯅ ꯀꯦꯃꯦꯔꯥ ꯃꯅꯤꯡꯁꯤꯗ ꯌꯦꯡꯕꯤꯌꯨ ꯑꯗꯨꯕꯨ ꯖꯦꯟꯇꯜ ꯇꯥꯕꯤꯕ꯭ꯔꯥ ꯇꯥꯏ ꯇꯥꯏ ꯃꯈꯥ ꯇꯥꯕꯤꯌꯨ ꯖꯦꯟꯇꯜ ꯉꯔꯥꯡꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯖꯒꯥ ꯑꯁꯤ ꯂꯧꯅꯝꯕꯥꯜ ꯀꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯑꯩꯈꯣꯏꯒꯤ ꯂꯧꯅꯝꯕꯥꯜ ꯀꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯄꯅꯣ ꯍꯥꯏꯕꯗꯨ ꯉꯔꯥꯡ ꯃꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯂꯧꯅꯝꯕꯥꯜ ꯑꯁꯤ ꯀꯥꯏꯕꯗ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯅ ꯂꯩꯀꯥꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯊꯦꯡꯅꯩ ꯑꯗꯨ ꯃꯉꯣꯟꯗꯒꯤ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯄꯅꯣ ꯃꯇꯧ ꯀꯔꯝꯅ ꯂꯧꯅꯝꯕꯥꯜ ꯑꯁꯤ ꯑꯩꯈꯣꯏ ꯄꯟ ꯑꯁꯤ ꯊꯤꯡꯗꯨꯅ ꯍꯥꯏꯔꯤꯕ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯅꯦꯆꯔꯦꯜ ꯀꯦꯂꯥꯃꯤꯇꯤꯁꯅ ꯑꯩꯈꯣꯏꯒꯤ ꯁꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯈꯤꯕꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨ ꯈꯤꯇꯪ ꯃꯉꯣꯟꯗꯒꯤ ꯇꯥꯕꯤꯅꯅꯕꯒꯤ ꯇꯥꯟꯖꯥꯗ ꯂꯧꯖꯒꯦ ꯏꯆꯥꯎ ꯀꯩ ꯃꯤꯡ ꯀꯧꯕꯤ ꯑꯩꯒꯤ ꯃꯤꯡ ꯅꯥꯎꯔꯣꯏꯕꯝ ꯄ꯭ꯔꯦꯝꯖꯤꯠ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯨꯔꯥꯏ ꯊꯧꯗꯥꯝ ꯂꯩꯀꯥꯏꯒꯤ ꯌꯨꯅꯤꯚꯔꯁꯦꯜ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯞ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏ ꯏꯆꯥꯎ ꯂꯩꯕꯤꯔꯤꯕ ꯃꯐꯝꯁꯤꯅꯦꯕ ꯃꯔꯨ ꯑꯣꯏꯅ ꯉꯔꯥꯡꯁꯤ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯁꯤ ꯃꯐꯝꯁꯤ ꯌꯥꯝ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯂꯩꯀꯥꯏ ꯑꯅꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯏꯁꯤꯡ ꯂꯧꯅꯃꯜ ꯀꯥꯏꯕꯒꯤ ꯊꯧꯗꯣꯛꯁꯦ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯀꯔꯤꯅꯣ ꯃꯁꯤ ꯂꯦꯝꯕꯅꯔ ꯀꯔꯤ ꯍꯥꯏꯕꯅꯣ ꯃꯁꯤ ꯑꯗꯣ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯨꯝ ꯍꯥꯏꯖꯔꯕꯗꯀꯣ ꯑꯩꯈꯣꯏ ꯁꯤ ꯖꯒꯥꯁꯦ ꯑꯗꯨꯝ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯡꯅ ꯁꯨꯃꯥꯏꯅ ꯀꯥꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯤ ꯇꯧꯗꯦ ꯇꯧꯕꯗꯕꯨ ꯑꯩꯈꯣꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯑꯣꯚꯔꯐ꯭ꯂꯣ ꯆꯠꯄ ꯈꯣꯠꯄ ꯂꯤꯀꯦꯖ ꯃꯆꯥ ꯃꯆꯥ ꯂꯩꯕꯗꯤ ꯑꯗꯨꯝ ꯂꯩ ꯃꯦꯟ ꯑꯣꯏꯅ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯍꯥꯏꯗꯤ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯣꯠ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯉꯔꯥꯡ ꯈꯪꯍꯧꯗꯅ ꯁꯤꯗ ꯌꯥꯝ ꯆꯥꯎꯅ ꯀꯥꯏꯔꯤꯕꯒꯤ ꯃꯦꯟ ꯑꯣꯏꯅ ꯍꯧꯔꯛꯐꯝꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯂꯤꯕ ꯆꯍꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯠꯂꯤꯕ ꯆꯍꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯄꯤ ꯑꯩꯆ ꯗꯤ ꯑꯣꯏꯒꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯄꯥꯏꯞꯀꯨꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔꯐ꯭ꯂꯣ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡ ꯑꯍꯦꯟꯕ ꯑꯗꯨ ꯊꯥꯗꯣꯛꯄꯒꯤ ꯊꯣꯛꯄꯤꯔꯝꯕꯗꯤ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯖꯒꯥꯁꯦ ꯑꯗꯨ ꯐꯨꯟꯖꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯥ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ QS ꯄ꯭ꯔꯣꯖꯦꯛꯀ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯔꯤꯕ ꯖꯒꯥꯁꯦ ꯑꯩꯈꯣꯏ ꯄꯥꯛꯇꯛꯅꯅ ꯑꯍꯥꯟꯕꯒꯤ ꯑꯩꯈꯣꯏꯒꯤ RFCDꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯑꯣꯚꯔꯐ꯭ꯂꯣ ꯊꯥꯗꯣꯛꯄꯒꯤꯗꯨꯗꯤ ꯌꯥꯝ ꯆꯥꯎꯅ ꯇꯧꯕ ꯍꯥꯏꯗꯤ ꯄꯥꯏꯞꯇ ꯐꯨꯝꯕ ꯌꯥꯅꯕꯒꯤ ꯏꯁꯄꯦꯁꯇꯪ ꯈꯤꯇꯪ ꯍꯨꯠꯇꯣꯛꯑꯒ ꯑꯩꯈꯣꯏ ꯁꯤ ꯖꯒꯥꯁꯦ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ QS ꯄ꯭ꯔꯣꯖꯦꯛ ꯏꯝꯐꯥꯜ ꯁ꯭ꯃꯥꯔꯠ ꯁꯤꯇꯤꯒꯤ QS ꯄ꯭ꯔꯣꯖꯦꯛꯀꯤ ꯑꯣꯏꯒꯗꯕ ꯃꯥꯜꯂꯦ ꯃꯣꯏꯒꯤꯅ ꯁꯤꯗ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯄꯥꯏꯈꯠꯄꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯉꯔꯥꯡꯒꯤ ꯑꯩꯈꯣꯏ ꯐꯨꯠ ꯀꯨꯟꯃꯨꯛꯀꯤ ꯃꯌꯥꯒꯤ ꯀꯥꯏꯔꯤꯕ ꯖꯒꯥꯁꯤꯃꯛꯅꯦ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛꯀꯤ ꯂꯦꯚꯦꯜꯒ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯂꯩꯔꯥꯏꯁꯦ ꯊꯨꯒꯥꯏꯔꯒ ꯃꯣꯏ ꯋꯥꯛ ꯍꯧꯔꯝꯕꯅꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛꯇꯣ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯉꯥꯅꯨ ꯑꯃ ꯁꯤꯔꯦꯅꯦ ꯇꯧꯈꯤꯕꯗꯒꯤ ꯍꯥꯏꯔꯤꯕ ꯖꯒꯥꯁꯦ ꯌꯦꯜꯂ ꯉꯥꯅꯨꯔ ꯃꯣꯏꯅꯁꯨ ꯐꯖꯅ ꯃꯦꯟꯕꯤꯔꯝꯗꯕ ꯍꯥꯏꯇꯥꯔꯦ ꯃꯦꯟ ꯐꯦꯛꯇꯔꯗꯤ ꯃꯗꯨꯅ ꯑꯣꯏꯒꯗ꯭ꯔꯅ ꯑꯩ ꯂꯩꯀꯥꯏ ꯃꯍꯨꯠ ꯁꯤꯜꯂꯒ ꯁꯤ ꯋꯥꯐꯝꯁꯤ ꯑꯃꯨꯛꯇꯪ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯄꯨꯡ 3:30 4 ꯇꯥꯔꯛꯄ ꯑꯗꯥꯏꯗꯒꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯏꯐꯨꯠ ꯃꯆꯥ ꯑꯃꯈꯛ ꯑꯗꯨꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯏꯐꯨꯠꯁꯦ ꯐꯥꯎꯔꯛꯅ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯀ꯭ꯂꯕꯀꯤ ꯚꯂꯟꯇꯤꯌꯔꯁꯤꯡ ꯑꯗꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯨ ꯑꯩꯈꯣꯏ ꯃꯦꯟꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯅ ꯑꯩ ꯃꯐꯝ ꯁꯨꯝ ꯆꯥꯎꯊꯣꯔꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯦ ꯈꯪꯍꯧꯗꯅ ꯆꯥꯎꯔꯥꯛꯅ ꯌꯨꯝ ꯀꯌꯥꯃꯨꯛ ꯏꯁꯤꯡ ꯌꯨꯝꯁꯦ ꯊꯨꯝꯖꯤꯟꯕꯒꯤ ꯊꯧꯗꯣꯛ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯥꯏꯐꯦꯠ ꯁꯔꯚꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯑꯣꯏꯅꯀꯣ ꯈꯨꯔꯥꯏ ꯊꯧꯗꯥꯝ ꯂꯩꯀꯥꯏ ꯑꯩꯈꯣꯏ ꯋꯥꯡꯈꯩ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ 15/31 32ꯁꯦ ꯁꯤꯒꯤ ꯑꯣꯏꯅ ꯑꯦꯔꯥꯎꯟ ꯑꯩꯈꯣꯏ ꯌꯨꯝ ꯀꯥ ꯍꯦꯟꯅ ꯁꯣꯛꯄꯗꯤ ꯌꯨꯝ 50-60 ꯑꯗꯨꯃꯥꯏꯅꯗꯤ ꯐꯤꯕꯝ ꯈꯤꯇꯪ ꯍꯦꯟꯖꯟꯅ ꯁꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯣꯛꯄꯗꯤ ꯑꯦꯔꯥꯎꯟ 300 ꯃꯣꯔ ꯗꯦꯟ 300 ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡꯒꯤ ꯏꯆꯥꯎꯁꯤꯅ ꯑꯩꯈꯣꯏ ꯑꯦꯐꯦꯛ ꯇꯧꯋꯦ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯊꯣꯡꯗ ꯑꯩꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ
ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯦꯄꯤꯜ ꯃꯆꯥ ꯑꯃꯇꯪ ꯇꯧꯖꯒꯦ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯪꯍꯧꯗꯅ ꯁꯗꯟꯂꯤ ꯏꯁꯤꯡ ꯏꯆꯥꯎ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯕꯦꯟꯁꯟ ꯄꯕ꯭ꯂꯤꯛ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯔꯤꯕ ꯃꯇꯝꯗꯨꯒꯤ ꯁꯨꯝꯕ ꯀꯜꯆꯔ ꯑꯃ ꯂꯩꯌꯦꯕ ꯁꯤ ꯇꯧꯕꯤꯒꯅꯣ ꯅꯥꯈꯩ ꯁꯦꯡꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯋꯥ ꯉꯥꯛꯇ ꯅꯠꯇꯦ ꯑꯦꯅꯤ ꯍꯧꯖꯤꯛ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯆꯥꯎ ꯕꯦꯟꯁꯟ ꯇꯥꯕꯤꯕ꯭ꯔꯥ ꯕꯦꯟꯁꯟ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯔꯗꯦꯠ ꯑꯣꯏꯅ ꯊꯥꯕꯤꯔꯛꯑꯣ ꯀꯩꯅꯣꯗ ꯁ꯭ꯇꯨꯗꯤꯑꯣꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯗꯨ ꯐꯤꯠ ꯇꯧꯁꯜꯂꯀꯥꯟꯗ ꯑꯃꯨꯛ ꯔꯦꯀꯣꯔꯗꯦꯠ ꯑꯣꯏꯅ ꯑꯩꯈꯣꯏ ꯊꯥꯅꯕ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯂꯧꯖꯒꯦ ꯑꯗꯨꯅ ꯕꯦꯟꯁꯟ ꯃꯇꯦꯛ ꯈꯔ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯄꯤꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯟ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯈꯥ ꯇꯥꯅ ꯇꯥꯕ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯁꯨ ꯎꯈꯤꯕ ꯂꯥꯏꯔꯦꯝꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ ꯄ꯭ꯔꯦꯝꯆꯥꯟꯗꯒꯤ ꯑꯍꯦꯟꯕ ꯀꯔꯤ ꯐꯤꯕꯝ ꯂꯩꯔꯤ ꯈꯪꯃꯤꯟꯅꯁꯤ ꯄ꯭ꯔꯦꯝꯆꯥꯟ ꯀꯔꯝꯕ ꯐꯤꯕꯝꯗ ꯑꯃꯨꯛ ꯂꯩꯔꯤ ꯀꯔꯥꯏꯋꯥꯏ ꯖꯒꯥꯗꯅꯣ ꯍꯧꯖꯤꯛꯀꯤꯁꯦ ꯌꯥꯡꯂꯦꯟ ꯌꯧꯕ ꯌꯥꯎꯗꯣꯔꯦ ꯀꯩꯅꯣ ꯅꯥꯀꯟꯗꯗꯤ ꯖꯦꯟꯇꯜ ꯑꯩꯈꯣꯏ ꯆꯪꯍꯟꯖꯔꯛꯏꯁꯦ ꯑꯩ ꯉꯁꯥꯏ ꯄꯟꯖꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯏꯔꯦꯡꯕꯝ ꯂꯩꯀꯥꯏꯒꯤ ꯁꯂꯥꯟ ꯂꯩꯔꯛ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯍꯧꯕ ꯑꯗꯨꯒ ꯌꯨꯝꯁꯤꯡꯗ ꯑꯁꯣꯜ ꯑꯅꯥ ꯀꯌꯥ ꯑꯃꯁꯨ ꯂꯩꯍꯧꯕꯅ ꯃꯔꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯄꯒꯤ ꯂꯝꯕꯤꯅꯤ ꯆꯪꯍꯟꯖꯔꯛꯏꯁꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯁꯤꯗꯩꯁꯤꯗ SDRF NDRFꯀꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯄꯥꯛꯅ ꯎꯗ꯭ꯔꯦ ꯑꯇꯣꯞꯄꯁꯤꯡꯒ ꯆꯠꯂꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯅꯤꯠꯁꯤꯡꯒꯤ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯂꯩꯀꯥꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯌꯥꯎꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯣꯡꯉꯤꯕ ꯕꯣꯠ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ LDAꯒꯤ ꯍꯥꯏꯇꯥꯔꯦ ꯂꯣꯛꯇꯥꯛ ꯗꯦꯕꯂꯞꯃꯦꯟ ꯑꯣꯊꯣꯔꯤꯇꯤꯒꯤ ꯕꯣꯠꯅꯤ ꯃꯈꯣꯏꯅ ꯄꯤꯕꯤꯔꯛꯄ ꯕꯣꯠꯇꯨ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯃꯤ ꯍꯣꯟꯕꯒꯤ ꯊꯕꯛꯁꯤ ꯆꯠꯊꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯪꯉꯛꯏꯕ ꯂꯝꯕꯤꯁꯤ ꯑꯗꯨꯝ ꯎꯕꯗ ꯈꯪꯕꯤꯔꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯉꯛ ꯌꯧꯕ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯏꯔꯦꯛ ꯊꯨꯝꯕ ꯐꯥꯎ ꯌꯥꯎꯔꯦ ꯑꯩ ꯀꯦꯃꯦꯔꯥꯁꯤ ꯃꯃꯥꯏ ꯑꯣꯟꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯎꯕ ꯅꯨꯡꯉꯥꯏꯅꯕ ꯃꯁꯤꯗꯤ ꯖꯦꯟꯇꯜ ꯑꯩꯈꯣꯏꯒꯤ ꯕꯣꯠꯁꯤꯁꯨ ꯃꯦꯆꯤꯟ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯃꯦꯆꯤꯟ ꯑꯣꯏꯗꯕꯅ ꯃꯥꯒꯤ ꯃꯣꯇꯣꯔꯗꯨ ꯎꯪꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏꯒꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯋꯥꯅ ꯏꯜꯂꯒ ꯕꯣꯠꯁꯤ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯩꯔꯣꯏꯁꯤꯡ ꯂꯩꯔꯝꯕ ꯃꯐꯝꯗꯨ ꯆꯪꯁꯤꯜꯂꯀꯥꯟꯗ ꯂꯧꯊꯣꯛꯄꯗꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯎꯠꯆꯒꯦ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯞꯇꯟ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡ ꯃꯃꯤꯡ ꯑꯁꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯁꯤꯡꯁꯨ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯈꯔ ꯋꯥꯠꯍꯧꯔꯤꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯂꯧꯊꯣꯛꯅꯕꯒꯤ ꯆꯪꯁꯤꯟꯖꯔꯛꯄꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯔꯛꯊꯅ ꯄ꯭ꯔꯦꯝꯆꯥꯟ ꯃꯍꯩꯔꯣꯏꯁꯤꯡꯗꯨ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯍꯣꯟꯗꯣꯛꯄꯒꯤ ꯊꯕꯛꯁꯦ ꯍꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯃꯤꯟꯅꯔꯤꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯍꯧꯔꯤꯕꯗꯨ ꯀꯔꯝꯕ ꯐꯤꯕꯝꯗꯅꯣ ꯃꯈꯣꯏꯅ ꯏꯁꯤꯡꯁꯤ ꯌꯥꯝ ꯆꯥꯎꯔꯕꯅꯤ ꯃꯍꯩꯔꯣꯏꯁꯤꯡ ꯈꯔ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗꯗꯤ ꯃꯈꯣꯏ ꯏꯔꯥꯛꯅꯕꯒꯤ ꯐꯤꯕꯝꯗꯨ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯕꯒꯤ ꯐꯤꯕꯝ ꯊꯦꯡꯅꯕꯤꯔꯛꯏ ꯃꯈꯣꯏꯅ ꯀꯔꯤ ꯄꯥꯎꯗꯝꯕꯤꯔꯛꯄ ꯂꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯥꯡꯗꯣꯛꯀꯗꯕ ꯋꯥꯠꯂꯤꯁꯦ ꯃꯣꯏꯅ ꯂꯩꯍꯧꯔꯤꯕ ꯐꯤꯕꯝꯗꯨ ꯖꯦꯟꯇꯜ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯣꯇꯣꯔ ꯕꯣꯠꯁꯦ ꯃꯣꯇꯣꯔ ꯁ꯭ꯇꯥꯔꯠ ꯇꯧꯔꯦ ꯃꯐꯝꯗꯨ ꯌꯧꯔꯀꯥꯟꯗ ꯈꯪꯒꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯈꯣꯏꯅ ꯐꯣꯡꯗꯣꯔꯛꯄꯗꯗꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯐ꯭ꯂꯣꯔꯅꯆꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯕꯣꯔꯗꯤꯡꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯍꯧꯏ ꯍꯥꯏꯕꯅꯤ ꯑꯗꯨꯃꯛꯄꯨ ꯏꯁꯤꯡꯁꯦ ꯁꯨꯝ ꯆꯥꯎꯕꯒꯤ ꯆꯥꯡꯁꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯄꯥꯈꯠꯄ ꯑꯗꯒꯤ ꯏꯁꯤꯡꯒꯤ ꯑꯏꯪꯕ ꯃꯅꯤꯜꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯨ ꯂꯩꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯂꯧꯊꯣꯛꯄ ꯂꯥꯛꯄꯅꯤ ꯑꯣꯀꯦ ꯆꯪꯁꯤꯟꯕꯤꯌꯣ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯕꯣꯔꯗꯤꯡꯒꯤ ꯃꯥꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯌꯧꯔꯀꯥꯟꯗ ꯀꯔꯤ ꯐꯤꯕꯝ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯡꯖꯒꯦ ꯀꯦꯃꯦꯔꯥꯗꯨ ꯑꯗꯨꯃꯛ ꯃꯗꯨꯗ ꯑꯣꯟꯁꯤꯟꯕꯤꯔꯀꯥꯟꯗ ꯑꯗꯨꯃꯛ ꯄꯨꯟꯅ ꯀꯔꯤ ꯃꯐꯝꯗꯨꯒꯤ ꯑꯣꯏꯕ ꯁꯛꯇꯝꯗꯨ ꯈꯪꯃꯤꯟꯅꯁꯤ ꯏꯁꯤꯡꯁꯦ ꯌꯥꯝ ꯆꯥꯎꯔꯦ ꯈ꯭ꯋꯥꯡ ꯄꯨꯛ ꯌꯧꯔꯛꯑꯕꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ
Okay, प्रेमचंद की लाइन से ओके प्रेमचंद की लाइन से मथंग दमो कोई लौन होना जगे नेटवर्क से नुआई तबनी ना हेक जॉइन तो बावर कांदा तत्पस यावे दुना कोई प्रेमचंद की सिंग साइगे बोर्डिंग द लेहोबा अंगांग सिंग होंदोपगे अदुगुंबा फिबम दुनी उखिबदु अदुगा हौजी हौजी कोई रिकॉर्डेड ओइना थारिसिना चिंगमैरोंगी कोई नागारम की दलाइरिबा पीबा अंगांग मसासी कोई तपसिदा हापकांदा पुथोरपगी फिबम सिनी लेरिसी नाकंदा लिटिल क्लिनिक हना कोई लाइन शमखक लेबनी मधुगी ऑपोजिट थांबा कोई चलिबा लंबी कैनोदुनी नागारमगी मागी चेलिबा खोलम परिंगुदा मधुसी यम चावना इसिंग चाव मधुना मरम काना सम मनुलम थांगसी नोइना इसिंग चावशन बगदुना जि पिकलिबा करिसु खंगजेद्रिबा अंगांगसी पुथोरेसिनी हजिसोदमक सिगी फिबम सिदुम लेरि मियाम लंबी सुओइबा कंगमथरगा होंजो मुक्सेनबा अदुमुक लंबी सुओइबा अदुना चथोक चसिनदा याम खुदोंग चादबा मी कनबगी थबक्तसु यामना अवाबम सु ओइबा जगानी लेरिबा फिबमसी ओके सिगी रेकॉर्डेड सिगी वीडियो सिदा अदुमुक उबा फंगिसिदा याम चाउन इसिंग सुदमक अदुगी मतिक चाउरी हाइतारे हजिसु मफम क्यादा अदुना मखाताना अखोई लाइफ होइना बेंसन नोंथोंबमदगी करी अनौबा अपडेट लेबगे हाबदो अखोई खंगिनसी बेंसन ताबिब्रा ताजा इधर जनता नसाई सी आई नेटवर्क सी तक माले नेटवर्क याद भी सुशी याम तिन कोए हजू सुशी अन मरु होइना जनता कोई की हारी बसी की नसाई हजब दुनिया इना कैमरा से तुम कोई मनिंग द कैप्चर के जनता हारी बफम से सिगी हारी बा सिगी जगह सिनी कोई लमलोंग लोम दगी कोई कुराई लमलोंग लोम दगी कुराई लमलोंग दगी कोई मिनुथों लोम द हाइगलकपगी लमलोंग हाइथरकी जगह है तारे कुराई थोदम लाइकाई मपादी ओइदुनी साइसी हाइरिबा जगह सिदनी यामना कोई ngरang si यामना हेंदोक पाथोंना कोई कोई हाइथरकलीबा कोई पाथरकी सिंग दु कोई मेना बोनाबदा मतिक वागी जगह दुनी अदु मरुओइना हारि मफम सिकतंग खोगी यामना पार्टिकुलरली हारि मफम सिदा खोगी इसिंग का हेना पाथरकी फियम अमा ngरang मायोक नगी बदु खोगी करी करी दोबदगी हाइ अमरमदी करी मफम सिदा करी असोइबल लेबगे हाइबदुगी मतंगदा खोगी हारिबा जगह सिदा लेबिरम बसिनाव ngasai खोगी वांगांग बिरमबा दुना खोगी मखाता तंग खोगी वफम खरा पुंगतोक सगे हाइबगी अपाम मा पुंगतोक पिरि अरा हाई बिसिनाव सिदाव तो कोई वफम सी मफम सी हाई बतारे मफम जगह सी मेन होइना हाई मफम सी मतौ करमना कोई अति मति कोई ngरang सी इसिंग पाथरपगी हाइबदी चांग वांग हाई बतारे ngरang सी इसिंग पाथरपगी केनो फिया थोदो थोखरे करी मरमदगी हाई बतारे मफम सी मरु होइना लौनमबान नेमबनरा नत्रगा कोई हाई मफम सी केनो सी सोइल सी कनो तोंना कोई चामथगी बना करम करी हाबिनी करी एक्सपीरियंस ने बिंग तसेंगना हाबदा अखोई हो कोनसे यामकी यामे दबु आई अते तेगी पंजारो के नना कोले कागी पंजारो तागदा प्रेम पांदा अखोई की कोई हिंगदबदी यादबनिना शागी संतोक लंबिगी दमकता तोरे मपान सिदा अखोई की वाकततन कोतन तौरगा अखोई शागी जीविकावना दुकान फमना चिंबा का वास तौना चिंबा मयाम तौबिरिको सिसु फेक्टर अमदी ओइदोइने मरमतुना आइना हाइजनिंगबदी यारिबा मखै अखोई की उवाजे अखोई मांग काइना अदुम अखोई चेई खुदिंगी थादनसु अदुम लाए अदुम अखोई तरा कुन थाबै मनुंगा अखोइना जो अदुम अनमनसु अदुम हिंदनसु अदुम लाए हाय तसेन हाइजनिंगबदी अखोई की तोरेंपानदा मरुओइना अखोई की उवा कोफोगा सागी सेंथोक लंबिगी तौनबा करबा तौनोगी तौमुक्ता तौरिबा सिसु मेन फैक्टर अमो ओइगनिना खंजै मसिसु यारि मखै तौबिगनो लोइना लोइना अखोई ngrangi kogi sigi yam chauna kai ba koi jaga se masi menna ba ngrangi si yamna awang koi
ayam bagi department ki side ki amdi mari lena ba amdi laikai sigalo ina na yang wana men kya ngarang ki kino tu kermaina mato kerma ki hai ba long ba si men mangam ki bagya tang da mu hajar bada hamada ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯚꯣꯂꯟꯇꯤꯌꯔꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯦꯟꯅꯕ ꯍꯣꯠꯅꯕꯗ ꯉꯝꯖꯕꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯈꯣꯏꯒꯤꯁꯨ ꯌꯥꯝ ꯆꯥꯎꯕ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯑꯃ ꯄꯤꯕꯤꯈꯤ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯑꯍꯥꯟꯕꯗ ꯊꯥꯒꯠꯆꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 17 ꯑꯩꯈꯣꯏ ꯈꯨꯔꯥꯏ ꯌꯨꯅꯤꯠꯀꯤ ꯑꯩꯈꯣꯏ ꯃꯁꯤꯡ ꯌꯥꯝꯂꯕ ꯚꯣꯂꯟꯇꯤꯌꯔꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃ ꯉꯔꯥꯡ ꯂꯧꯕꯤꯗꯅ ꯌꯥꯝ ꯆꯥꯎꯕ ꯃꯇꯦꯡ ꯑꯃ ꯄꯥꯡꯕꯤꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯑꯩꯅ ꯊꯥꯒꯠꯆꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯅꯔꯦꯕꯜ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯄꯥꯕꯨꯡ ꯕꯤꯔꯦꯟ ꯑꯩꯈꯣꯏ ꯁꯤ.ꯑꯦꯝ ꯁꯦꯀ꯭ꯔꯦꯇꯔꯤꯒ ꯉꯔꯥꯡ ꯑꯍꯥꯟꯕꯗ ꯐꯥꯎꯅꯖꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯒꯥꯔꯤ ꯗꯤꯄꯔ ꯊꯥꯕꯤꯔꯛꯑꯦ ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯃꯊꯪꯗ ꯋꯥꯡꯈꯩ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯑꯣꯅꯔꯦꯕꯜ ꯑꯦꯝ.ꯑꯦꯜ.ꯑꯦ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔ ꯍꯥꯏꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯁꯔ ꯑꯁꯤꯅꯁꯨ ꯃꯥꯒꯤ ꯌꯥꯝ ꯆꯥꯎꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯀꯦꯟꯗ꯭ꯔꯒꯤ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯑꯆꯧꯕ ꯃꯥꯒꯤ ꯀꯩꯅꯣꯝꯃ ꯄꯤꯕꯤ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯩꯈꯣꯏ ಶ್ರೀ ꯂꯩꯁꯥꯡ ꯊꯦꯝ ꯁꯨꯁꯤꯟꯗ꯭ꯔꯣ ꯃꯌꯥꯝꯅ ꯌꯥꯏꯃ ꯍꯥꯏꯔꯒꯁꯨ ꯈꯪꯅꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯁꯔ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯑꯁꯤꯒꯤ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯂꯩꯁꯥꯡ ꯊꯦꯝ ꯏꯇꯣꯆꯥ ꯄꯥꯕꯨꯡ Okay, Benson kitang kitang tension biro line da so to atopa mayam laibani na kitang point da lakpiro mayam ama mateng pangpa mayam laire yamna help to bire yamna thagale yam phai sumaina war matam da pulapna hona minute na tawrisi Benson isagi rimam khak conclusion oina ama thambiro mathang dam khuk line launa bahona jarke hojikoina Johnson so muk line da lairibini okay Jental maru oina hariba mafum jaga sida ngarang yam chauna ising longnaban karibagi maru maram hargati kogi turien mapanda hariba mafum sigi khatana hariba mafum khudimuktazu kogi turien mapanda uwa thariba thatiba adi lanai goiba business establishment tongna bhonabada longnaban dalaiba hauliba uwa thatpa amadi matam gi lengang na pakhalakpa project sing adu kogi matam kogi Bashandana have a film Saturn Kambiramba Adumba Maram the Maru Haribal Kuyichauna Lonaman Kaiji incident scene company had a high but now Okay, thank you very much Benson Aduga Kumalampaki ISBT Laibagi Mana Adwai Haitare Madugi Jagadu so Ising Jam Chown of the Maktumaga Lema Benson Kitang Yaragadi Yokshan Bibi Yabra Yokshan Biragadi Amwajagani. Thank you very much Benson. Makata na koi. Okay, thank you. Korang ngai jiram ge Benson Makata na mu koi Johnson na mu lai long ge Johnson tabi bra. Johnson tabi bra. Tai gentle tai. Johnson hojik karam mafam na mu lai bira bage aduga mafam dogi chorak pa phibam na kari oire hojik ising chawbam mafam da leiba male ngasai various da leibiram budu da ge hojik ti lambi su udre lambi na karam mana khongba no karam kari no gyan ta tadre Benson kamaina kari phibam no thambiramo karai jaga do no hana mafam do haibiro hojik se aina hojik lai ba sakoi ge phunda phong ken de manung chan na lai ba unam khunau lambi sambai tangkham hai lambi isini aina hojik chali lambi se mayai se buktan ising gi mayai se buktani sorok tani hai tare adu mafam sorok se ising je yamna sangna ising ge thumjal laga lai khare mafam se chawrakna kaya kilometer amaga makhai mukki changdi isingge yam thunjin khare adu gari macha je yamna wana thore adu makham masida dum kya tare sado khasi na farak yam ta ba ha du ko ha ba tare Okay, sigi leri phibam se ngasai gi karom dagi ngasai kongba maru gi rom gi tigi dum oidori bra sigi kano se karom dai haijelak pa isingna ayam oine ne khanbi yam pak sana su thumme yengba matam da lambi su dum padana thumgre gentle se ke khoi kongba maru lai pham len gi khoi centharak ba khoi kongba turen gi dai na hai tar turen je kai khoi kai ga hen ba ising je pathora khoi labuk se labuk dagi loina mu centharak pa hai tar mafam sida lai ipa ke purap ipa on tare Laikai da khungang sing da leri ba sing di thumjan bigi do kari phibam oi labu khatara na taragana atopa zumba thumang odaw mali yeng di manung da hape changbi rubra kari phibam ubi
ꯌꯨꯝꯗꯕꯨꯛꯇꯤ ꯆꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯁꯥꯏꯠ ꯈꯔ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯧꯕꯨꯛꯀ ꯇꯥꯏꯅꯅ ꯂꯩꯕ ꯁꯥꯏꯠꯁꯤꯗꯤ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯊꯨꯝꯕꯗꯒꯤ ꯍꯦꯟꯅꯗꯤ ꯌꯥꯝ ꯀꯟꯅꯗꯤ ꯊꯨꯝꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯌꯨꯝ ꯃꯅꯨꯡꯗꯗꯤ ꯌꯥꯝ ꯀꯟꯅ ꯊꯨꯝꯕ ꯑꯣꯏꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛ ꯂꯝꯕꯤ ꯃꯇꯥꯏ ꯑꯩꯈꯣꯏꯒꯤ ꯀꯦꯅꯦꯜ ꯂꯩꯕ ꯖꯒꯥ ꯑꯗꯒꯤ ꯄꯥꯊꯣꯔꯛꯄ ꯖꯒꯥ ꯑꯁꯤ ꯈꯛꯇꯅꯤ ꯍꯣꯏ ꯊꯨꯝꯃꯤꯕ ꯍꯥꯏꯕꯕꯨ ꯑꯌꯥꯝꯕꯅ ꯂꯧꯕꯨꯛꯀꯤ ꯑꯣꯏꯕ ꯁꯔꯨꯛꯁꯤꯡꯗꯅ ꯊꯨꯝꯕꯅꯤꯅ ꯌꯨꯝꯗꯗꯤ ꯌꯥꯝ ꯀꯟꯅ ꯆꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯧꯕꯨꯛꯀ ꯇꯥꯏꯅꯕ ꯈꯤꯇꯪ ꯈꯔ ꯉꯝꯗꯕ ꯅꯠꯇ꯭ꯔꯒꯅ ꯀꯨꯊꯕ ꯖꯒꯥꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯈꯔ ꯆꯪꯁꯤꯟꯕ ꯃꯗꯨ ꯅꯠꯇꯅ ꯀꯥ ꯍꯦꯟꯅꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯊꯨꯝꯖꯤꯟꯕ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝꯗꯤ ꯎꯗ꯭ꯔꯤ ꯑꯗꯨꯕꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯌꯥꯝ ꯆꯥꯎꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯃꯥꯌꯣꯛꯅꯍꯜꯂꯦ ꯃꯩ ꯏꯁꯤꯡ ꯅꯨꯡꯉꯥꯏꯇꯕꯒꯤ ꯐꯤꯕꯝ ꯂꯩꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯂꯩꯔꯤꯁꯦ ꯑꯉꯥꯡꯁꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯁꯥꯟꯅꯕꯒꯤ ꯐꯤꯕꯝꯅꯤ ꯌꯥम ꯇꯥꯡꯅ अदुमक हेक उबगी मोंगदनी लेरिसि ओके जॉनसन मखा ताना करम मफमदा चटपिगदौरी अदुगा सिगी फिबम सि लंबी थुंबगिदो क्याम सांगना कराइबौ लेबीना अखोगी थुमजलेना खंबी इसाना लेबिरिदो हाइफेट चौरापो येंगबदा चौराना लंबीजे किलोमीटर अमगा मखाइमुगी चांगरे लंबीजे पुरा थुमजनगरे लंबीजे अखोगी चटपदा ग्यान मेन तादरे हाइतारे नकन येत ओइदजो अखोगी खुंबा लेबनिन गारी थौबदजो फरक याम ताबा जगह अमजो ओइरे ओइरे कोंकुचु अखोगी सोरोकसे अखोगी कोलास थादबना मरम ओइ कोंकुचि मैम लैबा अदम कोंकुचिने मरम ओइ अखोई एक्टिवागो थरको मतमदा कोई एक्सीडेंट थोकवा दुम यावरे अदुबो चिंफापुदबो गारीने अमुके हेना यम तो यार तार जगह इसा इसाना गाड़ी थोबो इतारगसु नत्रगना गाड़ी लाक्तारगसु हौजिपुदि खोंना चटपिरे दु खा सेक्शन बिरो लंबीदा कोंकुट लेरंबा तारगदि मदुदा इसिंसु लेबा उसु उदबा लंबीना कराइदा लोरिनो करिनो खंगदबा नापी खरा हुदा लमसमदा थौना दुरिने अदुना खुदोंग चादबा यामना मायउनगनेना खाली खरा सेक्शन लेबिरो कराइ वाइ जगादा मुक चटपिदोइनो मफम करंबा जगादा मुक यौसनबिदोइनो मखा ताबा मदुगे खोइ पाउदमदो लौनबा होनजरके हौजि फाउगिनदि जॉनसन थागचरे Okay. Imphal East District की मनुंग चनबा खुंद्राखोम Assembly Constituency की अखोगी लैरिबा सिगी जगह सिंगसिदा मरुइना कोंगबा तुरिल की हौरकफम कोंगबा मरुगी सिगी जगह सिदगी अखोगी चेंतरक इसिंगसिना मदुना मरम ओरकांदा याम पाक्तकना लौफम क्या अखोगी लौ परि क्या अखोगी थुमजिनकिबा अदुबु यामना लाइबक फबमना हारिबा जगह सिगिदा हौजि अखोगी वीडियो जर्नलिस्ट जॉनसना थंबिकिबदुदा युम कै थुमजनबा लेकाइदा हाइजला कांदा अखोगी युम थुंबगी अदुम फिबम उदे अदुबु मनांग नखुदा खरा थुमयामनि ख्वाइदा मरु ओइना खुदोंग चादौ मायउनरिसि लंबी सि पाक्तंगना थुंगिबनिना चथोक चसिंदा तुकुमतिक यामना खुदोंग चादबा अदुगु चत्तबदि यादबा थबक थोरमसिंग लाक्तारगदों चनरिबनि अदुना मखाताना होजे खोइ मियामदा हेना फिबम सोइबा फिबम से खोइ सि पोंग सारगा खोइगी नुपा मसा मखक हि होलगा लाइबनि पोंग से सारगा नीला लेरे नीला करम मफमदनो नीला ताबिब्रा नीला ताबिब्रा नीला की केनो तो ऑडियो तो ऑन तौबियो फोन दा केनो तौबदो तारे तारे नीला हाइबियो करा वाइ जगह दनो लेरिसि करी फिबम नोजिक ओरिबो फिबम से थंबियो चौराफमदि उरे वेस्ट की ओंथोकजम केंद्र की मनुचना लगिबा आजु मनिंग लेकाय हाइबा अदुदनी हाइबा लंबी असि इंटर विलेज रोड ओइरगसु नंबोल बाजार ताबे आबा अमदे पात्री मामा लेकाय चु तारगा नंबोल तिगिन तारगा मरु लंबी अमा ओइबनी मफम सिदा नरांग सिंपुंग तारपा दुवाइ दिकि मांग लेकाय केनल लखुम लेरमबान गायरगा इसिंग असि कोइ पाथोरतना समसिगी कोइ युम पुन जंखै हेना साइबा कोइ खासि मेने काइगी कोन खासि मेने का मफम सिदा जि ओके नीला मरकथना नाक्ता लेबिरिबा कोइगी अहंदो वारी साबा याब्रा मदु खुदोंग साबा लेब्रा चौराकपा अमदा यागने ओके अहंदुदा हंबिरो कोइगी खाजिरी की लेरिबा फिबम से हंदकसिना सुमाइना तौबा अहानबरा ममांगिदसु दुमक थोकपरा कमाय तौगेदो ममांगदा तौदि तौवे दुबो सिखि की फिबम मक्ति यौफाते अदु ngaraang nungdin pung ahum tang helkwada da mingai kukai ba koi pire kai ba adigi turiya diki pathar khotar pa adigi bani undi phudar kwani jina pasinnar ka ko phudar koi jai ja thena ki ba dong thiba awa ba sine ji lei condition ji पाबो हुजु फावदा कोइ की केंद्र सिगी एमएलए दी कोइ लागा कोइ सिगी कोइ सिंग
ꯊꯝꯖꯤꯟꯕ ꯁꯤꯒꯤ ꯌꯦꯡꯁꯤꯟꯕ ꯈꯣꯡꯆꯠꯇꯤ ꯂꯥꯛꯄꯤꯔꯝꯃꯕ ꯍꯧꯖꯤꯛꯐꯥꯎꯗꯤ ꯃꯥ ꯏꯟꯁꯄꯦꯛꯁꯟ ꯂꯥꯛꯇꯦ ꯂꯥꯛꯇ꯭ꯔꯤ ꯑꯗꯣ ꯌꯨꯝꯗ ꯍꯧꯖꯤꯛ ꯂꯤꯟ ꯆꯪꯉꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯐꯦꯠ ꯄꯥꯎ ꯐꯪꯖꯩ ꯑꯗꯨ ꯂꯤꯟ ꯆꯪꯉꯤ ꯑꯗꯩ ꯂꯣꯏꯅꯃꯛ ꯐꯃꯨꯡ ꯇꯥꯎꯈꯠꯇꯅꯀꯣ ꯌꯥꯝ ꯈꯨꯗꯣꯡꯆꯥꯗꯕ ꯀꯟꯗꯤꯁꯟꯗ ꯂꯩꯔꯦ ꯃꯁꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗ ꯀꯔꯤ ꯀꯔꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯕꯀꯣ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯣ ꯃꯌꯥꯝꯅ ꯊꯥꯗꯕꯤꯔꯒ ꯇꯧꯕꯤꯔꯣ ꯍꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯀꯥꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝ ꯍꯥꯡꯗꯣꯛꯄꯤꯔꯀꯥꯟꯗ ꯌꯨꯝꯊꯣꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯍꯣꯟꯗꯣꯛꯑꯒ ꯔꯤꯂꯤꯐ ꯀꯦꯝꯗ ꯍꯥꯡꯗꯣꯛꯑꯒ ꯂꯩꯕꯒꯤ ꯐꯤꯕꯝꯗꯤ ꯀꯔꯤ ꯀꯔꯤ ꯂꯩꯕꯤꯕꯒꯦ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯀꯨꯝꯕꯗꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕꯗ ꯁꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯒꯨꯝꯕꯗ ꯃꯁꯤꯗ ꯈꯔ ꯇꯥꯁꯤꯟꯗꯔꯒ ꯖꯒꯥꯗ ꯃꯥꯒꯤ ꯌꯥꯅꯕ ꯂꯩꯅꯕ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡ ꯆꯥꯎꯔꯕꯅꯤꯅ Okay, okay, Lin Ham Su Phao Male do Nila ai keno mata haijage keno Chaurangna khajiri ki hojik leiriba phibam do aduda punna yum Chaurangna yum kya mungno hojik awaba khudong thiba nangi se aduga miyam singse hojik khudong cha da mayung na ba haiba bu si yamna khudong thiningai oiba sakam amsu uri ni ꯃꯁꯤꯗ ꯂꯩꯕꯁꯤ ꯇꯨꯔꯦꯟ ꯔꯥꯠ ꯊꯪꯕꯗꯤ ꯁꯣꯛꯇ꯭ꯔꯦ ꯔꯦꯠ ꯁꯥꯏꯠꯁꯦ ꯁꯤꯗ ꯌꯥꯝꯗ꯭ꯔꯕꯗ ꯌꯨꯝꯊꯣꯡ 200ꯒꯤ ꯃꯌꯥꯗ ꯁꯣꯛꯑꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯌꯨꯝꯊꯣꯡ 200ꯔꯣꯝ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯥꯌꯣꯛꯅꯔꯒ ꯑꯋꯥꯕꯗꯤ ꯃꯥꯌꯣꯛꯅꯔꯤ ꯌꯥꯝ ꯊꯤꯅ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯔꯒꯅ ꯁꯤꯒꯤ ꯃꯇꯦꯛꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡ ꯍꯨꯝꯐꯨ ꯍꯨꯝꯗ꯭ꯔꯥꯁꯦ ꯁꯤꯅꯤ ꯍꯧꯖꯤꯛ ꯗꯦꯟꯖꯔ ꯑꯣꯏꯔꯤ Okay. ꯍꯧꯖꯤꯛ ꯃꯔꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡ 80ꯗꯒꯤꯅ 60ꯔꯣꯝꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯏꯁꯤꯡ ꯏꯆꯥꯎ ꯃꯥꯌꯣꯛꯅꯔꯤ ꯑꯗꯨꯒ ꯌꯨꯝꯗ ꯂꯤꯟ ꯀꯥꯡ ꯆꯪꯉꯛꯇꯨꯅ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗꯁꯨ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯃꯇꯥꯡꯁꯤꯗ ꯂꯝꯗꯝꯁꯤꯒꯤ MLA ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯙꯥꯟ ꯅꯠꯇ꯭ꯔꯒ ꯖꯤꯂꯥ ꯄꯔꯤꯁꯠꯀꯤ ꯑꯣꯏꯕ ꯃꯤꯍꯨꯠ ꯑꯃꯠꯇꯅ ꯂꯥꯛꯂꯒ ꯑꯩꯈꯣꯏꯒꯤ ꯌꯦꯡꯁꯤꯟꯕꯒꯤ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯃꯤꯁꯨ ꯇꯥꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯑꯁꯤꯅꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯛꯂꯤ Okay, yam noi je visual khara haipet chorak pa ma round oina haipet utpiro mafam uri bodo koi leiri phibam je yum chu mayam thumjin basu ure aduga leiri du koi ge lambi thong si karino gyanam ta tadrabane ji lambi na karamano koi ge lamsam dani salisi tractor ma su yam wana koi keno tawri du mi kan bagi koi ge mi si ayam phamda thangdong na khiba nupi ngang sing sapagadam pham sing da thangdong na khiba in chon basu dum yauri nga phap su yaunari marak chida dubu leiri phibam du da koi ge ayam ba mafam si yam kita khaji khara khak thumba na taba yam paktak na adusu ising si yam wang na haijal aga thumbani na yam chawn khudong cha dom di mayuk na gani na khali dubu hojik sigi phibam sida relief material aduga khudaki oi ba kari lokhot pa ya ba section thorang sing lokhot pa ya ba ga ha ba dunia hojik miyam na ngai nari basi mamang da su dum ising chaw badi tawgi adubu handa kisika di kya maran jabe okay makha tabiyo ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯝꯕꯤꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯃꯅ ꯇ꯭ꯔꯦꯛꯇꯔ ꯊꯧꯕꯤꯔꯒ ꯑꯩꯈꯣꯏ ꯂꯝꯕꯤꯁꯤꯗ ꯂꯥꯛꯄꯤꯔꯦ ꯑꯗꯣ ꯄꯥꯕꯨꯡꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯈꯔ ꯑꯗꯨꯝ ꯇꯥꯃꯤꯟꯅꯁꯦ ꯑꯩ ꯄꯥꯕꯨꯡ ꯍꯧꯖꯤꯛ ꯀꯔꯣꯝ ꯆꯠꯄꯤꯒꯗꯕꯅꯤ ꯑꯩꯁꯦ ꯆꯍꯤ ꯃꯃꯥꯡꯁꯤꯗ ꯆꯠꯀꯦ ꯇꯧꯕ ꯑꯗꯣ ꯏꯁꯤꯡ ꯆꯥꯎ ꯂꯩꯔꯝꯃꯦ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯉꯁꯥꯏ ꯈꯤꯇꯪ ꯆꯠꯂꯒ ꯃꯃꯥꯏ ꯂꯩꯁꯦ ꯍꯥꯏꯅ ꯇꯧꯕ ꯑꯗꯩꯗ ꯍꯥꯏꯗꯣ ꯑꯩ ꯌꯧꯗꯣꯏꯅꯦꯕ ꯍꯣꯏ ꯄꯥꯎ ꯂꯝꯕꯤꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯂꯝ ꯌꯧꯕꯤꯗꯣꯏꯅꯣ ꯄꯥꯕꯨꯡ ꯍꯧꯖꯤꯛ ꯑꯩ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯕꯥꯏꯒꯤ ꯃꯌꯨꯝ ꯆꯪꯒꯦ ꯇꯧꯕ ꯈꯥꯖꯤ ꯃꯃꯥ ꯂꯩꯀꯥꯏ ꯑꯣꯏꯕꯤꯗꯣꯏꯔꯥ ꯃꯅꯤꯡꯀꯥꯏ ꯍꯥꯏꯗꯤ ꯃꯔꯤ ꯂꯩꯀꯥꯏꯗ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯍꯜꯂꯒꯦ ꯈꯜꯂꯦ ꯍꯧꯖꯤꯛ ꯑꯣ ꯂꯝꯕꯤꯁꯦ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ MLA ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯗ ꯀꯔꯤ ꯋꯥꯐꯝ ꯊꯝꯅꯤꯡꯉꯤ ꯃꯁꯤꯁꯦ ꯑꯩꯅ ꯈꯟꯖꯕꯗ ꯃꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅ ꯃꯁꯤꯒꯤ ꯇꯦꯂꯤꯐꯣꯟꯁꯦ ꯐꯖꯅ ꯁꯦꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯈꯤꯇꯪ ꯐꯥꯎꯒꯗ꯭ꯔꯦ ꯈꯟꯖꯩꯕꯀꯣ ꯁꯦꯝꯕꯤꯗꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯪꯉꯦꯗꯣ ꯑꯗꯨꯅ ꯉꯥ ꯐꯥꯝ ꯅꯨꯡ ꯇꯧꯕꯗꯤ ꯑꯩ ꯂꯩꯖꯗꯦ ꯁ꯭ꯋꯥꯏꯗꯗꯤ ꯉꯥ ꯐꯥꯝ ꯇꯧꯕ ꯈꯔꯕꯨꯗꯤ ꯂꯩꯔꯝꯕ ꯌꯥꯏ ꯆꯠꯈ꯭ꯔꯦ ꯃꯐꯝ 5 ꯇꯔꯨꯛ ꯆꯠꯈ꯭ꯔꯦ ꯑꯣ ꯇꯁꯦꯡꯅ ꯑꯩꯗꯤ ꯃꯥꯏ ꯑꯩꯗꯤ ꯀꯩ ꯇꯧꯕꯅꯤ ꯑꯗꯨꯅ ꯆꯪꯉꯣꯏꯗꯅ ꯁꯨꯝ ꯆꯪꯉꯛꯄꯁꯤꯗ ꯑꯩꯒꯤ ꯃꯌꯥꯎꯅꯕꯅꯤ ꯃꯌꯥꯎꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯥꯕꯨꯡ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅꯤ ꯂꯩꯔꯛꯇ ꯑꯃꯨꯛ ꯆꯪꯈꯤꯗ꯭ꯔꯛꯄ ꯑꯗꯨ Okay,
ꯅꯤꯂꯥ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯥꯛꯄ ꯑꯇꯩ ꯑꯀꯣꯏꯕ ꯃꯐꯝꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯌꯨ ꯈꯨꯗꯣꯡ ꯆꯥꯔꯒꯗꯤ ꯑꯗꯨꯒ ꯈꯔꯁꯨ ꯆꯦꯛꯁꯤꯟꯅꯗꯃꯛ ꯀꯩꯅꯣꯁꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗꯣ ꯌꯦꯡꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯏꯁꯤꯡꯗꯣ ꯌꯥꯝ ꯆꯥꯎꯅ ꯊꯨꯝꯕꯅꯤꯅ ꯏꯁꯤꯡꯁꯨ ꯌꯥꯝ ꯋꯥꯡꯅ ꯊꯨꯝꯒꯠꯂ ꯂꯩꯕꯅꯤꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯒꯅꯤꯅ ꯈꯜꯂꯤ ꯂꯝꯕꯤꯅ ꯀꯔꯝꯕꯅꯣ ꯂꯧꯕꯨꯛꯅ ꯀꯔꯝꯕꯅꯣ ꯍꯥꯏꯕꯁꯨ ꯎꯕ ꯊꯣꯏꯅ ꯐꯪꯗ꯭ꯔꯕꯅꯤ나 ꯑꯣꯀꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯣꯀꯦ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯂꯥꯏꯟ ꯂꯧꯅꯕ ꯑꯃꯨꯛ ꯍꯣꯠꯅꯖꯔꯛꯀꯦ ꯅꯤꯂꯥ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯑꯞꯗꯦꯠ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯅꯤꯂꯥ ꯃꯃꯥꯡꯗ ꯆꯪꯕꯤꯔꯤꯕꯁꯦ ꯑꯩꯈꯣꯏ ꯇꯦꯃꯁꯤꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯄꯤꯔꯤꯁꯦ ꯑꯍꯟꯅ ꯂꯝꯕꯤ ꯇꯥꯛꯏ ꯑꯍꯟꯅ ꯂꯝꯕꯤ ꯇꯥꯛꯏꯗꯣ ꯑꯗꯨ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯥꯏꯟ ꯂꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯥꯔꯂꯤꯌꯔ ꯑꯩꯈꯣꯏ ꯔꯦꯀꯣꯔꯗꯦꯗ ꯚꯤꯗꯤꯑꯣꯁꯤꯡ ꯂꯩꯔꯒꯗꯤ ꯃꯗꯨ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯏꯐꯦꯠ ꯄꯤꯁꯥꯔꯒꯤ ꯊꯝꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯣꯜꯃꯣꯁ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯒ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯥꯏꯔꯦꯡꯕꯝ ꯂꯩꯀꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤ ꯌꯥꯝ ꯆꯥꯎꯅ ꯑꯗꯨꯝꯕ ꯃꯥꯌꯣꯛꯅꯕ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯎꯔꯤꯕ ꯚꯤꯖꯨꯑꯦꯜꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯥꯟꯗꯦꯒꯤꯅꯤ ꯆꯤꯡꯃꯩꯔꯣꯡꯒꯤꯅꯤ ꯑꯗꯨꯅ ꯁꯤꯗ ꯍꯣꯇꯦꯜꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯤꯒꯤ ꯌꯥꯝ ꯆꯥꯎꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯎꯔꯦ ꯑꯗꯨ ꯏꯚꯟ ꯏꯁꯤꯡꯁꯤ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜ ꯃꯅꯨꯡꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯄꯒꯤ ꯂꯩꯔꯦ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯑꯗꯨꯒꯨꯝꯕ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯍꯌꯦꯡ ꯃꯁꯤ ꯕꯦꯔꯥ ꯀꯥꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠꯁꯨꯅꯤ ꯑꯗꯨꯕꯨ ꯏꯁꯤꯡꯁꯤ ꯌꯥꯝ ꯆꯥꯎꯅ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯁꯨ ꯚꯣꯂꯨꯝꯁꯤ ꯌꯥꯝ ꯆꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯄꯅꯤꯅ ꯃꯈꯥꯗꯒꯤ ꯍꯧꯔꯀꯥꯟꯗ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗꯒꯤ ꯑꯩꯈꯣꯏ ꯄꯥꯔꯀꯤꯡꯒꯤ ꯑꯦꯔꯤꯌꯥ ꯂꯩꯕ ꯈꯣꯠꯄ ꯁꯤꯒꯤ ꯖꯒꯥꯗꯒꯤ ꯍꯧꯔꯀꯥꯟꯗ ꯏꯁꯤꯡꯁꯤ ꯆꯦꯟꯁꯤꯜꯂꯛꯑꯀꯥꯟꯗ ꯊꯨꯝꯀꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯗꯨꯅꯤ ꯂꯩꯔꯤꯁꯤ ꯚꯤꯖꯨꯑꯦꯜꯁꯤꯗ ꯎꯔꯤꯁꯤꯗ ꯏꯁꯤꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯣꯡꯖꯦꯜ ꯏꯔꯩꯁꯤ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯄꯒꯤ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝꯅꯤ ꯑꯗꯨꯅ ꯑꯥꯏ ꯑꯦꯁ ꯕꯤ ꯇꯤꯒꯤ ꯅꯥꯀꯟ ꯑꯗꯒꯤ ꯍꯥꯏꯔꯤꯕ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯥꯟꯗꯤ ꯂꯩꯔꯤꯕꯁꯤ ꯌꯥꯝ ꯄꯪꯂꯥꯞ ꯂꯥꯞꯄ ꯃꯐꯝ ꯅꯠꯇꯦ ꯑꯗꯨꯒ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯥꯟꯗꯤ ꯂꯩꯔꯤꯁꯤ ꯈꯔꯁꯨ ꯀꯨꯊꯕ ꯖꯒꯥꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯐꯝꯗꯨ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯔꯝꯂꯣꯝꯗꯒꯤ ꯏꯁꯤꯡꯁꯤ ꯑꯁꯣꯝꯗꯁꯨ ꯌꯥꯝ ꯆꯥꯎꯅ ꯂꯧꯈꯠꯄꯅꯤꯅ ꯁꯤꯒꯤ ꯂꯩꯔꯤꯁꯤꯗ ꯍꯧꯖꯤꯛ ꯎꯕꯤꯔꯤꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯜꯗꯒꯤ ꯑꯍꯣꯕ ꯖꯒꯥ ꯅꯠꯇ꯭ꯔꯒꯅ ꯑꯍꯥꯡꯕ ꯖꯒꯥ ꯈꯔ ꯂꯩꯕ ꯃꯐꯝꯁꯤꯗꯒꯤ ꯏꯁꯤꯡꯁꯤ ꯆꯦꯟꯁꯤꯜꯂꯛꯑꯀꯥꯟꯗ ꯍꯧꯖꯤꯛ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅꯤ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯋꯥꯡꯈꯠꯂꯛ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯥꯟꯗꯦ ꯃꯅꯤꯄꯨꯔꯒꯤꯅꯁꯨ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯃꯤꯡ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ ꯍꯣꯁꯄꯤꯇꯥꯂꯤꯇꯤꯒꯤ ꯂꯝꯗꯗꯤ ꯍꯣꯁꯄꯤꯇꯥꯜ ꯃꯦꯅꯦꯖꯃꯦꯟꯒꯤ ꯑꯗꯨꯒꯨꯝꯕ ꯂꯝꯗꯝꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯂꯤꯇꯤꯒꯤ ꯂꯝꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯁꯤꯒꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯍꯣꯇꯦꯜ ꯑꯃꯈꯛꯅꯤ ꯑꯗꯨꯕꯨ ꯁꯤꯒꯤ ꯐꯤꯕꯝꯁꯤꯅꯤ ꯂꯩꯔꯤꯁꯤ ꯑꯗꯨꯒ ꯁꯤꯒꯤ ꯗ ꯅꯠꯇꯅ ꯅꯣꯔꯠ ꯑꯦꯑꯣꯁꯤꯒꯤ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯍꯣꯇꯦꯜ ꯂꯩꯔꯤꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯣꯇꯦꯜꯁꯤꯡ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡ ꯃꯐꯝꯁꯤꯡꯗꯤ ꯌꯥꯝ ꯆꯥꯎꯅ ꯏꯁꯤꯡ ꯊꯨꯝꯖꯤꯟꯕ ꯏꯁꯤꯡ ꯆꯦꯟꯁꯤꯟꯕꯒꯤ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯂꯩꯔꯤ ꯏꯚꯟ ꯃꯁꯤ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯎꯕꯤꯔꯤꯕꯁꯤꯅꯤ ꯖꯦꯅꯦꯔꯦꯇꯔ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯄꯨꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯕꯒꯤ ꯁꯛꯇꯝꯁꯨ ꯑꯗꯨꯝ ꯎꯔꯤ ꯑꯣꯀꯦ ꯁꯤꯗ ꯎꯔꯤꯕꯁꯤꯗ ꯅꯥꯀꯟꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯦꯟꯇꯤꯂꯦꯇꯔꯒꯨꯝꯕ ꯀꯩꯅꯣꯒꯤ ꯋꯤꯟꯗꯣꯒꯤꯁꯤꯗ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯏꯁꯤꯡꯁꯤ ꯑꯣꯔꯣ ꯑꯣꯔꯣ ꯍꯩꯊꯔꯛꯄꯒꯤ ꯐꯤꯕꯝꯁꯦ ꯑꯗꯨꯃꯛ ꯎꯔꯦ ꯑꯗꯨꯅ ꯁꯤꯁꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯏꯁꯤꯡꯁꯤ ꯊꯨꯝꯖꯤꯜꯂꯛꯄꯒꯤ ꯐꯤꯕꯝꯗꯨ ꯃꯥꯌꯣꯛꯅꯕ ꯌꯥꯏ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯂꯩꯔꯤꯕ ꯁꯛꯇꯝꯗꯨꯅꯤ ꯎꯔꯤꯁꯤ ओके अदुगा अतोपा अतै विजुअल सिंग तुरेन गी अदुगा अतै अतै जगह सिंग गी लेरिबा केनो दुसु दमक चौराकपा मा दम उपिरागदि हेना सु दमक फागरेन खले अदुगा लेरिबा फिबम सिदा हौजि हौजि से चौराकपा अखोइना ngसाइदगी येंगबा मतमदा मफम क्यादा ngरांगदि हरकांदि इसिंग थुमजिलगा लेरिसि थोइना हेना कायना फगतपगी फिबम उद्रि हौजि मियाम यामना खमथेंना अवाबा फिबम अमदा मायुनरि इवन इसिंग चावरबनिना लिन कांग मयाम अखोइगी इमुंगदा संगसिनबा सिना मुक महू पुबा महू चेनबा लेंसिना मुक्सिक तारगदि मदु मिसि मिना थोकपा याबगी प्रॉब्लम सुनि लेरिसि इसिंग चावरकांदा अतोकि मतेक खुदोंचादम बायनबसि सिगी अखोइगी इसिंग थुमकांदा लेफम लेतबा मदु खक्तसु नतबा मखादा करी लेबनो करी ओइबनो हाइबसु अखोइना खंगबा ngamdabnina sida puthoriba visual je puthorisi अतोकि मते लिंसि याम चावरे aduna if si venomous oitaragadi yam khudong thinai oidorumni nupi angang le adagi angang khangdam mayama kano taw matamda
ꯑꯗꯩ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯄ ꯃꯇꯝꯗ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯎꯗꯕꯅꯤꯅ ꯃꯗꯨ ꯈꯪꯗꯗꯅ ꯅꯦꯠꯁꯜꯂꯨꯕ ꯃꯈꯥꯗ ꯀꯔꯤ ꯂꯩꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯑꯗ ꯀꯔꯤꯒꯨꯝꯕ ꯀꯣꯡꯀꯣꯠ ꯑꯃꯗ ꯇꯥꯁꯜꯂꯀꯥꯟꯗ ꯅꯠꯇ꯭ꯔꯒꯅ ꯈꯣꯡꯕꯥꯟ ꯑꯃꯗ ꯇꯥꯁꯜꯂꯀꯥꯟꯗ ꯃꯗꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕꯁꯨ ꯌꯥꯔꯤ ꯁꯤꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯑꯩꯈꯣꯏꯒꯤ ꯑꯆꯥꯟꯕꯤꯒꯩꯒꯤ ꯁꯔꯨꯛꯇꯨ ꯃꯥꯜꯂꯤ ꯁꯤꯗ ꯎꯔꯤꯁꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯀꯩꯅꯣꯗꯒꯤ ꯂꯧꯅꯝꯄꯥꯜꯁꯦ ꯀꯥꯏꯔꯒ ꯐꯨꯖꯜꯂꯛꯑꯀꯥꯟꯗ ꯏꯁꯤꯡꯁꯦ ꯍꯥꯖꯜꯂꯛꯏꯕꯅꯤ ꯌꯥꯝ ꯆꯥꯎꯅ ꯗꯥꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯦ ꯆꯦꯟꯊꯔꯛꯄꯒꯤ ꯁꯛꯇꯝꯗꯨ ꯃꯥꯜꯂꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯁꯤꯡꯁꯦ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯌꯥꯝ ꯂꯥꯔꯖ ꯚꯣꯂꯨꯝꯗꯅꯤ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯁꯤꯅꯗꯤ ꯑꯗꯨꯝ ꯊꯪꯅꯔꯤꯕ ꯂꯩꯀꯥꯏꯗ ꯑꯀꯨꯠꯄ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯁꯣꯏꯗꯅ ꯏꯁꯤꯡ ꯆꯥꯎ ꯇꯥꯕꯅꯤ ꯑꯗꯨꯃꯛ ꯄꯥꯠ ꯑꯣꯟꯕ ꯇꯥꯕꯅꯤ ꯂꯩꯔꯤꯕꯁꯤꯗ हाई प्रेशर का लोइनना फोर्स अमग लोइनना इसिंग सी अखोइगी साइड इंथोरकपनिना याम लाइना अदुमक अकोइ मफम सिंगे थुमजिनबदा कइसु कुइना चंगदबा मिकु खरग मनुंगदा अदुमक अखोइगी याम चाउना अजि मखाताना अदुमक इसिंग सी इमाइ सि दum वांखलकपा यावरि होय जगा खरदा खितंग हाइदगिबा खितंग हंदगिबा यावरगसु अखोइगी अयाम मफमददि इसिंग जे अदुमक याम वांगना तुमजिन बगी लेरी इवन उरीपोक की चेरा पोर्ट कम्प्लेक्स की लेरी फिबम सिबाउबा अखोइगी स्टेयर से लांखला कांदा थोंग संगफम सी मेन डोर सी सिगी केनो सिदा अखोइगी सि यावनि इसिंग थुमबाय बसी नॉर्मल मखादा चतारगदि इवन गाड़ी सिबाउबदा दमक अखोइगी सखासे उद्रे ममांगी केनो सी याम फना चाउना दुम वांगना थुमे दुना मियोइबना अखोइ मीना चंग तारगदि खुदि दुम हेना थुमबने अना सिगी फिबम ओइतारगदि थंगना बा अनकपा अदुगा अकोइब मफमसिंगदा खरा कुथम मफमसिंगदि लेप यौंगा थुमबगी फिबमनि लेरिसि अदुसिदा युमदा लेरिबा लन थुम अकोइगी मियोइबगी थमजरिबा प्रॉपर्टी मयामा मांग ताकपा अदुगा कईदा थंबा फौ कयामा कोई इसिंगना चोटकिना इसिंगना चेंधागिदना मदु लौबु यादबा पुरा अमांग तागी फिबमदनि उरिसि अदुना थंगना चानबा इसिंग मरोइना मियामगी थंगना चानबा इसिंगसु यामना प्रॉब्लम अमा ओइदोरे सिदा लेरिसि आईएसबीटी गी नाकन की उरीब सक्तमनी मयाद गाड़ी पलग लेरे वांगमसनी असोम नाकन सोरोनी सोम नाकन सोरोनी इसिंग चावरे सोरोक्सीद फिवम लेतारगदी सोम नाकन आईएसपीटी ओपोजिट लोम थांग साइड लंबी सोम नाकन थांगसीद ओइरोम अखोइगी क्लासिक ग्रांडे ममांग उखिब फुटेजटू मदुद उगिबदुनी सोरोक्सीद फिवम से ओइतारगदी मखादु कयाम यामना इसिंग चेंजलंगनी हाइबसे अखोइ दुम वाखन सागपम दुम थोकनी खरा कुथब जगह खरासु इसिंजे हाजनबमसु ओइबा अदुगा सिदगी हौरकांदा सोम ममांगदा नागारम लोंगी अखोइगी लिटिल क्लिनिक लैबा अदुगु जगादुददि ngasai khoi mamangda ukiba sigi jaga siga pulap samnana khoi paktangna namasi isingje hekta thumjinbagi phibam duni urisi ana yamna si kaisu khangjadaba pi iba angam khak pokwa matung khoi tha khar khak ngairiba angang si sigi thawai si kanbagi sigi phibam sini urisi aduna ayam mpham da hojik mafam kya isingna adumak thumjili aduga turelgi isingi imai yam ka hena handaba oidri ayam phamda khudong thinagi thaki mathakta dumak sienba oiri adubu sigi phibam si mayamna hainari si koigi ithai veresi sigi gate si ayamba gate amakha khangbugi mahuta gate number 3 khak khangbugi mahuta gate ani hum se hang taragadi aduga isingse phajana thadok ki taragadi khara makhaidi turelgi isingse handara kanda aduga turelgi isingi hengalaiba si handagra matungda ngasagi mafam mafamda tungsilaga lairiba ising singdu sithaba yanabagi madungba lambi ama pibi taragadi kharadi phagnen khanbani adubu hojiksu muk maraksida urisi pauna bazar gi mafam sini bazar thonglon grab hojik footpath ki mathakta langkhala kanda aikhogi satarga sigi saru ahum thopagi saru amade duma aikhogi okay asomna khandadi satarje phana sangna thumbasu yaure even transformer fawba thumjilakadaba fawba yaure ana sigi phibam sida leiri sida makhada hek pauna bazar sigi maya si selba lambi sida di mi amana kuma matamda yam chauna ising ye thummadoine aduna pauna bazar asongi okay adu marak thana aikhogi join tongdana akhoigi line da leire akhoigi SKTV gi editor Ras Nongthongbam line da leire Ras tabibra yes ai khonjal de tabira okay sengna tajare tare Ras hojik isana library se karamba mafam dono karawai jaga dono duga mafam se koi
ꯗ꯭ꯌꯨꯂꯥꯂꯦꯟꯗꯅꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯅꯤ ꯁ꯭ꯀꯨꯜꯒꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯐꯝ ꯑꯁꯤꯗꯁꯨ ꯌꯥꯝ ꯆꯥꯎꯅ ꯏꯁꯤꯡ ꯊꯨꯝꯖꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯊꯧꯔꯤ ꯇꯧꯔꯒ ꯃꯌꯥꯝ ꯆꯪꯗꯅ ꯃꯅꯨꯡꯗ ꯂꯩꯍꯧꯕ ꯃꯤꯁꯤꯡ ꯄꯨꯊꯣꯛꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯈꯛꯇꯒꯤ ꯑꯣꯏꯕ ꯉꯔꯥꯡꯗꯒꯤ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯇꯒꯤ ꯍꯧꯔꯀꯥꯟꯗ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯐꯤꯕꯝꯁꯤ ꯈꯔ ꯃꯥꯌꯣꯛꯅꯕ ꯍꯧꯕꯅꯤ ꯑꯗꯨꯃꯛ ꯁꯤꯒꯤ ꯉꯔꯥꯡꯗꯒꯤ ꯍꯧꯔꯀꯥꯟꯗ ꯁꯤ ꯐꯤꯕꯝꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯕꯅꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯈꯔ ꯁꯥꯐꯔꯛꯄꯒꯤ ꯃꯑꯣꯡ ꯎꯕꯤꯕ꯭ꯔꯥ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯄꯒꯤ ꯐꯤꯕꯝ ꯎꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕꯗꯤ ꯌꯥꯝ ꯀꯟꯅ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯐꯤꯕꯝꯗ ꯂꯩꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯥꯏꯔꯪꯂꯣꯝꯗ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯝ ꯂꯩꯀꯥꯏꯗ ꯏꯁꯤꯡ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯀꯥꯏꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯇꯨꯔꯦꯜ ꯍꯥꯏꯁꯤ ꯅꯥꯒꯥ ꯇꯨꯔꯦꯜꯁꯦ ꯁꯤꯗ ꯆꯦꯜꯂꯤꯕꯅꯤ ꯑꯗꯨꯅ ꯅꯥꯒꯥ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯁꯤ ꯃꯁꯤꯒꯤ ꯏꯃꯥꯏꯁꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯀꯥꯏꯔꯪ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯥꯏꯔꯦꯝꯕꯝ ꯂꯩꯀꯥꯏꯗꯒꯤ ꯏꯁꯤꯡꯗꯨꯅ ꯊꯨꯝꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯗꯨꯂꯥꯂꯦꯟꯒꯤ ꯑꯦꯔꯤꯌꯥꯁꯦ ꯀꯝꯄ꯭ꯂꯤꯠꯂꯤ ꯐ꯭ꯂꯗꯦꯠꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯁ꯭ꯋꯥꯏ ꯈꯛꯇ ꯅꯠꯇꯅ ꯑꯁꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯂꯥꯅ ꯍꯥꯏꯁꯨ ꯈꯪꯅꯔꯤꯕ ꯅꯥꯒꯥ ꯔꯤꯚꯔꯁꯤ ꯑꯩꯈꯣꯏ ꯁꯣꯝꯗꯒꯤ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯔꯝ ꯔꯣꯝꯗꯒꯤ ꯅꯥꯒꯥꯔꯝꯁꯨ ꯀꯝꯄ꯭ꯂꯤꯠꯂꯤ ꯂꯥꯏꯔꯦꯝꯕꯝ ꯂꯩꯀꯥꯏꯗꯒꯤꯅ ꯑꯩꯈꯣꯏ ꯅꯥꯒꯥꯔꯝ ꯐꯥꯎꯕꯁꯦ ꯀꯝꯄ꯭ꯂꯤꯠꯂꯤ ꯑꯦꯕꯁꯣꯂꯨꯠꯂꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯗꯤꯡꯀꯣ ꯔꯣड ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯁꯤꯒꯤ ꯂꯦꯐꯠ ꯁꯥꯏꯗ ꯆꯪꯕ ꯁꯔꯨꯛ ꯍꯥꯏꯕ ꯇꯥꯔꯦ ꯂꯦꯐꯠ ꯁꯥꯏꯗ ꯑꯁꯣꯝꯗ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣꯝꯗꯒꯤ ꯂꯣꯏꯅ ꯊꯨꯝꯖꯤꯟꯈ꯭ꯔꯒ ꯁꯣꯝ ꯁꯥꯏꯗꯁꯤꯐꯥꯎ ꯊꯨꯝꯃꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯤꯡꯀꯣ ꯔꯣꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯂꯣꯡꯂꯣꯝꯗꯒꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯃꯟ ꯂꯝꯄꯥꯛꯀꯤ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯍꯥꯏꯖꯟꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯐꯥꯎꯇꯅꯤ ꯆꯠꯍꯜꯂꯤꯁꯦ ꯑꯗꯨꯏꯗꯤ ꯃꯈꯥ ꯇꯥꯅ ꯆꯤꯡꯃꯩꯔꯣꯝꯗꯗꯤ ꯀꯅꯥꯝꯇ ꯆꯠꯍꯟꯗ꯭ꯔꯦ ꯂꯝꯕꯤ ꯏꯁꯤꯡꯁꯤ ꯌꯥꯝ ꯀꯟꯅ ꯆꯦꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯆꯦꯜꯂꯛꯏꯕ ꯏꯁꯤꯡꯗꯨ ꯍꯧꯖꯤꯛ ꯁꯤ ꯇꯥꯟꯅ ꯆꯦꯜꯂꯛꯏꯁꯦ ꯑꯣꯀꯦ ꯗꯨꯂꯥꯂꯦꯟꯒꯤ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯒꯤ ꯃꯤꯌꯥꯝꯁꯤ ꯊꯥꯡꯗꯣꯛꯄꯒꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯐꯤꯕꯝꯗꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯕꯤꯔꯤ ꯑꯌꯥꯝꯕ ꯑꯗꯨꯝ ꯊꯥꯡꯗꯣꯛꯄ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯈꯨꯗꯣꯡꯆꯥꯗꯕ ꯀꯔꯤ ꯃꯥꯌꯣꯛꯅꯕ ꯂꯩꯕꯤ ꯑꯗꯨꯒ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯑꯣꯏꯕ ꯀꯔꯤ ꯃꯈꯣꯏ ꯌꯦꯡꯁꯤꯟꯕꯒꯤ ꯀꯔꯤ ꯐꯤꯕꯝ ꯂꯩꯕꯤ ꯀꯃꯥꯏꯅ ꯇꯧꯕꯤ ꯃꯥꯡꯗ ꯎꯔꯤꯕ ꯕꯤꯜꯗꯤꯡꯁꯤ ꯑꯩꯈꯣꯏ ꯇꯥꯏꯅꯤ ꯇꯣꯠꯁ ꯌꯨꯅꯤꯛ ꯁ꯭ꯀꯨꯜ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜꯗꯨꯒꯤ ꯕꯤꯜꯗꯤꯡꯅꯤ ꯁꯣꯝꯗꯁꯨ ꯂꯩꯔꯦ ꯁꯣꯝꯗꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯍꯥꯏꯕ ꯑꯔꯕꯟ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯃꯦꯅꯤꯇꯣꯟꯒꯤ ꯁꯣꯝꯗ ꯂꯩꯕꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗꯁꯨ ꯀꯝꯄ꯭ꯂꯤꯠꯂꯤ ꯊꯨꯝꯖꯤꯜꯂꯒ ꯂꯩꯕ ꯃꯑꯣꯡꯗꯨꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯄꯣꯔꯒ ꯄꯨꯊꯣꯔꯛꯄꯒꯤ ꯚꯤꯖꯨꯋꯦꯜ ꯃꯥꯡꯗ ꯂꯩꯔꯦ ꯐꯤꯕꯝꯁꯤ ꯌꯥꯝꯅ ꯌꯥꯝ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯂꯩꯔꯤꯁꯦ ꯑꯣꯀꯦ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯗꯨꯃꯛ ꯂꯩꯒꯅꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯈꯤꯇꯪ ꯁꯥꯐꯕ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯣꯏꯊꯣꯛꯄ ꯎꯕꯤꯕ꯭ꯔꯥ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯃꯇꯝ ꯈꯔꯗꯤ ꯁꯤꯒꯤ ꯁꯥꯐꯔꯛꯄ ꯐꯤꯕꯝꯁꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯗꯨ ꯁꯣꯝꯗ ꯆꯦꯟꯊꯔꯛꯄ ꯊꯤꯡꯕ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯏꯝꯐꯥꯜ ꯇꯨꯔꯦꯟꯅꯦꯕ ꯑꯗꯨꯅ ꯑꯗꯨ ꯆꯦꯟꯊꯔꯤꯉꯩꯗꯤ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯈꯔ ꯑꯗꯨꯝ ꯂꯨꯅ ꯂꯩꯅꯤ ꯑꯣꯀꯦ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯑꯍꯦꯟꯕ ꯀꯩꯅꯣ ꯂꯩꯔꯒꯗꯤ ꯔꯤꯄꯣꯔꯠ ꯑꯗꯨꯝ ꯂꯧꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯒ ꯏꯁꯥꯒꯤ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗꯁꯨ ꯊꯦꯡꯅꯕꯤꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯒ ꯊꯣꯛꯂꯛꯄꯅ ꯑꯃꯗꯤ ꯋꯥꯔꯤ ꯁꯥꯖꯒꯦ ꯑꯣꯀꯦ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯌꯥꯎꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯒ ꯊꯣꯛꯂꯛꯏꯔꯣ ꯑꯩꯒꯤ ꯁꯨꯝ ꯃꯣꯏ ꯃꯇꯦꯡ ꯄꯥꯡꯉꯨꯕ ꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯍꯥꯏꯗꯤ ꯑꯌꯨꯛ ꯄꯨꯡ ꯀꯌꯥꯗꯒꯤ ꯍꯧꯔꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯒꯤ ꯑꯗꯨꯝ ꯍꯧꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯌꯨꯛ ꯍꯧꯒꯠꯂꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯏꯁꯤꯡꯁꯦ ꯃꯣꯏ ꯆꯪꯅꯔ ꯂꯩꯔꯝꯃꯦ ꯅꯨꯡꯗꯥꯡꯗꯗꯤ ꯀꯩꯁꯨ ꯇꯧꯗꯦꯕ ꯅꯨꯡꯗꯥꯡꯗꯤ ꯑꯩ ꯌꯥꯝ ꯇꯧꯔꯝꯗꯕꯅꯦ ꯑꯌꯨꯛꯇꯒꯤꯅꯦꯕ ꯁꯤꯒꯤ ꯐꯤꯕꯝ ꯂꯥꯛꯏꯁꯦ ꯑꯣꯀꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯅꯨꯡꯁꯤꯗ ꯃꯤ ꯂꯩꯅꯍꯧꯕ ꯌꯥꯎꯔꯤꯕ꯭ꯔꯥ ꯑꯌꯥꯝꯕꯅ ꯂꯣꯏ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯕ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦꯕ ꯌꯨꯝ ꯑꯋꯥꯡꯕꯁꯨ ꯑꯅꯦꯝꯕꯁꯨ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯦ ꯑꯗꯨ ꯃꯌꯥꯝ ꯌꯨꯝ ꯃꯊꯛꯇ ꯑꯣꯀꯦ ꯑꯣꯀꯦ ꯑꯌꯥꯝꯕꯅ ꯂꯣꯏ ꯂꯧꯊꯣꯛꯔꯦꯕꯀꯣ ꯁꯣꯏ ꯑꯦꯔꯤꯌꯥꯁꯦ ꯀꯝꯄ꯭ꯂꯤꯠꯂꯤ ꯀꯔꯤ ꯑꯦꯔꯤꯌꯥꯅ ꯍꯥꯏꯗꯣꯏꯅꯣ ꯁꯤꯁꯦ ꯅꯝꯗꯨꯂꯣꯡ ꯗꯨꯂꯥꯂꯦꯟ ꯅꯝꯗꯨꯂꯣꯡ ꯀꯣ ꯁꯤꯅ ꯗꯨꯂꯥꯂꯦꯟ ꯁꯤ ꯅꯝꯗꯨꯂꯣꯡ ꯀꯣ ओके सोना दुलालेन और सोना लम दुलान ओके कुमलान की से इसका दुलालेन होते हैं सीधा सीधे नमदुलों लंबी चली और सीधे ना चिंगमेरों भाव बसे कंप्लीटली इसिंग तुम जल अपना मेरे उनके संगा अब दिल है कि आईएसपीटी का पार्किंग ले लो तो एरिया तो अरे अब तुम जल लेबा ओके अतु हुजिक आया मना युमदा मी ले नद्रे लोई लो थोखरेबको अदुगा मयाम से काय ले हाइदे रिलीफ के सेंटर में ले तो मुझे दिखते के लोकल कांग्रेस तो मी बिल्डिंग नहीं ना कांबुदा तुम नेबर्स कांबुदा हाइदे तुम कलेक्टिव मरी मता गिरा करी ले नरी बको हुजिक उनदे रिलीफ सेंटर हांग को लेते ओके ओके ngasi sigi dia mesti kemai tahu ni amba oke ima hoy yum kemai tahu roge lu kre ngarang nang bodi kesu tahu dah tro aduh hujik kena itu lagi betar hujik dia asi jasa charles lagi betar charles kaya wai tno matakta oh charles som tadi kesu tahu dah Asu makhabidi sange ba adudi mayam punna dur lai minap tare ko ngasi ayu khata tawrai na tro yun nongan nongalam dai da
ꯅꯨꯡꯗꯥꯡꯗꯗꯤ ꯀꯩꯁꯨ ꯇꯧꯗꯦꯕ ꯒꯃꯦꯟꯒꯤ ꯃꯤꯁꯤꯡ ꯂꯥꯛꯑ ꯃꯐꯝ ꯂꯩꯔꯕꯣ ꯒꯃꯦꯟꯒꯤ ꯃꯤ ꯂꯥꯛꯇꯦ MLA ꯃꯤꯅꯤꯁꯇꯔ ꯀꯅꯥꯝ ꯂꯥꯛꯇꯦ ꯂꯥꯛꯇꯦ ꯀꯔꯤ ꯑꯄꯤꯜ ꯇꯧꯅꯤꯡꯉꯦ ꯒꯃꯦꯟꯗ ꯒꯃꯦꯟꯗ ꯃꯇꯦꯡ ꯇꯥꯗꯅ ꯍꯧꯖꯤꯛ ꯎꯄꯥꯏ ꯂꯩꯇꯦ ꯄꯣꯠ ꯆꯩꯁꯨ ꯂꯣꯏꯅ ꯑꯉꯥꯡ ꯈꯛꯇ ꯂꯩꯕꯅꯤꯅ ꯄꯣꯠ ꯆꯩꯁꯨ ꯂꯧꯊꯣꯛꯄ ꯅꯪꯗ꯭ꯔꯦ ꯏꯁꯤꯡ ꯄꯤꯕꯅꯤꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯐꯤꯔꯣꯜ ꯂꯧꯊꯣꯛꯄ ꯅꯪꯍꯧꯕ꯭ꯔꯣ ꯅꯪꯍꯧꯗ꯭ꯔꯦ ꯅꯪꯍꯧꯗ꯭ꯔꯦ ꯄꯣꯠ ꯆꯩꯁꯨ ꯑꯝꯇ ꯂꯧꯊꯣꯛꯇ꯭ꯔꯦ ꯑꯗꯨꯗꯤ ꯃꯔꯨ ꯑꯣꯏꯕ ꯆꯦ ꯆꯥꯡ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯣꯏ ꯂꯩꯍꯧꯔꯦ ꯂꯣꯏ ꯂꯩꯍꯧꯔꯦ ꯍꯣꯏ ꯍꯣꯏ ꯂꯩꯉꯥꯛꯅ ꯊꯨꯅ ꯃꯇꯦꯡ ꯄꯥꯡꯄ ꯑꯣꯏꯔꯁꯅꯨ ꯏꯃꯥ ꯍꯣꯏꯒꯤ ꯑꯋꯥꯕꯁꯨ ꯎꯕꯤꯔꯒꯀꯣ ओके ꯑꯩꯈꯣꯏꯒꯤ ꯁꯤꯗ DIG ꯆꯥꯡ ꯂꯥꯛꯑꯦꯀꯣ कना लाएबा DIG DIG CRPF ꯀꯤ ꯂꯧꯋꯦ ꯃꯥꯜꯂꯦ ꯑꯗꯣ ꯃꯥꯅ ꯊꯧꯔꯤ ꯑꯁꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛ ओके DIG से कम ओके ओके नो मथक चके बोल नोय ओ सर लो ओ पाइबियो सर करिजिनो सिटी ओके लाइव ने नो लाइव ने लाइव अदु बोय सोम का है नो 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 करी अरेंजमेंट तो भी रखे है बोजा तो भी रखे ना बोजा उसे SKTV तो लाइव नहीं यार इसे ओके अखोई DIG ने DIG से करम DIG नो है तो DIG भी रमतरे तो कोई सिला आयाम बा कोई वॉलंटियर सिंगना याम करना कोई रेस्क्यू की ऑपरेशन से तो भी रहता है अच्छा ढाका सर पो तुम बंगला देने बा शरीर में क्या मुक्का लू रखे अदुदी असमगा कोई अराउंड 30 लेहबुद्र बमता औबजे उसे मोय जाना मन खुंजिंग मथक को मदन खले मोय तंग से कोई ना है रे मोय मोय यार ओके खगा नेम बगैती ले लो थौरे अदु मयाम से चर्च ले हंगनी हाई चुमरा हम चर्च अखोय नसु रेखिं तु मखोय नसु फर्स्ट सिम मने बको एसबी की ले तंग होल दो ले अखोय नसु अगम मदन पांग ओके थैंक यू सो मच थैंक यू कोई नाउ मयाम ना तो बिदना कोई स्वाई के लेकाई की अहलमन रियुमनों अयाम लोना रेस्क्यू तो भी रहे बता रहे नहा सिंह स्पिरिट से मदी यामना अप्रिशिएट तो वो तो ये दुका मरु लेंगा के मार्केट की अहेन बाय अरेंजमेंट तो भी हम मदे मखक तागनी चाबत तो भी गोरो लेकम चापम लेके बुकी गोरो और रेस्क्यू ऑपरेशन गोरो हारि मैन सिता करकेना लेंगा सुमी तो भी सिता की करकेना पपम पूरी मक्ता तो भी बम दी संगनी ओके राज के नमुता हक जगे इसाना लाखपिबम तमदा इम्फाल तुरेल की ngarang oikiba saktam dugo hauzik kari phibam haipet ubirei kitang kari changes thengnabirakpa leibage जनरल थोइदोकपा खेनबदि उरक्ति है बता रहे दुबु इसिंग इमाई काय हिबना मरम होइरगा इसिंग चेंथों लगिबसिना कितंग साफबगी ममिदि ताय दुगा तोरबान दा कोइ लेबांग मयाम कोगी थादा बिरम है बता लेंगा कि माइके देगी मदुना मरम होइरगा कितंग मयाम दा कोइ तोरबान से कायरो इदरा है बगी कितंग confidence am de leiba male but still ising ni imai tu mati pal turen gi ojik so dum yang wang nang ngarang numidang ai na yum han gi matam lai ho budok madu gi film do ojik budok na khena ba leite ba tare but ojik nong chu da ba smaina sum leitar ga di after 1 or 2 hours da dum mayeng tar ko si ya to nong chu selak tar ga di there will be quite fractal ko gi dam ke yang ko khene na ba tar okay thank you very much thagachari thank you leiba phibam se hojik ko ge SKTV gi editor ras nongthomna thambiki bada dulalен gi mafam da miyam si ngasi yam chaun khudong cha do mayung nare mi hondokpa thangdokpa dumak ko ayam ba tawre adubu lehori ba maroi ba ko gi firol singoiro pochai singoiro madudi hondokpa nanghauda ba yamna khudong cha da ba phibam mayung na ki aduna lenga ki market gi mari lene ba authority na mijeng changbi ba aduga kari kari no relief ki oi ba thabak thoram singkara paikhat piu madu paikhat piraga de hena nungai gani hai ba wafam duni adubu मरक्सिदा हौजी फाउबगिनदी याम कना मदुगी पोती उद्रे लोकल वॉलंटियर्स सिंगना याम चाउना दुगुम्बा थौदांग लौरकांदा थबकसे रेस्क्यू की थबकसे सथबगी सक्तम उब फंखी अदुगा मरुइना इम्फाल तुरेल की खोगी लौनमबाल काइबा अदुगा मदुगी पाथोरकांदा सेंसन की बेसिंगना लाइरमम लाइकाई की एरिया अदुगा सोंगी असान बिगेगी काइरंग की एरिया सिदा याम चाउना खुदोंग चादबा अचौबा इसाव अमा थोकपनिना मदुगी फिबम से हौजिक इम्फाल तुरेल सिंगरांग ओइखिबा फिबम दुदा अदुदैदी खितंगदी अखोइगी लौलंबाल से कायरकांदा नत्रगना पाथोकादा इसिंग चेंसन की पाथोखिबदुना खरा मखैदी फगदबा माली अदु तारगसु सिगी फिबम सिदा मखाताना नोंगदमक सुसेलक तारगदी हेना अवाबा फिबम हेना खुदोंग थिबा नंगबा याबगी फिबम ओरकपा याय अदुगा तुरेलगी लौलंबाल सिंगसी अखोइगी मदुना
इसिंगी अचौबा मागे इसिंगी अचौबा वॉल्यूम सिगी प्रेशर फोर्स से पुबा ngamaktadana tu launa मासे मथम मफम क्यादा अखोगे असोन मफम सिंदा वीक पॉइंट सिंदा कायरक तारगदी नत्र मदु सेंथोके तारगदी हेने खुदों चादबा थौदोक थोकपसु याय हाबो वफम सिने दुवा मफम खुदिमक्ता अयाम्बा मफम सिंदा अखोगे लेंगाकी माइकेदगी ऑफिशियल सिंगना हक्थेंगनानि यंगसिनबा अदुगा मखोगी अखोगे मरी लेनबा ऑथोरिटी ने मदुगी रिलीफ की वाक्सी रिलीफ कैम्प हांगबो ओइरो इवन अखोगी लुवांग संगमदा रिलीफ कैम्प हांगकांदा आसाम बिगेगी कायरंग इसुंबा एरिया की थांगदोरको मैमसे दम थमसु अदु मदुगी पाउसु फंगी अदु अयाम मफम सिंगदा अखोगी लोकल वॉलंटियर सिंगना याम चावबा थौदांग लौरकांदा सिगी थबकसे पाखपगी फिबमदा उरी अदुगा करिगदमक्ता सिगी फिबम से माय उनरिबनो हाइबसी तोआन तोआन बमियोसिन मखोगी ओइबा वाखलोन सदम फोंदोनरप लेरि अदुना हजिक अखोगी बेंसन नोंथोंबम लाइन द मुलेरे बेंसन दगे मुक ओके बेंसन दगे बेंसन हजिक कराइदम लेबिरी अदुगा हजिक ओइरिबा फिल्म सि करी फिल्म लेबिरी इसिंग खरा चावबदा खगा इसिंग अदुम थुमजन बा लंबी दे इसिंग खगा चेनबे फिल्म दिदम उबो फंगे बेंसन ताबिब्रा ताजाई जनरल ओके मखा ताबियो अखोगी एडिटर अखोगी कवर पिरमबा जुलालेन हाइजमंगी नमदुलोंग उपा हाइतारे वे टू अखोगी लायम लेकाय दिगी हाइड्रोपो सिंगना सिंगलोंगमका प्लस अखोगी नमदुलोंग हारिबा पुलदुदा अखोगी पासलकपा जगह हाइबतारे अदुगी मफमदनी जेंटल ना हजिक थंबिगी बा रिलीफ कैम्प की मतांग दुदा जेंटल लै वफम त फुटुसगे रिलीफ कैम्प सि लै सेम दब सुंगे अमग यारोय दबगी फिबम द लै हाइबदी हजिक मफम असिदा याम का हेना अखोगी इसिंग थुमजिलक्तना इमुंग मंगल लैबे यादबा मियोय के आमा मफम सिन लै हाइजब तारे अदो हाइ मफम सिदा अखोगी जेंटल अखोगी इमुंग द लैबे युम द लैबे अदना सेथरपा इचनाव मयाम सलैरी मखोयदगी ओइबा करी ओके स्टेयर द काखलकांदा अवांग मफम द लैबसु यावरे अदुना करी करी करंबा फिबम जे कमाय तौबनो मखोगी ओइबा वाफम सुकरा तासे बेसा हंगजबे जेंटल अदुगी तंजा लोक्सरके सारो दुने अलब्रदर मफम कदा युम कदा दिगो बिरबनो सिदगिने नमदुलोंग पति को मना पाके हजिक थुमजन खरे फजना फजना तुमजिन खरे युम मथक यौरब्रा थुमजन बसे सांग से कयामु यौरके इजा मंगा खोदे यौरे पला मंगा खोदे यौरे बा अदुदी युम कई की फिरोन सिंती पोसे जिंग फिरोन सिंग युम द तुमलोय नाम खरे ओके यादरा ओके पता ग चावरप नेना ओके पुंग के आदा दिगी फाइनल केंटर कोनो से तरा दोवाई मस्ती को जेंटल हजिक कोई हाई मफम असनी कोई लायम लेकाय दिगी पाथरपा लौनम पाथरपतुना कोई हाई मफम से चंतिलगा ये हाई नमदुलोंग रगाइलोंग तमना नमदुलोंग दगी रगाइलोंग बेंसन ताबिब्रा ताजे ताजे लाइन से खितंग वाइतो माले ट्राई तो बियो बखा ताबियो पे चरकमा अदमोनी जेंटल हारिबा कोई हजिक लैरिबा मफम तिन नमदुलोंग की एरिया दुनी युमथों कया अमा ngakसम yongna thubjinkhre habigi wafam adu ji hai ba mafak batak sida laibiri ba miyano su pudo piri hai tare ayam mafam sing jau se koi mi akoi gi mi hondor pagi hai mafam sida CRPF amadi Manipur police ki personnel singna mi hondor pagi pibam ni laibiri laibiri singna hai bada hai mafam si mi laibi adre hai batare completely thumjil lai hai batare mafam si खजिक खराक थुम्बो ओइदरे याम चावना इसिंग से थुमजले अदुना युमदा अखोगी कुइना सुम मथक्ता ओइरगसु काखला लेता इसिंग से याम चावना थुमजले हाबे तारे खराक तुम चादा याम चावना मायउना बा यार पगी फिबम दुनि लेरिसे अदुना तंगाइ फदना थादो कान अतोप मफम द सत्तबे यादबगी कंडीशन दने हजिक लाए ओके मखाता ना अतोपा करी कनो तो बो यार गदे अखोगी होटल क्लासिक ग्रांडे के नाकन सोम दसु याम चावना थुमौ बुसु माले ngasai अखोगी जेंटल मरु जेंटल आई कितंग मनुंग थुंदि को हाइबदी थेंगनरी बा कनो सी फिल्म सी चपचाना मियाम द उपगी तंजा द लोजोंना बा आई तंग हंदिन न चंजगे हारिबा वॉलंटियर CRPF की अमदी मणिपुर पुलिस की वॉलंटियर SDRF पियो माली हाइबा वॉलंटियर सिंसना याम खन्ना कोई मी होतो ओंजिन की होदांग लौरी मियाम दसु बिदनो होना बखतंग
ꯌꯦꯡꯕꯤꯌꯨ ꯖꯦꯟꯇꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯣꯀꯦ ꯑꯩꯈꯣꯏ ꯊꯕꯥꯛ ꯌꯧꯅ ꯊꯨꯝꯕꯁꯨ ꯌꯥꯎꯔꯦ ꯑꯁꯤ ꯂꯝꯕꯤꯒꯤ ꯈꯔ ꯉꯝꯗꯕ ꯖꯒꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒꯤ ꯀꯜꯚꯔꯠꯁꯤꯒꯤ ꯂꯥꯟꯊꯣꯛꯄ ꯆꯠꯂꯤꯕ ꯃꯄꯥ ꯁ꯭ꯋꯥꯏꯗꯗꯤ ꯌꯥꯝ ꯆꯥꯎꯅ ꯏꯁꯤꯡꯁꯦ ꯌꯥꯝ ꯋꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯏꯚꯟ ꯂꯝꯕꯤ ꯃꯇꯥꯏ ꯈꯔ ꯑꯣꯏꯔꯛꯄꯁꯤꯁꯨ ꯐꯅꯌꯥꯝ ꯋꯥꯡꯅ ꯊꯨꯝꯃꯤ ꯏꯁꯤꯡꯁꯦ ꯂꯤꯇꯜ ꯌꯥꯝꯅ ꯀ꯭ꯂꯤꯅꯤꯛ ꯑꯀꯟꯕ ꯂꯩꯔꯤꯕ ꯃꯑꯣꯡꯗ ꯖꯒꯥ ꯍꯥꯏꯔꯤꯕ ꯑꯗꯨꯋꯥꯏꯗꯅꯤ ꯖꯦꯟꯇꯜ ꯌꯦꯡꯕꯤꯌꯨ ꯃꯁꯤ ꯂꯤꯇꯜ ꯀ꯭ꯂꯤꯅꯤꯛꯀꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯂꯩꯔꯛꯇꯨꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯅ ꯆꯥꯡ ꯋꯥꯡꯅ ꯑꯩꯈꯣꯏꯒꯤ ꯄꯥꯊꯔꯛꯄꯒꯤ ꯐꯤꯕꯝꯅꯤ ꯉꯛꯁꯝ ꯌꯧꯔꯦ ACRPFꯀꯤ ꯄꯔꯁꯅꯦꯜ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯑꯉꯝꯕ ꯊꯥꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡꯗ ꯂꯩꯔꯤꯕ ꯃꯤ ꯊꯣꯛꯅꯕ ꯍꯣꯠꯇꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯣꯀꯦ ꯃꯅꯨꯡꯗ ꯆꯪꯕꯃꯛꯇꯨꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯈꯔ ꯈꯨꯗꯣꯡ ꯆꯥꯒꯗꯕꯁꯨ ꯃꯥꯟꯗꯦ ꯌꯥꯝꯅ ꯏꯁꯤꯡꯁꯦ ꯌꯥꯝ ꯋꯥꯡꯅ ꯊꯨꯝꯃꯦ ꯁꯤꯒꯤ ꯖꯒꯥꯁꯦ ꯑꯗꯨꯅ ꯑꯁꯣꯝ ꯃꯅꯨꯡꯂꯣꯝꯗꯁꯨ ꯌꯥꯝ ꯆꯥꯎꯅ ꯏꯁꯤꯡꯁꯦ ꯊꯨꯝꯖꯤꯜꯂꯝꯒꯗꯕ ꯃꯥꯜꯂꯤ ꯁꯤꯒꯤ ꯁꯣꯔꯣꯡꯄꯥꯟꯁꯤꯗ ꯐꯥꯎꯕꯗ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯂꯩꯇꯥꯔꯒꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯀꯨꯠꯄ ꯃꯄꯥꯁꯨ ꯑꯣꯏꯕ ꯑꯁꯣꯝ ꯅꯥꯀꯟꯁꯦ ꯑꯗꯨꯅꯁꯨ ꯑꯌꯥꯝꯕ ꯌꯥꯝ ꯏꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯋꯥꯡꯅ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯃꯥꯡꯗ ꯎꯔꯤꯁꯤꯗ ꯌꯨꯝꯁꯤꯗ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕꯁꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯃꯈꯥꯒꯤ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯒꯤ ꯁꯇꯔꯒꯤ ꯀꯩꯅꯣꯁꯤꯗ ꯌꯧꯅ ꯃꯊꯛ ꯌꯧꯅ ꯊꯨꯝꯖꯤꯜꯂꯛꯀꯗꯧꯕꯒꯤ ꯐꯤꯕꯝꯗꯨꯐꯥꯎ ꯌꯧꯔꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯐꯨꯠ 9 ꯋꯥꯡꯕ ꯌꯨꯝꯁꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯁꯦ ꯊꯨꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯐꯝꯁꯤ ꯑꯗꯨꯒꯤ ꯐꯤꯕꯝꯗꯅꯤ ꯂꯩꯔꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯁꯣꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯗ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥꯎꯒꯨꯝꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯐꯤꯕꯝ ꯆꯥꯗꯕ ꯃꯑꯣꯡꯗ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯦꯡꯕꯤꯌꯨ ꯚꯣꯂꯨꯟꯇꯤꯌꯔ ꯃꯌꯥꯝ ꯑꯃꯗꯤ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯒꯤ ꯃꯤꯌꯥꯝ ꯍꯣꯟꯗꯣꯛꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯤꯌꯥꯝ ꯊꯥꯡꯗꯣꯛꯅꯕ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯕꯒꯤ ꯊꯕꯛꯁꯨ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯌꯥꯝ ꯔꯤꯁꯀꯤ ꯑꯣꯏꯕ ꯄꯣꯠꯅꯤ ꯃꯤꯌꯥꯝꯁꯤ ꯁꯣꯏꯗ ꯉꯥꯝꯗꯅꯕꯁꯨ ꯍꯣꯠꯅꯕ ꯃꯈꯣꯏꯒꯤꯁꯨ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯏꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯏꯁꯤꯡꯁꯤ ꯆꯦꯟꯁꯤꯜꯂꯛꯄꯅꯤꯅ ꯇꯨꯡꯉꯒ ꯂꯩꯕ ꯅꯠꯇꯕ ꯈꯔ ꯏꯔꯩ ꯑꯃꯒ ꯂꯣꯏꯅꯅ ꯆꯦꯟꯕꯁꯨ ꯌꯥꯎꯕꯅꯤꯅ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯁꯨ ꯃꯥꯌꯣꯛꯅꯒꯅꯦꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯖꯦꯟꯇꯜ ꯋꯥꯐꯝ ꯑꯃꯇꯪ ꯑꯩꯈꯣꯏꯒꯤ ꯖꯦꯟꯇꯜ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯌꯨꯝ ꯀꯌꯥꯁꯤ ꯊꯨꯝꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯗ ꯃꯊꯛꯇ ꯀꯩꯗ ꯄꯟꯗꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯉꯥꯏ ꯐꯗ꯭ꯔꯦ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯑꯩ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯒꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯕꯦꯟꯁꯟ ꯃꯈꯥ ꯇꯥꯅ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡ ꯖꯒꯥꯗꯨꯗ ꯈꯤꯇꯪ ꯍꯥꯏꯗꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯌꯦꯡꯕ ꯌꯥꯕ ꯂꯩꯔꯒꯗꯤ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯈꯔ ꯂꯥꯞꯇꯛꯅ ꯑꯣꯏꯔꯁꯨ ꯑꯗꯨꯒ ꯃꯌꯥꯝꯗ ꯈꯤꯇꯪ ꯀꯃꯦꯟ ꯂꯧꯕ ꯌꯥꯕ ꯂꯩꯔꯒꯗꯤ ꯍꯥꯏꯐꯦꯠꯁꯨ ꯑꯗꯨꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯣ ꯑꯩ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯏꯟ ꯂꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯕꯦꯟꯁꯟ ꯑꯩꯈꯣꯏꯒꯤ ꯅꯥꯂꯦꯟꯗꯒꯤ ꯂꯩꯔꯤꯕ ꯅꯝꯗꯨꯂꯣꯡꯒꯤ ꯑꯦꯔꯤꯌꯥ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯐꯤꯕꯝꯁꯤꯒꯤ ꯃꯤꯅꯧꯕ ꯄꯥꯎꯗꯝ ꯑꯦꯛꯖꯦꯛꯂꯤ ꯑꯩꯈꯣꯏ ꯊꯝꯕꯤꯔꯛꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯕꯦꯟꯁꯟ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯐꯝ ꯀꯌꯥꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯊꯥꯡꯗꯣꯔꯛꯏꯕ ꯃꯤꯌꯥꯝꯁꯤꯡꯁꯤ ꯁꯥꯐꯅ ꯂꯩꯅꯕ ꯁꯥꯐꯅ ꯊꯝꯅꯕ ꯃꯈꯣꯏꯁꯤꯡꯁꯤ ꯀꯔꯥꯏ ꯀꯔꯥꯏꯗ ꯉꯁꯥꯏꯒꯤ ꯏꯔꯥꯡꯁꯨ ꯃꯥꯌꯣꯛꯅꯕ ꯏꯔꯥꯡꯗꯨꯒꯤ ꯆꯩꯊꯦꯡꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯔꯤꯂꯤꯐ ꯀꯦꯝ ꯍꯥꯡꯀꯥꯟꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯍꯧꯖꯤꯛ ꯂꯥꯟꯖꯦꯟꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯁꯤ ꯅꯠꯇꯕ ꯂꯥꯟꯖꯦꯟꯅꯕꯗꯤ ꯅꯠꯇꯕ ꯍꯧꯖꯤꯛꯀꯤ ꯑꯣꯀꯦ ꯑꯣꯀꯦ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯊꯥꯡꯗꯣꯔꯛꯏꯁꯤ ꯃꯐꯝ ꯆꯥꯕ ꯃꯐꯝꯗ ꯑꯃꯨꯛ ꯊꯝꯕꯒꯤ ꯃꯊꯧ ꯇꯥꯏ ꯃꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯒꯨꯝꯕ ꯌꯥꯝꯅ ꯍꯥꯡꯗꯣꯛꯄꯒꯤ ꯇꯉꯥꯏꯐꯗꯕꯁꯨ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯅꯤꯠ ꯑꯣꯐ ꯗ ꯑꯋꯥꯔꯅꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯏꯗꯤꯇꯔ ꯔꯥꯖ ꯇꯣꯡꯊꯣꯡꯕꯝꯗꯒꯤ ꯑꯩꯈꯣꯏ ꯂꯥꯏꯟ ꯂꯧꯖꯒꯦ ꯃꯈꯥ ꯇꯥꯅ ꯑꯍꯦꯟꯕ ꯀꯔꯤ ꯐꯤꯕꯝ ꯂꯩꯔꯤꯒꯦ ꯍꯥꯏꯕꯗꯨ ꯉꯔꯥꯡ ꯎꯔꯤꯕ ꯐꯤꯕꯝꯁꯤꯅꯤ ꯑꯣꯀꯦ ꯔꯥꯖ ꯀꯩ ꯐꯤꯕꯝ ꯂꯩꯕꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯀꯥꯏꯍꯧꯔꯕꯅꯦ ꯁꯤ ꯖꯒꯥꯁꯦ ꯌꯦꯁ ꯖꯦꯟꯇꯜ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏ ꯀꯥꯏꯈꯤꯕ ꯀꯦꯀ꯭ꯔꯨꯄꯥꯠꯀꯤ ꯁꯔꯨꯛꯇꯨꯅꯤ ꯍꯧꯖꯤꯛ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯨ ꯐꯖꯅ ꯅꯝꯊꯔꯒ ꯂꯩꯔꯦ ꯑꯣꯜꯃꯣꯁ ꯇꯨꯒꯗꯕ ꯉꯥꯏꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯚꯃꯦꯟꯒꯤ ꯅꯨꯡꯁꯤꯡꯁꯤꯅ ꯈꯤꯇꯪ ꯉꯥ ꯂꯩꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯁꯤꯒꯤꯁꯤꯁꯨ ꯃꯇꯥꯏꯗꯒꯤ ꯉꯥꯏꯕ ꯈꯔꯁꯤꯅ ꯇꯨꯗꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯁꯣꯟꯒꯤ ꯅꯥꯀꯟꯁꯤꯅꯤ ꯉꯔꯥꯡ ꯐꯖꯅ ꯇꯨꯈ꯭ꯔꯒ ꯃꯁꯤꯗꯒꯤ ꯏꯁꯤꯡ ꯆꯦꯟꯊꯔꯛꯄꯗꯨꯅ ꯑꯩꯈꯣꯏ ꯀꯪꯂꯥꯄꯥꯠ ꯐꯥꯎꯕ ꯍꯥꯏꯗꯤ ꯈꯣꯌꯥꯊꯣꯡ ꯐꯥꯎꯕ ꯏꯁꯤꯡ ꯆꯥꯎꯅ ꯊꯨꯝꯈꯤꯕꯁꯤ ꯑꯗꯨꯅ ꯀꯦꯀ꯭ꯔꯨꯄꯥꯠꯀꯤ ꯉꯔꯥꯡ ꯌꯥꯝ ꯆꯥꯎꯅ ꯀꯥꯏꯈꯤꯕ ꯁꯔꯨꯛꯇꯨꯅꯤ ꯖꯦꯟꯇꯜ ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯆꯔꯤꯕ ꯚꯤꯖꯨꯋꯦꯜꯁꯤ ꯑꯗꯨꯒ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁ꯭ꯋꯥꯏ ꯑꯀꯣꯏꯕꯁꯤ ꯁꯤꯗꯒꯤ ꯆꯦꯟꯊꯔꯛꯄ ꯂꯩꯕꯥꯛ ꯑꯗꯒꯤ ꯂꯩꯅꯥꯡ ꯃꯌꯥꯝꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤꯁꯤ ꯂꯩꯅꯥꯡ ꯇꯥꯔꯒ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤ ꯃꯔꯛꯇꯅ ꯄꯤꯁꯥꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯐꯨꯇꯦꯖꯇꯨ ꯋꯤꯟꯗꯣ ꯑꯅꯤꯗ ꯁꯦꯝꯕꯤꯕ ꯌꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯁꯤꯒ ꯉꯔꯥꯡ ꯑꯣꯏꯈꯤꯕꯗꯨꯒ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯊꯝꯕꯤꯔꯒ ꯏꯗꯤꯇꯔꯅꯁꯨ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯊꯝꯕꯤꯕ ꯌꯥꯝ ꯌꯥꯅꯕ ꯆꯥꯎꯅ ꯀꯥꯏꯈꯤꯕ ꯑꯗꯨꯝꯕ ꯃꯐꯝꯗꯨꯅꯤ ꯑꯗꯨꯒ ꯎꯅ ꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯆꯦꯟꯊꯔꯒ ꯂꯩꯔꯦ ꯂꯣꯏꯅꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯁ꯭ꯋꯥꯏꯁꯤ ꯑꯦꯔꯤꯌꯥꯁꯤ ꯂꯩꯅꯥꯡ ꯇꯥꯔꯒ ꯂꯩꯔꯦ ꯌꯥꯝꯅ
ꯒꯥꯔꯤ ꯐꯥꯎꯕ ꯆꯠꯄꯗ ꯐꯔꯛ ꯇꯥꯕ ꯃꯑꯣꯡꯗꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯃꯃꯥꯡꯗ ꯈꯤꯇꯪ ꯆꯠꯈꯠꯂ ꯃꯃꯥꯡꯗꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯦꯟꯊꯈꯤꯕ ꯏꯁꯤꯡꯒꯤ ꯃꯆꯨꯝꯗꯨ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ इसिंसे दुम लाया था तो लाई इसिंग से ममांग जो फरक काय बे बता सा एरिया ची की काय बा ngara dang काय हरगा तुम ने फरे तो हुजिक से नौ न काय बे एरिया खरा साइड ले रे अतना हाई रिवर नौ न काय बे एरिया से दा कोई लेबा मयाम मा कोई अनु लेबा है तर हफ्ता लगा इसिंग चन फरो कना बा ना याम कना होनरी न सा एरिया दा काय की बसर नि सिसु अदुगा मसिब जना लेबा कोंजल ले तो जमन मन मरगा इसिंग डिसेंडर रखते रहे तो हाना की इसिंग कर ले होगे अदुगो स्टिल सा से दा यू बो मफम हना मम यावरी यूबे एरिया तो तक चेंथर इसिंग है तारे मसदे अमकन चेंथरी मसदे चेंथर इबो मयाम जना मरम गरगा स्टिल सर्जरी चाव खोपगी याम नोय ते पक्यम मतुम लेरी लंबी सरा नाम यु लंबी जे सोय कोई जंक्शन से ओकता कोई अवांग एओसी है दा अवांग बीओसी है दी एरिया दी ए गर मतम ददी ताकि दी मत चेंथर इबो मचुम मयाम जना मरम गरगा याम चावना एदिक्सु इसिंग सी बुयातम लंदा चेंथरी मसिना लंबी सुदा दम लंबी चतो क्वेश्चन तौबदा garang mati chang na targa sod mat ayam da dong cha da badi piri ha batare tuna lebak ke nam thongal le sai dan lebak to hotina mara moraga isin kana chandra kuduma di khara kapare tu but still sin ayam ma son de chandra ki mami cha batare okay ngarang gi sigi lambi sida leiba ki visual mayam na lambi sida ta to jesu chobra finari ba kudong cha da ba ki leiri ba kubam ha batare दूसरा के उसी कंगलागी अवांग गेट तो सीधा लेडू ने सिकी वाटर टैंक में लेरी सिकी एक ना कंगलागी अवांग खंबा उसी गेट हर तारे गेट से मतलब लेडू ने मतलब सीधा सिक जाओ बगी मयाम हराव वो ना मैं को मयाम से जाओ री हर तारे बच्चन मशीना मयाम की ओइना दी हम जाओ ना तो का तो बदल का सीधा अदुगा नबी से अकाय अकोई कोन बदाय हम जाओ ना मशीना तो का तो बम दी पीरी ये कोई अवांग बीओसी की ट्रैफिक पॉइंट ले रहे हैं तो गठन तक की बात में रोंका की लंबी जमा रकम में ले रहे और तो वो की राजमेरी सिटी की माना था कोई केनो ले बना मरम मरगा नागा टोरेन तो ले बना मरम मरगा ये कोई कंकंग लागे अवांग संग बगे ले रहे तो गेट्स की मामा सीधा पहले बांग मयाम मामा पैसा बना मरम मरगा इचंगे मयाम दिन मरम मरगा पैसा इशिंगी केनो तो याम करना आई हम तारी रही छे काय चलू बनाओ kana चलू बा गेम को लेसा हां ओके के sana ge badminton ne no ye court di sing chaw bro court di sing chaw dia tangom di khang sana dan hala ba okay so pong dum halai ne ba pong halai ne ba hujik chat pana kaida kumalam pak ta okay thank you gang me amse koi sanaru ga halak gi visual नहीं है तो मोई पोंग ना लोई लाई बगा मफम सिदा इरेसे मफम रांग खंगन इरेसे लैरी और इसिंग भी हम तन थाब मकी होइद्रे पारप ओइना लैरिसिंग ने ओके ngarang gi oigi ba phibam duga yeng tar ga di ngasi yam phajana de dum khara handare ai tare ngarang numidang da yam chauna akan ba ire ire na chena mani to ko chi chang ba yadre keno to makha je lenga ta oibna maram moraga ko ba yadi ai tare ngarang numidang da gi sendharak panina lainang siam na makha da leram bani yes makha se leinang ngak tane aduna leinang se to khong thang ba ya da bai tar si manung se ising makha se leibak ki leinang to ibno mar maraga khong thar ga sang ba ya tre aduna kangla manung da bau ising se sang dre keno ta kangla gi get manak si da leibak mayam ma ko laga le re aduna to da di ising se sang dre aduga ko gi mayam na kangla gi mot atra kangla gi pat hari ba ase ki agi level har tar level du di am kana wang bo ide ko da ke ba कोई फ्लैश फ्लड है बता इंफाल कुरेन तक चेक प्रोटेक्शन जिंगा मरम होरगा कोई प्लाटफॉर्म पॉबसी सिंग से तुम बने दुगा की कंगला मोट वेने दी सिंगी लेवल से हान लेवल तकी का इन थिंग तकी होइते ngarang lai budu ngasi di yam phajana dum han gre khuda ki oina pathorok paising duna phudorok paising duna ngarang ipak sa gi budu ngasi di yam phajana dum handa gre duga hojik khara yu ba khara leiri baduna maram or ka anda mafam khara de dum ising di khaga dum tungselaga dum chendara adagi di leiba adu ngarang gi hek saktam du makti oidre prem phagale hai batare yes gentle na ngang base aingon da kitang tabo wale keno da aingon da earpiece ko mama yaw da bana mar moiraga gentle na aingon da kari hangino na da kari hari no makhan dar ka okay ngarang gi oiba condition du gi oiba chorok pa keno ne duna
Okay, makha tana thambigidaba leiba taragadi dumak akhoi thambiro natragana akhoi atopa line ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯖꯔꯅꯦꯂꯤꯁꯁꯤꯡꯗꯒꯤ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁꯁꯤꯡꯗꯒꯤ ꯄꯥꯎ line ꯂꯧꯕꯤꯔꯛꯑꯣ ꯂꯧꯅꯕ ꯑꯃꯨꯛ ꯑꯇꯣꯞꯄ ꯃꯐꯝ ꯍꯣꯠꯅꯖꯒꯦ ꯑꯃꯗ ꯌꯧꯔꯒ ꯑꯩ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯄꯤꯖꯔꯛꯑꯒꯦ. Okay, thank you Ras. Okay, leiriba phibam si ngarang numidang akhoi hojik ani thon utkibuduni earlier recorded ki ama maduda numidang du okiba saktam duga hojik leiriba phibam siga sina ngarang numidang haibasi pung almost pung nipan taret makai nipan nipan kitang helakpa jaga matam du dani ugri se duna masida urisi angakpa iremga loina center ini ngasai gi ke grupar ki nakanda leiriba wall dugi kanu da pudar akanda madugi sian thorokpa ising mayam duna maram barakanda turel akanba irei chenba turel amagum akhoi hairiba hojikta mamangda ukiba editor ras tongthumam thamkiba wap ulakiba visual dugi hek sigi mafam sibakta deni ngarang oigiba saktam duna kangla gi awang thangba gate sigi nakan sida ngarang oigri si am chawba kenuni kangla pachiga sorok siga aduga footpath siga pulap hoigi kupsalakan ising sina pungong orkanda level am khakta da ising sina kimini sida uriba saktam sidi ngarang si atuki matek ising kanna ni leiri si hojikti khara handagre adubu ngarang gi leirama phibam duda simak sini hojik uri se masida wall gi saruk singje khara isingi irei duna kaman khidana maduna fudora kanda isingje paktang na humdor poduna maram kanda hoigi atuki matek isingje large volume da isingje fuzal akanda kangla paki parengi sigi sorok si isingje chauna thumgi bani maduna maram kanda awang bio sirom da north east sirom gi ras medicity rom chatpagi lambi aduga som imphal hotel rom chatpagi lambi som da su isingje haijalak mikup khara de yam chauna adumba imphal turen dagi haidorok pa ising duna thumjing khibani adubo ngasi nongalakpagi ayuki ngasigi phibam sidadi kharadi safare adubu makhatana if nong churaba turel ising ji wangkhalaba amuk patorok taragade almost high phibam sidamuk oiduni adubu kangla gi leiriba awang thangba kangla gi gate sigi manung makta yam ka hena hoigi kangla manung da ising di hajanbagi phibam di udri adubu yamna chawba phibam amaga loinana adumak ngarang di ising jam angakpo phangba ising ni phujala khreje Kisi kira ki ising sunate yam large volume gi ising ni masina marum ka khoi footpath su udre aduga footpath sigi wang mada leriba kangla gi ogi kangla pasaga somna kan gi lambi siga pulap masi kupsang rakan ising sina ogi akan ba irei gelo na center khibani ngarang si khuda ki oiba akan ba sapu gelo na inthar khibana marum kan da thingba sungam gi daba masi thaibu sungam gi daba ni adubu tamna ising gi imai si turel gi ising gi maisi ayamba mafamda khara pathokibana taragana lairai kaibadagi haidokibaduna maram markanda khara makhaidi kitang handarakanda isingsi chenthokrakanda thumjingadaba mafamsingdu hana ising thumjingi taragsu ahenba isingdu laktamnina elis khara khadi dum handarkoi phimne adubu yamna sathiribasi maroina naringbam laikai gine aduga akoigi hainganglom achan bigeronggi phibam sini yamna hojik lurise duna makhatana hosi akoigi video journalist Premchan line de leba male Premchan ki makha taba kari update lage do nokjage Premchan tabibra General yes koigi KFNPD minister su riba purai kendra MLA es to syndrome apam sida lakpa aduga yengsenba turien gi akai mafam sing mena bo hona ba betare okay karam ba jaga no karawai mafam no hojiki je area je location jam da hojiki aina hajari ba koigi laimam lekai da turiel kai hai mafam du da minister masamak laga turel kai badu mission ba tongan missionary sing raga lakpa gi film ni aduga ai ba lo na bo hona jage taw maruina koigi hojik thengnari ba turien kai bagi samasya sida hojik kadai pawda mention mangam birabage ado kyam kuina thabok ke satharagadi mai pakna mention mangam ni khanbiroge loirani ado khoi je tawodi awa tai ba mayam si mateng pang bi di hena phagada ba yeng ba lak ba gi culture am leibse very unfortunate yamna laibak thibani asina maram ora kanda saina loibe yarabani traffic jam sina maram ora kanda loibe ngamde ba si matungda ama atopa mahom amani thinggadabsu leiri adana masi kano nuaite ado ahoi aigi kendra nate haibi wakom nate ahoi everywhere do Manipur gi wakom gudi makta dum issue sing lakon ta na ta sumba problem sing lakon da I sa dum chala dum wakom gudi makta dum yaujabane do si ju dum haiba kendra si ahoi honorable chief minister gi kendra ni si dum ai dum lakshabane do
almost loire si kitang technical khara oiba haitare mai je nasagi kano si makha si kari lei no su u da banina aidi line da to oibni kitang technical oiba sum yeng chila mane ado khoi secretary makha su la mi chief secretary su la mi yeng ba makha hum sing da do si tawri be issue si di seng na ha kan khoi laibak si bani khoi gi national calamities ki part amo ina oira banina ada aina praja sing da appeal tawjaning is masi ꯑꯩꯈꯣꯏꯅ ꯂꯥꯁꯁꯦ 2018 ꯑꯣꯏꯔꯝꯒꯗ ꯃꯥꯜꯂꯦꯀꯣ ꯑꯗꯨꯗ ꯑꯃꯨꯛꯈꯛ ꯊꯣꯛꯈꯤ ꯃꯗꯨꯗꯩꯗ ꯌꯥꯝꯅ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯇꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯅꯝꯕꯨꯂꯦꯟ ꯅ꯭ꯌꯨ ꯆꯦꯀꯣꯟꯒꯤ ꯃꯄꯥꯗ ꯀꯥꯏꯔꯛꯄ ꯑꯗꯒꯤ ꯁꯤ ꯑꯣꯅꯔꯦꯕꯜ ꯃꯇꯝꯗꯨꯒꯤ ꯃꯤꯅꯤꯁꯇꯔ ꯀꯔꯥꯝ ꯁ꯭ꯌꯥꯝꯒꯤ ꯑꯦꯔꯤꯌꯥꯗ ꯀꯥꯏꯔꯛꯄꯗ ꯌꯥꯝ ꯋꯥꯅ ꯊꯤꯡꯈꯤꯑꯕ ꯑꯗꯣ ꯁꯤꯗꯤ ꯌꯥꯝꯅ ꯋꯥꯕ ꯄꯣꯠꯇꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯗꯤ ꯃꯥꯒꯤ ꯌꯥꯝꯅ ꯐꯕ ꯑꯃꯅ ꯁꯤꯒꯤ ꯂꯝꯕꯤ ꯑꯃ ꯑꯦꯛꯖꯤꯁꯇꯤꯡ ꯔꯣꯗ ꯑꯃ ꯂꯩꯕꯁꯦ ꯁꯤꯁꯤꯅ ꯑꯗꯨꯝ ꯇꯧꯕ ꯉꯝꯃꯦ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯖꯔꯤꯁꯦ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯁꯤꯗꯤ ꯑꯋꯥꯡꯃꯨꯡ ꯃꯥ ꯃꯐꯝ ꯑꯃꯗ ꯂꯩꯔꯤ ꯑꯗꯩ ꯑꯩꯁꯨ ꯃꯐꯝ ꯂꯩꯔꯤ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯑꯇꯩꯁꯤꯡꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯃꯐꯝꯁꯤꯅ ꯆꯠꯂꯒ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯤꯄꯜ ꯁꯔꯚꯦꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯇꯉꯥꯏꯐꯗꯕ ꯊꯕꯛꯅꯦꯅ ꯑꯩꯈꯣꯏꯅ ꯇꯧꯖꯕ ꯋꯥꯅꯤ ꯑꯗꯨꯅ ꯁꯤꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯇꯩ ꯁꯨꯝ ꯇꯧꯒꯅꯤ ꯍꯧꯖꯤꯛ ꯁꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯥꯏꯔꯪꯒꯤꯗ ꯑꯃ ꯂꯩ ꯃꯐꯝ ꯑꯅꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯜꯔꯦꯗꯤ ꯃꯦꯆꯤꯟ ꯊꯥꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨꯗ ꯑꯃꯨꯛ ꯍꯧꯔꯅꯤ ꯁꯤ ꯂꯣꯏꯔꯒ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯚꯥꯀꯨꯋꯦꯁꯟ ꯄ꯭ꯔꯣꯁꯦꯁꯁꯤꯗ ꯃꯌꯦꯛꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕ ꯋꯥꯠꯂꯦꯅ ꯃꯌꯥꯝꯅ ꯄꯦꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡ ꯑꯗꯨꯒ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯂꯧꯊꯣꯛꯄꯁꯦ ꯑꯔꯥꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯂꯣꯀꯦꯜ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯈꯛꯇꯅ ꯇꯧꯍꯧꯕ ꯃꯁꯤꯗꯁꯨ ꯀꯔꯤ ꯃꯤꯠꯌꯦꯡ ꯆꯪꯕꯒꯤ ꯋꯥꯐꯝ ꯂꯩꯕꯤꯕꯒꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯋꯥꯔ ꯁꯤꯆꯨꯋꯦꯁꯟ ꯖꯣꯟ ꯑꯃꯗ ꯅꯦ ꯄꯥꯁꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯩꯗ ꯂꯥꯛꯀꯅꯤ ꯑꯗꯨ ꯂꯥꯛꯀꯅꯤꯅ ꯀꯅꯥꯅ ꯉꯥꯏꯗꯣꯏꯅꯣ ꯑꯁꯤ ꯒꯣꯔꯃꯦꯟꯅ ꯂꯣꯏꯅꯃꯛ ꯇꯧꯕ ꯀꯔꯥꯏ ꯉꯝꯗꯣꯏꯅꯣ ꯆꯥꯎꯈ꯭ꯔꯕ ꯑꯦꯔꯤꯌꯥꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯒꯣꯔꯃꯦꯟꯒꯤ ꯑꯗꯨꯒꯨꯝꯕ ꯏꯀ꯭ꯋꯤꯞꯃꯦꯟꯁ ꯀꯌꯥꯝ ꯂꯩ ꯃꯤ ꯀꯌꯥꯝ ꯂꯩ ꯃꯦꯟ ꯄꯥꯋꯔ ꯀꯌꯥ ꯂꯩ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯔꯤꯕ ꯃꯌꯥꯝ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯀꯅꯥꯅꯣ ꯑꯇꯣꯞꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯅ ꯇꯧꯕꯤꯁꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯩꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯂꯚꯔꯁꯤꯡꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯥꯏ ꯌꯨꯝꯗꯤ ꯊꯨꯝꯃꯝꯃꯣꯏꯕ ꯉꯥꯡꯉꯤꯁꯤ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨꯕꯨ ꯊꯨꯝꯃꯤꯕꯁꯤꯡꯗꯣ ꯁꯤ ꯌꯦꯡꯕ ꯂꯥꯛꯏ ꯃꯌꯥꯝꯁꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯩꯗꯣ ꯌꯦꯡꯕ ꯂꯥꯛꯏ ꯃꯌꯥꯝꯁꯤꯡꯁꯤꯗ ꯁꯤ ꯋꯥꯔꯤꯕ ꯇꯥꯔꯤꯕ ꯏꯃꯨꯡꯁꯤꯡꯁꯤꯗ ꯃꯇꯦꯡ ꯑꯃꯇ ꯄꯥꯟꯅ ꯁꯤ ꯑꯍꯟ ꯑꯃ ꯂꯩꯔꯤ ꯃꯅꯨꯡꯗ ꯊꯥꯡꯇꯣꯛꯄ ꯌꯥꯗ꯭ꯔꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯃꯥꯁꯦ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯕꯒꯤ ꯀꯩꯅꯣ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯍꯦꯛꯇ ꯊꯥꯡꯇꯣꯛꯄ ꯌꯥꯗꯦꯕ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯨ ꯇꯧꯔꯤꯕꯅꯤꯅ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯨ ꯍꯦꯛꯇ ꯄꯥꯏꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝꯕ ꯑꯌꯥꯕꯈꯩꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯗꯤ ꯁꯤꯗꯩꯁꯤꯗ ꯒꯣꯔꯃꯦꯟꯅ ꯉꯥꯏ ꯂꯩꯔꯒ ꯀꯃꯥꯏꯅ ꯊꯕꯛ ꯇꯧꯅꯤ ꯑꯗꯨꯅ ꯁꯤꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯂꯩꯔꯤꯕ ꯂꯣꯀꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯗꯒꯤ ꯀ꯭ꯂꯕꯁꯤꯡ ꯃꯌꯥꯝꯁꯤꯡꯁꯦ ꯆꯪꯉꯒ ꯌꯦꯡꯕꯩ ꯂꯥꯛꯄ ꯃꯍꯨꯠꯇꯕ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯉꯦ ꯑꯩꯁꯨ ꯍꯧꯖꯤꯛ ꯌꯦꯡ ꯂꯥꯛꯄꯗꯤ ꯃꯤꯅꯤꯁꯇꯔ ꯑꯃ ꯌꯦꯡ ꯂꯥꯛꯑꯦ ꯀꯩꯅꯣ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯉꯔꯥꯡꯁꯤ ꯀꯥꯏꯗ꯭ꯔꯤꯉꯩꯗ ꯂꯩꯕꯥꯛ ꯈꯔ ꯍꯩꯕꯤꯅꯕ ꯍꯥꯏꯅ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤꯗ ꯀꯌꯥꯔꯛ ꯍꯟꯅ ꯐꯣꯟ ꯐꯥꯎꯅꯕꯁꯤ ꯁꯨꯡꯂꯥꯛ ꯂꯥꯛꯄꯤꯗꯕꯗꯒꯤ ꯀꯥꯏꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯃꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯀꯥꯏꯔꯤꯕ ꯃꯐꯝ ꯍꯧꯖꯤꯛꯀꯤ ꯀꯗꯥꯏꯗꯩ ꯂꯩꯕꯥꯛ ꯑꯍꯤꯡꯗꯨꯗ ꯀꯗꯥꯏꯗꯩ ꯂꯩꯕꯥꯛ ꯀꯣꯠꯂꯨꯗꯣꯏꯅꯣ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯍꯤꯡꯒꯣꯜ ꯊꯣꯟꯕꯗꯒꯤ ꯂꯩꯕꯥꯛ ꯀꯣꯠꯊꯣꯛꯑꯒꯅꯤ ꯑꯩꯈꯣꯏꯅ ꯊꯣꯜꯂꯤꯁꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯆꯤꯡꯈꯩꯁꯤꯡ ꯋꯥꯇꯔ ꯔꯤꯖꯥꯔꯚꯔ ꯁꯥꯕꯒꯤ ꯈꯔ ꯂꯩꯕꯥꯛ ꯀꯣꯠꯊꯣꯛ ꯀꯣꯠꯁꯤꯟ ꯈꯔ ꯇꯧꯕꯒꯤ ꯑꯗꯒꯤ ꯈꯔ ꯃꯣꯏꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯒ ꯈꯔ ꯂꯧꯕ ꯋꯥꯅꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯀꯣꯠꯐꯝ ꯀꯥꯏ ꯂꯩꯒꯦ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛ ꯀꯣꯠꯐꯝ ꯀꯥꯏ ꯂꯩꯒꯦꯕ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯄꯥꯔꯠꯁꯤꯗꯩꯗ ꯂꯩꯕꯥꯛ ꯀꯣꯠꯐꯝ ꯂꯩꯇꯕꯅꯤ ꯍꯦꯛꯇ ꯂꯩꯕꯥꯛꯁꯦ ꯁꯥꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦꯕ ꯄ꯭ꯔꯦꯝꯆꯟ ꯃꯔꯛ ꯑꯝꯇ ꯑꯗꯣ ꯊꯠꯆꯒꯦ ꯃꯔꯨꯑꯣꯏꯅ ꯁꯤꯒꯨꯝꯕ IMDꯅ ꯑꯣꯜꯔꯦꯗꯤ ꯊꯣꯛꯈ꯭ꯔꯕꯅꯤ ꯃꯁꯤ ꯊꯣꯛꯇꯣꯔꯦ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯇꯨꯔꯦꯜꯒꯤ ꯂꯧꯅꯃꯥꯜ ꯈꯔ ꯁꯣꯟꯕꯁꯤꯡꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯑꯦꯂꯔꯠ ꯂꯧꯊꯣꯛꯄ ꯑꯣꯔ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯒꯤ ꯋꯥꯐꯝꯁꯨ ꯂꯩꯇꯕ ꯃꯥꯜꯂꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯁꯤ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯗꯤ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯃꯤ ꯈꯔ ꯐꯠꯇꯦꯕ ꯇꯨꯔꯦꯟꯒꯤ ꯂꯧꯅꯃꯄꯥꯟꯗ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯖꯤꯕꯤꯀꯥ ꯍꯤꯡꯕꯒꯤꯗꯃꯛꯇ ꯍꯣꯇꯦꯜ ꯐꯝꯕꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯇꯥꯏꯞꯁ ꯑꯣꯐ ꯀꯃꯔꯁꯤꯌꯦꯜ ꯋꯔꯛꯁ ꯇꯧꯕꯁꯤꯡꯁꯦ ꯇꯨꯔꯦꯟ ꯀꯥꯏꯔꯛꯏꯁꯦ ꯃꯔꯨꯑꯣꯏꯅ ꯀꯔꯝꯕ ꯃꯈꯨꯜ ꯌꯥꯝ ꯄꯤꯛꯄ ꯃꯆꯥ ꯑꯃꯗꯒꯤ ꯀꯔꯝꯕ ꯃꯈꯨꯜꯗꯒꯤ ꯀꯥꯏꯔꯛꯀꯦꯕ ꯎꯆꯤꯅꯅꯦꯕ ꯁꯤ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯗ ꯀꯥꯏꯔꯤꯕꯁꯤꯡꯗꯣ ꯎꯆꯤ ꯃꯆꯥ ꯌꯥꯝ ꯄꯤꯛꯄ ꯃꯈꯜ ꯌꯦꯁ ꯑꯗꯨ ꯍꯣꯔꯛꯑꯀꯥꯟꯗꯗꯤ ꯈꯔ ꯁꯨꯝ ꯏꯁꯤꯡꯁꯤꯗꯤ ꯋꯥꯟ ꯑꯋꯥꯔꯗꯗꯤ ꯍꯦꯛꯇ ꯈꯪꯍꯧꯄꯣꯠꯇꯦꯗꯅ ꯁꯤ ꯑꯗꯨꯝ ꯎꯅ ꯑꯗꯨꯝ ꯉꯝꯍꯧꯗꯕ ꯋꯥꯅꯦꯕ ꯑꯗꯨꯅ ꯁꯤꯁꯨ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯦ ꯃꯣꯏꯅ ꯂꯥꯟꯅ ꯇꯧꯍꯟꯅꯤꯡꯕꯗꯨꯒꯤ ꯏꯟꯇꯔꯦꯁꯇꯨꯗꯩꯗ ꯁꯨꯝ ꯍꯥꯏꯕꯅꯦꯅ ꯑꯩꯗꯤ ꯂꯧꯋꯦ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯑꯃꯨꯛ ꯁꯔꯀꯥꯔꯒꯤ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯀꯩꯗꯧꯕꯩ ꯇꯧꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯇꯧꯅꯤꯡꯗ꯭ꯔꯒꯕꯨ ꯁꯤ ꯂꯥꯛꯀꯗꯕ ꯇꯧꯅꯤꯡꯕꯩꯗꯃꯛꯇꯅꯤ ꯂꯥꯛꯏꯁꯦ ꯄ꯭ꯔꯦꯝꯆꯟ ꯃꯔꯝꯇ ꯊꯠꯆꯒꯦ ꯄ꯭ꯔꯦꯝꯆꯟ ꯃꯤꯅꯤꯁꯇꯔꯗ ꯑꯩ ꯀꯩꯅꯣꯝꯇ ꯑꯣꯀꯦ ꯄ꯭ꯔꯦꯝꯆꯟ ꯑꯗꯨꯝ ꯄꯥꯁ ꯇꯧꯕꯤꯔꯁꯨ ꯌꯥꯔꯦ ꯑꯗꯨꯗꯒꯤ ꯇꯧꯈ꯭ꯔꯗꯤ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯦꯜꯂꯛꯏꯁꯤꯅꯤ ꯇꯧꯔꯛꯏꯁꯤꯅꯤ ꯑꯗꯣ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩ ꯍꯧꯖꯤꯛ ꯎꯅꯗ꯭ꯔꯤ ꯃꯥꯒ ꯐꯣꯟꯗ ꯉꯔꯥꯡ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯨ ꯅꯠꯇꯅ ꯑꯩꯅ ꯁꯤꯒꯤꯁꯨ ꯎꯅꯗ꯭ꯔꯤ ꯋꯥꯔꯤꯁꯨ ꯁꯥꯟꯅꯗ꯭ꯔꯤ
ꯑꯗꯣ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯎꯅꯗꯦꯅ ꯍꯥꯏꯔꯛꯄ ꯉꯥꯏ ꯂꯩꯒꯗ꯭ꯔꯕ ꯁꯤ ꯍꯥꯏꯔꯛꯄ ꯉꯥꯏꯂꯦ ꯁꯤꯑꯦꯝꯒꯤ ꯀꯦꯟꯗ꯭ꯔꯅꯦ ꯑꯩ ꯁꯤꯑꯦꯝꯅ ꯍꯥꯏꯔꯛꯇ꯭ꯔꯗꯤ ꯑꯩ ꯆꯠꯂꯔꯣꯏꯅ ꯉꯥꯏ ꯂꯩꯒꯗ꯭ꯔꯕ ꯑꯩ ꯍꯧꯖꯤꯛ ꯆꯠꯇꯣꯏꯁꯤꯁꯨ ꯑꯅꯥꯗ ꯁꯤꯑꯦꯝꯒꯤ ꯀꯦꯟꯗ꯭ꯔ ꯑꯃꯅꯦꯕ ꯑꯩꯅ ꯉꯁꯥꯏ ꯑꯦꯌꯥꯔꯄꯣꯔꯠꯇꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯂꯣꯏ ꯏꯁꯤꯡ ꯊꯨꯝꯍꯧꯔꯦ ꯆꯠꯄ ꯌꯥꯍꯧꯗ꯭ꯔꯦ ꯑꯗꯨꯏꯗꯤ ꯀꯔꯤꯗꯒꯤ ꯊꯣꯛꯂꯛꯄꯅꯣꯗꯣ ꯌꯦꯡꯉꯀꯥꯟꯗ ꯀꯣꯁꯇꯨ ꯌꯦꯡꯉꯀꯥꯟꯗ ꯁꯤ ꯂꯥꯛꯄꯅꯦꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯆꯠꯇꯣꯏꯁꯦ ꯀꯥꯏꯔꯦꯟꯒꯤ ꯍꯥꯏꯁꯦ ꯑꯁꯤꯗꯤ ꯀꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔ ꯉꯥꯛꯇꯅꯤ ꯊꯨꯝꯗꯣꯏꯁꯦ ꯑꯗꯨ ꯉꯥꯏ ꯂꯩꯒꯗ꯭ꯔꯕ ꯑꯗꯨ ꯆꯠꯇꯥꯕꯅꯤ ꯍꯧꯖꯤꯛ ꯆꯠꯂ ꯊꯤꯡꯉꯨ ꯇꯥꯕꯅꯤ ꯉꯝꯃꯒ ꯉꯝꯃꯦ ꯉꯝꯗ꯭ꯔ ꯇꯣꯛꯑꯦꯗꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯍꯥꯏꯕꯅꯤꯗ Okay. Thank you. Gentle ꯄ꯭ꯔꯦꯝꯆꯥꯟ Maruna, ꯀꯣꯏꯁꯟ ꯑꯝꯇꯪ ꯄꯥꯁ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯏꯊꯥꯏ ꯕꯦꯔꯦꯁꯀꯤꯗꯣ ꯋꯥꯇꯔ ꯔꯤꯁꯣꯔꯁꯁꯤꯗꯤ ꯃꯤꯇꯔꯁꯤ ꯀꯩꯁꯨ ꯌꯥꯝ ꯂꯥꯞꯇ꯭ꯔꯦ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯑꯀꯥꯏꯕ ꯇꯣꯔꯕꯥꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯁꯝꯕꯤꯕ ꯃꯐꯝꯁꯤ ꯀꯩꯁꯨ ꯌꯥꯝ ꯂꯥꯞꯇ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯄꯤꯔꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡ ꯀꯅꯥꯒꯨꯝꯕ ꯑꯝꯇꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯎ ꯊꯣꯛꯏꯕ ꯑꯁꯤꯗ ꯑꯋꯥꯕ ꯇꯥꯅꯤꯡꯄꯣꯠꯇꯦ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯄ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯄ ꯐꯣꯇꯣ ꯀꯥꯞꯄ ꯂꯥꯛꯄꯒꯤ ꯃꯍꯨꯠꯇ ꯃꯇꯦꯡ ꯄꯥꯡꯅꯁꯦꯕ ꯋꯥꯐꯝꯁꯤꯅꯤ ꯑꯗꯨꯒ ꯉꯔꯥꯡꯃꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯇꯨꯔꯦꯟꯁꯤ ꯀꯥꯏꯗꯣꯔꯦ ꯍꯥꯏꯗꯅ ꯄꯥꯎ ꯄꯤꯔꯒ ꯃꯩꯅꯅꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯈꯤꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯊꯣꯟꯕꯤꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯂꯩꯕꯥꯛ ꯄꯣꯛꯐꯝ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯑꯝꯃꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯉꯜꯂꯤꯉꯩꯗ ꯃꯤꯌꯥꯝꯒꯤ ꯋꯥꯐꯝꯅ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯏꯕꯅ ꯉꯜꯂꯤꯉꯩꯗ ꯍꯥꯏꯕꯤꯔꯝꯃꯒꯗꯤ ꯉꯜꯂꯤꯉꯩꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯒꯗꯤ ꯀꯥꯏꯔꯝꯗꯕꯁꯨ ꯌꯥꯏ ꯍꯥꯏꯕꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯊꯨꯝꯃꯤꯕ ꯑꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕꯤꯔꯝꯃꯤꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯇꯥꯏꯃꯤꯡꯁꯤ ꯉꯔꯥꯡꯒꯤ ꯑꯍꯤꯡꯗꯨꯗ ꯂꯩꯕꯥꯛ ꯂꯧꯐꯝ ꯂꯩꯇꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯣꯏꯔꯝꯒꯅꯤ ꯂꯩꯇꯕꯒꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯁꯦꯝꯃꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏꯒꯤ ꯂꯩꯔꯪꯕꯝ ꯂꯩꯀꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏꯁꯤꯗ ꯀꯥꯏꯔꯤꯕꯁꯤ ꯃꯤꯅꯤꯠ 10-30ꯒꯤ ꯃꯅꯨꯡꯗꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯊꯤꯡꯕ ꯉꯝꯃꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯃꯁꯨ ꯐꯣꯡꯗꯣꯔꯛꯂꯦ ꯖꯦꯟꯇꯜ ꯑꯣꯀꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯂꯩꯔꯪꯕꯝ ꯂꯩꯀꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤ ꯃꯤꯅꯤꯠ 10-30 ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯃꯁꯤ ꯊꯤꯡꯕ ꯉꯝ ꯇꯥꯔꯒꯗꯤ ꯑꯍꯦꯟꯕ ꯏꯁꯤꯡꯁꯦ ꯆꯦꯟꯁꯤꯜꯂꯛꯇ꯭ꯔꯒꯗꯤ ꯑꯁꯣꯝꯗ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟꯗꯨꯗ ꯈꯔꯁꯨ ꯑꯗꯨꯃꯛ ꯁꯥꯐꯒꯗꯧꯔꯤꯕꯅꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯄ꯭ꯔꯦꯝꯆꯥꯟ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁꯀꯤ ꯃꯤꯅꯤꯁꯇꯔ ꯊꯦꯡꯅꯕꯤꯔꯒꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝ ꯀꯣꯏꯁꯟꯁꯤ ꯌꯥꯝꯅ ꯍꯪꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯊꯦꯡꯅꯗ꯭ꯔꯦ ꯍꯧꯖꯤꯛ ꯀꯔꯝꯕ ꯁ꯭ꯇꯦꯞ ꯂꯩꯉꯥꯛꯅ ꯁꯤꯒꯤ ꯑꯔꯖꯦꯟ ꯑꯣꯏꯅ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯀꯔꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯕꯒꯦ ꯍꯥꯏꯕꯁꯤ ꯈꯪꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯍꯣꯏ ꯊꯕꯛꯇꯤ ꯁꯣꯏꯗꯅ ꯄꯥꯏꯈꯠꯄꯤꯔꯝꯒꯅꯤꯅ ꯈꯜꯂꯤ ꯖꯦꯟꯇꯜ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯄ ꯊꯧꯔꯥꯡ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯎꯕꯤꯔꯤꯕꯁꯤ JCB ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯦꯆꯤꯅꯔꯤꯁꯤꯡ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯥꯏꯔꯤꯕ ꯂꯧꯅꯕ ꯇꯣꯔꯕꯥꯟ ꯑꯗꯨꯕꯨ ꯁꯦꯝꯖꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯃꯃꯤ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯃꯤꯅꯤꯁꯇꯔꯗꯤ ꯃꯤꯅꯤꯠ 20 ꯃꯤꯅꯤꯠ ꯅꯠꯇ꯭ꯔꯒ 30 ꯃꯤꯅꯤꯠꯇ ꯂꯣꯏꯕ ꯌꯥꯏꯅ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯃꯗꯨ ꯀꯗꯥꯏ ꯐꯥꯎꯕꯗ ꯃꯈꯣꯏꯒꯤ ꯋꯔꯛ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯑꯗꯨ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯎꯠꯆꯔꯛꯀꯦ ꯍꯧꯖꯤꯛ ꯑꯩꯅ ꯆꯪꯁꯤꯟꯖꯔꯛꯏꯕꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯄꯟꯖꯒꯦ ꯈꯨꯔꯥꯏ ꯂꯥꯏꯔꯦꯡꯕꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯇꯨꯔꯦꯟ ꯀꯥꯏꯈꯤꯕ ꯇꯣꯔꯕꯥꯟ ꯃꯐꯝ ꯑꯗꯨꯅꯤ ꯍꯥꯏꯔꯤꯕ ꯇꯣꯔꯕꯥꯟ ꯑꯁꯤ ꯀꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯌꯨꯝ ꯀꯌꯥ ꯑꯃ ꯊꯨꯝꯖꯤꯟꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯂꯦꯛ ꯌꯧꯕ ꯃꯈꯩ ꯊꯨꯝꯃꯒ ꯂꯩꯍꯧꯔꯤ ꯃꯤꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯄ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯀꯥꯏꯒꯗꯣꯔꯦ ꯏꯁꯤꯡꯁꯤ ꯏꯐꯨꯠ ꯂꯥꯛꯑꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯝꯃꯒꯗꯤ ꯂꯩꯕꯥꯛ ꯒꯥꯔꯤ 3-4ꯗ ꯑꯣꯏꯔꯁꯨ ꯍꯥꯏꯕꯤꯔꯝꯃꯒꯗꯤ ꯃꯗꯨ ꯀꯟꯕ ꯉꯝꯂꯝꯒꯗꯕꯅꯤ ꯀꯥꯏꯔꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯗꯨꯒ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯂꯧꯐꯝ ꯂꯩꯇꯦ ꯍꯥꯏꯕ ꯄꯥꯎꯈꯨꯝꯁꯨ ꯑꯣꯏꯅ ꯐꯣꯡꯗꯣꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯦꯖꯦꯟꯁꯤꯁꯤꯡ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡ ꯃꯈꯣꯏꯁꯤ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨꯝ ꯈꯪꯕ ꯌꯥꯏ ꯂꯩꯕꯥꯛ ꯂꯧꯐꯝ ꯂꯩꯇꯦ ꯍꯥꯏꯗꯅ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯈꯤꯕ ꯑꯁꯤꯅ ꯃꯥꯡꯖꯔꯤꯕꯁꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯣꯛꯍꯜꯂꯤꯕ ꯑꯁꯤ ꯄ꯭ꯔꯣꯄꯔꯇꯤ ꯀꯌꯥꯝꯅ ꯁꯣꯛꯍꯜꯂꯤꯕ ꯑꯁꯤ ꯃꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯟꯊꯍꯧꯗꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯍꯥꯏꯐꯦꯠ ꯌꯥꯎꯏ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗ ꯌꯥꯝ ꯀꯟꯅ ꯋꯥꯔꯅꯤꯡꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯋꯥꯔꯅꯤꯡꯁꯤ ꯄꯤꯔꯕ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯧꯈꯠꯍꯧꯗꯕ꯭ꯔꯥ ꯑꯗꯨꯒ ꯚꯜꯅꯔꯦꯕꯜ ꯑꯣꯏꯕ ꯖꯒꯥꯁꯤꯡꯗ ꯁꯤ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯗꯨꯝꯕ ꯄ꯭ꯔꯤꯀꯣꯁꯟ ꯑꯃꯠꯇ ꯂꯧꯍꯧꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟ ꯑꯗꯨꯃꯛ ꯑꯦꯔꯥꯏꯁ ꯇꯧꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯃꯁꯤ ꯇꯣꯛꯈ꯭ꯔꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯑꯋꯥꯕꯁꯤ ꯃꯥꯌꯣꯛꯅꯔꯕꯅꯤꯅ ꯀꯃꯥꯏꯅ ꯃꯁꯤ ꯊꯦꯡꯅꯃꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯔꯣꯝꯗ ꯍꯦꯟꯅ ꯑꯦꯄ꯭ꯔꯣꯆꯁꯦ ꯆꯪꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯊꯕꯛꯁꯤ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯃꯌꯥꯝꯗꯁꯨ ꯑꯄꯤꯜ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗ ꯉꯔꯥꯡꯁꯤ ꯌꯥꯝ ꯀꯟꯅ ꯄꯥꯊꯅ ꯆꯦꯟꯖꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯆꯥꯎꯅ ꯑꯗꯨꯃꯛ ꯊꯣꯡꯒꯠꯄꯒꯤ ꯐꯤꯕꯝꯗꯤ ꯂꯩꯔꯦ ꯑꯗꯨꯒ ꯈꯔ ꯍꯦꯟꯅ ꯄꯥꯛꯇꯛꯅꯅ ꯍꯥꯏꯇꯥꯔꯦ ꯇꯛꯈꯥꯏꯔꯀꯥꯟda ꯏꯁꯤꯡꯁꯤ ꯑꯣꯔꯣ ꯆꯦꯟꯁꯤꯟꯕꯒꯤ ꯐꯤꯕꯝ ꯑꯃ ꯃꯥꯌꯣꯛꯅꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯐꯝꯗ ꯀꯩ ꯐꯤꯕꯝ ꯆꯥꯎꯔꯥꯛꯄ ꯑꯃ ꯎꯠꯄꯤꯔꯛꯎ ꯌꯦꯁ ꯖꯦꯟꯇꯜ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯖꯔꯤꯕ ꯑꯁꯤꯅꯤ ꯇꯨꯔꯦꯟ ꯀꯥꯏꯐꯝ ꯖꯒꯥ ꯍꯦꯛ ꯑꯦꯛꯖꯦꯛ ꯃꯐꯝꯗꯨꯅꯤ ꯃꯐꯝꯁꯤꯗ ꯂꯩꯕꯥꯛ ꯍꯩꯖꯤꯟꯗꯅ ꯑꯗꯒꯤ ꯐꯛꯂꯣꯡꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯋꯥꯒꯤ ꯐꯛꯂꯣꯡꯁꯤꯡ ꯊꯥꯗꯅ JCB ꯁꯤꯖꯤꯟꯅꯔꯒ ꯄ꯭ꯔꯣꯀ꯭ꯂꯦꯟ ꯁꯤꯖꯤꯟꯅꯔꯒ ꯊꯤꯡꯕꯒꯤ ꯊꯕꯛꯇꯨ ꯀꯟꯅ ꯆꯠꯊꯔꯤ ꯍꯥꯏꯕ ꯇꯥꯔꯦ
ꯑꯩ ꯀꯦꯃꯦꯔꯥꯁꯦ ꯑꯃꯨꯛ ꯐꯥꯔꯤꯕ ꯚꯤꯖꯨꯑꯦꯜꯁꯤꯡꯁꯤ ꯑꯃꯨꯛ ꯎꯍꯟꯖꯔꯛꯀꯦ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯎꯕꯤꯔꯤꯕꯁꯤ ꯇꯨꯔꯦꯜ ꯀꯥꯏꯈꯤꯕ ꯃꯐꯝ ꯍꯥꯏꯇꯥꯔꯦ ꯃꯁꯤꯅꯅꯤ ꯂꯩꯔꯩꯃꯝ ꯂꯩꯀꯥꯏ ꯈꯥꯕꯝ ꯑꯗꯨꯒ ꯈꯨꯃꯟ ꯂꯝꯄꯥꯛ ISBT ꯌꯥꯎꯅ ꯃꯐꯝ ꯀꯌꯥ ꯊꯨꯝꯍꯟꯈꯤꯕ ꯇꯨꯔꯦꯜ ꯀꯥꯏꯈꯤꯕ ꯃꯐꯝ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯔꯣꯛ ꯇ꯭ꯔꯦꯟ ꯁꯤꯖꯤꯟꯅꯔꯤ JCB ꯁꯤꯖꯤꯟꯅꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯥꯇꯥ ꯗꯤꯄꯔꯁꯤ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯂꯩꯕꯥꯛꯁꯤ ꯀꯥꯏꯈꯤꯕ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯍꯩꯖꯤꯜꯂꯒ ꯐꯛꯂꯣꯡꯁꯤꯡ ꯃꯈꯥꯗꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯧꯖꯤꯛꯁꯤ ꯇꯣꯔꯕꯥꯟ ꯀꯥꯏꯈꯤꯕ ꯃꯐꯝ ꯑꯁꯤ ꯊꯤꯡꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯑꯗꯨꯒ ꯃꯁꯤ 20 minutes or 30 minutes ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯑꯗꯨꯃꯛ ꯉꯝꯒꯗꯧꯕ ꯃꯥꯟꯖꯜꯂꯦ ꯃꯔꯝꯗꯤ ꯇꯨꯔꯦꯟꯁꯤꯒꯤ ꯀꯥꯏꯈꯤꯕ ꯂꯧꯅꯝꯕꯥꯜꯒꯤ already ꯑꯩꯈꯣꯏ almost 80 to 90% ꯊꯤꯡꯕ ꯂꯣꯏꯁꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯇꯦꯛ ꯑꯃꯈꯛ ꯉꯥꯏꯔꯦ ꯄ꯭ꯔꯦꯝꯆꯟ ꯃꯔꯛ ꯊꯠꯅ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ ꯑꯃꯁꯨ ꯂꯥꯏꯟꯗ ꯉꯁꯥꯏꯗꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯑꯩ ꯃꯔꯛ ꯑꯃꯠꯇ ꯊꯠꯆꯒꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯎꯠꯄꯤꯔꯛꯄ ꯚꯤꯗꯤꯑꯣꯁꯤꯗꯤ ꯌꯥꯝ ꯁꯦꯡꯅ ꯑꯗꯨꯃꯛ ꯎꯔꯦ ꯑꯌꯥꯝꯕ ꯃꯐꯝꯗꯤ ꯑꯗꯨꯃꯛ ꯊꯤꯡꯕ ꯉꯝꯃꯦ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗ ꯆꯦꯟꯁꯤꯟꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯁꯤ ꯊꯤꯡꯕ ꯉꯝꯃꯒꯅꯤ ꯄꯨꯡ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗꯗꯤ ꯑꯗꯨꯝ ꯃꯁꯤ ꯊꯤꯡꯕ ꯉꯝꯕꯒꯤ ꯑꯣꯏꯊꯣꯛꯄꯗ ꯂꯩ ꯍꯥꯏꯕꯅꯤ ꯏꯁꯤꯡꯁꯨ ꯑꯗꯨꯝ ꯐꯖꯅꯗꯤ ꯑꯗꯨꯝ ꯆꯦꯜꯂꯤ ꯑꯗꯨ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯏꯁꯤꯡꯁꯦ ꯍꯦꯟꯒꯠꯂꯛꯇ꯭ꯔꯕ ꯑꯗꯨꯒ ꯅꯣꯡꯁꯤ ꯃꯈꯥ ꯇꯥꯅ ꯆꯨꯔꯛꯇ ꯇꯥꯔꯒꯗꯤ ꯊꯤꯡꯕꯗ ꯑꯗꯨꯝ ꯈꯔ ꯑꯗꯨꯃꯛ ꯉꯝꯒꯅꯦꯅ ꯈꯜꯂꯤ ꯑꯗꯨ ꯍꯧꯖꯤꯛ ꯉꯝꯕꯁꯨ ꯑꯣꯏꯁꯅꯨ ꯄ꯭ꯔꯦꯝꯆꯟ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯐꯤꯕꯝꯗꯣ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯁꯦꯟꯅꯔꯒ ꯑꯗꯨꯃꯛ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯥꯏꯟ ꯂꯧꯖꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯂꯧꯖꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯅꯤꯂꯗ ꯑꯃꯨꯛ ꯄꯥꯁ ꯇꯧꯖꯒꯦ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯊꯦꯡꯛ ꯌꯨ ꯄ꯭ꯔꯦꯝꯆꯟ ꯑꯣꯀꯦ ꯅꯤꯂ ꯇꯥꯕꯤꯕ꯭ꯔꯥ ꯅꯤꯂ ꯇꯥꯕꯤꯕ꯭ꯔꯥ ꯇꯥꯔꯦ ꯖꯦꯟꯇꯣ ꯅꯤꯂ ꯍꯧꯖꯤꯛꯁꯦ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯕꯤꯔꯤꯒꯦ ꯑꯗꯨꯒ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯑꯞꯗꯦꯠ ꯂꯦꯇꯦꯁ ꯀꯔꯤ ꯂꯩꯕꯤꯔꯤ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯅꯝꯕꯣꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯃꯅꯨꯡ ꯂꯩꯔꯤꯕ ꯁꯦꯅꯥꯄꯇꯤ ꯁꯥꯕꯜ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇꯗꯅꯤ ꯁꯦꯅꯥꯄꯇꯤ ꯁꯥꯕꯜ ꯍꯥꯏꯗꯣꯏꯔꯥ ꯍꯧꯖꯤꯛꯀꯤ ꯃꯃꯤꯡꯗꯣ ꯑꯃꯨꯛ ꯁꯦꯅꯥꯄꯇꯤ ꯁꯥꯕꯜ ꯑꯣꯀꯦ ꯃꯈꯥ ꯇꯥꯕꯤꯌꯨ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯝꯕꯤꯁꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯇꯥꯕ ꯂꯝꯕꯤꯗꯅꯤ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕꯁꯤ ꯑꯣꯀꯦ ꯃꯈꯥ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯕꯤꯔꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨ ꯆꯥꯎꯔꯥꯛꯄ ꯑꯣꯚꯔꯚꯤꯌꯨ ꯑꯃ ꯍꯥꯏꯐꯦꯠ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯇꯥꯃꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯐꯝꯁꯦ ꯍꯥꯏꯐꯦꯠ ꯑꯩꯒꯤ ꯅꯨꯡꯁꯤ ꯁꯥꯏꯔꯦꯝ ꯍꯦꯃꯟꯇ ꯑꯩꯈꯣꯏꯁꯦ ꯁꯦꯅꯥꯄꯇꯤ ꯁꯥꯕꯜ ꯅꯝꯕꯣꯜ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕꯅꯦ ꯑꯗꯨꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯨꯝꯅ ꯃꯔꯤ ꯃꯧꯗ꯭ꯔꯥꯃꯨꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯥꯕꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝ 5-6 ꯑꯃꯗꯤ ꯐꯖꯅ ꯆꯪꯕꯗꯒꯤ ꯃꯅꯨꯡꯗ ꯉꯥꯛ ꯂꯩꯃꯤꯟꯅꯔꯤꯁꯦ ꯃꯥꯒꯤꯁꯨ ꯁ꯭ꯀꯨꯜꯗ ꯈꯣꯡꯖꯐꯝ ꯂꯧꯔ ꯂꯩꯔꯤꯕ ꯉꯔꯥꯡ ꯆꯪꯉꯛꯄꯗ ꯏꯁꯤꯡ ꯆꯪ ꯌꯥꯗꯗꯅ ꯑꯗ ꯃꯥꯗ ꯅꯠꯇꯅ ꯌꯨꯝ 3-4 ꯑꯃꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛ ꯃꯅꯨꯡ ꯆꯪꯕ ꯌꯥꯗꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯌꯥꯝ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯀꯥꯏꯔꯤꯕ ꯃꯐꯝꯁꯤ ꯀꯥꯏꯋꯥꯏꯗꯒꯤ ꯑꯣꯏꯕꯤꯒꯦ ꯀꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯊꯪꯅꯕꯁꯤꯗ ꯀꯥꯃꯣꯡ ꯀꯣꯟꯊꯧꯖꯝ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯩꯕ ꯑꯩꯈꯣꯏ ꯀꯥꯃꯣꯡꯁꯦ ꯂꯩꯃꯈꯣꯡ ꯇꯨꯔꯦꯜ ꯑꯃ ꯂꯩꯕ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜꯗꯣ 2-3 ꯊꯣꯛꯅ ꯀꯥꯏꯔꯛꯄꯗꯒꯤ ꯊꯣꯛꯂꯛꯄ ꯏꯁꯤꯡ ꯃꯌꯥꯝꯁꯤꯅ ꯄꯨꯂꯞ ꯆꯦꯟꯊꯔꯒ ꯁꯣꯝꯗ ꯆꯦꯟꯊꯣꯛꯐꯝ ꯂꯩꯇꯕꯗꯒꯤ ꯃꯍꯧꯁꯥꯒꯤ ꯂꯥꯛꯆꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯀꯝꯒꯤ ꯇꯨꯔꯦꯜ ꯀꯥꯏꯕꯒꯤꯁꯤꯁꯨ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯄꯨꯂꯞ ꯊꯦꯔꯛꯄꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧ ꯆꯥꯎꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯅꯝꯕꯣꯜ ꯁꯥꯕꯜ ꯂꯩꯀꯥꯏ ꯅꯝꯕꯣꯜ ꯈꯣꯡꯊꯥꯝ ꯅꯝꯕꯣꯜ ꯅꯥꯎꯔꯦꯝ ꯂꯣꯏꯅꯅ ꯅꯝꯕꯣꯜ ꯃꯥꯏꯕꯝ ꯍꯥꯏꯔꯤꯕ ꯈꯨꯜ 4 ꯑꯁꯤꯗ ꯏꯁꯤꯡ ꯆꯥꯎꯔꯛꯂꯤꯕ ꯑꯁꯤꯁꯨ ꯑꯣꯀꯦ ꯅꯤꯂꯒꯤ ꯁꯥꯎꯟꯁꯦ ꯐꯖꯅ ꯑꯣꯗꯤꯑꯣꯁꯦ ꯐꯖꯅ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜꯗꯨꯅ ꯍꯥꯏꯕꯗꯨꯁꯨ ꯃꯇꯦꯛ ꯈꯔ ꯇꯥꯔꯒ ꯈꯔꯗꯤ ꯇꯥꯕ ꯐꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯎꯕ ꯐꯪꯉꯤꯁꯤ ꯑꯣꯀꯦ ꯅꯤꯂ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯖꯣꯏꯟ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯑꯃꯨꯛ ꯌꯦꯡꯕꯤꯌꯣ ꯑꯃꯨꯛ ꯂꯤꯞ ꯇꯧꯔꯒ ꯍꯥꯏꯕꯗꯤ ꯅꯦꯠꯋꯥꯛꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯑꯃꯨꯛ ꯁꯥꯎꯟꯁꯦ ꯐꯪꯕ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯤꯂꯅ ꯑꯣꯀꯦ ꯅꯤꯂ ꯇꯥꯕꯤꯕ꯭ꯔꯥ ꯇꯥꯏ ꯍꯥꯏꯕꯤꯌꯨ ꯑꯣꯀꯦ ꯑꯣꯀꯦ ꯏꯌꯥꯝꯕꯅ ꯉꯁꯥꯏ ꯊꯝꯕꯤꯈꯤꯕꯗꯣ ꯆꯥꯎꯔꯥꯛꯄ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯁꯦꯡꯗꯕ ꯑꯃ ꯌꯥꯎꯍꯧꯔꯦ ꯃꯇꯦꯛ ꯑꯃꯇ ꯍꯟꯕꯤꯌꯨ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯆꯥꯎꯊꯔꯛꯄꯒꯤ ꯃꯔꯝꯁꯤꯅꯦꯕꯀꯣ ꯀꯥꯃꯨꯡ ꯑꯩꯈꯣꯏ ꯁꯤ ꯊꯪꯅꯕꯁꯤꯗ ꯀꯣꯟꯊꯧꯖꯝ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯥꯃꯨꯡꯗ ꯂꯩꯃꯈꯣꯡ ꯇꯨꯔꯦꯜ ꯑꯃ ꯑꯩꯈꯣꯏ ꯊꯪꯅꯕꯁꯤꯗ ꯂꯩ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜꯁꯤ ꯃꯐꯝ 2-3 ꯊꯣꯛꯅ ꯀꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯁꯣꯝꯗ ꯄꯨꯂꯞ ꯐꯨꯊꯔꯛꯄꯅꯦꯕ ꯏꯁꯤꯡꯁꯦ ꯐꯨꯊꯔꯛꯄꯗꯒꯤ ꯁꯣꯝ ꯆꯦꯟꯐꯝꯁꯤ ꯂꯩꯇꯕꯗꯒꯤ ꯃꯣꯛꯄꯜꯂꯒ ꯌꯨꯝ 5-6 ꯊꯨꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯃꯤꯟꯅꯔꯤꯁꯤꯁꯨ ꯃꯥꯒꯤꯁꯨ ꯌꯨꯝ ꯊꯨꯝꯗꯨꯅ ꯆꯪꯕ ꯌꯥꯗꯗꯅ
ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝ ꯍꯥꯡꯉꯒ ꯀ꯭ꯂꯕꯅ ꯃꯇꯦꯡ ꯈꯔ ꯇꯧꯔꯒ ꯂꯩꯔꯤ ꯑꯗꯣ ꯂꯩꯉꯥꯛꯀꯤ ꯊꯣꯏꯗꯣꯛꯄ ꯃꯇꯦꯡ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯂꯥꯛꯄꯁꯨ ꯂꯩꯇ꯭ꯔꯤ ꯀꯔꯤꯝꯇ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯂꯥꯛꯄ ꯂꯩꯇ꯭ꯔꯤ ꯑꯩꯈꯣꯏ ꯁꯨꯝ ꯂꯩꯀꯥꯏꯅ ꯃꯥꯒꯤ ꯁꯥꯐꯒꯗꯕꯗ ꯍꯥꯞꯂꯒ ꯀ꯭ꯂꯕꯁꯤꯡꯗ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯊꯝꯖꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯁꯦꯅꯥꯄꯇꯤ ꯁꯥꯕꯜꯒꯤ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯥꯌꯣꯛꯅꯔꯕ ꯏꯃꯨꯡꯁꯤꯡ ꯑꯗꯨ ꯀ꯭ꯂꯕꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯒ ꯍꯥꯏꯕꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯋꯥꯕ ꯇꯥꯔꯤꯕꯗꯨ ꯀꯃꯥꯏꯅ ꯀꯔꯝꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯟꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎꯗꯝ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯇꯥꯃꯣ ꯑꯁꯤꯗꯒꯤ ꯐꯪꯖꯔꯤꯕꯁꯤ ꯀꯔꯥꯋꯥꯏ ꯖꯒꯥꯗꯅꯣ ꯅꯤꯂꯥ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯤꯡꯁꯦ ꯊꯥꯡꯗꯣꯛꯏꯕ ꯃꯇꯦꯡ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐꯀꯤ ꯊꯕꯛ ꯆꯠꯊꯔꯤꯁꯦ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯕꯅꯤꯅ ꯂꯩꯕꯁꯨ ꯌꯥꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯣꯏ ꯃꯈꯣꯏꯅ ꯊꯥꯡꯗꯣꯛꯆꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯁ꯭ꯀꯨꯜꯗ ꯍꯣꯏ ꯂꯩꯀꯥꯏꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯋꯥꯏ ꯖꯒꯥꯗꯗꯤ ꯊꯣꯏꯅ ꯏꯁꯤꯡꯁꯦ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯗꯦꯕꯀꯣ ꯈꯤꯇꯪ ꯑꯗꯨꯅ ꯍꯣꯏ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯍꯧꯖꯤꯛꯀꯤ ꯁ꯭ꯀꯨꯜ ꯖꯒꯥ ꯑꯗꯨꯗꯗꯤ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨ ꯈꯔ ꯇꯣꯡꯈꯠꯄ ꯑꯣꯏꯕꯅꯤꯅ ꯏꯁꯤꯡꯗꯤ ꯊꯣꯏꯅ ꯊꯣꯏꯗꯣꯛꯄ ꯊꯨꯝꯕ ꯂꯩꯇꯦ ꯍꯥꯏꯕꯅꯤꯅ ꯃꯣꯏꯅ ꯑꯗꯨꯗ ꯑꯗꯨꯝ ꯐꯅꯅꯕ ꯔꯤꯂꯤꯐ ꯀꯦꯝ ꯑꯃ ꯃꯣꯏꯅ ꯍꯥꯡꯗꯣꯛꯑꯦ ꯍꯥꯏꯔꯤ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯅ ꯁꯤꯜꯂꯒ ꯁꯦꯅꯥꯄꯇꯤ ꯁꯥꯕꯜꯒꯤꯁꯤ ꯆꯥꯎꯔꯥꯛꯅ ꯑꯀꯣꯏꯕꯁꯦ ꯌꯨꯝꯊꯣꯡ ꯀꯌꯥꯃꯨꯛꯅꯣ ꯍꯧꯖꯤꯛ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤꯁꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯤꯁꯦ ꯑꯄꯨꯟꯕ ꯌꯨꯝꯊꯣꯡ ꯍꯨꯝꯐꯨꯔꯣꯝ ꯂꯩꯕꯩ ꯃꯅꯨꯡꯗ ꯌꯨꯝ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯏꯗꯤ ꯈꯔ ꯁꯥꯊꯤꯅ ꯌꯨꯝ ꯇꯔꯦꯠ ꯅꯤꯄꯥꯟ ꯍꯦꯟꯅ ꯑꯋꯥꯕ ꯅꯪꯉꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯄꯥꯎ ꯑꯁꯤ ꯐꯪꯖꯩ ꯑꯣꯀꯦ ꯑꯗ ꯐꯤꯕꯝꯁꯦ ꯍꯦꯟꯅ ꯐꯒꯠꯄꯨ ꯍꯦꯟꯅ ꯁꯣꯛꯆꯜꯂꯛꯄꯒꯤ ꯐꯤꯕꯝ ꯎꯕꯤꯕ꯭ꯔꯥ ꯏꯁꯤꯡ ꯆꯥꯎꯕꯁꯤ ꯉꯁꯤ ꯑꯌꯨꯛ ꯈꯨꯗꯛꯇꯒꯤ ꯆꯥꯎꯕꯗꯤ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ ꯇꯞꯅ ꯍꯧꯒꯠꯂꯀꯥꯟꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯁꯤꯡ ꯏꯆꯥꯎ ꯐꯤꯕꯝꯁꯤꯅꯤ ꯊꯣꯛꯏꯕꯁꯤꯗꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯑꯗꯥꯏꯋꯥꯏꯗꯒꯤ ꯊꯣꯛꯄꯅꯦꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯐꯪꯖꯕꯗꯀꯣ ꯑꯗꯨꯒ ꯁꯤꯗꯒꯤ ꯆꯦꯟꯊꯔꯛꯏꯕ ꯏꯁꯤꯡ ꯑꯁꯤꯅ ꯅꯝꯕꯣꯜ ꯁꯕ ꯂꯩꯀꯥꯏ ꯅꯝꯕꯣꯜ ꯃꯥꯏꯕꯝ ꯅꯝꯕꯣꯜ ꯈꯣꯡꯈꯥꯝ ꯑꯃꯗꯤ ꯅꯝꯕꯣꯜ ꯅꯥꯎꯔꯦꯝ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗꯁꯨ ꯏꯁꯤꯡ ꯏꯆꯥꯎ ꯃꯥꯌꯣꯛꯅꯔꯤꯕ ꯑꯗꯨ ꯁꯣꯝꯗꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡ ꯑꯁꯤꯅ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯣꯀꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯂꯩꯀꯥꯏꯁꯤ ꯑꯀꯣꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯥꯌꯣꯛ ꯐꯥꯝꯒꯨꯝꯕ ꯇꯧꯕ ꯈꯣꯠꯄ ꯂꯩꯕ꯭ꯔꯥ ꯃꯔꯨꯑꯣꯏꯕ ꯁꯤꯟꯐꯝꯁꯤ ꯀꯔꯤ ꯑꯣꯏꯕꯅꯣ ꯉꯥꯌꯣꯛ ꯐꯥꯝ ꯃꯈꯣꯏꯒꯤꯁꯦ ꯍꯤꯡꯒꯣꯜꯒꯨꯝꯕ ꯀꯣꯏꯕ ꯂꯩꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄꯨꯝꯅꯃꯛ ꯂꯣꯏ ꯊꯨꯝꯃꯝꯗꯧ ꯃꯥꯜꯂꯤ ꯉꯥꯌꯣꯛ ꯐꯥꯝ ꯂꯩ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯪꯈꯣꯜ ꯀꯣꯏꯕꯁꯨ ꯌꯥꯎꯋꯤ ꯏꯪꯈꯣꯜ ꯀꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯗ ꯃꯣꯏ 2-3 ꯄꯨꯔꯥ ꯍꯧꯖꯤꯛ ꯏꯪꯈꯣꯜ ꯑꯃꯠꯇ ꯂꯧꯕ ꯌꯥꯗ꯭ꯔꯦ ꯑꯗꯒꯤ ꯃꯁꯥ ꯍꯥꯏꯗꯤ ꯏꯪꯈꯣꯜ ꯀꯣꯏꯕꯁꯨ ꯃꯁꯥꯁꯤꯒꯤꯁꯨ ꯄꯨꯈ꯭ꯔꯤ ꯑꯃ ꯉꯥꯏ ꯊꯥꯗꯕꯅꯤ ꯑꯗꯨꯁꯨ ꯑꯗꯒꯤ ꯑꯇꯣꯞꯄ ꯄꯨꯈ꯭ꯔꯤ 3-4 ꯑꯃꯁꯨ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯑꯃꯠꯇ ꯎꯄꯥꯏ ꯉꯥꯁꯤꯡ ꯂꯣꯏ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯀꯔꯤ ꯀꯔꯤ ꯉꯥ ꯊꯥꯗꯗꯣꯏꯒꯦ ꯑꯗꯨꯒ ꯂꯣꯏꯅꯃꯛ ꯉꯥꯗꯣ ꯐꯥꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯀꯟꯅ ꯍꯣꯠꯅꯖꯃꯟꯕꯒꯤ ꯃꯍꯩ ꯐꯪꯖꯒꯗꯧꯕ ꯃꯇꯝ ꯑꯁꯤꯗ ꯏꯁꯤꯡ ꯏꯆꯥꯎꯁꯤ ꯃꯥꯌꯣꯛꯅꯔꯛꯄꯗ ꯏꯁꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯣꯡꯕꯤꯕꯒꯦ ꯉꯥ ꯐꯥꯝꯗ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦꯗ ꯄꯨꯈ꯭ꯔꯤ ꯉꯥ 1,200,000 ꯊꯥꯗꯕꯅꯤ ꯉꯥ ꯃꯆꯤꯟꯖꯥꯛ ꯊꯥꯛꯄ ꯈꯣꯠꯄꯗꯤ ꯇꯧꯕꯗꯤ ꯁꯨꯝ ꯑꯩ ꯁꯖꯤꯛ ꯅꯨꯡ ꯑꯉꯝꯕ ꯏꯁꯥꯒꯤ ꯄꯥꯡꯒꯜꯅ ꯍꯣꯠꯅꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯆꯤꯜ ꯍꯥꯏꯕ ꯑꯩꯈꯣꯏ ꯄꯨꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯕꯅꯤ ꯑꯣꯀꯦ ꯅꯤꯂꯞ ꯏꯌꯥꯝꯕꯗ ꯑꯃꯗꯨꯗ ꯑꯃꯨꯛꯇꯪ ꯀꯩꯅꯣ ꯇꯧꯕꯤ ꯑꯩ ꯀꯣꯏꯁꯟ ꯑꯃꯇ ꯍꯪꯖꯒꯦ ꯅꯤꯂꯅ ꯑꯗꯨꯝ ꯄꯥꯁ ꯇꯧꯕꯤꯔꯁꯨ ꯌꯥꯔꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯗ ꯔꯤꯂꯤꯐꯀꯤ ꯋꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯄꯨꯊꯣꯛꯏꯁꯤ ꯀ꯭ꯂꯕꯀꯤ ꯀꯩꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯄꯨꯊꯣꯛꯑꯦ ꯆꯥꯎꯅ ꯊꯦꯡꯅꯔꯤꯕ ꯍꯧꯖꯤꯛ ꯈꯨꯗꯣꯡꯆꯥꯗꯕꯁꯤ ꯔꯤꯂꯤꯐꯀꯤ ꯋꯥꯛ ꯔꯤꯂꯤꯐ ꯀꯦꯝꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯇꯨꯗ ꯃꯌꯥꯝꯁꯤ ꯁꯥꯐꯅ ꯂꯩꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯀꯔꯤ ꯑꯋꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯊꯦꯡꯅꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯀꯦꯜ MLA ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯀꯔꯤ ꯑꯄꯤꯜ ꯇꯧꯕꯤꯅꯤꯡꯉꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯍꯥꯏꯁꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯡꯉꯥꯏ ꯐꯕ ꯑꯃꯇ ꯅꯠꯇꯦ ꯑꯗꯨ ꯑꯌꯥꯝꯕ ꯂꯣꯏ ꯌꯨꯝꯗꯗꯤ ꯆꯪꯗ꯭ꯔꯒꯁꯨ ꯍꯤꯡꯒꯣꯜ ꯁꯝꯕꯜꯗꯒꯤ ꯊꯣꯡꯒꯥꯟ ꯂꯣꯏ ꯊꯨꯝꯅꯔꯕ ꯂꯣꯏꯅꯃꯛ ꯊꯨꯝꯕꯗꯤ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯁꯤꯠꯇꯒꯤ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯌꯥꯝ ꯊꯤꯅ ꯁꯣꯛꯄ ꯃꯣꯏ 5-10 ꯌꯨꯝ 7-9 ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯃꯣꯏꯗꯪ ꯆꯪꯕ ꯌꯥꯗꯦ ꯍꯦꯟꯅ ꯁꯣꯛꯄꯗꯒꯤ ꯃꯣꯏꯁꯤ ꯑꯇꯩꯗꯤ ꯊꯣꯏꯅ ꯈꯟꯗ꯭ꯔꯦ ꯃꯣꯏꯁꯤꯗꯪ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯀ꯭ꯂꯕꯅ ꯊꯣꯏꯗꯣꯛꯄ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯉꯝꯗꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯑꯗꯨ ꯃꯁꯥ ꯃꯁꯥꯒꯤ ꯏꯃꯨꯡꯗꯒꯤ ꯄꯨꯊꯣꯛꯆꯔꯛꯄ ꯄꯣꯠ ꯆꯩ ꯈꯔꯗ ꯇꯧꯔꯒ ꯑꯗꯨꯝ ꯆꯨꯝꯅ ꯂꯩꯐꯝ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏ ꯁꯤꯜꯂꯤꯁꯤꯗꯤ ꯍꯥꯏꯗꯤ ꯊꯣꯏꯗꯣꯛꯅ ꯃꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯩꯈꯣꯏꯁꯨ ꯂꯩꯇꯕ ꯑꯗꯨ ꯁꯔꯀꯥꯔꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ MLAꯒꯤ ꯈꯥꯡꯗꯩ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯊꯣꯏꯗꯣꯛꯄ ꯁꯤꯃꯅꯤꯁꯤꯅ ꯍꯥꯏꯕ ꯇꯧꯗꯦ ꯑꯗꯣ ꯑꯃꯨꯛꯇꯪꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯑꯃꯨꯛꯇꯪꯗꯤ ꯆꯪꯍꯟꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯁꯦꯡꯅ ꯍꯥꯏꯕꯗꯤ ꯌꯥꯝ ꯋꯥꯔꯦꯕ ꯌꯥꯝ ꯋꯥꯔꯦ ꯅꯤꯂ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤ
ꯁꯦꯅꯥꯄꯇꯤ ꯁꯥꯕ ꯂꯩꯀꯥꯏꯒꯤ ꯃꯐꯝꯁꯤꯁꯨ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅ ꯏꯔꯥꯡꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯀꯣꯛꯇ꯭ꯔꯤꯉꯩ ꯃꯔꯛꯇ ꯁꯤꯒꯤ ꯑꯋꯥꯕꯁꯨ ꯅꯪꯉꯕꯅꯤ나 ꯑꯗꯨꯒ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯕ 이뭉수 아얌바 나때나 탐비리 아두나 khara miyeng changbiraga karino khudakki oiba khara paikhat piragadi hena nungaigani haibu wafamni thank you nila nambolgi area khara dagi koi lai pibirakpa makhatana koi abde lerga so koi sem sadun lebiyo khudongchaba pijarake line da husi koi gi SKTV gi editor ras tongthomba mamuk join toguna lere raskari fibam lebiri karawai area da lebiri beno hojik karamba update lebiri gentle council tabi ko sengna tai haibiyo okay gentle ai hojik lejari basi koi gi tidim lambi hai bata rahe tidim lambi si particularly koi gi sonda koi hodam ler lere aduga sonda na koi gi onjeng hazari lekai jo development ku lere koi gi thobi machu lere kana haina ri lere tuni hai ri lere so almost hai di yam phajana ising sa option gare aduga masidagi horaga koi gi tidim lambi gi maning thang basaruk hai bata rahe divider gi maning thang basaruk ta koi gi kwa katil phau basi ising si amna thumjan gara hai bata rahe aduga particularly like ising si koi gi waisel marin lom dagi lakku ising na thambiri aduna koi thobi machu ler lom dagi ni mayam tolak pa amadi changba adu visual si to digane have the reflector si ne thobi machu ler aduga ko tera koi gi Sega road hai ru kuma pyare mang da koi gi Sangai express ki building su lere Sangai express ki building hang mamang maktada adu mamang thang basaruk si di divider ki mamang thang basaruk si di yang kana ising thumjan ba mamita te aduga divider ki maning thang basaruk si sidagi hauraga हाइबदी खोगी होदाम लेरक की अपोजिट होदाम लेरक सीधा लेरे होदाम लेरक फल कुछ दिगी अपोजिट तक होरगा खोगी क्वाकेटल की रेड लाइट लेरिबा ट्रैफिक सिग्नल लेरिबा अदु फाउ बसी कंप्लीटली 100% सोन की लंबी के डिवाइडर के मनिंग थंग सरुक से लोय तुमजर लेरे तो ना सोन की दुकान फमना रिबार युम लाइनरी बा मयाम से खोगी दोलान होइबो अरगदे दोलान की मथकता लाइनबा अदु का मखा सिदी हम ता हांग बिया तबगी फिल्म दलोय लेखरे यम चम चावना सिंगुंजली लोइना गाड़ी सु चतबे आदबनी गाड़ी में हम लाए गाड़ी से अनि हम बैक टू बैक लागता रगते कोई सु ममांग द लेप कोई फाउबा स्वाइ सिंग सिम लेब नते तबो सिंग हम लेते बा मफम से फाउबा गाड़ी लाक्सन बता रगदी कोई दियाम अकन द सापु अमुग लोइना सिंग से दम लाय तरे दुना सिंग सी गाड़ी में हम अमु हेक लाकु मतम से कोई मताइ द लेरिबा युम सिंग द याम चावना दum अफेक्ट तौरी अदना लंबी से उसे याम चावना ट्रैफिक कंजेशन लेरे सिगी लंबी से दा मनिंग थंग सरुक सिंग दा आइडिया कोई एयरपोर्ट तगी इंफाल ऑफ द लाक बसे लाखपद सेफ ओइदबा इवन गाड़ी खरदी लागा फोर व्हीलर गुंबा मखा ताना गाड़ी थोबु यादबदगी मरकता चप्पगा लेगिबसो मयाम यावी मरमदना मदुगुंबा कनो कोगी अनवांटेड consequences तो होनिंगदबा कांगु मयाम अमा ममांग थंग लंबी सिना खितंग इसिंग से खरा सापा बाय बतारे अदना सिंगदंग वाले अदना ममांग थंग लंबी सिदा बि इंफाल दगी एयरपोर्ट लम तो हाइगतपा अरुगा एयरपोर्ट लम दगी इंफाल लम दा हाइरपना मरम भरगा ट्रैफिक कंजेशन से याम चाव नथु ओगा लेरे होगिसे अदना काय लेकाय की अंगांग कोई नहा खरा लै कोई दुसवर काय सो लेकाय गिरो काय गिरो मा काय गिने ओके काय लेकाय दिनो अदम मत पाइ बियो को लाइव ने हां kira sabam le ने दा दे किसो दबा गाड़ी तो दे को नि ने रि मा ने kai nu ne ka adai di wa hala kan ke koi to re ओके स्वाइ दति दिलै फिगम से सम हि चुम सम yang balak pura du ko hai to bro Ada, boy, alam mana tu, ada pakai pasir ada ni kan. Ada pasir, hoje, sekarang kita, lebih kong pada siapa agak tu, ini sistem pasal dia lagi kan dia. Ada se kacang pasir, pada mau yang uhan lagi, ni yang lain ni. Okay, drainage pata bagi man baro na traga drainage lagi tu mapatu tu mayam na kopsel yum sajan beto. Atu gisu man bro. Iram nala le, hong tu besi. So ni mesti ni dia tu. Mayam na tu mehani muka daw matanda ko ki drainage fajana hadi amot wa hundok pham ni wana khandim do isana tu isagi kon thogi drainage hai ising jaw pa kan da chen ni na ba ha ba potuma mayam na chindi ra kadi ken na ka Okay, yam ngai jare inaw na kuning gi ba warol khara thambi ba tare lenga ki mai kari to honing ba tu kamaru na miyam na with drainage ta ha bidi nala ta iram da amor kai lang thadana ba tare solid waste with hobi machu ler habra mechi ler habra hari baler sini sida suising se pru yauna tumbagi mamini jantal hari basi aduga sig hek machin sida ko gi monjeng hazari lekai youth development club ki sign board hai gadra matu su lere aduga sida ki hobi mechi direction so ke deni aduga sondana marak thana rasta bibra ko agel pau basi completely 100% ising se chauna tumdal le aduga using haki mamang da atiasi da
ꯅꯨꯃꯤꯠ ꯊꯣꯡꯕꯒꯤ ꯃꯃꯤ ꯍꯥꯏꯔꯞ ꯇꯥꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯣꯡꯁꯦ ꯈꯪꯃꯪ ꯃꯪꯖꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯅꯣꯡ ꯆꯨꯁꯜꯂꯛ ꯇꯥꯔꯒꯗꯤ ꯏꯝꯄ꯭ꯔꯨꯞ ꯇꯧꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯗꯨꯒꯤ ꯈꯤꯇꯪ ꯐꯤꯜ ꯇꯧꯋꯦ ꯍꯥꯏꯕ ꯇꯥꯔꯦ ꯀꯩꯒꯤꯔꯣ ꯌꯦꯡꯉꯝꯗꯣꯏꯅꯦ ꯁꯤꯗ ꯏꯆꯥꯎ ꯌꯦꯡ ꯂꯥꯛꯏꯔꯣ sida renta leibne ꯔꯦꯟꯇ ꯂꯩꯕꯅꯦ ꯔꯦꯟ ꯀꯥꯏ ꯋꯥꯏꯗꯅꯣ ꯂꯩꯔꯤꯁꯦ majam lekai lien number 2 da leiba ꯑꯣ ꯂꯩꯃꯖꯨ ꯂꯩꯀꯥꯏꯗ ꯅꯣꯏꯗꯨꯗꯗꯤ ꯏꯁꯤꯡ ꯆꯥꯎꯗ꯭ꯔꯣ ꯅꯣꯏ ꯂꯩꯐꯝꯗꯣ asayda di sing khara chawbiye le apun jaga khara thumri na ꯊꯨꯝꯕꯔꯦ apun side ꯑꯣꯀꯦ ꯏꯁꯤꯡꯁꯦ ꯑꯃꯨꯛ ꯒꯥꯔꯤꯅ ꯊꯧꯖꯤꯜꯂꯛꯄ ꯃꯇꯝꯗ ꯏꯔꯩꯁꯦ ꯆꯥꯎ ꯆꯥꯎꯅ ꯍꯥ ꯏꯔꯩꯁꯦ ꯆꯥꯎ ꯆꯥꯎ ꯂꯥꯛꯑꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯣꯀꯦ ꯏꯁꯤꯡ ꯏꯆꯥꯎꯁꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯕ ꯇꯥꯔꯦ ꯒꯥꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯌꯦꯡꯕ ꯅꯠꯇꯅ ꯍꯥꯏꯕꯗꯨꯅꯤ ꯔꯥꯁ ꯃꯔꯛꯇꯗ ꯀꯣꯏꯁꯟ ꯑꯝꯇ ꯑꯩ ꯔꯥꯁ ꯀꯩꯅꯣ ꯇꯧꯖꯒꯦ ꯉꯔꯥꯡꯒꯤ ꯂꯩꯈꯤꯕ ꯐꯤꯕꯝꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯒꯗꯤ ꯏꯁꯤꯡꯁꯦ ꯈꯔ ꯍꯦꯟꯅ ꯆꯥꯎꯈꯠꯄꯗꯧ ꯎꯕ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯑꯁꯣꯝ ꯅꯥꯀꯟꯒꯤꯅ ꯊꯣꯏꯅ ꯍꯥꯏꯕꯤꯌꯨ ꯌꯦꯁ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯏꯁꯥꯃꯛ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯇꯤꯗꯤꯝ ꯂꯝꯕꯤꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯁꯦ ꯑꯩ ꯐꯥꯎꯖꯔꯒ ꯂꯥꯛꯄꯅꯤ ꯉꯔꯥꯡꯗꯤ ꯁꯤꯒꯤ ꯆꯥꯡꯗꯗꯤ ꯂꯩꯍꯧꯗꯦ ꯏꯁꯤꯡ ꯐꯅꯌꯥꯝꯗꯤ ꯂꯩꯍꯧꯔꯦ ꯕꯠ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯂꯩꯔꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯃꯨꯗ꯭ꯔ ꯃꯥꯟꯕ ꯃꯑꯣꯡꯗ ꯄꯥꯠ ꯃꯥꯟꯕ ꯃꯑꯣꯡꯗ ꯂꯩꯁꯤꯃꯛꯇꯤ ꯁꯤꯒꯤ ꯃꯑꯣꯡꯗꯗꯤ ꯂꯩꯍꯧꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯆꯥꯎꯅ ꯏꯁꯤꯡꯁꯦ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯁꯦ ꯂꯩꯔꯦ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯍꯦꯟꯗꯣꯛꯈꯤꯗꯅ ꯗꯤꯚꯥꯏꯗꯔꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯐꯥꯎꯕ ꯏꯁꯤꯡꯁꯦ ꯂꯥꯛꯄ ꯑꯗꯨꯝ ꯏꯁꯤꯡꯁꯦ ꯐꯅꯌꯥꯝ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯖꯦꯟꯇꯜ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯀ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯁꯤꯒꯁꯤ ꯈꯔ ꯈꯦꯠꯅꯅ ꯎꯔꯤꯕꯁꯤ ꯁꯤꯒꯤ ꯏꯁꯤꯡꯁꯤ ꯍꯥꯖꯜꯂꯛꯄꯒꯤ ꯑꯗꯨꯒ ꯁꯤ ꯏꯁꯤꯡ ꯆꯥꯎꯔꯛꯅꯕꯒꯤ ꯃꯔꯝꯁꯤ ꯈꯤꯇꯪ ꯈꯦꯠꯅꯕꯁꯤ ꯀꯃꯥꯏꯅ ꯎꯕꯤ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯏꯁꯥꯅ ꯌꯦꯡꯕꯤꯕ ꯃꯇꯝꯗ ꯖꯦꯟꯇꯜ ꯑꯩ ꯋꯥꯈꯜꯗ ꯁꯣꯝꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯁꯤꯅ ꯈꯔꯁꯨ ꯀꯨꯠꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯀꯨꯠꯂꯦ ꯑꯗꯨꯒ ꯋꯥꯏꯁꯦꯜ ꯃꯔꯤꯜꯁꯦ ꯃꯅꯤꯡꯂꯣꯝꯗꯒꯤ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀ꯭ꯋꯥꯀꯩꯊꯦꯜ ꯐꯥꯎꯔꯒ ꯑꯩꯈꯣꯏ ꯊꯧꯗꯥ ꯚꯥꯕꯣꯛ ꯂꯩꯀꯥꯏꯁꯤꯗ ꯐꯥꯎꯔꯒꯁꯨ ꯆꯠꯈꯤꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯏꯅꯥꯎ ꯁ꯭ꯋꯥꯏꯗꯒꯤꯔꯥ ꯃꯥꯅꯦ ꯑꯗꯨ ꯁꯤꯒꯤ ꯀꯩꯅꯣꯒꯤ ꯃꯔꯤꯜꯁꯦ ꯋꯥꯏꯁꯦꯜ ꯃꯔꯤꯜꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯏꯁꯤꯡꯁꯦ ꯀꯥꯏꯗꯒꯤ ꯁꯣꯝꯗꯅ ꯈꯔ ꯍꯦꯟ ꯊꯨꯝꯃꯒ ꯁꯣꯝ ꯊꯨꯝꯗ꯭ꯔꯤꯁꯦ ꯃꯃꯥꯡꯂꯣꯝꯗ khara ngamme ado manungjidi adum range chaungna leiyeba range chaungna chu leire adu asomda di thokam leire adu tabudabu adum main road adi wangi main road na wangi adu manung tigi main road ki manung thangba mamang thangba sina kaga adum tare ha okay main road ki maning thangba put panira ado waisel maril ki sing di mamang da su cheli maning da su cheli dna ko aduna mamang da ki maning do loi sum dar ko ido ma de no ai no kan ha ga di gari me am thorai se gari to mi bom dina du na jo hen be okay adu mamang sidi ngarang su leite adu ngasi di khara bu lei bu leire mamang ngarang di sulai leite mamang thang sar okay okay aduna maning thang bse general khara ngam man maram oraga ising se adum sona sum chi khara kai batare aduna son se adum khara hena affect tawba okay aduga amana akhoi hairiba kenu se waisel maril gi yam chawbo problem ama si hun kanba yaroi da pora madi sida dum yaure sigi area sida ising chawba aduga makha ta na haide gi sing sida ising chawba aduna waisel maril sigi problem si si se akhoi sina maram orkan artificial flood am de dum oire sida chawbam thok ta mpham de ising chawre ada kari phibam ubi aduga kamaina haipet comment kamain thambining General maru ina waisel maril da taga da basagi iram nala sing ha betara mo sing chen do pangam do male and also waisel maril so khara hathal ragadi sing se dum thodongna sing chawsan ma pathok photok pa thoina leiti haina ditaya maramaduna waisel maril gi sing se sadana selan bangam tar gadi faida khogi khudaki oi bai chaw ha betara flash flood doi sing arang dagi horaga masi khara dum sapa ga dong male ha betara okay thank you very much Ras कोई SKTV की न्यूज़ एडिटर रासुम खुमम ना कोई लेरी बट टिदिम नाइन की परेंग दा आर्टिफिशियल फ्लड अमोइना याम चाउन ngarang दगी माय उनरी बसी हौजी खरा हेन सु हेंजन बगी फिबम नि लेरी से क्वाकेटिल फोबगी सिगी एरिया सिदा मनिंग थांग बसरुक याम चाउना ngarang लेरम फिबम अखोइना नुमिदांग दा पुंग निपान खरा हेन मतम दा उखिबा अदुगा मदुगी मतुंग दमु उखिबा दुगा हौजी उरि सिगदी हौजी मकी फुटे सिगा येंग तारगदी याम इसिंग जे लेवल से वांखले अदुना करी दौबगी सिगी मफम सिदा ऑलमोस्ट नोंग खजितंग चुबगा अदुमक इसिंग थुम्बा अदुगा इसिंग से सेंदबम लेतबगी प्रॉब्लम अम सोदुमक हजि उबदुम फांगे अदुना स्टेगनेंट होइना लेरकांदा इथक इपोमना अखोइगी गाड़ी थौरपगी सिसना मुक हाजलकांदा अकोइबगी मफम सिदा इसिंग जे कनो तौर फुजलकांदा वाइसल मरिलगी चेंथोपगमदब इसिंग दुने तौरकांदा पुलमना हागलकांदा इसिंग चावबगी अवाबसि मायोंनि मसि कोहन बा हाइबसि पुनमके
thongdang lei aduna si adumak ising cha holaga dum thamsi haibra natragana tasengna waisal marin sige oiba chapchaba masida yamna sigi kan thokpa yaroi daba sigi marin si tasengna ising phajana chenhala kanda ningthina chenhala kanda ising singsi sendhagina ba koigi drainage ki potsi sigi phajana maintain ta holaga di singumba thodok si thoeng khali kaisuna tabada thoktaba yaba pot amada koigi thoalaga aikoi si isani sabu wahan bagi adugumba phibam musu hek Manipur udabana te aduna punumaksi yangkanda lairiba phibamsi cyclone remalgi adugumba iwai inil khakta natana maduda nong chure phare nungsit sile yare nong churpa matamda ka hena churakanda madugi hoi water logging khara dedumak laigani turel gi mai wangkhalakani adubo wangkhali posi kadabagi isau tho leibano haiba potuni lairisi iban akogi mamangai degi hauna ngana ribasida umang wamang si paktang na kok thokpa aduna chingda u hodramna nong churakanda ugi maraduna fajan gadaba ising du fajan da noin sendara kanda laina ngo ke woto sendha banina chingda su landslide thoe lambi phauna dresa pe adre tampak to noi sendha buduna buk pulap uthara kanda ising isang thoe ising chau thokpol kanda ising do muk khaga handare har kanda sagi ising do mu leitabi awaba mu kangmugi awabu mayonare hayeng kalen matamda chingda bagi subsan hogudaba ising du पामीगी मराना फाजन हगोदबदु फाजल हौद्रबनिना मदु ग्राउंड वाटर की केनो सु लेत्रे अदुना सही सुपा कोई इसिंग जे वातना कोई लोकता चिंगदगी हौरकपा तुरेन के सिदा इसिंग सेदम वातना दम चेलम दु तुरेल क्यामा कंगबगी फिबम मायमनरे इसिंग चावरन सावरे ले चुरप मतमदन पलप चेन थो सखरे अदुना सिगी फिबम सिनि सिदा असोमदगी नमुक चेन धरक पा सोमदन मुक थिंकटपा सिदनी इथाई वेरेस की वाफम लाइसि अदुना सिगी इसिंग सिना मौखटहल थंबनिना अहेन इसिंग थादोकदबदु अखोई सिसि थादोक्तबा नंबरम ओरकांदा होय तगाय फदरकांदा थादुई ngarangsu get number 3 hangtoi haire थादुई हारे अदुबु मसिना मतिक चाराब्रा हाइबदु मति मदु ओइद्रि अदुना मदुना मरम ओरकांदा हौजिति याम चाउना मफम कयादा इसिंग से थुमजन बगी फिबम लेरिनि अदुना इथाई वेरेसना डायरेक्टली और इनडायरेक्टली नोइनमक सोन बनिना मसि अदुमक इशू अमा ओइरिबा पोरमनि अदुना मसिना अखोइगे लोकताक पार्ट की इकोसिस्टम दा अदुगा अतोपा वेलेंस सिंगी मखोइगे इकोसिस्टम दम चाउन अकाइब पी मणिपुर की कोई वाटर बॉडी सिंगी कैनोसिदा इकोसिस्टम दम काइहली हाइबगी पोनी अदुबु मसिना मरम ओरकांदा मो अखोइ मई पुथोई अदुगा इलेक्ट्रिसिटी से अखोइ मयामदा मो फंगलेनि हाइबगी सिगी कैनोसि नोइ लै सिना अतोपम ओइजे तारगसु अखोइ करिगदमक्ता नोंग सुबा मतमदा नोंग खरा खजिक सुबा मतमदा अदुगा खरा हेना सुबा मतमदा मणिपुरदा कदबगी याम का हेना इसाउ थोइबनो हाइबसिनि मसि अखोइ पुनमना खनाबा अदुगा नैनाबा तंगाइ फदें खली मखादा अखोइ एडिटर राजथों थोमुमदगी अहेनबा करिउ फिबम लेबगे हाबदु खामिनसे राज थंबियो जेंटल आई ngasai thobi machu lerak tagi songi opposite da thogda bhabok lekai dala hai thogda bhabok lekai lerak so doi thing doktor le koi lekai sigi paru bhabok yapta hai wari sa lekai deni ko kai kai dia kapan begitu bari mata lai ko tin versi sing yang lak pane pero koi di side da wache bari mata chindai try wait sigi mayam ꯏꯁꯤꯡ ꯆꯥꯎꯔꯤꯁꯦ ꯄꯔꯇꯤꯀꯨꯂꯔꯂꯤ ꯃꯅꯤꯄꯨꯔ ꯁꯤꯡꯁꯤꯅ ꯃꯧꯈꯠꯂꯛꯄꯗꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯆꯦꯟꯊꯣꯛ ꯄꯥꯊꯣꯛꯄꯗꯒꯤ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯔꯝ ꯅꯂꯥ ꯆꯦꯟꯐꯝ ꯂꯩꯇꯕ ꯐꯨꯜꯂ ꯂꯩꯕ ꯍꯦꯛ ꯇꯥꯕꯒ ꯑꯗꯣ ꯃꯔꯨꯞ ꯍꯣꯏꯒꯤ ꯌꯨꯝ ꯑꯗꯥꯏꯗꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏꯃꯛꯇꯤ ꯉꯝꯗꯦ ꯁ꯭ꯋꯥꯏꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯝꯒꯤ ꯊꯧꯕꯤ ꯃꯆꯨ ꯂꯩꯔꯛꯀꯤꯁꯨ ಅದನ್ನು ತುಂಬ ಮಾಡಿ ಮುಚ್ಚ ಇರಂ ನಲಾಗಿ ಇದೊಂದು ಪ್ರಾಬ್ಲಮ್ ಇದ್ದರ ನಟಗ ವಾಷನ್ ಮರಿನ್ ಸೆಂಗದ ವಾಷನ್ ಮರಿನ್ ಸೆಂಗದ ವಾಷನ್ ಮರಿನ್ ಸೆಂಗದ ಪ್ರಾಜೆಕ್ಟ್ ಆದ ದೈ ಬದಿಗೆ ತಾಯ ಅಸ್ಲಿ ಸೆಂಗದ ವೈದೆ ದಂ ಸೆಂಗಿ ಹಾರಗ ದಂ ಹಾಕತ್ ಅದು ವಾಷನ್ ಮರಿನ್ ಬನಿಗೆ ಅಸಮ ತೋಲ ತಕಗ ವಾಟೆ ದಂ ಅಸು ಸೈ ಖರದದಿ ಪಾಟೋಕ್ತ ಬಮಾನ ಮರಿನ್ ಮೊಯ್ದ ಸೈ ದ ತಾ ಹೆನ ಗಟ್ ಪೋರಾ ಮೈತ ಹಾ ಇದನೆ ಪಾ ಫೈದರ್ ಓಕೆ ತಾಯಿ ಮತಿ ಬದಿಗೆ ಇದು ಒಂದು ಅಸಕ್ಕೆ Brown Pillar, because Sergeant okay, thank you. By tonight, the Okay, Rasabi bra. Isagi microphone do kitang karan nakshan na thambiraga ngangbiyo sound. Microphone do kitang salo yeras.
Sound kitang seng na kara clear oina tahan na ba kitang hona biyo. Okay, Jenta tabi bra. Jenta tabi bra. Ras tabi bra. Ras tabi bra. Kogi Jenta ka ras ka ki microphone phone sound do phajana clear oina phangba ngamdre mayek sengna ta basu kitang wale duna sound kitang naksana keno to biyo amta. Ras tabi bro, Jenta tabi bro. Ras ka Jenta ka tabi bro. Okay, gentle. Okay, microphone si kitang naksana keno to hoy sound kitang phangba kitang wat pa duna ni. Okay, sound phang ba? Senge yar. Phang ko. Senge ba. Yare ko si changsi arani ko. Si changsi dum yare. Makha dum kena to. Okay. Hojik sangbiri se karam ngasai gi lerek paring keno da dum oiduri bra. Yam chawna thumme manung da yam ising yam chawna changchal laga Drain karino lambi na kariyo ta khagaro phajana milai na gre siti. Okay. Area da sanjal laga ko atop mafum dagi so moi reportage picture Okay ba okay thank you makata na khoi gi line lo no hona jar ke hoji phaugi na di chawrak pa ngasagi khoi gi miyam gu unarga ma khoi gi comment su lere iril waishal maril gi wafum su lere adubu hojik makata na khoi gi hairi ba waishal maril sigi effect oina machina ising je phajana chen bangam darkan da pu bangam darkan da thui ba thodok aduga khusem gi ba isau sigi we phibam sena maram kan hojik leiri ba phibam duni khoi makhoi gi ba comment khrasu ta ba phangi aduga visual oina yengma matam da chawrang na dum pak tak na ising si thumjin ba chawchen bagi phibam ni leiri si aduna hojik Manipur da leiri ba ising isau gi phibam yam ka hena phagat poidri turel gi ising khoi gi imai si yang wangna khudong thine oba thakta dumak chelaga leiri ngasai Imphal turel gi khoi premsana thambiki ba wafam da aduga mahaki visual da uba phangi patu da Imphal turel gi ising gi imai du ngasai gi turel gi longnam ba du gi fudo kan da kair kan ising da pa thong na sensala kan da leiri phibam du ising du yang wangna dumak chen ba uri haitare aduna ising gi large volume sida akhoi gi force pressure kan lak panina ising ai bisidi angam madagi khoi gi ani ma mafam da senda ba aduga medium ama oibanina hairiba turel gi ising singsi Imphal turel de khatana te nambul turel gi oiro aduga iril turel gi oiro kongba turel gi oiro sengmai turel gi oiro ton ba turel singsi gi ising gi imai singsa duma wangna duma cheli hoi mafam khara da duma akhoi gi pal thingba ngam tar ga su khara amada di hoji fawba ngarang midang de ki khoi gi pathar ga leiriba ising gi pathok tana luang akhoi gi asan bi gi kairang gi kai gi jaga si da ising thumjing gi ba hoji fawba akhoi gi mapung phana thingba ngamdabana maram orakanda hojik ising chedum chensel edubu pungkhai pungki changdadi hairiba saigi sanbi gi sigi paring sida ising chi tureng ising pathor phusi thingba ngamgre haibi wafam ni makata na khoi gi line da ton pham da khoi gi oriba ising chaugi phibam khoi yengsina ba aduga kari phibam ori mafam du da kari khudong cha da ba yamna mai unari okay Okay, Marathana hojik leiriba sida khoi gi mamang da hana record togiba recorded video sing madu muk chawrakpa khoi yeminasi aduga karam ba mafam da karam ba jaga da kari phibam leiri ngarang u khiba saktam duga ngasi oiriba saktam jiga ngasi si nung suba si khara khizak khoi gi handaba mali ngarang ga yinama matam da aduna hojik khoi kari phibam leiri ge habadu su yengsi khoi gi video sing si mathang recorded sing se dum thabirang na ning singjari
ओके असान बिगैगी अदुगा इम्फाल तुरेली लेरिबा फिबम दो हाना गे रेकॉर्डेड लेतारगदी ngarang numidangi khara जुलेरम गदब माले अखोगी अथेंबदा लौकिबा रेकॉर्ड की मतुंगिना ओके सिना अखोगी इम्फाल गे पौना बाजार संगभम गी हेक मसिनदने उरिसे महावीर फार्मसी लेरे महावीर फार्मसी सिगी सिदगी हौरकांदा सि ओवर ब्रिज सोना खंदा लेरे ओवर ब्रिज मथक्ता गिनि लौरिबा फुटेसि ओके सिना चाइरा कोर्ट के कॉम्प्लेक्स तुगी ngasi ओइखिबा फिबम दुने अखोगी नंबुल तुरेल दगी अदुगुंबा हादरप इसिंग अदुगा असोम नाकदगी पाथरप इसिंग मयामदुना मरम ओरकांदा अखोगी उरिपोकी एरिया सिगी अकोइब मफमसिंगसि पाक्तकना अखोगी थुमजिनगिबा अदु याम चावना इसाउथोपा कोर्ट कॉम्प्लेक्स लेरिसु खरा कुथबा सोरokतगी खरा नेमथबा जगानी अदुना ngasi ngasimak ओइखिबा फिबमदुदा येंगबा तारगदि सि याम चावना इसिंगे थुमजलगा रे ngasi पाक हेक्ता अखोगी हंदबि फिबम लेत्रि ऑलमोस्ट सिदा बोलेरो म खामसिदा मयाय यौरपना अखोई इसिंगसे थुमजलगा लेरे अदु तारगदि युमसिगी मनुंगसिदा लेरंबा ओइतारगदि कयामु यामना अखोगी इसिंगसे थुमगदगा याबसिनि मियोइबगी अखोई खु मथक यौना ख्वांग यौना अखोई इसिंग थुमि फिबम मफम क्यादा लेरि केसिना दोलाई थाबी एवरेस्ट की ओकिबा फिल्म दुने कोई ngасai sataraba singkhalaga ising thagi bani adubo sigi oinadi yam ka hena khoi khudong thinai oibagi adumakki phibam dumakti oidri haiba wafam khoi gi video journalist johnson nongthongmna thambiki bu wafam leikhre ngasai ahobada aduna hoi ngasi ukiba phibam sida leiriba phibam si khoi ayuk agan ba hagdigi haurakanda matam khara de khoi nongsi parapna adumak khaga su khibagi phibam ni leiriba isingi water level sisu 800 ki abapta adumak leiri aduna ising sigi thai veres gi oinati sorry kogi dolai thabi veres gi oinati yam ka hena khudong thingai haibududi oidri adubu masi section authority ni yangsilakanda ising se thadokpa amuk thingatpa sigi phibam se dumak masi yam kumna yangsinbagi phibam do hujuma dum leiri adubu yamna maru oiri se koina yam concern oikiba ithai veres tugi poni aduna ngarang gate number 3 hangi budu ngasi makhatana hangabra atopa hangbra hangdabra haibagi latest update tu de khoi chapchana hojik phaugi de khoi phangmangamdri hange haibagi pau ताद्री 3D हांगा इसिंग थादोई हाइबगी पाउदी ngarang लेखि लोना मरकसिदा अखोइगी इसिंग चावबसि ओके इसिंग सि चावि इसिंग चावबगी थौदोक थोइ अदुबो अखोइगी मसि याम तुइना थोकपदि नतबनिना मियामना अदुगा अखोइ आंगांसिना अखोइ इसिंग सि चावबसि मसि येंगबोइना मफम खरदा इसिंग चावरे इसिंग चावबो येंगुसि हाना चतनबा सुदुम यावरि मखोइदा नुंगाइबा नत्रगना अखोइगी येंगनिंगबा खंगनिंगबा मा कमाइन चावरिनो करम मौंगदा तौरिनो करिनो इसिंग चाव मखोइसिना कयाम काहेना कयाम कना चावनो इसिंगसे करम फिबम दोना लेरिसिगा हाइबा अदुगुंबा मखोइदा खंगनिंगबा अदुगुंबा उनिंगबा येंगनिंगबगी अदुगुंबा पोतुने दुना थौइना युमदगी थोलाकांदा अखोइ येंगबा लांगनबा यावरिबनि अदुना अतोपा लमदगी सु लाकांदा इसिंग चावइसि येंगबा लांगननि मांगदा दुम उरिबा फिबमसिनि अदुबु तसेंगना लंबीसि खक्ता नते चावरिसि लंबीसि इसिंगजे थुमबबनिना सिदगी चेंसन गिबा सिदगी हाइजिन गिबा इसिंग दुना नाकंदा लेबा युम कयामसु अखोइ इसिंगसि इसिंगजे थुमजनदना यामना लेफम लेतबगी खुदोंचादब क्या मायोगदौरिबनि ओके सिना अखोइगी इम्फाल ओके बिजो जे खितंग थुबनिना ओके पौना बाजार की फिबम द सुमो लेरे ngasi makini कोइन ममांगदा रेकॉर्डेड वीडियो ओइतारगसु ngasi लौगिबा वीडियो फुटेज ngakani aduna yam pungkui kui binatri ayupung dari nipan swagi area sida aduga mapantara swagi area sida laugiba bagi footage ngakani ana sida leirisi flyover bridge hek kakhalam daigi sigi phibam dudagi haurakanda uripok ki side sima chawrana paktak nana dumak akhoi ising chawgi awab phim mayongnare aduga somna kan lanthok kanda pauna bazar gi mafam mayam chawna ising ye thumme aduga मसे अयामना होय सेंथोकफम लेतबा ड्रेनेज किसु लेतबा अदुगा पाथरक इसिंगसु थुमजिन गिबो ओइबा अदुन मरम मरकांदा खुदोंसादबसि दुम मायोगनबनि चाइ अयाबा मतमदा नों खजिदंग चुबो मतमदा इम्फाल गी पौना बाजार थंगाल बाजार से दुमक इसिंग थुमबसि दुमक थोंनै अदुना सिगिसि होय हंदक किसदा खरा माथोय हापाकांदा खरा हेना चावबदु वानी अदा सिना उरिपोक साइड किदा कोइ लेरिसि ओभर ब्रिज तगे होयगे लांधरकांदा कोइ कैनोरम द सखि बाहाय तारे इरोशेमरोम सखिबगे लंबीदुगी सक्तमने उरिसे दुना सिगी नागेट अनिमक्ता सोरोकी ओइसु येटसु अनिमक्ता इसिंगसि याम चावना दुम थुमजलगा लेरि इबन अखोइगी कैनो सिगी ओभरब्रिज की हाइगटफम सिगी अखोइगी
ꯃꯥꯒꯤ ꯋꯥꯜꯁꯤ ꯁꯤꯐꯥꯎꯕ ꯌꯧꯅ ꯊꯨꯝꯖꯤꯟꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯟ ꯁꯦꯁꯟ ꯖꯁꯀꯤ ꯀꯣꯔꯠꯀꯤ ꯀꯝꯄ꯭ꯂꯦꯛꯁꯁꯤꯁꯨ ꯌꯥꯝ ꯄꯥꯛꯇꯛꯅꯅ ꯁꯤ ꯑꯗꯨꯝ ꯑꯣꯚꯔꯕ꯭ꯔꯤꯖꯀꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯕ ꯀꯣꯝꯄ꯭ꯂꯦꯛꯁꯅꯤ ꯑꯗꯨꯅ ꯑꯣꯚꯔꯕ꯭ꯔꯤꯖꯀꯤ ꯀꯩꯅꯣꯁꯤꯗ ꯃꯈꯥꯁꯤ ꯂꯝꯕꯤꯁꯤꯗ ꯑꯗꯨꯝ ꯊꯨꯝꯖꯤꯟ ꯇꯥꯔꯒꯗꯤ ꯁꯤꯗꯤ ꯏꯁꯤꯡꯁꯦ ꯍꯥꯖꯤꯜꯂꯀꯥꯟꯗ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯗꯨꯝ ꯏꯁꯤꯡ ꯊꯨꯝꯖꯤꯟꯕ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯍꯧꯅ ꯁꯥꯅ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯁꯤꯗ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯌꯥꯝ ꯄꯥꯛꯅ ꯎꯈꯤꯗꯕ ꯃꯑꯣꯡꯗ ꯌꯥꯝ ꯆꯥꯎꯅ ꯏꯁꯤꯡꯁꯦ ꯂꯦꯚꯦꯜꯁꯦ ꯌꯥꯝ ꯋꯥꯡꯅ ꯏꯁꯤꯡꯁꯦ ꯊꯨꯝꯖꯤꯜꯂꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯐꯤꯕꯝꯅꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯁꯤ ꯋꯥꯍꯦꯡ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯒꯤ ꯁꯥꯏꯠꯇꯨꯅꯤ ꯑꯗꯨꯅ ꯅꯝꯕꯨꯜ ꯇꯨꯔꯦꯜꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯑꯊꯦꯡꯕꯗ ꯎꯈꯤꯕ ꯏꯁꯤꯡꯒꯤ ꯂꯦꯚꯦꯜꯗꯨꯒ ꯍꯧꯖꯤꯛ ꯈꯤꯇꯪꯗꯤ ꯈꯔ ꯈꯤꯇꯪ ꯍꯟꯊꯔꯛꯄ꯭ꯔꯥ ꯍꯥꯏꯕꯒꯤ ꯐꯤꯕꯝꯅꯤ ꯍꯟꯊꯔꯛꯇ꯭ꯔꯃꯛꯁꯨ ꯉꯔꯥꯡ ꯑꯣꯏꯕꯗꯃꯛꯇꯤ ꯑꯩꯈꯣই ꯉꯁꯤꯃꯛꯇꯤ ꯑꯣꯏꯗ꯭ꯔꯕ꯭ꯔꯥꯅ ꯈꯜꯂꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯃꯩꯅꯣꯊꯣꯡꯒꯤ ꯑꯗꯨꯋꯥꯏꯒꯤ ꯖꯒꯥꯗꯨꯗ ꯌꯥꯝ ꯋꯥꯡꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯤ ꯆꯦꯟꯕ ꯎꯈꯤ इवन सिगी ओवरब्रिज की मखों ओवरब्रिज हाइगलमदाइगी उरिपोलमदai लाकपदा ओवरब्रिज कारमदाइगी सिगी याम चावना इसिंगजी फजन थुमे दुना ललोन इतिकी थबक थौरम सिंग अदुगा कैथेलदा दुकान थोंग हांगदबो पौना बजारबा पुरा क्लोज ओरे अदु अतै अतोपा मफम सिंग अयाम्बा दुकान से थोंग लोनरे थबक थौरम त याद्रे इसिंग नोय थुमजला लेबनिना कमर्शियल की कैनो सिंग से अमता बिजनेस की ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯂꯝꯕꯤ ꯆꯠꯄ ꯐꯥꯎꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯗ꯭ꯔꯒꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒ ꯃꯁꯤꯗ ꯑꯃꯨꯛ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯏꯁꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯆꯧꯕꯁꯨ ꯆꯠꯄ ꯃꯆꯥꯁꯨ ꯆꯠꯄ ꯑꯗꯨꯅ ꯒꯥꯔꯤ ꯃꯆꯥ ꯊꯧꯕꯁꯨ ꯑꯆꯧꯕ ꯊꯧꯕꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯏꯆꯥꯎꯁꯤꯗ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯤꯁꯤꯗ ꯂꯝꯕꯤꯁꯤꯗ ꯂꯣꯏ ꯆꯠꯂꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯊꯧꯕ ꯃꯇꯝꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯔ ꯆꯦꯛꯁꯤꯟꯕꯤꯕ ꯐꯒꯅꯦꯅ ꯈꯜꯂꯤ ꯒꯥꯔꯤ ꯑꯆꯧꯕ ꯊꯧꯕ ꯃꯇꯝꯗ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯤ ꯀꯟꯅ ꯊꯧ ꯇꯥꯔꯒꯗꯤ नाकंदा गाड़ी मचा थौरीबा मीदुदा खुदोंग चादबा थोकपदु मदु यारिङै अखोइ थोहन्दनबा खितंग येंगागा थौबसु चुमेना खली मरमदि अखोइ गाड़ी सोबा ngakta चटपना ते खोंगना चपसु दुम लेरमदोइनि अदा इसिंग थुमजिनबा जगादा इसिंग इचाउ थोकम फमदा गाड़ी कन थौबाइसि इशो फबा थबक नते अन हजोजिसु मफम सिंगसिदा तोन तोन फम सिंगसिदा इसिंग थुमिसि होरेन हयेंगेता खुदक्ता हंदरनी मदु फरनी हाइबै फिबम लेत्रि थुमी इसिंगसी मसी चेंथगिनबगी ड्रेनेज की सिगी पोसे फजना सनहनबा ngamda taragadi adum makha tana khoi ngasi horen fawba phana kuina dum isingje tungjalaga adum isingje thumjalaga leiba yabagi othokuduni leisi soroki levels de isingje thumakanda magi footpath ki leiriba mafamji wangma langkhalaga laikai si plap level manana sorok siga isingje puna thumjalibani phibam masida khoi khudakta ising handagini haibagi asadi khoi थोइन उदे अदु अतोपा तुरेल सिंगसिगी मफम सिंगसिगी लौनबाल सिंगसिगी काइथारकांदा मदुदगी हादोरपा इसिंगना मरम ओरकांदा थुमसिनगिबा कया दुसु कोइ खुदक्ता हेक्ता इसिंगसे हंदग्रनी तुरेल इसिंग हंदगी तारगसु तुरेलदगी हाइदोखिबा खुदोरपा इसिंगदुना मरम ओरकांदा लेकाइ लेकाइ कयादा इसिंग थुमजिलिबदु इसिंगदु खुदक्ता चेंथोखरनी हाइबा मदुगी आशा थोइन उद्री बर्मदुना लेवल वांगना इसिंगसे याम वांगना लेकाइ खरददी याम वांगना थुमजलगा लेबसे अदमक लेरि मदुना युम कै क्यादा कोइ खुदोंचादा मायउना हनबा इवन अखोइ लेफम लेतदना चेंथोखै तारगसु कोइ इसम समना लेबाकना नत्रगना केनो तौरगा साबा युमसिंगदा यामना चावना मदु खुदोंचादबा मायउना हनगनि हायें इसिंगसिना चाथालाकांदा लोइना फुदोकांदा मखोंसि सेतबगी फिबम मसु लाखपा याय अदुगा सिगी मरकसिदा मियामसि अवाना तारबा अदुगा लेफम लेतना क्वेश्चन सेनरबा मियामसि तोवान तोवानबा अखोइगी मफमदा क्लब ऑर्गेनाइजेशन अदुगा अतोपा अखोइगी लूपसिंगना सिलकांदा सम साफगदा मफम खलगा खरा तोंगमफम खरा इसिंगना थुमजिनदबा जगासिंगदा होंतोकांदा अदु लेफम पीबा अदुगा मखोइगी साफनबा थबक थोरम पाइखतपा अदुमक हौजिंग मखा सथरि अदुगा लेंगाकी ओइबा ऑथोरिटी की माइकैदगिसु मदु मतेंग पांगबा खोपा अदुमक सथरि अदुना सिगी फिबमसिदा चपचाना कोइ मियोइबगी पुंसी अमसुंग लनथुमसी कन्नबगिदमक्ता हजि लेरि फिबमसिदा रेस्क्यू ऑपरेशन लोइदबा मफम मी होंदोरपा लोइदबा पुथोरपा लोइदबा इवन ngसाइगी कोइगी मफम अमदा कोइगी डायलिसिस तौबा अहन अमा यावबना मरम मरकंदम हाक पुथोरकदबा वाली अदुना महाक पुथोरपा बिसि इसिंग चाउगी मरकता अहन अमा अनाबा कोइगी डायलिसिस तौरिबा मियोइमा पुथोरपाइसे तराइ तराइनेता पुथोरपा याबसु नते दुना सिगी फिबमसिदा ऑथोरिटी की माइकैदगी कयाम यामना थबक पाइखलबगे कयाम यामना मियामगिदमक्ता अखोइगी रिलीफ वर्क तौरबगे रिलीफ मटेरियल सिंग येंथोबगे अदुगा रिलीफ कैम्पदा लेबगुमना अखोइ मफम क्यादा चंगजफम लौदुना लेरिबसिंगसि होरेन हयेंगता युम हंजनबा यागदब नते मखोइगी
तंगाई फदबा पोलमसिंग फिरोनबो ओइरो सेन थुमबो ओइरो लौथोकप नंहौदबा अदु फौसेक मयाम लेहौरी इसिंग थुमगिबा इसिंग ताउथोकिबा मयाम लेरे मखोइसिगी ओइ मखोइसे लोइना हयेंग इसिंगसिना कुइना थुमजन लैतारगदि लोइ मांगदोनि अदुना थवाइदबो हिंनबाना अखोइगी इसिंग इचाउसिनि नानथोरकला चेनथोरिबा कलैबा मयामसि हजिकमति खुदोंचादबा मयाम हजिक मायोकनरिबनि चाबा थकनबा फिरोलगी लेबम चाफम तुमम चाफम के हजिक याम कना अवाफिबा अमा सोइदना मायोकनगनि खले अदुना लेंगांना सिगी मतंगसिदा अथुबा मतमदा अखोइगी अखनबा थौरांग खरा लौखलकांदा तोवान तोवानबा हेना साथिना सोगलबा अदुगा थांदोरइबा पुथोरइबा इसिंग चाउ थोकपम मफमदगी पुथोरइबा मियोइसिंगसिगी सम खुदकी ओइबा रिलीफ की दमकता करिगुम थबक खरदि पाइखटपा चुंगनें खले अदुगा तुरेलगी लौनंबालसिंग तुरेलगी तोरबानसिंग असोनबा मफमसिंग हेना खुदोंग थिरपा ओरपा याबा अदुगा मखाताना इसिंगसि चखलक तारगदि मखाताना नोंगसि सुरक तारगदि मसिगी तोरबानसि काइगिबा याइ मसिगी तोरबानसि निंखाइगिबा याइ हाइबा अदुमबा चिंगनबा मफमसिंग ममांगदसु येंसिनबगी थबक अदुम चथके अदुना सिगिसि मरि लेनबा डिपार्टमेंट येंसिल मतुंगदा तुरेलगी तोरबानसि लौनंबालसि वालसि खरा करीनो अखोई लेबाक थोंजनबरा नत्रगना करीनो समहाउ थबक पाइखलकांदा मखाताना अखोई तुरेल तोरबान काइबा इसिंग पाथबा अदुमबा हादोकपा तौदनबदंगता मदुसु थबक पाइखटपा मथौ ताब्राना खली येंगनसि सि उरिबा फिबमसिनि तिदिम लंबिगी परिंग अदुगा अतोपा मफम मफमगी जगासिंगसिदा अखोई हजिकमक अदुम इसिंगना थुमजलगा इसिंगना कुपचलगा इसिंग इचाउ थोगा अदुम लेरिबा मफम लेरिबनि थोइबा अदुगुम्बा अचौबा इसिंग इचाउसिना मरम ओरकांदा मणिपुर खक्ता नतना अवांग नोंपोकि स्टेट सिंगदा यामना चाउना चैथेंग पीरे अदुगा इवन मिजोरामदा दैट टोल अखोइगी सीबगी मसिंगसे ऑलमोस्ट कुनिपान यौरे हाना लेरी अदुगा सर्च एंड रेस्क्यू ऑपरेशन मखाताना दमक सथबगी फिबम लेरी मणिपुरदा इसिंग इचाउगी फिबम याम चाउना मायोकनरी ओके आसामदसु नोंग चुबगी अदुगा मफम कयादा अखोइगी इसिंग खगा थुमजनबगी थौदोक अदुमक लेरी अयाम मफमदा अदुमक नोंसे अदुमक सुबना मरम ओरकांदा इसिंगसि इसिंग चाउगी फिबम दो मायोकनरी हाइतारे चिंगनिंगाइबा मरोइना चिंगी सरुकसिंगदा लैंडस्लाइड थोकपगी चांग अदुमक वांगी इम्फाल जिरिबाम लंबी हौजिक मपुंग फाना फाउनरे हाइबगी मदुगी फिबम ओइद्री NSIDCL की मखादा अखोइगी तोंगान तोंगानबा कंपनी सिंगना थबक सुरी सिना मर अखोइगी ngarang tatkiba lambi jaga अखोइगी ट्रक अमा लोखादा तासिंगिबा लंबी दो ओंदाराकांदा मदु सेमजिनबा लंबी दो मोहन फाउनरबा याम कन होनरी अदे उरिबा फिबम सिदा दमक अखोइगी गाड़ी अचौ मसा अचौबदी खरा फरे मसा थौबदा दुगी मते अवा फिम ओरे पुलप थुमजलकांदा हयें गाड़ी सि यारोदिनी ओके मरकथना अखोइगी वीडियो जर्नलिस्ट प्रेमचंद हाना रिकॉर्ड तौरबा अदुगुम्बा लाइफ ओइना पीबा मतमदा खितंग खुदोंग चादो मायोंगना तारगसु ओरिबा फिबम दुगी कोई सक्तम सिंग मियामदा थमनबगी अदुगुम्बा तंजादु लौजगे प्रेमचंद की ओइबा माके वफम करी करंबा मफमदि करबा अनौबा रिपोर्ट अखोइगी रिकॉर्ड तौखिबा लेखे हाबदु लेखिबगे हाबदु कोइ मियाम पुना खमिनसे प्रेमचंद से रिकॉर्ड सॉरी साउंड से फंगमगमदे अरामाइटी बोइसना उसिंग अदुगा लेकाइगी अयुक की पुंग मापनदा कुर्बान कायर हैबस खंगबनी हौजिक सी मफम खुदिक मक्ता हैब तारे ख्वांग यौरे अदुगा इवन थबाक यौबसु यौरे अदुगा लेक थुमबसु यौरे अदुबु गवर्नमेंट की ऑफिशियल अमता होसु फावो लाक्थ्रे तारे मरोइना इन हौजिक लेरिबसि खुराई कोगी लाइबम लेकाई सलान ले खाइ तारे मफम असी यामलो थुमजले कोइ हौजिक चंगेल इबसि कोगी LDA न पिबा बोर्ड अमदा अरामाइटी बोइसना उसिंग अदुगा लेकाई की volunteer सिंग लोयना चंगजरखनि कोगी मा उथोकनबगी दमक्तने अदुबु हौजिक फावबदा करिगुम मखल अमतगी गवर्नमेंट साइकी मिलामद्री ASDO नि हाइजर मियम लामनि दबु करिगी दमगा थेगी बनो हाय मतमना पपम फ्रीडम दे हाइबतारे मसिनि हौजिक ओरियो फिबम अदुगा मसिगी मतुंगसु असुमसुम फ्रीडम पिबतागदी दुम तरह पियामा मायो नगरी हौजिक नदी खुराई सनाल रेक्तगी केटमियम प्रेमचंद SKTV न्यूज इम्फाल
Tâm tổng yếu. Bota tuang lạc bên đó mi sinh nguyên hấp na phải na ngang sinh bồ đến lấy ngang sinh sầu thorak pa itu cái yum lagi cái gì itai mà itu cái imak ra su thorak bên na hojek thore hai betar makha itu kumbaga thora ke koi sam chuat pa chuat lam na adubu government ge official lam tamai na basingi na ke tu emta response lak ta basim yam pe na dre adubu masi ising chenselak ko dilep na tabina mafam si ipak ole pat ole hai batare aduna manipur thokiba insha yauba mamang se gi me hom gi thokiba thorok sing aduna displace o helaba hai batare lanjin halaba madugi mathakta lena khara ama lanjin na khre adu hojig amu ichau sina maram murga mi kya ma lanjin halaga relief camp sing laina ba duga masa masa gi mai mata gi jum sing da thedok na ba kan honori ke prem sand ge usi khoi LDA ge watching season arakanda petrok pawdamam leire aduga uri basi thanga pat mapan gi khoi gi sogol ban lambi dani leire se pa ta gi khangde amani khangde chen thorok pa khoi gi ising duda peng sing isau gi ba tholok pa khatana tana khoi miam se nga pha ba gi sakta mo ubo phangi adum kari kari no kha pha ba male Bagi mafam kaya ada koi marui na Bisnupur district ki tongan mafam sing da nga farm tauri ba sing sisu pa thoki ba ising isau sida plap sen thoki ba nga yo ki ba mayama plap sak ki ba marum kanda iban mafam khara de koi adum koi ising chau rasu samau nga adum pha ba phang su dum yawi aso so nga adum pha ba ngam su dum yawi ture de ki phana su dum yawi adu iban lambi da adagi tongan lerak khulak ta dum keno ta ising chau tha dum nga kem kanda hek thengna ba pha ba ngam su dum yawi sini aduna ising isau si awaba sumai unai awaba sigi marakta aikoi masu isau si hek thokpa matam da koi khangning ba yengning ba uning ba su hek phau bodina sigi phibam se dum lai manipur da di koi awaba khudong cha da ba thokpa si sisu yeng bagi sala yeng na bagi phibam su dum sigi haina bi su dum lai bani na jaga jaga ke ada koi atopa mafam dei la aga mating pang biu haiba koi gi ngasai KFNPD gi minister Susindro na su phongdok ki ba su laigre mating pang bana taba laga yeng budugi lak buduna maram morkanda maduna purakpa gari duna yeng bala ko miduna purakpa gari duna maram morkanda lambi si sinhan ba atu kai gi lakpa emergency gi lakpa rescue gi lakpa potuda apan ba piba masi koi tobiganu oi mafam sana khambiu aduga yengbiu maduga tawubudi yengba lakpaduda yengba lakpagi wakhanda laktar su yau tar gadi mating pang bibuduna hena phai haiba wafam sini awawa tar kanda amana amada mating pang buduna hena maduna koi koi maselgi marakta hena apaba purakani hena koi nungsina ba koi maselgi marakta amana amabu kai khumna ba aduga warba matamda aigi damukta makoi leri makoi damukta koi leri haibadu amana amagi mating pang buduna madu utpane hena phai haibani miyamna war kan koi ni yengba chatpabdudi okay yengba chatpagi mota angamba bateng khara de dum pangminasi mafam kya da koi mioi kya awana nangabani hojik irangi awaba nangi dugi mathakta muk hojik irang su loishan da ba tongan relief camp da leiriba mayam su hojik mayum da hanmang am da ba senthok lambi su leisalakta ba duga relief camp ta leiba internally displaced person khaktana ta ba lamdam sigi miyam gi semelon punsirol da aduki matik yamna sokshin gi ba adu phibam amma mayung na ringai recover tongna ba madudi khara phagalakna ba na tamna honar pa matam sida achauba sigi samesya ma amuk mayung na banina waring mathakta amuk amu hena awabam ga hapanina unmase koi wakal tamina se haiba wafum sine duga ke marathana dulai thabe bereski koi mafam da sai ayu angan ba matam da koi gi video journalist Johnson nong thongbam na dugi mafam gi oiba pawdam ama koi thambigi tuda maduda phongdorokpa wafam haiba tare akoi maduda leramba mioi makhangna aduga local people na phongdorokpa or official gi maikedi boro mahangna lawrukiba recorded oiba pawdam do koi amuk yengminase
Sehingga saya sudah awal itu mani, aduh bos ini teknikal itu lagi dia sekitar dah ini sama tu jalan ada. Abi ya dia number 1 guy, number 6 so ini sebi yang mana bahkan hari abi sini danger di ngaran dia apa highest ada. Sini yang kita kedua kita sauri, aduh dia sini harung nama dia sekarang nama kan honari apa. Thabi Veres ki khogi chokidar oiba mi makhangna hana makhangna phongdor ki wafam do leire gas ya hangdok pagi aduga ising thadok ki phibam khoi nga sayuk to ki dum miam da paudang gi baduni aduga hojik phawgi oina aduga nga sai dagi laiba phibam sida dolai Thabi Veres ki adugi area da di thoina madugi kano du leite aduna okay mathang da khogi video journalist sana jawbagi माकी पाउदम अमुक तामिनसी करम करम मफम दा करी करी एरिया दा कमाइना तौकिबा करी फिबम लैबा हाइबा वाफम दा खमिनसे याबा आइनो जिक लैबा मफम असि इम्फाल ईस्ट की हाइंगांग केंद्र की मनुंग चना लैबा मोंगजम मखा लेकाई कम्युनिटी होंदेनी नुमिन निनी लेप्तना चुरकपा नोंगना मणिपुर की मफम क्यादा टेक्सिंग फिगो ग लोइना मोंगजम दसु इंग इसिंग पाथरपदगी ngana numitang pung tara rabam matamdagi imung hubdaro awaba taduna मफम असिदा यारी तुना संगफम लौदन लेरी हिरम असिंगी मतंगदा लेकाई असिगी कबुती होना संगसन लौरिबा मियोइ सिंगी पाउदम अमा थमजरी इसिंगी जाउजे कमाइ तौनो हेंगल किमना कमाइ तौ किमना हाइफेदंग पाउदम अमता तंबियो सी हेंगल किबो इसिंगी नोंगे याम कन्ना तारेको इदगी खंगे खाहौदना दुम जरा दुम हेंगले असिदा लेइसे मी क्यामु लेगे इमुंग क्यामु संगफम लौगे हुंद्रा माफु मी क्यामु मी सामगा याखै जरो सिदा लै चंगे हम लौन लैबसिदा मरि लेनवा डिपार्टमेंट की नत्रग लेंगा की मटिंग माइकै दे कई मटिंग लागे नत्र कई हाइबे लैगो को दो कई मयाम दा मा वइना सिदा लैब पेन ब खोटब मयाम लेंगनि को सिदा यारि कोनी ना इमुंग लेक तबिदा हुजि आंगां हैना दिको याम कन होना दना बा लक्ति आंगां हैना दुम मटिंग दुम जुजु की ओइना निको चाबा थकपा दुम तौ अरे हुजि लान अमसु कन मायु नरि को मयाम अवाबा तारि मायु इसिंग माइ चौखलखु इमा दा कई फावबा लेगे अदो कई तोन सुकु मते वारे वाय हाय ता आना वारि नि मते इसिंग मु चौखले को अदि फौजें खरा लैबसु लोइ थुम्मे यंजि यामना नंग हौद्रे बे इसिंग जे जा वाखले हागा सुम थौरांग दो सान तौनि फाजा हौदबा कोइना हेदा खांहौदना चौखला को दिगा अदि होतो फिरो खरा होतो होनादा फौजें जे अमते होतो चिंगबो थोको नंग हौदे हाय ता इमा ये लौदी लैब्रा नत्रग माइ तो लौजा खान बो ने उबने ओ लफम दुदी का फिल्म द लैगरे मा सिकुसिदे तौस इसिंग लोइ थुमजन गरे हम नत्रा अदुदी हनक सि लौ उबो यादबे अवाबो म समाय नोदि नतम इसिंग दिना खंदा कोता तौरा दि को तौ ग चाव अदि बेरा का दनि फौ गदा लेरमबि लोइ थुमदना कोता लोइ थुमनारे साइ फौ यामबन इसिंग चावरामनिना फि यमसन्दना दगी चाक लोसन्दना दगी कोली हापा बरा हप्तली फिरोन मु यमसल्ली अदगी मबाना मु हन्दोई अदे आंगां हैने मु यमसलन थांदो थांजिन दुम तौबदको ngana nungdang ko sutum tum dare yumdi kyam sing thumore ma yumbo yumdi phamga taw pochai loi hondong na hobra na ma taw ngodi upu ma thata khata nam da upu pai da yaw adegi angang phiron sigum da hapa sing do kha dupa yaw taw re khangdo pan nang da du o cheng chak phodi cheng photo hore phodi thum hore o nang hodra ba phau kyam yam thumori na ma phaudo id sangbai manga to tan yam hodra मोजम मखा लगे कम्युनिटी हंदा मियोय हुमफु हुमदा हेना यारी तुन लेबा सि खुदोंग जाबा फिबम ले मते यारी फम यमयु मयाम सिदा थारिबा खोलिबा फिरोन मयाम असि ngaki nangnaba chentholaga yumdagi अरेब पोचे मैम होदोंग हाकी पाइब नंगना पोचे मैम पुथोगा सिदा यारथिम लेबनी हिरम असिगी मतंगदा लेकाई मियोसिंगना लेंगाकी ओइबा मियें चंगनुना अवाना सिंग असि मटिंग पब्यु हाइबई पाउदम SKTV गी मकेदा फोंदोरगी पाउदम जरिबा सना जाव कोई वीडियो जर्नलिस्ट निगोंबम सना जावदगी कोई मोंगजम मखा लेकाइदा लेरिबा मियामगी अवाब खुदोंसादबा अदुगा इसिंग इसाउसिना मरम ओरकांदा होंदोरखिबा सेंथोरखिबा थवाइदबु हिंगदेना सेंथोरखिबदुना कोई हौजिक कम्युनिटी हॉल अमखक्ता मियोय हुंबुद्रा मरिपुमुक लेरी कोई युम तरा रोंगी अदुना सिदा लेरीसे अयाम हौजिक पाउदम लखिबदुदा कोइना खमगमसी फौसेंग होइसेंग खरा पुथोरपा नंगहौबा मदु खक्तना अयाम बने अदुगा अयाम बा कईद थंबा फौ हाइबसिति खुदक तेता ता पारग पुथोकपा याबा अदुगा लेरिबा इसिंग इचाउगी ओइरैबा फिबम लुसलैबा फिबम दुदा खुदकता याम थुना कोइगी थबकसे तौबा यादबना मरम ओरकांदा
ꯐꯧꯗꯤ ꯑꯗꯨꯃꯛ ꯆꯣꯠꯍꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯏꯁꯤꯡꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯗꯨꯝ ꯄꯨꯊꯣꯛꯈꯤꯕ ꯇꯥꯎꯈꯤꯕ ꯃꯌꯥꯝꯁꯨ ꯂꯩꯔꯝꯃꯅꯤ ꯑꯗꯨꯅ ꯆꯍꯤ ꯑꯃꯒꯤ ꯆꯥꯅꯕ ꯂꯣꯛꯈꯤꯕ ꯐꯧꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯨꯂꯞ ꯃꯥꯡꯉꯒ ꯂꯩꯕꯒꯤ ꯐꯤꯕꯝ ꯃꯌꯥꯝ ꯂꯩꯔꯦ ꯍꯧꯖꯤꯛꯀꯤ ꯃꯣꯡꯖꯝ ꯃꯈꯥ ꯂꯩꯀꯥꯏ ꯈꯛꯇꯗ ꯅꯠꯇꯦ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗꯁꯨ ꯑꯗꯨꯃꯛ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯊꯣꯛꯏꯅꯤ ꯑꯗꯨꯅ ꯆꯦꯡ ꯈꯔ ꯆꯥꯅꯕ ꯈꯔ ꯄꯨꯊꯣꯛꯄ ꯑꯗꯨꯒ ꯐꯤꯔꯣꯟ ꯈꯔ ꯈꯛ ꯄꯨꯊꯣꯔꯛꯑꯒ ꯑꯩꯈꯣꯏ ꯁꯥꯐꯅꯕ ꯁꯥꯐ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯃꯤꯀꯨꯞ ꯈꯔꯒꯤꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯁꯤꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯁꯤꯗ ꯑꯗꯨꯃꯛ ꯂꯩꯒꯗꯧꯔꯤꯕꯅꯣ ꯏꯁꯤꯡꯁꯤ ꯍꯟꯊꯔꯛꯇ꯭ꯔꯒꯗꯤ ꯌꯨꯝꯗꯁꯨ ꯑꯃꯨꯛ ꯆꯪꯉꯒ ꯂꯩꯕꯁꯤ ꯌꯥꯔꯣꯏꯗꯧꯔꯤꯅꯤ ꯑꯗꯨꯅ ꯑꯋꯥꯕꯁꯤ ꯑꯋꯥꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯕꯅꯤꯅ ꯀꯔꯤ ꯐꯤꯕꯝꯗ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯧꯖꯤꯛ ꯏꯁꯤꯡꯁꯦ ꯀꯪꯊꯈ꯭ꯔꯦꯅ ꯈꯟ ꯇꯥꯔꯒꯁꯨ ꯏꯁꯤꯡ ꯆꯥꯎꯈꯤꯕ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯈꯤꯕ ꯃꯐꯝꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯇꯤꯟ ꯀꯥꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯗ꯭ꯔꯥ ꯇꯤꯟ ꯀꯥꯡ ꯃꯌꯥम ꯆꯪꯉꯝꯒꯗ꯭ꯔꯥ ꯍꯧꯖꯤꯛ ꯏꯁꯤꯡꯅ ꯊꯨꯝꯖꯤꯜꯂꯒ ꯂꯩꯈꯤꯕ ꯍꯥꯏꯕꯁꯤ ꯃꯈꯥꯗꯨꯗ ꯃꯗꯨꯒꯤ ꯐꯤꯕꯝꯗꯨ ꯑꯩꯈꯣꯏꯒꯤ ꯄꯥꯛꯇꯛꯅꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯑ ꯂꯩꯔꯝꯗꯣꯏꯅꯤ ꯑꯗꯨꯅ ꯂꯝꯕꯤ ꯊꯣꯡ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯔꯝꯃꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯑꯋꯥꯕꯁꯤ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯕ ꯍꯧꯔꯦ ꯑꯗꯨꯅ ꯁꯤ ꯂꯩꯉꯥꯛꯀꯤ ꯊꯧꯖꯥꯜ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯃꯤꯌꯥꯝꯅ ꯉꯥꯏꯅꯔꯤ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕ ꯃꯊꯧ ꯌꯥꯝ ꯇꯥꯔꯤ ꯃꯐꯝꯗ ꯍꯥꯡꯉꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯍꯣꯟꯗꯣꯔꯛꯑꯒ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯁꯤ ꯃꯁꯤꯗ ꯀꯔꯤ ꯃꯇꯦꯡ ꯄꯤꯕ ꯌꯥꯏ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯤ ꯀꯔꯤꯅꯣ ꯉꯁꯤ ꯑꯌꯨꯛ ꯄꯨꯊꯣꯔꯛꯑꯦ ꯉꯔꯥꯡꯗꯒꯤ ꯍꯣꯟꯗꯣꯔꯛꯑꯦ ꯐꯔꯦ ꯌꯥꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯉꯁꯤ ꯑꯍꯤꯡ ꯑꯃꯨꯛ ꯂꯥꯟꯗꯣꯔꯤꯅꯤ ꯏꯁꯤꯡꯁꯤ ꯏꯆꯥꯎꯁꯤ ꯍꯟꯊꯗ꯭ꯔꯤꯐꯥꯎꯇꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯃꯁꯦꯟ ꯅꯨꯃꯤꯠ ꯍꯞꯇꯥ ꯑꯃ ꯑꯗꯨꯝ ꯊꯥ ꯑꯃ ꯑꯣꯏꯇꯥꯔꯒꯁꯨ ꯏꯁꯤꯡꯁꯤ ꯍꯟꯊꯈꯤꯗ ꯇꯥꯔꯒꯗꯤ ꯐꯠꯇ ꯇꯥꯔꯒꯗꯤ ꯏꯁꯤꯡꯁꯤ ꯍꯟꯊꯔꯛꯄ ꯉꯥꯏꯗꯣꯏꯅꯤ ꯐꯔꯛꯄ ꯉꯥꯏꯗꯣꯏꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯒꯗꯧꯔꯤꯕꯅꯣ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯅꯣꯡ ꯆꯨꯔꯛꯄꯒꯤ ꯐꯤꯕꯝ ꯃꯥꯌꯣꯛꯅꯕ ꯌꯥꯔꯤꯕ꯭ꯔꯥ ꯁꯥꯏꯀ꯭ꯂꯣꯟ ꯑꯩꯈꯣꯏꯒꯤ ꯔꯦꯃꯜꯁꯤ ꯃꯁꯤ ꯍꯟꯊꯔꯕ꯭ꯔꯥ ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯃꯨꯛ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯃꯥꯒꯤ ꯁꯥꯐꯨꯁꯤ ꯍꯟꯊꯔꯛ ꯇꯥꯔꯒꯗꯤ ꯑꯣꯀꯦ ꯅꯣꯡ ꯆꯨꯔꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯣꯡ ꯆꯨꯕ ꯂꯦꯞꯈ꯭ꯔꯦ ꯏꯁꯤꯡ ꯏꯃꯥꯏ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯃꯥꯏ ꯍꯟꯊꯔꯛꯑꯦ ꯑꯗꯨꯒ ꯍꯥꯟꯅ ꯊꯨꯝꯖꯤꯜꯂꯒ ꯂꯩꯔꯝꯕ ꯏꯁꯤꯡꯁꯤꯡꯁꯤ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯑꯦ ꯀꯪꯊꯔꯛꯂꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯃꯨꯛ ꯌꯨꯝꯗ ꯆꯪꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗꯨ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯃꯗꯨꯒꯤ ꯐꯤꯕꯝꯗꯨꯕꯨ ꯉꯥꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯌꯥꯗ꯭ꯔꯤꯐꯥꯎꯇꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗꯅꯤ ꯈꯪꯗꯦ ꯃꯐꯝ ꯑꯦꯅꯤ ꯃꯐꯝ ꯑꯃꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯃꯤꯌꯥꯝꯁꯤ ꯈꯝꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯣꯔꯤꯕꯅꯤ ꯏꯔꯥꯡ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯁꯦꯠꯂꯤꯕ ꯐꯤꯗꯨ ꯈꯛꯀ ꯂꯣꯏꯅꯅ ꯈꯨꯠꯇ ꯄꯥꯏꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯑꯣꯏꯔో ꯑꯦꯅꯤ ꯑꯩ ꯏꯁꯥꯗ ꯈꯨꯗꯛꯇꯨꯗ ꯌꯥꯎꯕ ꯑꯩꯒ ꯂꯣꯏꯅꯔꯤꯕ ꯄꯣꯠꯁꯛꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯆꯦꯜꯂꯛꯈꯤꯕ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯛꯈꯤꯕ ꯐꯤꯕꯝꯗꯨ ꯃꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯏꯆꯥꯎꯒꯤꯁꯤꯗ ꯍꯣꯏ ꯁꯝꯍꯥꯎ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯆꯩ ꯈꯔ ꯄꯨꯊꯣꯔꯛꯄꯒꯤ ꯑꯗꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯅꯪꯍꯧꯕ ꯈꯔ ꯂꯩꯇꯥꯔꯒꯁꯨ ꯑꯌꯥꯝꯕ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯣꯏꯅ ꯂꯩꯍꯧꯔꯕ ꯑꯗꯨꯒ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯑꯕ ꯐꯤꯕꯝꯁꯤꯅ ꯑꯌꯥꯝꯕꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯑꯗꯨꯒ ꯏꯔꯥꯡ ꯃꯔꯛꯇ ꯊꯣꯛꯂꯛꯈꯤꯕ ꯃꯌꯥꯝꯗꯣ ꯌꯨꯝ ꯀꯩꯁꯨ ꯃꯩ ꯊꯥꯈꯤꯕ ꯑꯗꯨꯒ ꯂꯥꯟꯆꯦꯟꯅꯗꯨꯅ ꯂꯩꯕ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕꯅꯤ ꯑꯋꯥꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯋꯥꯕ ꯑꯃꯁꯨ ꯑꯗꯨꯃꯛ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯁꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯗꯒꯤ ꯑꯩꯈꯣꯏ ꯀꯔꯝꯅ ꯉꯥꯛꯊꯣꯛꯀꯅꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯀꯔꯝꯅ ꯉꯥꯛ ꯁꯦꯟꯒꯅꯤ ꯉꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯐꯤꯕꯝꯁꯤ ꯁꯤꯒꯤ ꯍꯤꯔꯝꯁꯤꯗ ꯑꯩꯈꯣꯏ ꯂꯣꯡ ꯇꯥꯔꯝ ꯄꯣꯂꯤꯁꯤ ꯑꯃꯈꯛ ꯑꯩꯈꯣꯏ ꯁꯦꯝꯗꯕ ꯌꯥꯗꯦ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤ ꯃꯊꯧ ꯇꯥꯕ꯭ꯔꯥꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯏꯁꯤꯡ ꯏꯆꯥꯎꯁꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯈꯛ ꯊꯣꯛꯑꯒ ꯃꯁꯤ ꯂꯣꯏꯒꯗꯕ ꯅꯠꯇꯦ ꯃꯊꯪꯒꯤ ꯆꯍꯤꯗ ꯏꯀꯪ ꯑꯃꯨꯛ ꯊꯣꯛ ꯇꯥꯔꯒꯗꯤ ꯃꯊꯪꯒꯤ ꯆꯍꯤꯗ ꯏꯆꯥꯎ ꯑꯃꯨꯛ ꯊꯣꯛ ꯇꯥꯔꯒꯗꯤ ꯑꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯝꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯅꯦꯆꯔꯦꯜ ꯀꯦꯂꯥꯃꯤꯇꯤꯁꯤꯡ ꯗꯤꯖꯥꯁꯇꯔꯁꯤꯡꯁꯤ ꯑꯗꯨꯃꯛ ꯊꯣꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯁꯨꯡꯊꯣꯛ ꯊꯣꯛꯑꯔꯣꯏ ꯍꯥꯏꯕꯗꯨ ꯇꯝꯕ ꯉꯝꯗꯕꯅꯤꯅ ꯍꯦꯟꯅ ꯆꯥꯎꯅ ꯊꯣꯛꯄ ꯌꯥꯏ ꯃꯗꯨꯗ ꯍꯦꯟꯅ ꯆꯥꯎꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯌꯥꯏ ꯈꯔ ꯈꯛ ꯃꯐꯝ ꯈꯔꯗ ꯊꯣꯛꯄ ꯌꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯃꯛ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯒ ꯑꯩꯈꯣꯏꯒ ꯑꯗꯨꯃꯛ ꯄꯨꯜꯂꯒ ꯆꯠꯂꯤꯕꯅꯤꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯑꯗꯨꯝ ꯃꯥꯌꯣꯛꯅꯒꯅꯤ ꯑꯗꯨꯒ ꯁꯤꯃꯒꯤ ꯐꯤꯕꯝꯁꯤꯃ ꯂꯩꯖ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯍꯧꯁꯥꯒꯤ ꯈꯜꯁꯤꯗ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯑꯀꯥꯏꯕ ꯄꯤꯔꯦ ꯀꯗꯥꯏ ꯐꯥꯎꯕ ꯃꯍꯧꯁꯥꯒꯤ ꯈꯜꯁꯤ ꯑꯩꯈꯣꯏꯅ ꯊꯨꯒꯥꯏꯔꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯈꯟꯅꯕ ꯆꯨꯝꯃꯤ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯥꯏꯔꯪꯒꯤꯗ ꯑꯆꯥꯟꯕꯒꯩꯒꯤꯗ ꯂꯩꯈꯤꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ ꯄ꯭ꯔꯦꯝꯆꯥꯟꯅ ꯃꯍꯥꯛꯀꯤ ꯄꯥꯎꯗꯝꯗ ꯌꯥꯎꯔꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯟꯁ꯭ꯌꯨꯃꯔ ꯑꯦꯐꯤꯌꯔꯁ ꯐꯨꯗ ꯑꯦꯟड ꯄꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟꯒꯤ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯡꯊꯦꯝ ꯁꯨꯁꯤꯟꯗ꯭ꯔꯣꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯈꯤꯕ ꯃꯉꯣꯟꯗꯒꯤ ꯋꯥꯐꯝ ꯈꯔ ꯑꯩꯈꯣꯏꯅ ꯈꯪꯍꯧꯅꯕ ꯂꯧꯍꯧꯈꯤꯕ ꯄꯣꯠꯇꯨꯗ ꯊꯝꯈꯤꯕ ꯋꯥꯐꯝꯗ ꯏꯕꯟ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯅ ꯃꯗꯨꯒꯤ ꯍꯣꯏ ꯈꯨꯗꯣꯡꯆꯥꯕꯗꯤ ꯃꯇꯦꯛ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯧꯍꯧꯗ꯭ꯔꯦ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯑꯍꯦꯟꯕ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯀꯔꯤ ꯊꯕꯛ ꯄꯥꯏꯈꯠꯂꯕꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯏꯕꯟ ꯍꯧꯖꯤꯛ ꯏꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯎꯔꯤꯁꯤ ꯉꯁꯥꯏ ꯈꯔ ꯉꯜꯂꯤꯉꯩꯒꯤꯅꯤ ꯁꯤꯅ ꯑꯃꯨꯛ ꯑꯗꯨꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯍꯧꯖꯤꯛꯇꯤ ꯈꯔ ꯑꯣꯜꯃꯣꯁ ꯇꯪꯈꯥꯏꯃꯨꯛꯇꯤ ꯍꯦꯟꯅ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯇꯨꯔꯦꯜ ꯃꯄꯥꯟꯁꯤ ꯂꯩꯕꯥꯛꯁꯤ ꯊꯣꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯤ ꯉꯥꯛꯄ ꯈꯔ ꯊꯤꯡꯕꯗꯤ ꯈꯔ ꯉꯝꯈꯤ ꯑꯗꯨꯕꯨ ꯑꯣꯜꯃꯣꯁ ꯍꯧꯖꯤꯛ ꯄꯨꯂꯞꯅ ꯊꯤꯡꯕ ꯉꯝꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯤ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯤꯒꯤ ꯎꯔꯤꯕ ꯚꯤꯖꯨꯑꯦꯜꯁꯤꯗꯁꯨꯅꯤ ꯁꯤꯗ ꯏꯟ ꯁꯣꯟꯕꯩ ꯋꯥꯅꯤ ꯁꯤꯗ ꯈꯥꯖꯤꯜꯂꯤꯁꯤ ꯁꯝꯕꯜ ꯈꯥꯖꯤꯜꯂꯤꯁꯤ ꯏꯪꯈꯣꯜ ꯁꯣꯏꯗꯅ ꯑꯣꯏꯗꯣꯏꯅꯤ ꯄꯣꯠ ꯆꯩ ꯊꯥꯗꯣꯏꯅꯤ ꯃꯥꯡꯗ ꯎꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣꯏꯂꯔꯒꯨꯝꯕ ꯌꯦꯟꯒꯤ ꯐꯥꯔꯝ ꯇꯧꯕ ꯄꯣꯜꯇ꯭ꯔꯤ ꯐꯥꯔꯝꯒꯨꯝꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯅ ꯁꯤꯁꯤ ꯃꯌꯥꯏ ꯊꯤꯒꯥꯡ ꯌꯧꯅ ꯑꯩꯈꯣꯏ ꯏꯁꯤꯡꯁꯤ
ꯊꯨꯝꯖꯤꯟꯈ꯭ꯔꯕꯅꯤꯅ ꯃꯌꯥꯏ ꯆꯕꯨꯛ ꯌꯧꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯒꯤ ꯃꯌꯥꯏ ꯌꯧꯅ ꯏꯁꯤꯡ ꯊꯨꯝꯖꯤꯟ ꯇꯥꯔꯒꯗꯤ ꯃꯗꯨꯗ ꯂꯣꯏꯔꯝꯕ ꯉꯥꯅꯨ ꯌꯦꯟꯅ ꯃꯇꯧ ꯀꯔꯝ ꯇꯧꯕ ꯄꯨꯂꯞ ꯃꯥꯡ ꯇꯥꯔꯒꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯖꯔꯨꯕ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯑꯔꯦꯝꯕꯗ ꯇꯥꯈꯤꯕ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡ ꯏꯆꯥꯎꯁꯤꯅ ꯃꯔꯝ ꯀꯥꯟꯗ ꯄꯨꯂꯞ ꯃꯥꯡꯈꯤꯕꯁꯤꯅ ꯃꯤꯑꯣꯏꯗꯨꯒꯤ ꯏꯃꯨꯡꯗꯨꯒꯤ ꯃꯥꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯁꯦꯟꯃꯤꯠꯂꯣꯟꯗ ꯌꯥꯝ ꯆꯥꯎꯅ ꯁꯣꯛꯍꯟꯗꯣꯏꯅꯤ ꯃꯗꯨꯗ ꯊꯥꯗꯔꯨꯕ ꯄꯩꯁꯥ ꯕꯦꯡꯛꯇꯒꯤ ꯂꯣꯟ ꯂꯧꯔꯨꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯏꯁꯤꯡ ꯏꯆꯥꯎꯁꯦ ꯂꯣꯏꯈꯤ ꯇꯥꯔꯒꯁꯨ ꯁꯤꯒꯤ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯗꯕ ꯌꯥꯝ ꯃꯥꯌꯣꯛꯅꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯁꯤꯡ ꯏꯆꯥꯎꯁꯤ ꯈꯛ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯕ ꯅꯠꯇꯕ ꯔꯤꯂꯤꯐ ꯑꯦꯟ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟꯁꯤ ꯈꯛ ꯇꯧꯕ ꯅꯠꯇꯕ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯏꯁꯤꯡ ꯏꯆꯥꯎꯁꯦ ꯍꯟꯊꯈ꯭ꯔꯀꯥꯟꯗ ꯐꯈ꯭ꯔꯀꯥꯟꯗ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯊꯣꯔꯛꯀꯗꯕ ꯈꯨꯗꯣꯡꯆꯥꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯃꯗꯨ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯊꯦꯡꯅꯒꯗꯒꯦ ꯀꯃꯥꯏꯅ ꯀꯣꯛꯍꯟꯒꯗꯒꯦ ꯍꯥꯏꯕꯁꯤꯁꯨ ꯊꯕꯛ ꯄꯥꯏꯈꯠꯄ ꯃꯊꯧ ꯇꯥꯏ ꯄꯣꯂꯤꯁꯤ ꯑꯃꯈꯛ ꯑꯩꯈꯣꯏ ꯁꯦꯝꯃꯀꯥꯟꯗ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯁꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯍꯟꯗꯣꯏꯅꯣ ꯀꯔꯝꯕ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏ ꯀꯔꯝꯕ ꯃꯐꯝꯗꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥꯁꯤ ꯅꯪꯉꯤꯕꯅꯣ ꯀꯔꯝꯕꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯤꯕꯅꯣ ꯍꯥꯏꯕꯁꯤ ꯅꯤꯡꯊꯤꯅ ꯑꯦꯁꯦꯁꯃꯦꯟ ꯑꯃ ꯆꯠꯊꯔꯀꯥꯟꯗ ꯁꯔꯚꯦ ꯑꯃ ꯇꯧꯔꯀꯥꯟꯗ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐꯀꯤ ꯑꯩꯈꯣꯏꯒꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇꯩ ꯍꯜꯂꯛꯑꯒ ꯃꯌꯨꯝꯗ ꯅꯤꯡꯊꯤꯅ ꯅꯦ ꯇꯥꯅ ꯂꯩꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯄꯥꯏꯈꯠꯄꯤꯕꯁꯨ ꯑꯃꯨꯛ ꯃꯊꯧ ꯇꯥꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯎꯕ ꯐꯪꯉꯤꯁꯤꯅꯤ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡꯁꯤꯡꯁꯤ ꯃꯈꯣꯏ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯍꯣꯏ ꯏꯁꯤꯡ ꯆꯥꯎꯔꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯈꯪꯗꯣꯏꯅꯤ ꯏꯁꯤꯡꯅꯤꯗꯤ ꯑꯗꯨꯝ ꯈꯪꯗꯣꯏꯅꯤ ꯑꯗꯨꯅ ꯏꯁꯤꯡ ꯆꯥꯎꯔꯦ ꯏꯁꯤꯡ ꯆꯥꯎꯅ ꯂꯩꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯊꯣꯛꯂꯛꯑꯦ ꯍꯥꯏꯗꯣꯏꯅꯤ ꯑꯗꯨꯕꯨ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤꯕ ꯆꯩꯔꯛꯁꯤꯗꯅꯤ ꯑꯗꯨꯒ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤꯗ ꯁ꯭ꯀꯨꯜꯒꯤ ꯕꯣꯔꯗꯤꯡ ꯑꯃꯗ ꯁ꯭ꯀꯨꯜꯒꯤ ꯕꯣꯔꯗꯤꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯕ ꯃꯍꯩꯔꯣꯏꯁꯤꯡ ꯍꯣꯟꯗꯣꯛꯄꯒꯤ ꯊꯕꯛꯁꯨ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯆꯠꯊꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯣꯜꯃꯣꯁ ꯂꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯟꯅ ꯈꯔ ꯍꯣꯟꯗꯣꯛꯈ꯭ꯔꯒ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯑꯩꯈꯣꯏꯒꯤ ꯂꯦꯝꯍꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯊꯣꯛꯄ ꯌꯥꯗꯅ ꯏꯁꯤꯡ ꯏꯆꯥꯎ ꯃꯔꯛꯇ ꯄꯜꯂꯒ ꯂꯩꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯩꯈꯣꯏꯒꯤ LGAꯒꯤ ꯂꯣꯛꯇꯥꯛ ꯗꯤꯕꯦꯂꯞꯃꯦꯟ ꯑꯣꯊꯣꯔꯤꯇꯤꯒꯤ ꯐꯥꯏꯕꯔ ꯕꯣꯠꯁꯤꯡ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯍꯣꯟꯗꯣꯛꯈꯤꯕꯒꯤ ꯑꯗꯨꯒꯨꯝꯕ ꯀꯟꯗꯤꯁꯟ ꯐꯤꯕꯝꯗꯨ ꯂꯩꯈꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯃꯦꯒꯤ ꯇꯥꯡ BP ꯑꯣꯏ ꯑꯗꯣ ꯏꯁꯥ ꯒꯨꯂꯤ ꯑꯗꯨꯝ ꯆꯥꯖꯩ ꯑꯩꯈꯣꯏꯗꯣ ꯒꯨꯂꯤ ꯆꯥꯔꯒ ꯃꯁꯤꯗꯤ ꯇꯧꯗ ꯌꯥꯗꯕꯅꯤ ꯑꯩꯁꯨ ꯂꯩꯀꯥꯏꯒꯤ ꯁꯦꯕꯥ ꯑꯃ ꯇꯧꯔꯨꯕꯅꯤꯅ ꯑꯗꯣ ꯑꯩ ꯌꯥꯝ ꯁꯦꯡꯅ ꯑꯩ ꯇꯧꯖꯩ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏ ꯏꯁꯤꯡ ꯏꯃꯥꯏꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄ ꯑꯗ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯋꯥꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯇꯣꯔꯕꯨꯠꯁꯦ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯑꯃꯇꯪꯒ ꯊꯥꯕꯤꯔꯛꯑꯒꯗꯤꯀꯣ ꯃꯁꯤꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯩꯈꯣꯏꯅ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯀꯗꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯒꯤ ꯃꯣꯏꯅ ꯍꯥꯟꯅꯗꯤ ꯑꯩꯗꯤ ꯌꯨꯝ ꯕꯤꯜꯗꯤꯡ ꯁꯥꯔꯦ ꯑꯗꯨ ꯇꯧꯔꯦ ꯂꯧꯕꯁꯦ ꯏꯁꯤꯡ ꯏꯃꯥꯏꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯅꯤꯅ ꯑꯗꯨ ꯍꯧꯖꯤꯛ ꯃꯣꯏꯁꯦ ꯂꯧꯊꯣꯛꯄꯤꯔꯣꯅ ꯂꯣꯏ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯇꯌꯥꯔ ꯇꯧꯔꯒ ꯂꯧꯊꯣꯛꯄꯁꯤ ꯇꯌꯥꯔ 3-4 ꯇꯧꯔꯦ ꯃꯣꯇꯣꯔꯕꯣꯠ ꯇꯧꯔꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯂꯐꯨꯗ ꯀꯩꯗ ꯑꯩꯈꯣꯏ ꯁꯥꯔꯒ ꯇꯧꯕ ꯌꯥꯕ ꯇꯧꯔꯤꯀꯣ ꯉꯝꯅꯕ ꯑꯩꯈꯣꯏ ꯇꯧꯖꯔꯤ ꯑꯗꯨ ꯌꯥꯔꯒꯗꯤ ꯁꯤꯒꯨꯝꯕ ꯃꯣꯇꯣꯔꯕꯣꯠ ꯑꯃꯇꯪꯒ ꯊꯥꯕꯤꯔꯛꯑꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟ ꯑꯅꯥ ꯅꯨꯄꯤ ꯑꯉꯥꯡ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯞꯅ ꯂꯥꯛꯄ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯒꯨꯝꯕꯗꯨ ꯌꯥꯎꯕꯤ ꯑꯗꯨꯒꯨꯝꯕ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯃꯇꯪꯒ ꯆꯪꯕꯤꯔꯛꯑꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯑꯩ ꯍꯧꯖꯤꯛ ꯁꯤꯁꯤꯅ ꯇ꯭ꯔꯤꯞꯁꯦ ꯌꯥꯝꯈꯠꯂꯛꯄ ꯃꯥꯜꯂꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯪꯕ ꯏꯁꯤꯡꯁꯤꯗ ꯉꯁꯥꯏꯒꯤ ꯇ꯭ꯔꯤꯞꯁꯦ ꯍꯟꯖꯟ ꯍꯟꯖꯟꯅ ꯆꯠꯂꯤ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯌꯥꯎꯕꯤꯔꯛꯑꯦ ꯆꯧ ꯏꯪꯕ ꯃꯥꯜꯂꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯌꯣ ꯃꯥ ꯉꯁꯥꯏꯗꯒꯤ ꯏꯪꯉꯕꯅꯦ ꯀꯥꯏꯗꯒꯤ ꯏꯪꯗ꯭ꯔꯣ ayuki
ꯑꯌꯨꯛꯀꯤ ꯄꯨꯡ 7ꯗ ꯇꯣꯔꯕꯥꯟ ꯀꯥꯏꯔꯦ ꯍꯥꯏꯕꯁꯤ ꯈꯪꯅꯕꯅꯤ ꯍꯧꯖꯤꯛꯁꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯈ꯭ꯋꯥꯡ ꯌꯧꯔꯦ ꯑꯗꯨꯒ ꯏꯚꯟ ꯊꯕꯥꯛ ꯌꯧꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯂꯦꯛ ꯊꯨꯡꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯕꯨ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯠꯇ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯈꯨꯔꯥꯏ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯃꯝ ꯂꯩꯀꯥꯏ ꯁꯂꯥꯟ ꯂꯩꯔꯛ ꯍꯥꯏꯇꯥꯔꯦ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯂꯣꯏ ꯊꯨꯝꯖꯤꯜꯂꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯛꯏꯕꯁꯤ ꯑꯩꯈꯣꯏꯒꯤ LDAꯅ ꯄꯤꯕ ꯕꯣꯠ ꯑꯃꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒ ꯂꯣꯏꯅꯅ ꯆꯪꯍꯟꯖꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯃ ꯎꯠꯊꯣꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯀꯤ ꯃꯤ ꯂꯥꯛꯑꯝꯗ꯭ꯔꯤ ASDOꯅꯤ ꯍꯥꯏꯖꯕ ꯃꯤ ꯑꯃ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯊꯦꯡꯉꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗꯁꯨ ꯑꯁꯨꯝ ꯄꯤꯔꯛꯈꯤꯕ ꯇꯥꯔꯒꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯒꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯨꯔꯥꯏ ꯁꯅꯥ ꯂꯩꯔꯛꯇꯒꯤ ꯀꯦꯞꯇꯦꯟ ꯄ꯭ꯔꯦꯝꯆꯥꯟ SKTV ꯅ꯭ꯌꯨꯁ ꯏꯝꯐꯥꯜ tama tawbiyo bota tunga lakpane do mising oina hapana phayena angangsing boarding na leiba angangsing selo thorakpa aduga yumdagi kogi itaima aduga ima kharasu thorakpanina hojik thore haiba tar makha dum kummaga thorage khoi sum chotpa chotlamina adubu government gi official amata mane basingi nakedi amta response lakta basim yam tenadre adubu masi ising chenselak podi lepana tamina mafamsi ipak ole pat ole haiba tare yeng phangmusi Imphal turelgi iselda akoina thadagiba miyamna sijanaba loiraga lemaukhak oina thadagiba bottle sing plastic ki lemaukhak polam mayama akoigi ising isau sida sen thara kanda turelgi kenosida akoigi makhong sida palla kanda senda bangam na palla kanda leiba mayam uba fangi ngarang degi horakanda ising isau thokko matam sida turelgi akoigi tongan turelgi tongan mafamda sariba thong sing asida akoigi plastic bottle gi thadaugi mayama paisalaga akoigi ꯆꯠꯊꯣꯛꯄ ꯉꯝꯗꯗꯅ ꯑꯩꯈꯣꯏꯒꯤ ꯆꯦꯟꯊꯈꯤꯕ ꯉꯝꯗꯗꯅ ꯄꯜꯂꯒ ꯂꯩꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏ ꯇꯨꯔꯦꯜꯗ ꯑꯩꯈꯣꯏ ꯑꯃꯣꯠ ꯑꯀꯥꯏ ꯂꯪꯊꯣꯛꯄ ꯑꯗꯨꯒ ꯃꯣꯠꯁꯟꯕꯒꯤ ꯍꯩꯅꯕꯤꯁꯤ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯗꯨꯅ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯔꯤꯉꯩ ꯊꯥꯗꯣꯛꯅꯕ ꯁꯤꯒꯨꯝꯕꯒꯤ ꯍꯩꯅꯕꯤꯁꯤ ꯑꯩꯈꯣꯏ ꯊꯥꯗꯣꯛꯄ ꯆꯨꯝꯃꯦꯅ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯈꯛꯇꯗꯁꯨ ꯑꯩꯈꯣꯏ ꯇꯥꯏꯅꯕ ꯌꯥꯗꯕ ꯑꯩꯈꯣꯏ ꯏꯁꯥꯒꯤꯁꯨ ꯊꯧꯗꯥꯡ ꯂꯧꯐꯝ ꯊꯣꯛꯄ ꯑꯗꯨꯒꯤ responsibility to punna lomina bama changi hoi hojik miyam ware ising isau nange awaba tare mafam kya da koi relief camp hangutuna miyam si sak phagadaba mafam da thangto kanda gi rescue operation ki thabak si kana sathari hojik su mafam kya da dumang sathari adu mafam kya da ising isau si makata na henjanna koi thoktana ba ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜꯒꯤ ꯂꯧꯅꯝꯕꯥꯜꯁꯤꯡ ꯑꯗꯨꯒ ꯇꯨꯔꯦꯜꯒꯤ ꯃꯄꯥꯟꯁꯤ ꯊꯤꯡꯅꯕ ꯃꯁꯤ ꯍꯦꯟꯅ ꯏꯁꯤꯡꯁꯤ ꯄꯥꯊꯣꯔꯛꯄ ꯊꯤꯡꯅꯕ ꯑꯗꯨꯒ ꯆꯦꯟꯊꯣꯔꯛ ꯀꯥꯏꯕ ꯌꯥꯕ ꯃꯐꯝꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯊꯣꯟꯖꯟꯗꯅ ꯑꯗꯨꯒ ꯂꯩꯉꯣꯏꯁꯤ ꯑꯩꯈꯣꯏ ꯑꯗꯨꯗ ꯄꯩꯁꯜꯂꯀꯥꯟꯗ ꯕꯣꯔꯥꯒꯨꯝꯕꯗ ꯍꯥꯞꯄꯀꯥꯟꯗ ꯄꯩꯔꯀꯥꯟꯗ ꯇꯨꯔꯦꯜꯒꯤ ꯂꯧꯅꯝꯕꯥꯜꯁꯦ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯕꯒꯤ ꯊꯕꯛ ꯑꯗꯨꯃꯛ ꯄꯥꯏꯈꯠꯄ ꯃꯐꯝ ꯀꯌꯥꯗ ꯊꯦꯡꯅꯩ ꯑꯗꯨꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯥꯊꯤꯅ ꯁꯣꯛꯄ ꯃꯐꯝꯁꯤꯡ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯌꯥꯎꯔꯤ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯤ ꯌꯦꯡꯉꯀꯥꯟꯗ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯌꯥꯝꯁꯤꯡꯁꯤꯒꯤ ꯀꯔꯤ ꯊꯕꯛ ꯄꯥꯏꯈꯠꯀꯗꯧꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯀꯔꯤ ꯔꯤꯂꯤꯞ ꯃꯦꯖꯔꯁꯤꯡ ꯑꯩꯈꯣꯏꯒꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯕꯒꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯈꯪꯅꯤꯡꯉꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯅꯤꯡꯉꯤ ꯃꯔꯤ ꯂꯩꯅꯕ ꯀꯟꯁꯔꯟ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯈꯪꯅꯤꯡꯉꯤ ꯑꯗꯨꯒ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯃꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯈꯪꯅꯤꯡꯉꯤꯁꯤ ꯑꯣꯀꯦ ꯅꯤꯂꯥ ꯂꯥꯏꯟꯗ ꯂꯩꯔꯦ ꯅꯤꯂꯥ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯁꯤ ꯀꯔꯥꯏꯋꯥꯏꯗꯅꯣ ꯑꯗꯨꯒ ꯀꯔꯝꯕ ꯐꯤꯕꯝꯅꯣ ꯍꯧꯖꯤꯛ ꯎꯕꯤꯔꯤꯁꯤ ꯑꯗꯨꯒ ꯃꯐꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯋꯥꯔꯣꯜ ꯃꯈꯣꯏ ꯀꯃꯦꯟ ꯀꯔꯤ ꯂꯩꯕꯤꯒꯦ ꯊꯝꯕꯤꯌꯨ ꯅꯤꯂꯥꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯣ ꯑꯣꯟ ꯇꯧꯕꯤꯔꯣ ꯇꯥꯕꯤꯔꯕ꯭ꯔꯥ ꯇꯥꯔꯦ ꯍꯥꯏꯕꯤꯌꯨ ꯃꯈꯥ ꯇꯥꯕꯤꯌꯨ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯅꯝꯕꯣꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯅꯝꯕꯣꯜ ꯁꯕ ꯂꯩꯀꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇꯅꯤ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯊꯨꯝꯕꯒꯤ ꯆꯥꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯂꯝꯃꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯐꯤꯕꯝ ꯈꯖꯤꯛꯇꯪ ꯍꯟꯊꯔꯛꯄꯒꯤ ꯃꯃꯤ ꯑꯗꯨ
ꯀꯩꯅꯣ ꯎꯕ ꯐꯪꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯃꯗꯒꯤ ꯋꯥꯐꯝ ꯈꯔ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯩ ꯃꯥꯁꯤꯡ ꯇꯧꯕꯗꯨꯗ SKTVꯕꯨ ꯇꯥꯛꯆꯔꯤ ꯑꯩꯒꯤ ꯃꯤꯡ ꯉꯥꯈꯝ ꯁꯔꯠꯁꯤ ꯂꯩꯀꯥꯏ ꯈꯨꯂꯛ ꯑꯁꯤꯒꯤ ꯑꯦꯛꯁ-ꯄ꯭ꯔꯁꯤꯗꯦꯟꯠꯅꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤ ꯍꯧꯈꯤꯕ ꯇꯥꯡ 8ꯒꯤ ꯑꯍꯤꯡꯗꯒꯤ ꯆꯨꯔꯛꯈꯤꯕ ꯅꯣꯡꯅ ꯑꯃꯨꯛꯇꯅ ꯌꯥꯝꯅ ꯑꯍꯦꯟꯕ ꯅꯣꯡꯖꯨ ꯑꯣꯏꯈꯤꯕ ꯃꯔꯝ ꯑꯁꯤꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ 12:30 ꯑꯗꯥꯏ ꯐꯥꯎꯕꯗ ꯑꯩꯅ ꯂꯦꯞꯆꯔꯤꯕ ꯖꯒꯥ ꯁꯝ ꯅꯥꯀꯟ ꯊꯪꯕꯁꯤꯃ ꯁꯨꯝ ꯋꯥꯔꯣꯏ ꯆꯤꯡ ꯇꯋꯥꯎꯁꯤꯡꯗꯒꯤ ꯐꯨꯊꯔꯛꯄ ꯏꯁꯤꯡꯁꯤꯅ ꯌꯨꯝ ꯀꯩꯁꯨꯝ ꯆꯠꯗꯕ ꯌꯥꯗꯗꯅ ꯃꯃꯥꯡꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯅꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯥꯏꯠ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯥꯎꯔꯦꯝ HIB ꯔꯣꯗꯁꯤꯗꯒꯤ IB ꯔꯣꯗꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯊꯪꯕꯁꯤꯅ ꯉꯁꯤ ꯏꯃꯣꯠꯁꯤꯗ ꯄꯨꯁꯤꯜꯂꯀꯥꯟꯗ ꯉꯁꯤ ꯑꯍꯤꯡꯗꯒꯤꯗꯤ ꯑꯃꯨꯛ ꯌꯨꯝꯗꯤ ꯊꯨꯝꯖꯤꯟꯈ꯭ꯔꯦ ꯌꯨꯝ ꯊꯨꯝꯕ ꯍꯥꯏꯕꯗꯤ ꯐꯃꯨꯡ ꯃꯇꯣꯟ ꯐꯥꯎꯕ ꯊꯨꯝꯖꯤꯟꯈꯤꯕ ꯑꯗꯒꯤ ꯉꯥꯒꯤ ꯐꯥꯝ ꯑꯗꯒꯤ ꯆꯥꯛ ꯊꯣꯡꯐꯝ ꯂꯩꯇꯕ ꯁꯟꯐꯧ ꯍꯨꯏ ꯑꯣꯟꯊꯣꯛꯅ ꯌꯥꯝ ꯁꯥꯊꯤꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯈꯟꯗꯕ ꯋꯥꯠꯄꯗꯒꯤ ꯁꯪꯁꯥꯔ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯍꯤꯡꯍꯟꯒꯦ ꯍꯥꯏꯇꯥꯔꯗꯤ ꯃꯤꯑꯣꯏꯕꯅ ꯑꯩꯈꯣꯏ ꯈꯨꯠꯇ ꯂꯩꯔꯤꯕꯁꯤ ꯑꯃꯇꯪ ꯈꯟꯕꯤꯗꯕ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯗꯒꯤ ꯃꯌꯥ ꯀꯠꯄ ꯑꯗꯨꯅ ꯁꯦꯜꯐ ꯀꯦꯂꯥꯃꯤꯇꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯍꯧꯖꯤꯛ ꯈꯪ ꯆꯪꯅ ꯋꯥꯕꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯅꯨꯡꯗ ꯄꯤꯛꯆꯕ ꯃꯅꯤꯄꯨꯔ ꯔꯥꯏꯖ ꯑꯁꯤꯃꯨꯛ ꯋꯥꯕꯗꯤ ꯂꯩꯔꯝꯃꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯂꯩꯄꯥꯛꯀꯤ ꯑꯣꯏꯕ ꯁ꯭ꯇꯦꯠꯁꯤꯗ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯁꯤꯁ ꯃꯌꯥꯝ ꯑꯃ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗꯗꯤ ꯗꯤꯁꯑꯣꯔꯗꯔ ꯗꯤꯁꯄ꯭ꯂꯦꯁ ꯑꯣꯏꯗꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡ ꯁ꯭ꯀꯨꯜ ꯊꯨꯝꯖꯤꯜꯂꯛꯄ ꯃꯈꯣꯏꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯂꯩꯐꯝ ꯆꯥꯐꯝ ꯃꯈꯣꯏ ꯂꯣꯏ ꯆꯣꯠꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕꯁꯤꯡꯁꯤ ꯎꯕꯤꯔꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯑꯁꯤꯅ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯁꯣꯊꯔꯕ ꯋꯥꯔꯕ ꯑꯋꯥ ꯑꯅꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯒꯤ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯁꯤ ꯌꯥꯝ ꯐꯖꯅ ꯄꯥꯡꯕꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯆꯥꯅꯤꯡꯉꯥꯏꯇꯕ ꯑꯗꯩ ꯆꯥꯛ ꯊꯣꯡꯅꯕ ꯒ꯭ꯌꯥꯁ ꯂꯩꯇꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯅ ꯈꯥꯡꯒ ꯋꯥꯡꯒ ꯑꯃꯁꯨꯡ ꯄꯨꯅꯗꯅ ꯁꯟ ꯊꯝꯕ ꯂꯩꯇꯕ ꯍꯨꯏ ꯊꯝꯕ ꯂꯩꯇꯕ ꯍꯧꯗꯣꯡ ꯊꯝꯕ ꯂꯩꯇꯕ ꯑꯗꯒꯤ ꯏꯁꯤꯡꯗ ꯇꯥꯔ ꯁꯤꯔꯝꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯁꯤꯅ ꯁꯔꯀꯥꯔ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯌꯥꯔꯤꯈꯩ ꯑꯊꯨꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯑꯣꯏꯔꯀꯥꯟꯗ ꯃꯌꯥꯝꯁꯤꯡꯒꯤ ꯑꯋꯥꯕꯁꯤ ꯈꯪꯕꯤꯌꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯁꯔꯀꯥꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯁꯤꯡ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯒꯤ ꯑꯗꯨꯒꯨꯝꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯂꯥꯛꯇ꯭ꯔꯤ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯚꯣꯂꯟꯇꯤꯌꯥꯔꯁꯤꯡꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ओके नीला थागतचरी अखोगी बिष्णुपुर डिस्ट्रिक्ट की तोान तोानबा मफमसिंगदगी लेरिबा हौजिक अखोई थोइबा इसिंग इचाउसिगी ओइरिबा फिबम अदुगा मियामना करी खुदोंचादब मायoknari करी थबक पाइखत हनिंगी लेंगाकी माइखैदगी अदुगा खुदकी ओइना करी दरकार ओइरि करी मथौ तारे हाइबसिंग अखोगी तोान तोानबा मोटसिंग अखोई थंबिबा अदुगा हौजिक लेरिबा फिबमसिंग अदुगा विजुअल उरिबसिदा अदुमक याम फजना अदुमक खंगबा ngame maramdi अखोगी अयाम मफमसिंगदा हौजिक इसिंग इचाउगी फिबमसी थोइना फगतपु ओइद्रे अदुना मियाम याम चाउन खुदोंचादब मायoknari हाइबा वाफमसिनी लोइनना मफम क्यादगी अखोगी वानतोन मफमसिंगदगी अखोगी वीडियो जर्नलिस्ट सिंगना अखन खुदकी ओइबा रियल टाइम कवरेज पिबिबा अदुगा मियामगी हौजिक लेरिबा खुदोंचादबसिंग अखोगी लमदमसिगी मियामदा खंगनदुना मिनाकोंग ओहेनबिबा अदुगा हौजिक स्टेट असिगी ओरिबा इसिंग इचाउगी फिबम सिनी सिमाइन तौरी हाइबदु चपचाना अखोई मियामदा थंबिबदा मतेंग पांगबिखिबा लोइनना अखोगी SKTV की एडिटर राजमुंग होंबम लोइनना टेक्निकल की वीडियो एडिटिंग की पुनमक अखोगी सपोर्टिव स्टाफ पुनमपु अखोगी अमुखना थागचौ फोंदोक्चरी ngasi रियल टाइम कवरेज एंड मपुंग फानबिबा अदुगा लमदमसिगी मियाम SKTV न्यूज़ पु येंगबिरिबा अदुगा लाइव सिबु येंगबिरिबा मियाम बुसु अमुखना अखोई थागचौ फोंदोक्चरी मियाम दा लमदमसिगी इसाउगी फिबम अखोई मखा ताना दुमक अखोई अपडेट तौनबा अखोई SKTV ना सेम सादुना लेजरी SKTV बु मीडिंग तादुना लेबियो अनौनौबा इपाउ अखोई मियामदा खुदो तौनबा SKTV ना मतम पुनमक्ता लेजरी हाइबसि थमजरगा ngasi रियल टाइम कवरेज पिजरिबा कुमनेम जेंटलना अमुकना खुरुमजबगलुना कारेन मुथां निजरी